yenge sang yeng mai tauge nangonda tumin layuko ai sang yenge wangang bayaro wangang bayate ko na haraga mangonda hainada bali cha se chat toi honara paneba apimron je lokthora aga magi keno nupa ge bangsang thong je ko yang pimcha ogan troga tuga hainada baje tawrakpa adu Nupimsa je law bazungamda mazungamda moidi sagai da leiba mayam su yam ki na chatleba mama ga pa ga drum mima na drabani na ko mayam ki na chatleba duga kaino jina mandom jam khang Epom Media is not affiliated with any crowdfunding campaigns discussed on this podcast. These campaigns are run by individual campaigners and viewers participate at their own risk. Every action taken is the viewer's sole responsibility. Epom Media will not be held accountable for any consequences. Our platform focuses on social discussion and promoting a crime-free society. We do not endorse or participate in crowdfunding activities. By watching, you acknowledge and agree to these terms. Mayam Bukurumjari and a very good evening. Epom Media Myang Tabir Pumamakpo Ahan Mamaktada Suraj Khongban Tabam Nataram Nokchari. Ngasi Sumayam Gidamakta Epom Media na Series 9 Puthokchari ba every Wednesday amadi Saturday Puthokchari ba Crime Diaries Humpuga Mari Suba episode Yengbiriba Singbu Taram Nokchari amadi Kai Kumnabu Chari Lona Anoba Chahina Lakpasida Mayambu Amukahana Epom Media gi Maikai dagi Yaifamangol Pizari Anoba Chahi Lakpasida Ekoi Manipur su Crime Diaries ki Ekoi Moto Oizari ba Crime Mitigate Toba Ekoi every nook and corner da message si Pimi Naraga Crime Mitigate Toba Sida Yamna Ichang Toba Madi Manipur da Crime Yamna Handaba Amo Ohiminasi Habasima Mayamna Thamzage Anoba Chahina Lakpada Mayamsi Nungaiba Yaifabangato Ohiminasi Lona Mayamsi Ekoi Saugat Minaraga Manipur si Amuktangdi Mimangda Ekoi Yamna Phaba Lamdam Amani Aphaba Jinjang Kanjang Daba Aphaba Lamdam Amani Habasi Utpa Ngamnabagi Pandam da Mayam Sit Thaminasi Habasi Mathamzage Lona Nangasi su Epom Media na Mayam Gidamakta Puthokchariba Crime Diaries Humpumari Yoksilakpa si Adukimatik Nungaizai Amadi Anoba Chahi Lakpa Sida Ekoi su Anoba Kayama Mayam Gidamakta Ahen ba Crime Diaries ki Yamna forceful oiba yam impactful oiba Kayama Puduna Lakchage Mayam Sungsoi Soidana Ekoi gi Epom Media na Puthokchariba Crime Diaries like Amadi share Tobiraga Ahen ba viewers Ekoi Puthongminasi aduga Ekoi ahenba viewers mayam dudagi every nook and corner akoina share tominaraga Manipur dagi crime mitigate taunaba amadi Ekoi Manipur sidagi crime si sunglai leitaba yamna healthy society ama oibada mayam gi su achoba thodang lebana maram oiraga mayam gi achoba thodang dumasu pina biu haina thamjage lonena ngasigi Crime Diaries ki humpumari suba episode sidasu series 9 na sponsor tobirakliba mayamda amuktanga khanghanjage Lairen Jewelers ki ahan bada Ekoi hana su tumaga haizari Sagol Banipa Kaithel Ani Suba Outlet na Kwakaithel Sector Road Thauda Bhabok Laikai da Leibasida Ekoi Mayamna Lengsin Biraklaga Ekoi Isagi traditionally designed oiraba dugumlaba Yamna 100% guaranteed oiraba Ekoi quality lairaba sana singsi Ekoi na apamba khanbiraga Ekoi lifestyle change tobiu lifestyle upgrade tobiu amadi elegance oina Ekoi punsi model se leibiu haina thamjage loina na ngasigi Ekoi episode si humpumari yoropasida su disclaimer haijaba tare Ekoi Crime Diaries ki machada moina mayamda Ekoi na phongdok chariba Crime Diaries ki disclaimer haibadi 18 years ki below minor singna avoid to honminasi aduga Ekoi Crime Diaries haibasi mayamgi education amadi awareness amadi Ekoi na sina educate taunabagi pandamna thamjabani legal platform na chade haibasi masu mayamda Ekoi na phongdok chari na hongnana loinana Ekoi Crime Diaries ta mamangda su adumak Ekoi na thamjakhiba admission open for National Forensic Sciences University gi samna hairabada NFSU haibasi Ekoi yamna Ministry of Home Affairs ki makhada National Forensic Sciences University gi courses ani Ekoi PG diploma 6 months ke certified oibi ho haina Ekoi na thamjakhibadu mayamda amuka Singzari habadi 6 months ke diploma PG course sida ahanba Ekoi course crime scene management the interested oiba singna 6 months ke diploma course ma sungsoi dana passion biu yamna kanaba lakani aduga Ekoi crime scene management sida makhoina thambirak pasi Ekoi training manungda Ekoi courses ke manung sida Ekoi ground realities ta leiba crime fact findings mayam ama Ekoi real life ta thopa mayam sida su Ekoi experiment to honbagi khudong chaba pigani
hainasu takpirai loinana ngasigi crime scene management gi courses sida aikogi eligible oibasina science graduate pu oiragadi adumak PG diploma professional course se aikogi chathabiba yare aduga certified oibiba yare haina thamjage ani suba course tana cyber crime investigation sidana eligibility se kitang technical oi haibadi BTech natraga BE natraga BSc computer science oiragadi adumak yare haina takpiri loinana akogi course anisi apamba chanaba khanbiraga akogi 6 months ki PG diploma professional course simagi certified obu haina thamjage loinana mayamda akogi anoba chahi lakpasida anoba asa anoba mangal kaya ama puthok minaraga akogi ipomedia na paring naina mayamgi damakta crime diaries haina every Wednesday amdi Saturday puthok chari basi mayamgi support mayamgi likes mayamgi comments sungso shoyan to bira u haina thamjage ngasigi ipomedia na series naina puthok chari ba crime diaries ki Humpu mari suba episode ki damakta su mayam gi damakta Ozaro Bitalima studio leisinduna leizare aduga ngasigi ozana topic si thambiri basi haidok howdabagi China haina hairi haido howdabasina China haibadi akhoi mioi ba base mafam matamgi matungina akhoi na haihoba haiba yadaba haiba kayama lei haibasima sigi topic sina akhoi takadaba mali aduga akhoi crime se kamain relate tobano haibaduma ozadage tumaina khangmina si aduga ipomedia na mayam gi damakta puthokchari ba crime diaries 64 suba episode yengbirip sing thaga chari loinena ngasigi oinasu akhoi gi ngasigi ahan ba chahi sigona mayam ahen ba comments kaya ma thambira u aduga likes kaya ma su pibira u ahen ba subscriber kaya ma su akhoi gi viewers si hengat hansi haibasima akhoi thamjage aduga ngasigi humpumari suba episode ki damakta mayam ozabu studio da lengsin birak labanina oza mayam amtang ongmina si ozabu taram nokcheri oza ngasigi akhoi episode si humpumari sujilakle anoba chahi su la e aduga anoba chahi sida anoba kaya ama su akhoi puthokmina si haiba wakhalonda akhoi na phongdok chaningi aduga ngasigi ozagi topic haidok howdabagi China sina karama mongda relate toropano haibadum su ozagi wakhalon thambioza ahan maktada ipomedia gi subscribers sing aduga crime diaries ki viewers sing ai koknona kurumjari aduga suras pusu ai maikadi taram noksari thagat cheri ipomedia bu soina thagat chari ado kano je ngasi je aina ilaiba phi je sigana hairake hoi ngamu khigi homda inau nupi kiran bala yai polam lai ningon ko lai manai ningol aduga yai pong thada empan ba khigi homda magi ipanu pa magi maproiba Rajesh moi Rajesh ki tukal haidna haru yar yam sauna yai pok lai manai da phambasigi mabani sina Rajesh ki ipwa Rajesh gi mapok numit ki mateng pang bala ambasida numito tul train thoyam zu tul awang mi lak ba phamna ba moi angang si chakchana ba phamna ba je sine gas cylinder ne filter ne adai koi gi home da lei ba che naw sing gi phi tha ba sana tha ba yam phajaba mong ko pirame aduda ai ju si ma tang ise di lai tin yam ning ba kan bane na naw bi kiran bala duna sima pubire sima teng pibiram bane adai na nungsi mandana ngasi je sesarak bani ado numitugi nga do yam sawani koi napi sabi da pisalak tan ne amana thonge adu ju thongba ngamde tangkhai am tang thonge adu nga amaga tangkhai na mu kharam na tawre kharam na yai re numit mom ni ma hin manga ni chanai ba ko ado yam thagasari inaw nupi kiran bala ko ado ngasi de nungsi da inaw gi phi je sesarak bani duga ngasigi wari je ai yam nungaite magi thamoi jidane yam sakna mana lelammi habji ko sanga ba matam gi wari ni mama sadi hujiti sahi aingon dagi halli sahi yang nipuga nipan mu mai chura ni ko isia je ado yam sangna magi mana class 9 10 sai karak pada thoki ba thodok yam angang oi ngai dagi mai masagi sahi nipan ma pan sai di tholaki ba thodok chi wari jingje mana haidok pa ji ngam howdabagi ko yam wana khangak aga mana khoigi leitaba lairabana khoigi ina khunba bu ki ba adagidi mama mapa na tai sadaba imung na ko khoigi mama pa changchang launa leiba singbu ki ba sina mangonda pidon ba masa mo ina haidokdraga ngasidi masa mathanda makok se nungai draga laina oiraga mano hojik khoigi guli sa ba makok ki laina leiba nupi mo oyhoba phungalaga ningjangaga phungalaga aduga ngasidi aingonda aduna phajana ise aduna libala ambane ba phajana lirame ado ai jam nungaite ai yam phajana dum lijarake mayam da ko hoi mayam gi khoigi wari jing je taruraga ne
ꯍꯥꯏꯗꯣꯛꯇꯅ ꯈꯪꯖꯟꯈꯤꯕ ꯃꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯊꯣꯛꯈꯤꯕ ꯔꯦꯞꯀꯤ ꯃꯣꯂꯦꯁꯀꯤ ꯑꯗꯩꯗꯤ ꯃꯄꯥꯅ ꯑꯗꯒꯤꯗꯤ ꯃꯥꯝꯇꯣꯟꯅ ꯑꯗꯩ ꯃꯈꯨꯔꯥꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯒꯤ ꯋꯥꯔꯤ ꯂꯤꯊꯣꯛꯅꯔꯛꯄꯁꯦ ꯁꯤꯗ ꯃꯥꯁꯨ ꯈꯥꯡꯕ ꯉꯝꯗꯗꯅ ꯂꯤꯕ ꯆꯦꯜꯂꯛꯄꯅꯦꯕꯀꯣ ꯑꯗꯣ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯋꯥꯅꯁꯨ ꯂꯥꯛꯈ꯭ꯔꯖꯥꯠꯅꯤ ꯃꯥꯅ ꯂꯥꯛꯏꯁꯦꯀꯣ ꯑꯗꯨꯒ ꯃꯥꯁꯦ ꯁꯨꯝ ꯃꯀꯣꯛꯀꯤ ꯋꯥꯈꯜ ꯂꯩꯅꯥꯁꯦ ꯂꯩꯕꯅꯤꯅꯅꯦ ꯄꯪꯖꯜꯂ ꯂꯨꯝꯖꯜꯂꯒ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯒꯁꯦ ꯃꯊꯣꯡ ꯈꯪꯗꯕ ꯂꯝꯃꯥꯡꯅꯕ ꯑꯗꯨꯅ ꯃꯥꯁꯦ ꯃꯄꯥꯟꯁꯨ ꯊꯣꯛꯍꯟꯗ꯭ꯔꯕꯅꯦꯕꯀꯣ ꯃꯥꯒꯤ ꯀꯩꯅꯣꯁꯤꯅ ꯃꯥꯗꯤ ꯃꯄꯨꯔꯣꯏꯕꯒꯗꯤ ꯈꯥꯏꯅꯔꯒ ꯃꯆꯥꯗꯨꯒ ꯂꯩꯕ ꯑꯗꯣ ꯃꯥꯁꯦ ꯃꯄꯥꯟ ꯊꯣꯛꯍꯟꯗ꯭ꯔꯦꯕ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯅꯀꯣ ꯃꯕꯨꯡꯁꯤꯡ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯗꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯏꯕꯦꯝꯃ ꯏꯅꯥꯎ ꯅꯪ ꯑꯩꯒꯤꯗꯃꯛꯇꯗꯤ ꯅꯣꯏ ꯌꯨꯝ ꯍꯦꯛ ꯌꯧꯔꯛꯇ꯭ꯔꯤꯐꯧ ꯐꯣꯟ ꯄꯥꯏꯕꯤꯌꯨꯀꯣ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯕꯁꯦ ꯑꯩ ꯍꯣꯔꯦꯟ ꯑꯗꯨꯝ ꯀꯥꯎꯈ꯭ꯔꯗꯕꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯐꯣꯟꯁꯦ ꯄꯥꯏꯔꯒ ꯑꯩ ꯄꯥꯔꯀꯤꯡ ꯌꯧꯔꯛꯑꯦꯅ ꯑꯃꯨꯛ ꯇꯧꯔꯛꯄ ꯑꯗꯨꯗ ꯆꯠꯄꯤꯔꯣ ꯁꯣꯝꯒꯤ ꯑꯣꯛꯇꯣ ꯇꯣꯡꯕꯤꯔꯣ ꯁꯤꯗ ꯀꯨꯝꯕꯤꯔꯣ ꯀꯣꯡꯕꯒꯤ ꯑꯣꯛꯇꯣꯗ ꯈꯥꯝꯕꯅ ꯍꯥꯏꯔꯀꯥꯟꯗꯅꯦ ꯌꯥꯝ ꯋꯥꯅ ꯑꯩꯒꯤ ꯌꯨꯝ ꯌꯧꯔꯛꯄꯐꯥꯎ ꯐꯣꯟ ꯄꯥꯏꯅꯔꯒꯅꯦ ꯃꯥꯅ ꯂꯥꯛꯏꯁꯦ ꯂꯝꯕꯤ ꯃꯥꯡꯗꯅꯕꯒꯤꯀꯣ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯅ ꯂꯤꯔꯝꯃꯤ ꯋꯥꯔꯤꯁꯦꯀꯣ ꯑꯩ ꯂꯤꯖꯔꯛꯑꯒꯦ ꯃꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯃꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯁꯦ ꯃꯣꯏꯒꯤ ꯏꯃꯨꯡꯁꯦ ꯋꯥꯏ ꯑꯗꯨꯒ ꯃꯣꯏ ꯏꯃꯥꯒ ꯕꯕꯥꯒꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯉꯥꯎꯔꯒꯅꯦ ꯊꯕꯛꯇꯤ ꯄꯪꯁꯨꯗ ꯁꯨꯕ ꯑꯗꯨꯒ ꯄꯨꯔꯥ ꯉꯥꯎꯔꯒ ꯁꯣꯔꯣꯛ ꯆꯠꯂꯕ꯭ꯔꯁꯨ ꯅꯠꯇꯕ ꯃꯤꯅꯅꯦ ꯁꯤꯁꯨ ꯍꯥꯏꯔꯤꯉꯩꯗꯤ ꯁꯨꯕ ꯑꯗꯨ ꯃꯊꯟꯇꯅ ꯁꯨꯕꯗꯤ ꯍꯩꯇꯕ ꯑꯗꯨꯃꯥꯏꯅ ꯃꯣꯏꯒꯤ ꯕꯥꯆꯧꯁꯤꯅ ꯃꯣꯏꯁꯦ ꯄꯨꯂꯞ ꯄꯨꯜꯂꯒ ꯂꯩꯔꯝꯃꯦꯕ ꯕꯥꯆꯧꯗꯤ ꯃꯄꯥꯒꯤ ꯃꯌꯥꯝꯕꯁꯤꯅꯀꯣ ꯑꯗꯨꯒ ꯃꯣꯏꯁꯦ ꯄꯨꯂꯞ ꯄꯨꯜꯂ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯕꯥꯆꯧꯁꯤꯅ ꯑꯗꯨꯝ ꯉꯁꯤꯗꯤ ꯂꯧ ꯀꯨꯝꯁꯤ ꯂꯧꯗ ꯆꯠꯁꯤ ꯍꯥꯏꯔꯁꯨ ꯃꯣꯏꯁꯦ ꯆꯠꯃꯤꯟꯅꯕ ꯑꯗꯩ ꯅꯕꯥꯅꯤ ꯕꯥꯆꯧꯗꯨꯅꯕꯨꯗꯤ ꯃꯅꯥꯎꯄꯥꯒ ꯃꯅꯥꯎꯄꯤꯒ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯦ ꯂꯨꯅ ꯇꯧꯖꯩꯕꯀꯣ ꯃꯤꯃꯥꯟꯅꯗ꯭ꯔꯕꯅꯤꯅ ꯑꯗꯩ ꯕꯥꯆꯧꯒꯤ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯁꯤꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯕꯥꯆꯧꯁꯤꯅ ꯑꯗꯨꯝ ꯃꯣꯏꯒꯤꯁꯨ ꯑꯃꯨꯛ ꯕꯥꯆꯧꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯌꯦꯕ ꯆꯦꯆꯧꯕꯤꯅ ꯃꯣꯏꯅ ꯀꯧꯋꯦꯕꯀꯣ ꯑꯗꯣ ꯆꯦꯆꯧꯕꯤꯁꯤꯗꯤ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯃꯇꯝꯗꯨꯗꯀꯣ ꯆꯦꯆꯧꯕꯤꯁꯦ ꯑꯗꯨꯒ ꯃꯣꯏꯁꯤ ꯃꯥꯅ ꯑꯃꯨꯛ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯉ ꯈꯣꯠꯂ ꯃꯣꯏ ꯃꯌꯥꯝꯁꯨ ꯂꯣꯏ ꯆꯦꯛꯀꯣꯟ ꯅꯥꯀꯣꯜꯂꯦꯕ ꯑꯗꯣ ꯃꯣꯏꯒꯤꯅ ꯑꯃꯨꯛ ꯃꯥꯒꯤ ꯃꯕꯨꯡ ꯑꯃꯒ ꯑꯗꯒꯤꯗꯤ ꯃꯅꯥꯎꯄꯤ ꯑꯃꯒ ꯃꯣꯏ ꯏꯃꯨꯡꯒꯤꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯅꯦꯕ ꯕꯥꯆꯧꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯅ ꯁꯨꯞꯅꯒꯤ ꯆꯦꯆꯧꯕꯤꯁꯤ ꯈꯛꯇꯅꯦꯕ ꯑꯗ ꯆꯦꯆꯧꯕꯤꯁꯤꯅ ꯂꯣꯏꯅ ꯊꯣꯡꯉ ꯊꯥꯛꯑꯒ ꯏꯃꯨꯡꯁꯦ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯒ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯦ ꯃꯈꯨꯔꯥꯒ ꯃꯗꯣꯝꯆꯥꯒ ꯊꯣꯛꯑꯦꯀꯣ ꯆꯦꯆꯧꯕꯤꯒꯤꯗꯤ ꯁꯤ ꯏꯔꯨꯖ ꯃꯥꯏꯊꯖꯤꯕ ꯈꯥꯇꯣꯟ ꯏꯔꯨꯖꯁꯦ ꯏꯟꯗꯣꯝꯆꯥ ꯏꯔꯨꯖꯊꯣꯛꯑꯣ ꯍꯥꯏꯔꯒ ꯆꯦꯆꯧꯕꯤꯁꯤꯅ ꯑꯃꯨꯛ ꯃꯃꯥꯁꯦ ꯃꯁꯝ ꯍꯥꯠꯄꯤꯗꯅ ꯏꯔꯨꯖꯗꯅ ꯐꯤ ꯍꯣꯡꯗꯅ ꯑꯗꯩ ꯃꯣꯏꯗ ꯅꯪꯅ ꯋꯥꯏ ꯆꯤꯜꯂꯣ ꯅꯪꯅ ꯑꯗꯨ ꯃꯅꯥꯎ ꯃꯌꯥꯝꯁꯦ ꯃꯥ ꯆꯦꯆꯧꯕꯤꯁꯤꯅ ꯂꯣꯏ ꯆꯦꯛꯀꯣꯟ ꯅꯥꯀꯣꯟꯅꯔꯒ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯕ ꯏꯃꯨꯡ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅꯗꯤ ꯃꯣꯏ ꯁꯥꯒꯩ ꯅꯥꯇꯩ ꯂꯩꯔꯤꯕꯁꯦ ꯁꯤꯅꯗꯤ ꯀꯩꯅꯣꯝ ꯍꯦꯛ ꯃꯥꯁꯦ ꯈꯠꯅꯔꯨꯕꯗꯅꯦ ꯍꯦ ꯑꯉꯥꯎꯕꯤ ꯃꯆꯥ ꯅꯄꯥ ꯑꯉꯥꯎꯕꯤ ꯃꯆꯥ ꯍꯦꯛ ꯍꯥꯏꯕꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯀꯣ ꯃꯣꯏꯗ ꯈꯣꯟꯗꯥ ꯐꯖꯗꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯗꯤ ꯃꯥꯁꯦ ꯑꯃꯨꯛ ꯈꯜꯂꯦꯒ ꯃꯣꯏ ꯕꯕꯥꯗꯨꯗꯤ ꯃꯣꯏꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄꯗ ꯅꯥꯔꯒ ꯑꯗꯨꯝ ꯂꯩꯈꯤꯗ꯭ꯔꯦꯕꯀꯣ ꯑꯗꯩ ꯃꯣꯏ ꯏꯃꯥꯁꯤꯗꯤ ꯂꯩꯌꯦꯕ ꯑꯃꯨꯛ ꯍꯧꯖꯤꯛꯁꯨ ꯂꯩ ꯃꯣꯏ ꯏꯃꯥꯁꯤꯗꯤꯀꯣ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯆꯦꯆꯧꯕꯤꯁꯦ ꯈꯜꯂꯦꯒ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈ꯭ꯔꯦꯕ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈ꯭ꯔꯦ ꯃꯥꯁꯤ ꯑꯗꯨꯒ ꯃꯥꯅ ꯃꯌꯨꯝ ꯄꯥꯜꯂꯤꯕ ꯆꯦꯆꯧꯕꯤꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯃꯁꯛꯁꯨ ꯐꯖꯩ ꯂꯥꯏꯔꯤꯛꯁꯨ ꯍꯩ ꯑꯗꯨꯒ ꯃꯥꯅ ꯃꯌꯨꯝ ꯄꯥꯜꯂꯤꯕ ꯏꯃꯨꯡꯁꯤꯗꯤꯅꯦ ꯃꯥꯒ ꯆꯥꯟꯅꯗꯦꯕ ꯆꯦꯆꯧꯕꯤ ꯍꯣꯏꯒꯤꯗꯤ ꯏꯆꯝ ꯆꯝꯅ ꯁꯨꯔ ꯆꯥꯕ ꯏꯃꯨꯡꯅꯦꯕ ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯔꯥꯏꯕꯛꯁꯦ ꯐꯈꯤꯗꯅꯅꯦ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯂꯧꯋꯦꯕ ꯌꯥꯝ ꯏꯅꯥꯛ ꯈꯨꯟꯕ ꯃꯣꯏꯒꯗꯤ ꯌꯥꯝ ꯈꯦꯠꯅꯔꯦ ꯃꯌꯨꯝ ꯃꯀꯩ ꯄꯨꯔꯥ ꯗꯂꯥꯟ ꯀꯣꯟꯅꯨꯡꯅꯤ ꯂꯨꯍꯣꯡꯕ ꯆꯠꯄꯁꯤꯗꯅꯦ ꯃꯌꯥꯝꯁꯤꯅ ꯉꯥꯡꯅꯩ ꯏꯁ ꯃꯥꯗꯤ ꯑꯟꯊꯣꯛ ꯃꯔꯥꯏꯕꯛ ꯐꯈ꯭ꯔꯦꯅ ꯃꯤꯒꯤ ꯃꯤꯅꯥꯏ ꯃꯤꯁꯟ ꯊꯝꯃꯗꯅꯅꯦ ꯑꯗꯩꯗꯤ ꯀꯥꯔ ꯊꯧꯕ ꯈꯣꯠꯄ ꯂꯣꯏ ꯊꯝꯃꯒ ꯀꯩꯅꯣꯝꯗ ꯂꯩꯕ ꯏꯃꯨꯡꯗꯅꯦ ꯃꯥꯅ ꯄꯥꯜꯂꯨꯔꯤꯁꯦꯀꯣ ꯑꯗꯣ ꯃꯁꯛ ꯃꯇꯧꯁꯦ ꯌꯥꯝ ꯐꯖꯕꯅꯤꯅꯅꯦ ꯍꯧꯖꯤꯛꯀꯤ ꯑꯣꯐꯤꯁꯥꯔꯁꯤꯅ ꯇꯥꯞ ꯂꯥꯎ ꯂꯥꯛꯈꯤꯕꯅꯦꯕ ꯃꯣꯏꯒꯤ ꯂꯝꯁꯤꯗ ꯃꯣꯏꯅ ꯊꯕꯛ ꯑꯃꯈꯛ ꯀꯩꯒꯨꯝꯕ ꯄꯥꯡꯊꯣꯛꯀꯦ ꯍꯥꯏꯕꯒꯤ ꯁꯔꯚꯦ ꯑꯃ ꯂꯥꯛꯄꯗ ꯆꯦꯆꯧꯕꯤꯁꯤꯅ ꯐꯤ ꯍꯧꯕ ꯆꯠꯄꯗ ꯃꯁꯝ ꯃꯅꯥꯅ ꯁ꯭ꯋꯥꯏ ꯌꯧꯔꯒ ꯊꯣꯛꯄꯁꯤꯗ ꯐꯖꯃꯟꯈꯤꯗꯅ ꯃꯥꯅ ꯍꯥꯏꯔꯒ ꯃꯃꯥ ꯃꯄꯥ ꯊꯥꯔ ꯑꯗꯨꯝ ꯍꯥꯏꯔ ꯍꯣꯡꯈꯤꯕꯅꯦꯕ ꯑꯗꯣ ꯃꯃꯥ ꯃꯄꯥꯅꯁꯨ ꯏꯆꯥꯅꯕꯨ ꯄꯥꯝꯃꯗꯤ ꯀꯔꯤꯝ ꯀꯥꯏꯗꯦꯅ ꯄꯩꯁꯥꯒꯁꯦ ꯃꯌꯥम ꯄꯤꯔꯛꯑꯒ ꯑꯑꯣꯡ ꯑꯑꯣꯟꯁꯦ ꯃꯣꯏꯒꯤ ꯆꯥꯅꯅꯕꯁꯦ ꯂꯥꯡꯉꯛꯑꯣꯅ ꯃꯣꯏꯅ ꯑꯣꯏꯅ ꯑꯑꯣꯡ ꯑꯑꯣꯟꯁꯦ ꯂꯣꯏꯅ ꯂꯩꯔꯒ ꯊꯤꯜꯂꯛꯑꯦꯗꯅ ꯁꯣꯝꯗ ꯊꯤꯜꯂꯛꯍꯜꯂꯦꯗꯅ ꯑꯗꯨꯒ ꯍꯥꯞꯄꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕ ꯑꯗꯨꯅ ꯑꯗꯩ ꯑꯃꯨꯛ ꯆꯦꯆꯧꯕꯤꯒꯤ ꯅꯨꯄꯥꯁꯤꯁꯨꯅꯦ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯃꯁꯛ ꯃꯇꯧ ꯐꯖꯩ ꯂꯦꯝꯃꯤ ꯋꯥꯡ ꯆꯥꯎꯗ ꯃꯁꯥ ꯃꯎ ꯁꯦꯠ ꯅꯥꯜꯂꯤ ꯇꯧꯔꯀꯥꯟꯗ ꯁꯥꯒꯩꯗꯨꯒꯤꯅꯦ ꯅꯤꯉꯣꯜ ꯃꯌꯥꯝꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯤꯛ ꯆꯥꯕ ꯅꯤꯉꯣꯜ ꯃꯋꯥ ꯑꯃꯅꯦ ꯍꯥꯏꯅ ꯂꯧꯅꯩꯌꯦꯕ ꯑꯗꯨꯅ ꯁꯥꯒꯩꯁꯤꯒꯤ ꯀꯩꯅꯣꯝꯃ ꯃꯤ ꯑꯃ ꯂꯩꯇꯕ ꯂꯥꯛꯄ ꯖꯦ ꯄꯩꯁꯥ ꯅꯨꯡꯁꯥꯁꯦ ꯃꯤꯅ ꯂꯨꯄꯥ 10ꯁꯦ ꯂꯣꯏ ꯊꯥꯅꯗ꯭ꯔꯥ ꯄꯨꯡ ꯌꯩꯕ ꯏꯁꯩ ꯁꯛꯄ ꯕꯥꯕꯣꯛꯀ ꯀꯩꯁꯦ ꯃꯥꯅ ꯂꯨꯄꯥ 100 ꯑꯗꯩ ꯑꯃꯨꯛꯁꯨ ꯄꯣꯠꯌꯦꯡꯁꯦ 1,100 ꯂꯨꯄꯥ 900ꯁꯦ ꯂꯣꯏ ꯄꯤꯅꯕꯁꯦ ꯃꯥꯅ ꯑꯃꯨꯛ 5,000ꯅꯤ ꯈꯪꯗꯦ 10ꯅꯤ ꯈꯪꯗꯦ ꯄꯥꯡꯉꯛꯀꯅꯦꯕ ꯁꯥꯒꯩꯗꯨꯒꯤ ꯅꯨꯄꯤ ꯑꯃ ꯂꯨꯍꯣꯡꯉꯁꯨ ꯅꯨꯄꯥ ꯑꯃ ꯂꯨꯍꯣꯡꯉꯁꯨ ꯀꯣ ꯃꯣꯏꯅ
ꯆꯦ ꯆꯧꯕꯤꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯜꯂꯦ ꯁꯥꯒꯩꯁꯦ ꯃꯥꯒꯤ ꯃꯈꯥ ꯉꯥꯛꯇꯅꯦꯕ ꯑꯇꯩꯁꯦ ꯁꯤꯒꯤ ꯍꯣꯡꯕ ꯈꯨꯗꯤꯡꯃꯛꯁꯦ 마불아디 사가이지만에 투에 제조비 제조 샤우 빠이라디 미에지고 염잘레 마 락바제 car thâu với driver nó thay lạc tận khoa tận po sai gì mà po ra cani ở đây lấy mà pu mà bok mà khra mà tuôn mà pu mà bụng mình là ba đây môi bà ấy cái mà pu mà ba bụng mình là với mà sa mà khra mà tuôn mẹ am gì xí gà sa po thùng nó bây giờ ni màu mẹ am cái po ra cani lấy chai bìm sa mà nao lấy hậu đi ba khăng mà sa màu quá lấy hậu đi mẹ am cái lỗi nó dùng chân ni nga gì mà nó po ra cái cái gì mà nga đây ta đây yen chú po ra cani cái gì mà nga tụi tụi anh cái nga gì thong ngập lấp sang gối gì đó nè mà là thì môi dùng taruk tari này lấy gì lỗi chamin nè chamin nè bạn đấy luồng bấm thuê mai nụ bán nè xe lắc ba phải dùng bom giat oi ro ở đây chia sâu pin xe lắc ba ra này phiêu chỉ lỗi giang nè bạn ở đây giảm link nè mà xin lấy cái này co ở đâu cả chỉ khi hai ba ngang gì môi gì nè cái nó cái thà mà gum ba sum ba cái mà chân tiền gum ba chỉ là cái nè sắc sẽ phụ lộc chamin này ở đâu cả môi chỉ dụ sai cái lệ hậu đi ba ngang gì xí nè môi cái nó gì nè mà đom cha gì nè xí ngao ra lấy từ mà đom cha thì ở đây mục ma cái bà gì nè môi cái gì mà na mục giang chân bả lại bả co môi mềm sẽ đom môi gì giang chân bả qua ra bàn lấy ram bả piram bả để sáng nung khạc piram bả nhưng nung gì lối nó mong ma na đom giang chân bả lạiแต่môi na hai đi bả sẽ sâu bi gì nó pa môi này tây câu đấy co tây gì na môi gì yam luôn tàu em mà chú nào xuống gì co yam luôn tàu em mà tấm gì mà gì mà sa cái gì tara mục smai su đấy co phim sau mà tấm tôi nè bả aduga luna tawe adai ma je like su haina hore ba like se ma hai aduga like moi nek la khoding gi ne la dum para me ma de adai mu su moi la ngak lang bo kho pa yaw ni dana ju ki hai ba kano jidi ma jidi adum chatlaw lai tho dum like pa lai gi ba aduda ju ki se so bi gi nu pa je itai ji ma ji like sam hai ba ko ma yam hai na hor pa mi khak nei ba aduna se ngang ji phajana sem bi ji simi oi ni tu yeng ma am na lang ji ma di yaw deไอ้เนี่ยลากพอคุณดิ้งกินเนี่ยมุขอุบนะเตมาให้ตะไลไปนะอะไรนุ่งทางก็แย่มาพรต่อกันเนี่ยแบบอะดมาได้หลายปารีมวยกี่ปุ่นบางกี่พอล้มขักไปแบบอะดมาได้หลายปารีทำให้แล้วกันเนี่ยแบบอะดน่ะเสียงางเจเซมกัดปีเจมาเสพานี่อะดมาน่ะหายบ่ก็อะดก็มวยจนะตุมลาก็อะดมาตุมเยงฉันไปแล้วก็ลากบ่มุขักเนี่ยแบบอะดมวยจูมารังตะจูสัตว์เลยมาเสียสาววิกิดาหิงอันนี้อาหุ่มกันเลยอีกว่าแต่มวยที่ใครนอจะเนี่ยอีเตยจะเนี่ยอันดูนเตาเอมวยลากไปเจโกยบปูนี่มาเสียจีกับมวยกับเจบาจาสัตว์นี่มวยพิโรลเลยนี่เตาเรียมลูนเตาเอแบบก็ไม่เราก็เลยไปเจอยากสังกุมก็จะตุ้มเล่าลากะมวยแต่จะตุ้มเลยเตาเอแบบมวยนะมาเสียสาววิมาแต่ยศจามกีนั่นลูนสัตว์เลยแบบแต่มวยจะสักก็จะลากไปได้มวยจีมาอย่างเช่นลูนเตาบกขดปะเบบาอีเตยบกเกาไปเนี่ยแต่ที่มาโมทบกันนะมาโมเกาเลยเตาตัวนั้นมาอย่างเช่นอีใบถกกันอีใบเก่าเลยเตาตัวนั้นยมฉันหลักไปสิเดเนี่ยมาเสียตุ้มหุ่นจุกให้แบบออฟฟิศเสียมาเสียสวินุปาเสียตุ้มจัดนิ่งไงบางมวยชาก็จะก่อแต่เดี๋ยวการมั่มทัวร์จูมาหน้าเตาไปสินี่ยังนะด้วยสิมวยนักไก่เตาเลยอีนะดูนะมวยแต่สุดยามนุ่งไงประตูโอ้ยเดี๋ยวก่อนไปนะแต่ที่แม่นฮะเราต้องซีนเตาไปด้วยก่อนมวยตุ้มจัดนิ่งไงแต่ที่ไก่เตาเลยจุกี้งานนุพิมซาสิตาฮันปะตามวยจีมวยกีบากันเนี่ยปงมินนะบะปงมินนะบะมวยจีมาปูปงมินนะละกากาดิทัวกามาคุราดิทัวกาปะขังมาสะเขาเลยดีบก็มวยกอลบจุดกอลบสิตาแต่มวยจีนั่นเนี่ยมวยจีตุ้มงานจีตุ้มดาระคนละการเดินตุลกซัวไอ้น้ำตะเล่าจ้ามตะทิวไอ้ชิพิจิมตะสุดโอหาระกับมวยใครจีน่ะชิจินเนี่ยบางงานจนเด็กก็แต่น้องมามวยแม่จะชันน้ำมินารัมบันเนี่ยบะแต่ฉันนั้นมีนันบริษัทมานะนั่งไอ้กิจามแต่เที่ยวเล่านักเอาเฉลยแบบมาคุราถูกปะมันปากข้างภาษานี่ก็มาเลยยังข้าลักบกี้มาทำดูแต่ดูกันดิเอาเฉลยดูกันมานะกาจะทงล้นเฉลยแบบดูทงล้นเฉลยก็คุยมากี่กันโน้สินั่งตัวมิเลยอยู่วางงานกันโน้ไอ้กันโน้มาเยี่ยงแกสั่งเยี่ยงไม่เท่าแกนั่งวันแต่ตัวมิเลยอยู่ก็ไอ้กิสั่งเยี่ยงจะวางงานไปยาร่อยวางงานไปยาเด็กก็นะฮะแล้วก็มองว่าได้เนื้อดับเบิลลิซาเซซัตตัวหัวน่ารักปนเองมาเป็นร้อนจะหลอกโทรอากามากี่กันว่านุป้าเกยบ้างเราก็คุยงานกับพิมพ์ซาจะว่าให้เนื้อดับเบิลจะตลกป่ะตัวจ้ะนุพิมพ์ซาจะเล่าประชุมกันได้มาประชุมกันได้มวยที่ชาก็จะเลยแบบไม่ยามจะยามกีน่าจะเล็บอ่ะมากับป้าก็จะมีมาหน้าตราบันนี้นะก็ไม่ยามกีน่าจะเล็บอ่ะดูว่ากันว่าสินะมันทุ่มสามครั้งนั่นแน่ก
ꯀꯧꯔꯒ ꯆꯪꯉꯛꯄ ꯍꯦ ꯀꯅꯥ ꯂꯩꯒꯦꯅꯦ ꯊꯣꯡ ꯂꯣꯜꯂꯤꯁꯤꯕꯣ ꯑꯅ ꯍꯥꯏꯔꯒ ꯄꯣꯠ ꯑꯃ ꯍꯪꯕꯩ ꯆꯪꯉꯛꯄꯗꯣ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯃꯈꯨꯔꯥꯁꯤ ꯐꯠ ꯂꯥꯎꯅ ꯃꯥꯁꯤ ꯀꯩꯅꯣ ꯇꯧꯔꯒꯅꯦ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯔꯒ ꯃꯗꯣꯝꯆꯥꯗꯣ ꯑꯗꯨꯝ ꯀꯧ ꯂꯩꯕꯗꯨꯗꯅꯦ ꯑꯗꯨꯒ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯔꯒ ꯑꯉꯥꯡꯗꯣ ꯃꯐꯤ ꯃꯔꯣꯟꯁꯦ ꯃꯥꯁꯦ ꯄꯞ ꯂꯦꯠꯁꯜꯂꯒ ꯃꯥꯁꯦ ꯀꯥꯗꯩ ꯆꯦꯟꯊꯣꯛꯈ꯭ꯔꯦꯕ ꯑꯗꯨ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯃꯥꯁꯦ ꯑꯗꯨꯒ ꯑꯗꯨꯏ ꯇꯟꯖꯥꯗꯨꯗ ꯃꯥꯁꯦ ꯏꯖꯠꯇꯤ ꯃꯥꯡꯍꯧꯗ꯭ꯔꯦꯗꯅꯀꯣ ꯃꯉꯣꯟꯗ ꯁꯨꯝ ꯃꯣꯂꯦꯁꯀꯨꯝꯕ ꯍꯩꯅꯗꯕ ꯄꯥꯏꯕ ꯊꯦꯡꯕꯗꯤ ꯍꯧꯔꯛꯑꯕꯅꯦꯕ ꯑꯗꯨ ꯃꯥꯁꯦ ꯑꯗꯨꯒꯤ ꯅꯨꯃꯤꯠꯁꯤꯗ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇꯗꯅ ꯑꯉꯥꯡꯁꯤꯅꯦ ꯐꯃꯨꯡꯗ ꯆꯪꯁꯤꯜꯂꯒ ꯀꯞꯄꯒ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯣꯛꯄꯁꯨ ꯉꯝꯗꯕ ꯃꯣꯏꯁꯦ ꯁꯥꯒꯩꯗꯨꯗ ꯇꯣꯟꯅ ꯂꯩꯕꯅꯤꯅꯀꯣ ꯍꯥꯏꯗꯣꯛꯎꯔꯒꯅ ꯀꯔꯤꯅ ꯃꯥꯅ ꯇꯧꯔꯛꯏꯕ ꯍꯩꯅꯗꯕꯗꯨꯗꯤ ꯑꯉꯥꯡꯗꯨꯅ ꯍꯩꯅꯗꯕ ꯊꯕꯛꯇꯨꯗꯤ ꯃꯥꯅ ꯈꯪꯉꯦꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯃꯥꯁꯦ ꯅꯨꯃꯤꯠꯁꯤꯗ ꯃꯥꯒꯤ ꯄꯨꯟꯁꯤꯗꯅꯦ ꯃꯣꯏꯁꯦ ꯀꯩꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅꯗꯤ ꯍꯧꯔꯛꯄꯗꯤ ꯅꯠꯇ꯭ꯔꯦ ꯄꯤꯗꯣꯟꯅ ꯑꯗꯨꯝ ꯃꯆꯦ ꯆꯧꯕꯤ ꯍꯣꯏ ꯅꯨꯡꯉꯥꯏꯖꯔꯁꯨ ꯃꯣꯏꯗꯤ ꯃꯆꯦ ꯆꯧꯕꯤ ꯍꯣꯏꯅ ꯊꯧꯗꯥꯕ ꯈꯣꯊꯥꯕ ꯌꯥꯔ ꯃꯣꯏ ꯃꯈꯥꯗ ꯋꯥꯕ ꯉꯥꯡꯕ ꯍꯪꯒꯠꯅ ꯀꯩꯅꯣꯝꯃ ꯈꯨꯝꯖꯕ ꯉꯝꯗ꯭ꯔꯒ ꯍꯣꯏ ꯏꯪ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯩꯔꯕ ꯑꯃꯈꯛꯅꯤꯗꯅꯀꯣ ꯑꯗꯨꯒꯗꯤ ꯍꯧꯖꯤꯛꯀꯤ ꯑꯃꯨꯛ ꯂꯤꯆꯠꯁꯤꯁꯨ ꯑꯃꯨꯛ ꯆꯠꯂꯛꯄꯁꯤꯗ ꯃꯥꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯃꯃꯥꯗꯨꯗꯤ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯔꯕꯅꯤꯅ ꯃꯃꯥꯗꯨꯗꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤꯀꯣ ꯑꯗꯩ ꯃꯃꯥꯁꯦ ꯑꯗꯨꯝ ꯀꯩꯅꯣꯁꯤꯅ ꯆꯥꯛꯇꯣ ꯊꯣꯡꯗꯣꯛꯎ ꯑꯗꯩ ꯑꯗꯨ ꯇꯧ ꯍꯥꯏꯔꯒ ꯁꯤꯜꯂꯒꯅꯦ ꯃꯥꯒꯤ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯃꯧꯄꯥ ꯑꯃꯒ ꯃꯥꯒꯤ ꯀꯩꯅꯣ ꯑꯃꯈꯛꯀ ꯂꯩꯗꯅ ꯃꯣꯏ ꯃꯆꯤꯟ ꯑꯍꯨꯝꯅꯤꯗꯅ ꯃꯣꯏꯁꯤꯅ ꯑꯗꯨꯝ ꯏꯃꯥ ꯆꯥꯛꯁꯦ ꯊꯣꯡꯗꯣꯛꯑꯣ ꯁꯨꯃꯥꯏꯅ ꯑꯗꯩꯗꯤ ꯍꯧꯖꯤꯛꯀꯤ ꯕꯕꯥꯆꯧꯗꯣ ꯑꯗꯨꯅꯁꯨ ꯃꯧ ꯅꯪ ꯆꯥꯛ ꯊꯣꯡꯗꯣꯛꯑꯣ ꯑꯗꯩ ꯃꯧ ꯅꯪ ꯏꯔꯨꯖꯊꯣꯛꯑꯣ ꯍꯥꯏꯔ ꯁꯤꯜꯂꯒ ꯁꯨꯝ ꯍꯧꯖꯤꯛꯀꯤ ꯃꯆꯦꯆꯧꯕꯤ ꯃꯌꯨꯝ ꯄꯥꯟꯈꯤꯕꯗꯩꯗꯤ ꯃꯃꯥ ꯑꯉꯥꯎꯕꯤꯁꯤꯅ ꯂꯣꯏ ꯇꯧꯔꯦꯕ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯑꯗꯩ ꯃꯣꯏꯅꯁꯨ ꯑꯃꯨꯛ ꯃꯥꯅ ꯇꯧꯕꯗꯣ ꯑꯣꯏ ꯌꯥꯗꯕꯅꯤꯅ ꯃꯣꯏꯁꯨ ꯑꯃꯨꯛ ꯌꯥꯎꯁꯜꯂ ꯍꯣꯠꯅꯔꯛꯄ ꯃꯇꯥꯡꯅꯦꯕ ꯃꯥꯁꯦ ꯀꯞꯄꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯀꯣ ꯑꯗꯩꯗꯤ ꯃꯥꯅꯅꯦ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯆꯠꯄ ꯈꯣꯠꯄꯁꯦ ꯍꯧꯖꯤꯛꯀꯤ ꯃꯈꯨꯔꯥꯁꯦ ꯃꯥꯁꯦ ꯀꯤꯔꯦꯕ ꯃꯥꯁꯦ ꯑꯃꯨꯛꯀ ꯑꯗꯨꯝꯕꯗꯣ ꯍꯥꯏꯔꯛꯀꯗ꯭ꯔꯅꯅꯦ ꯑꯩꯈꯣꯏꯒꯤ ꯃꯥ ꯊꯣꯛꯂꯛꯄ ꯃꯇꯝꯁꯦ ꯃꯥ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩꯗ ꯃꯥꯅ ꯁ꯭ꯀꯨꯜ ꯆꯠꯀꯦ ꯍꯥꯏꯔꯁꯨ ꯀꯩꯅꯣꯝ ꯗꯨꯀꯥꯟ ꯆꯠꯀꯦ ꯍꯥꯏꯔꯁꯨ ꯃꯥꯁꯦ ꯁꯥꯟꯅꯕ ꯈꯣꯠꯄꯒꯁꯦ ꯃꯥ ꯁꯨꯡꯌꯥꯎ ꯌꯥꯎꯗ꯭ꯔꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯀꯧꯁꯜꯂꯛꯀꯗ꯭ꯔꯅ ꯃꯥꯁꯦ ꯂꯥꯏꯔꯤꯛꯇ ꯄꯥ ꯂꯩꯔꯦꯕ ꯃꯣꯏ ꯏꯃꯨꯡꯗ ꯍꯦꯟꯗ꯭ꯔꯦꯕ ꯑꯗꯩ ꯃꯃꯥꯟꯅꯕꯤ ꯁꯥꯒꯩꯁꯤꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯅꯗꯤ ꯂꯥꯏꯔꯤꯛ ꯄꯥꯁꯤ ꯂꯥꯎ ꯀꯩꯅꯣ ꯁꯥꯟꯅꯁꯤ ꯂꯥꯎ ꯍꯥꯏꯕꯁꯤ ꯃꯥ ꯌꯥꯗ꯭ꯔꯦꯕ ꯑꯗꯩ ꯗꯨꯀꯥꯟ ꯆꯠꯇ ꯌꯥꯗꯕ ꯆꯠꯂꯁꯨꯅꯦ ꯂꯣꯟꯅ ꯍꯧꯖꯤꯛꯀꯤ ꯃꯈꯨꯔꯥꯁꯦ ꯂꯩꯕ꯭ꯔꯥ ꯌꯦꯡꯉ ꯃꯥ ꯆꯦꯟꯈꯤꯗꯣꯏꯕ ꯀꯥꯞꯇꯅ ꯑꯗꯩ ꯃꯥꯅ ꯑꯃꯨꯛ ꯍꯟꯖꯜꯂꯛꯄꯁꯦ ꯁꯪꯒꯣꯏ ꯃꯆꯤꯗꯒꯤ ꯃꯔꯨꯝꯗꯩ ꯑꯃꯨꯛ ꯌꯦꯡꯉꯦꯗꯅꯀꯣ ꯀꯩꯒꯨꯝꯕ ꯃꯈꯨꯔꯥꯗꯨꯅ ꯅꯪ ꯂꯥꯛꯑꯣ ꯍꯥꯏꯗꯤ ꯃꯥꯗꯤ ꯆꯪꯗꯣꯏꯅꯦ ꯆꯪꯗ ꯌꯥꯔꯣꯏꯕꯀꯣ ꯀꯩꯅꯣꯝ ꯊꯧꯗꯥꯔꯛꯑꯒꯗꯤ ꯑꯗꯨꯅ ꯁꯪꯒꯣꯏ ꯃꯆꯤꯗꯒꯤꯅꯦ ꯍꯥꯟꯅ ꯌꯦꯡꯊꯣꯛꯑꯒꯅꯦ ꯃꯈꯨꯔꯥꯁꯦ ꯂꯩ ꯃꯣꯏ ꯃꯥꯡꯒꯣꯟꯁꯤꯗ ꯍꯥꯏꯔꯗꯤꯅꯦ ꯃꯥ ꯂꯩꯔꯅꯦꯕ ꯃꯈꯨꯔꯥꯁꯦ ꯂꯩꯇꯦ ꯍꯥꯏ ꯀꯥꯟꯗ ꯃꯥꯁꯦ ꯀꯥꯞꯇꯅ ꯆꯦꯟꯁꯤꯟꯈꯤꯗꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯃꯥꯁꯦ ꯁ꯭ꯀꯨꯜ ꯆꯠꯂꯁꯨ ꯑꯗꯨꯃꯥꯏꯅ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕ ꯌꯥꯝ ꯋꯥꯅ ꯑꯗꯨꯝ ꯃꯧꯄꯥꯁꯤꯅ ꯏꯆꯦ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯣ ꯍꯥꯏꯌꯦꯕ ꯀꯩꯁꯨ ꯇꯧꯗꯦꯍꯦ ꯑꯩ ꯍꯥꯟꯅ ꯑꯗꯨꯝ ꯍꯥꯏꯔꯦ ꯃꯥꯁꯦ ꯍꯥꯏꯗꯣꯛꯇ꯭ꯔꯦꯕ ꯀꯤꯗꯅꯀꯣ ꯑꯗꯩꯗꯤ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯍꯧꯈ꯭ರೆ ꯑꯗꯩꯗꯤ ꯀꯩꯅꯣꯁꯤꯅ ꯃꯤ ꯑꯇꯣꯞꯄꯅ ꯃꯥꯁꯦ ꯊꯧꯗꯥꯔꯛꯑꯁꯨ ꯃꯣꯏꯗꯤ ꯑꯎꯕ ꯑꯉꯥꯡ ꯊꯧꯗꯥꯕꯅꯦ ꯃꯌꯨꯝꯗ ꯂꯥꯛꯑꯒ ꯊꯑꯣꯏꯅꯗꯤ ꯊꯧꯗꯥꯗꯦꯕ ꯃꯣꯏꯅ ꯁꯨꯃꯥꯡꯗ ꯀꯩꯗ ꯁꯥꯟꯅꯔꯤꯉꯩꯗ ꯑꯗꯨꯝ ꯄꯧꯇꯧ ꯊꯧꯗꯥꯕꯤꯕꯗꯨꯅꯦꯕ ꯑꯗꯩꯗꯤ ꯃꯌꯨꯝ ꯑꯗꯨꯃꯥꯏꯅ ꯃꯥꯗꯤ ꯊꯧꯗꯥꯔꯛꯇꯅꯕ ꯃꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯦꯗꯅ ꯑꯗꯩ ꯈꯔ ꯂꯩꯔꯒꯅꯅꯦ ꯑꯗꯨꯒꯤ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇꯗꯅ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯃꯀꯣꯛꯇ ꯌꯩꯔꯒ ꯃꯈꯨꯔꯥꯁꯤꯒꯤ ꯃꯁꯛꯁꯦ ꯃꯥꯁꯦ ꯎꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕꯅꯤꯀꯣ ꯃꯉꯣꯟꯗ ꯀꯩꯅꯣꯝ ꯇꯧꯕ ꯍꯧꯈ꯭ꯔꯕꯅꯤꯀꯣ ꯇꯦꯟꯁꯟ ꯂꯩꯕ ꯑꯗꯩ ꯃꯥꯁꯦ ꯍꯦꯛ ꯎꯕꯒ ꯇꯨꯀꯠꯆꯕ ꯍꯪꯒꯣꯏꯕꯉꯁꯥꯏꯒꯤ ꯃꯥꯅ ꯃꯉꯣꯟꯗ ꯔꯦꯞ ꯃꯣꯂꯦꯁꯃꯛ ꯆꯠꯊꯈꯤꯗ꯭ꯔꯒꯁꯨ ꯃꯥꯒꯤ ꯌꯥꯝ ꯍꯩꯅꯗꯕ ꯀꯩꯅꯣꯁꯤ ꯃꯥꯅ ꯀꯤꯖꯕ ꯑꯃꯁꯨ ꯐꯥꯎꯈ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯥꯅ ꯇꯧꯔꯛꯈꯤꯕ ꯃꯑꯣꯡ ꯃꯇꯧꯗꯣ ꯑꯗꯨꯁꯤꯅꯦꯕ ꯃꯉꯣꯟꯗ ꯌꯥꯝ ꯇꯨꯀꯠꯆꯔꯤꯁꯦꯀꯣ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯅꯨꯄꯥꯁꯤꯡꯅ ꯅꯝꯕꯔ 1 ꯇꯧꯕ ꯃꯄꯥꯟ ꯊꯣꯛꯄꯁꯤꯐꯥꯎ ꯑꯩꯈꯣꯏꯒꯤ ꯂꯩꯊꯣꯛꯅꯩꯅꯤ ꯌꯦꯡꯅꯗ꯭ꯔꯤꯃꯤꯗꯅ ꯃꯥꯅ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇꯣ ꯄꯨꯊꯣꯛꯑꯒ ꯑꯉꯥꯡꯗꯨꯗ ꯌꯦꯡꯍꯟꯗꯅ ꯂꯩꯔꯕꯅꯤꯅ ꯑꯉꯥꯡꯁꯤꯅ ꯌꯥꯝ ꯍꯩꯅꯈꯤꯗ꯭ꯔꯦꯕ ꯂꯥꯏꯕꯛ ꯐꯕ ꯑꯃꯅ ꯃꯥꯒꯤ ꯏꯖꯠ ꯂꯧꯍꯧꯗꯕꯁꯤꯃꯗꯤ ꯌꯥꯝ ꯂꯥꯏꯕꯛ ꯐꯩꯌꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯈꯔ ꯂꯩꯔꯒ ꯑꯃꯨꯛꯅꯦ ꯃꯈꯨꯔꯥ ꯑꯃ ꯑꯗꯨꯅ ꯑꯃꯨꯛ ꯃꯣꯏꯁꯦ ꯃꯥꯁꯦ ꯈꯔ ꯀꯨꯏꯔꯛꯑꯕꯅꯤꯅ ꯑꯉꯥꯡꯁꯦ ꯍꯧꯖꯤꯛꯀꯤ ꯃꯈꯨꯔꯥꯅꯁꯨ ꯀꯩꯝ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦꯕ ꯃꯉꯣꯟꯗ ꯅꯣꯡꯇꯁꯨ ꯊꯧꯗꯥꯔꯛꯈꯤꯗ꯭ꯔꯦ ꯑꯗꯩ ꯃꯁꯛꯁꯤꯐꯧ ꯑꯣꯟꯁꯤꯟꯅꯈꯤꯗ꯭ꯔꯃꯤꯅꯅꯦꯀꯣ ꯃꯥꯁꯦ ꯑꯃꯨꯛ ꯈꯤꯇꯪ ꯀꯥꯎꯊꯣꯛꯈ꯭ꯔꯦꯕ ꯑꯉꯥꯡꯅꯤꯅ ꯑꯗꯨꯏ ꯃꯇꯨꯡ ꯆꯍꯤꯃꯨꯛ ꯂꯩꯔꯒꯅꯦ ꯅꯣꯡꯃ ꯀꯦꯀꯨ ꯂꯣꯠꯄꯤ ꯁꯥꯟꯅꯩꯌꯦꯕ ꯃꯣꯏ ꯃꯌꯥꯝꯁꯦ ꯀꯦꯀꯨ ꯂꯣꯠꯄꯤꯁꯦ ꯀꯟꯅ ꯁꯥꯟꯅꯕꯁꯤꯗ ꯃꯥꯏ ꯉꯝꯅꯕ ꯂꯣꯠꯅꯕ ꯑꯃꯩ ꯀꯥꯗ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂ ꯂꯣꯠ ꯑꯃꯩ ꯀꯥꯡꯒꯗ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂ ꯂꯣꯠ ꯇꯧꯔꯒ ꯁꯥꯟꯅꯕꯅꯦꯕ ꯑꯗꯨꯒꯤ ꯁꯥꯟꯅꯕꯁꯤꯗ ꯃꯥꯁꯨ ꯍꯦꯛ ꯀꯩꯅꯣꯁꯤꯅ ꯃꯈꯨꯔꯥ ꯑꯃꯅ ꯁꯤꯗ ꯂꯥꯎ ꯁꯤꯗ ꯂꯣꯠ ꯂꯥꯎ ꯑꯩ ꯍꯥꯏꯗꯣꯛꯄꯤꯔꯣꯏꯒꯦ ꯍꯥꯏꯔꯒ ꯃꯥꯁꯦ ꯀꯥꯡꯒꯗ ꯂꯣꯠꯄ ꯆꯦꯟꯁꯤꯜꯂꯦꯕ ꯑꯗꯨꯒꯅꯦ ꯃꯈꯨꯔꯥꯁꯤꯅ ꯆꯪꯉꯛꯑꯒ ꯊꯣꯡ ꯑꯣꯏꯅ ꯂꯣꯟꯁꯤꯟꯈ꯭ꯔꯦꯕ ꯑꯗꯨꯁꯨ ꯅꯪ ꯋꯥ ꯉꯥꯡꯀꯅꯨꯀꯣ ꯅ ꯍꯥꯏꯔꯒꯅꯦ ꯌꯥꯝ ꯍꯩꯅꯗꯕ ꯍꯧꯖꯤꯛꯀꯤ ꯅꯨꯃꯤꯠꯇꯨꯗ ꯇꯧꯈꯤꯕ ꯊꯧꯗꯣꯛꯇꯨꯃꯛ ꯑꯗꯨꯃꯁꯨ ꯇꯧꯔꯛꯑꯦꯕ ꯑꯗꯨꯃꯥꯏꯅꯀꯣ ꯑꯗꯩ ꯃꯥꯁꯦ ꯍꯥꯟꯅꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯐꯨꯗꯣꯔꯛꯑꯒ ꯅꯤꯡꯁꯤꯡꯉꯒ ꯃꯥꯁꯦ ꯍꯦꯛꯇ ꯑꯉꯥꯡꯁꯦ ꯅꯤꯛꯈ꯭ꯔꯦꯕ ꯃꯁꯥꯁꯦ ꯃꯥꯗꯤ ꯅꯤꯛꯇꯅꯅꯦ ꯉꯁꯤꯁꯤꯗꯤ ꯑꯗꯨꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯏꯟꯗꯣꯝꯆꯥꯗꯨꯅ ꯀꯧꯔꯛꯇꯅ ꯑꯩ ꯏꯖꯠ ꯀꯜꯍꯧꯔꯦ ꯑꯗꯨꯒ
ngasi ai kamai tawdoino ai ijat lawgradra ai je kamai tawdoino mana hainadaba engonda thabak tawradra na ngamuki je makura jina di makum sadi chang adu angang do hainadrine ba adumaina ngasi jo maina hainadab je tawrak toira na maje ni aga ta masaje kanom torga mamangi thawdok dum janga lai ngai ji da ji maje adu ju sap mana na maina nang pulis lok thoke ko adu harga makura jina hainadaba saje sat pa hore ngai da sida lot ki bani na harga ne koigi kano sida angang ma'am jina ne chen challa ga ne thong do nang sida lol do khoi khange nang hang do na oina kawre eba ta angang je sor hon do pane ko ma je adu jumana hojiki makura jina mai makhut masa jina mai masa je sokla ga haina da ba thabak se chathara bane ba adai mana ai lai sida lol ai har ga hogol pane angang jina do puri chali chala mai gi khongau cha ching khale da na du ga ma je ta thong je kam law ne ta hang do ra chen tho ra ba adai de upai lai tan tumin le hore dana makra do adai dum maji wakhan bi sung nungai ta ba ngang hai bi oi re maji ko apan thok pa ki re mi u ba ki re maji makura ani sujala banina maji ki gre pung ki gre adai mung sung tok thok ki re ko adai di kaino jina ga ne moi gi ba so khina ne dukan sa uso ha ju mana mo pa jo in thoda re ba adum ya ngai ma di skun chapde han thok tre ba adumaina tawe ba kari no ne si angang ji bo kanom chau so kanom lo so ha ju ya de ma ha ju ya de na moi gi ba so duna ju ngange ba dai mu moi che so bi je lak ba da ju ne ma je kitu kurum adum ne wa khan do nu ngai ta ba gi nok ta da ba che so bi lak ba da hai di nok san na ga adumai chu ma je adumaina yam nu ngai ta na si ani sina phungat laga ma ji lai rakhre ko tuga moi ma zum chau chale ma an sahi tara mu chang podai da thok pa thok thong ni ko apan tara da dai chmai zum chau khale adu ma je class 9 ka khale sahi tra mai mu su jale ba adu kan da je ki kaino je moi gi kaino je na ne che sau bi je adu kan che sau bi na moi da lai ro ji ana ma che sau bi gi angang han bam pokre aduga mu ani suba mu pokada ba adugi da moi da leiru ji angang seba to bai na leire ba sei tra me ri muk surak ji da ko leire duga matai jina ma jam lu tawi nang o ba sa ka je nang sa pi ke se ga na adai breakfast mak ta sare ma di sa gra ba ta ga dum angang je ma jam lu tawi matam do di ma je chaura ba ni class 9 ha ji di da sa bi sa pung ka phara ba ne ba ko ada koi gi ma je so ji gi mana angang gi seba nung ba tawdana khotana dum hona ba ahing je mai loi tumna khre dana ada magi ka jina mu se sobi gi ka ji ga hek ma yok na ba ji da magi ka ma tuman bam je oi ba ada no ma je wa man dana ma de tumma ba ma se sobi du ga angang ju tum hore ma se sobi ju tum hore matam du matai je halaktri adu ma ju tumme adu ga di akhoi gi tumba ji da ne yam thaja dana ne matai je sang e ba nang bu tumma ba ne he tumma ba na hai adai ma ju dum tummuraga ma je mai thong je hang ga sang khir je makeup ai pe thok lok pa do adu ne ba do ma je khum dre ba wi tumba mai man je jane ai khum maroi ge na adu adi changchala mai kangan je hai do ga tumma ma ne ma se swa ju ar mani ne nang koi mungi thabak mai am ji da ga koi phayuk ka je sum sembi re ba ko ma je tum jan na re ba ko adu ma di mai ma sa ju da nu pa hai ba ja chi ki bam ju lai ne ba adu nga ngai di hai ba ma gi matai ji nong ta mai ka da mai mak ti sangak te ba ko duga adai mu ma jina kaino tawre tuma kan ma jina phamung ji phame e ba ko ka ngan jai pen hai do ga phame aduga yam haina da ba waram mani do ngang je ga har ga ko gi nalak pa masara sum nalak pa do phayu mathak da sum nalak nalam on har ga yam thaja da na ko gi phayu manung ji da mu ma jina yam thaja da na molest tor ko ne ba da adai ma je hai bu sungam da law bu sungam da makeup thok pa sungam da ko gi itai nang to ji kai no hai bu sungam da ma je ma sa di makeup tho ba ni matai jina di tum mi me na ne ba ko sa thara ije ma khang dar ba ne na ne ba adu mai na matai jina molest tor ma ga ma je thok khare ba matai ji ma jina phaura ga ma je hai bu sungam draga haugi bagi angang oiri ngai gi ju loi phuktora ga ma ji pura nga ma ji kanom tawre ba adai di kappe hing ji ma tumdre ki re thong je lon jale adai mu kai gum ba ma na ma du law ra ju
ꯃꯆꯦ ꯑꯆꯧꯕꯤꯗꯣ ꯇꯥꯗꯣꯏꯅꯦꯕ ꯑꯗꯒꯤꯗꯤ ꯃꯣꯏꯒꯤ ꯃꯅꯦꯝ ꯃꯀꯨ ꯂꯣꯏꯅ ꯑꯗꯒꯤꯗꯤ ꯀꯩꯅꯣꯁꯨ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯏꯃꯨꯡꯁꯦ ꯌꯥꯝ ꯑꯆꯧꯕ ꯏꯃꯨꯡꯅꯦꯕꯀꯣ ꯃꯆꯦ ꯑꯆꯧꯕꯤ ꯍꯣꯏꯒꯤ ꯃꯧ ꯑꯅꯤ ꯑꯃꯁꯨ ꯂꯩ ꯃꯧ ꯃꯆꯦ ꯑꯃꯁꯨ ꯃꯅꯥꯎꯄꯤ ꯑꯃꯁꯨ ꯑꯗꯨꯒꯤ ꯃꯆꯥꯒꯩ ꯂꯣꯏꯅ ꯑꯗꯨꯒꯤ ꯃꯆꯥꯈꯩꯁꯦ ꯃꯥꯒꯁꯨ ꯇꯤꯟꯅꯔꯤꯕꯀꯣ ꯑꯗꯨ ꯃꯌꯥꯝꯁꯦ ꯂꯣꯏ ꯇꯥꯟꯅꯗꯣꯏꯃꯤꯅ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯍꯥꯏꯗꯣꯛꯄ ꯉꯝꯗꯅ ꯑꯗꯨꯝ ꯑꯗꯩ ꯁꯥꯒꯩꯗꯨꯗ ꯑꯁꯣꯝꯗ ꯈꯟꯅꯔꯤꯕ ꯃꯆꯦ ꯑꯆꯧꯕꯤ ꯅꯨꯄꯥꯗꯣ ꯐꯩ ꯈꯣꯠꯂꯦꯅ ꯊꯥꯒꯠꯅꯔꯤꯕ ꯃꯣꯏꯅ ꯂꯩꯔꯤꯕ ꯊꯥꯛ ꯏꯖꯠ ꯃꯌꯥꯝꯗꯨꯒ ꯃꯥꯅ ꯍꯥꯏꯗꯣꯛꯎꯕꯗ ꯃꯥꯡꯗꯣꯏ ꯃꯌꯥꯝꯗꯣ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯁꯤꯒꯨꯝꯕꯁꯦ ꯀꯌꯥꯔꯛ ꯍꯟꯅ ꯑꯩꯁꯦ ꯁꯨꯝ ꯍꯟꯖꯟ ꯍꯟꯖꯟ ꯊꯣꯛꯈꯤꯗꯣꯏꯅꯣ ꯑꯩꯁꯤꯕꯣꯅꯅꯦ ꯃꯥꯁꯦ ꯀꯞꯄꯦ ꯑꯗꯩ ꯅꯣꯡꯉꯥꯜꯂ ꯃꯥꯁꯦ ꯈꯪꯖꯟꯅꯗꯕ ꯁꯥꯔꯒꯦ ꯑꯩ ꯃꯁꯤꯗꯤꯅ ꯈꯪꯖꯟꯅꯗꯕ ꯑꯣꯏꯅ ꯁꯥꯔꯦꯕ ꯌꯥꯝꯗꯤ ꯍꯩꯅꯗ꯭ꯔꯦ ꯃꯥ ꯑꯗꯨ ꯃꯇꯩꯁꯤꯅꯗꯤ ꯍꯥꯟꯅꯩ ꯃꯇꯧꯗꯧꯅ ꯑꯗꯨꯝ ꯃꯥꯅ ꯉꯔꯥꯡ ꯀꯔꯤꯝ ꯇꯧꯈꯤꯗꯕꯗꯧꯅ ꯃꯥ ꯇꯨꯝꯃꯤꯉꯩꯗ ꯇꯧꯈꯤꯕꯅꯤ ꯃꯥ ꯑꯗꯨ ꯈꯪꯉꯝꯃꯣꯏꯅꯅꯦꯕꯀꯣ ꯀꯔꯤꯝ ꯍꯥꯏꯔꯛꯇ꯭ꯔꯕꯅꯤꯅ ꯈꯪꯉꯝꯃꯣꯏꯅ ꯅꯪ ꯀꯩ ꯆꯥꯔꯕ ꯆꯥꯁꯜꯂꯨ ꯀꯥꯏꯅ ꯍꯥꯟꯅꯩ ꯃꯇꯧꯗꯧꯅ ꯃꯥꯁꯨ ꯌꯥꯝꯗꯤ ꯍꯩꯅꯗ꯭ꯔꯒ ꯑꯧ ꯏꯇꯩ ꯆꯥꯔꯒꯦꯒ ꯍꯥꯏꯔꯒ ꯑꯗꯨꯝ ꯃꯑꯣꯡꯁꯨ ꯍꯣꯡꯗ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯁꯟꯅꯔꯦ ꯑꯗꯨꯒꯗꯤ ꯑꯃꯨꯛꯁꯨ ꯀꯩꯅꯣꯁꯦ ꯃꯆꯦꯁꯤꯅꯗꯤ ꯑꯁ ꯑꯉꯥꯡꯁꯦ ꯃꯁꯛ ꯐꯖꯗ꯭ꯔꯥ ꯑꯗꯨꯗꯨ ꯅꯣꯏ ꯏꯇꯩꯅ ꯑꯗꯨꯗꯨꯅ ꯁꯨꯝ ꯋꯥꯔꯤꯒ ꯁꯥꯖꯗꯅ ꯈꯣꯠꯆꯗꯅ ꯃꯥꯅ ꯑꯉꯥꯡ ꯄꯝꯃꯒ ꯁꯨꯝ ꯂꯩꯕꯗꯨꯗ ꯃꯥꯗꯤ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯩꯒꯤ ꯏꯆꯦꯁꯤꯅꯗꯤ ꯏꯇꯩꯁꯦ ꯀꯌꯥꯗ ꯊꯥꯛ ꯋꯥꯡꯅ ꯊꯥꯡꯒꯠꯆꯔꯤꯅꯣ ꯏꯇꯩꯁꯤꯅ ꯆꯠꯂꯤꯕ ꯂꯤꯆꯠꯁꯤꯒꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯩ ꯑꯃꯨꯛ ꯅꯨꯃꯤꯠꯇꯨꯒꯤ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒꯤ ꯅꯨꯡꯗꯥꯡꯁꯦ ꯁꯤꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯃꯣꯏꯗꯤ ꯊꯣꯡꯗꯤ ꯑꯝꯇ ꯂꯣꯜꯂ ꯇꯨꯝꯅꯗꯦꯕ ꯑꯗꯨ ꯊꯣꯡꯗꯣ ꯂꯣꯜꯂ ꯇꯨꯝꯅꯗꯕꯅꯤꯅ ꯃꯥꯅ ꯂꯣꯜꯂ ꯇꯨꯝꯕ ꯃꯇꯝꯗ ꯀꯩꯗꯧꯕꯩ ꯊꯣꯡ ꯂꯣꯜꯂꯤꯅꯣ ꯍꯥꯏꯔꯛꯀꯗ꯭ꯔꯅ ꯃꯥꯗꯤ ꯊꯣꯡ ꯂꯣꯟꯁꯤꯟꯕ ꯉꯝꯗ꯭ꯔꯦꯕ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯗꯁꯨ ꯅꯪꯕꯨ ꯇꯨꯝꯃꯕ꯭ꯔꯅꯦꯍꯦ ꯅ ꯍꯥꯏꯔꯒꯅꯦ ꯁꯤꯒꯤ ꯃꯆꯦꯁꯤꯅ ꯃꯅꯥꯎ ꯑꯉꯥꯡꯁꯤꯗ ꯊꯕꯛꯁꯦ ꯄꯪꯍꯥꯏꯗ ꯍꯥꯏꯕꯤ ꯋꯥꯔꯝꯃꯅꯦꯕꯁꯦ ꯐꯤꯁꯨ ꯑꯉꯥꯡꯁꯨ ꯂꯧꯏ ꯍꯥꯏꯅ ꯇꯧꯔꯒ ꯉꯔꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯐꯝꯃꯦ ꯑꯗꯨꯁꯨ ꯃꯥꯁꯦ ꯈꯪꯗꯕ ꯁꯥꯔꯦ ꯇꯨꯝꯕ ꯁꯥꯖꯟꯅꯔꯦꯕ ꯑꯣ ꯇꯨꯝꯈ꯭ꯔꯦꯗꯣ ꯁꯤꯅ ꯇꯨꯝꯃꯦꯗꯣ ꯍꯥꯏꯔꯒ ꯆꯞ ꯃꯥꯟꯅꯅ ꯉꯔꯥꯡꯒꯤ ꯂꯤꯆꯠꯇꯣ ꯑꯗꯨꯝ ꯆꯠꯂꯛꯑꯦꯕ ꯑꯗꯨꯗ ꯃꯥꯁꯦ ꯑꯗꯨꯗꯗꯤ ꯃꯥꯅꯅꯦ ꯈꯥꯡꯕ ꯃꯥꯁꯦ ꯃꯥꯅ ꯑꯗꯨꯝ ꯆꯠꯆꯈ꯭ꯔꯖꯅꯤ ꯑꯅ ꯈꯥꯡꯕ ꯑꯉꯥꯡꯁꯤꯅ ꯈꯥꯡꯕꯁꯦ ꯃꯥꯁꯦ ꯉꯝꯃꯛꯇꯗꯅ ꯑꯩꯈꯣꯏꯒꯤ ꯄꯥꯈꯠꯄ ꯊꯛꯀꯠꯄ ꯇꯧꯔꯒ ꯃꯥꯗꯤ ꯈꯥꯡꯉꯒ ꯇꯨꯝꯁꯟꯅꯩꯃꯤꯗꯅ ꯍꯩꯅꯗꯗꯅ ꯑꯗꯨꯗꯗꯤ ꯃꯥꯁꯦ ꯀꯞꯊꯣꯔꯛꯑꯦꯕ ꯃꯥꯁꯦꯀꯣ ꯃꯆꯤꯟ ꯃꯦꯜꯂꯛꯑꯦꯕ ꯅꯪ ꯂꯥꯡꯅꯨ ꯇꯥꯅꯤ ꯅꯆꯦ ꯇꯥꯅꯤ ꯅꯇꯩꯅ ꯅꯪꯁꯦ ꯅꯨꯡꯁꯤꯗꯅ ꯇꯧꯕꯅꯤ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯣ ꯃꯤ ꯑꯇꯣꯞꯄꯅ ꯅꯣꯏꯁꯦ ꯂꯧꯕꯤꯔꯒ ꯍꯌꯦꯡ ꯑꯃꯨꯛ ꯑꯣꯠꯄꯤꯅꯤ ꯅꯩꯕꯤꯅꯤ ꯑꯗꯨꯅꯅꯦ ꯏꯇꯩꯅ ꯅꯪꯁꯦ ꯐꯖꯅ ꯁꯦꯝꯕꯤꯔꯒꯦ ꯏꯇꯩꯅ ꯅꯪ ꯐꯖꯅ ꯁꯦꯝꯗꯣꯏꯅꯤ ꯂꯥꯏꯔꯤꯛꯁꯨ ꯅꯪ 10 ꯊꯥ ꯂꯣꯏꯕꯒ ꯃꯄꯥꯟ ꯊꯥꯕꯤꯗꯣꯏꯅꯤ ꯅꯪ ꯊꯕꯛꯁꯨ ꯇꯧꯍꯟꯗꯣꯏꯅꯤ ꯏꯇꯩꯅ ꯅꯪꯒꯤ ꯌꯨꯝꯁꯨ ꯁꯥꯕꯤꯅꯤ ꯂꯝꯁꯨ ꯂꯩꯅꯤ ꯑꯗꯨꯒ ꯐꯖꯅ ꯊꯝꯅꯤ ꯅꯆꯦ ꯈꯪꯍꯜꯂꯛꯀꯅꯨ ꯅꯪꯁꯦ ꯄꯤꯁꯛ ꯄꯤꯛꯏꯉꯩꯗꯒꯤ ꯑꯩꯅ ꯅꯆꯦ ꯍꯦꯛ ꯂꯧꯕꯗꯒꯤ ꯅꯣꯏꯗ ꯂꯥꯛꯈꯤꯕꯗꯒꯤ ꯍꯧꯅꯅꯦ ꯅꯪꯅ ꯃꯔꯝ ꯃꯣꯛꯄ ꯏꯇꯩꯒꯤ ꯁꯦꯕꯥ ꯇꯧꯕ ꯑꯗꯩ ꯂꯥꯏꯔꯤꯛꯇ ꯄꯥꯖꯕ ꯏꯪ ꯇꯞꯆꯕ ꯅꯁꯥ ꯅꯎ ꯅꯥꯟꯖꯕ ꯅꯇꯨ ꯅꯃꯥꯟ ꯁꯤꯠ ꯅꯥꯟꯖꯕ ꯐꯤꯔꯣꯜ ꯑꯃ ꯁꯦꯠꯂꯁꯨ ꯁꯤꯠ ꯅꯥꯟꯅ ꯁꯦꯠꯄ ꯏꯇꯩꯅꯅꯦ ꯑꯗꯨꯝ ꯅꯪꯁꯦ ꯅꯨꯡꯁꯤꯈ꯭ꯔꯕꯅꯦ ꯅꯪꯅ ꯆꯍꯤ 10 ꯑꯗꯨꯃꯥꯏꯅꯗꯅꯤꯗꯅ ꯃꯆꯦꯒ ꯃꯥꯒ ꯂꯧꯅꯈ꯭ꯔꯤꯁꯦ ꯑꯗꯨꯅ ꯏꯇꯩꯅ ꯅꯪꯁꯦ ꯑꯗꯨꯝ ꯅꯨꯡꯁꯤꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯏꯇꯩꯅ ꯍꯥꯏꯕ ꯌꯥꯎ ꯅꯪ ꯅꯆꯦꯗ ꯁꯨꯡꯍꯥꯏ ꯍꯥꯏꯗꯣꯛꯀꯅꯨ ꯏꯇꯩꯒꯤ ꯅꯤꯡꯕ ꯊꯨꯡꯍꯜꯂꯨ ꯂꯣꯏꯅ ꯄꯤꯒꯅꯤ ꯅꯪꯒꯤ ꯑꯋꯥꯠꯄ ꯂꯩꯍꯜꯂꯣꯏ ꯃꯤꯅ ꯂꯧꯔꯒ ꯅꯣꯏꯕꯨ ꯊꯤꯅ ꯇꯧꯕꯤꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅ ꯍꯥꯏꯔꯒ ꯑꯗꯨꯝ ꯃꯥꯅꯅꯦ ꯋꯥꯁꯦ ꯉꯥꯡꯅꯅꯦ ꯃꯥꯅ ꯃꯣꯂꯦꯁꯁꯦ ꯑꯗꯨꯝ ꯇꯧ ꯂꯩꯔꯦꯕ ꯑꯉꯥꯡꯁꯤꯗꯤ ꯃꯥꯅ ꯃꯆꯤꯟꯅ ꯅꯥꯝꯅ ꯃꯦꯟꯖꯜꯂꯦ ꯃꯈꯨꯠ ꯅꯥꯝꯅ ꯃꯣꯂꯦꯁ ꯇꯧꯔꯦ ꯑꯗꯨꯒ ꯑꯉꯥꯡꯁꯦ ꯐꯥꯖꯤꯜꯂꯒ ꯃꯥꯁꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯒ ꯅꯤꯛꯑꯒ ꯋꯥ ꯉꯥꯡꯕꯁꯨ ꯉꯝꯗꯕꯤ ꯑꯃꯁꯨ ꯉꯝꯗꯕꯤ ꯑꯗꯨꯒ ꯃꯇꯩꯁꯤꯅ ꯅꯪ ꯐꯖꯅ ꯇꯨꯝꯍꯧꯔꯣꯀꯣ ꯐꯖꯅ ꯇꯨꯝꯃꯣ ꯐꯖꯅ ꯇꯨꯝꯃꯣꯀꯣ ꯃꯆꯦꯗ ꯍꯥꯏꯗꯣꯔꯛꯀꯅꯨꯀꯣ ꯑꯅ ꯍꯥꯏꯔꯒꯅꯦ ꯑꯗꯨꯃꯥꯏꯅ ꯇꯨꯝꯍꯜꯂꯝꯃꯦ ꯅꯨꯃꯤꯠꯇꯨꯃꯁꯨ ꯃꯥꯁꯤ ꯃꯇꯩ ꯆꯠꯈ꯭ꯔꯒ ꯊꯣꯡꯁꯦ ꯂꯣꯟꯖꯜꯂ ꯍꯧꯒꯠꯂꯒ ꯍꯦꯛ ꯀꯞꯄꯦ ꯃꯥꯁꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯃꯥꯅ ꯉꯁꯥꯏꯒꯤ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯑꯣꯏꯕꯅꯤꯅ ꯃꯄꯥ ꯐꯪꯉꯤ ꯉꯥꯎꯔꯒ ꯂꯩꯈꯤꯗ꯭ꯔꯦ ꯃꯃꯥ ꯐꯪꯉꯤ ꯉꯥꯎꯔꯒ ꯂꯩ ꯑꯗꯩ ꯃꯣꯏꯒꯤ ꯕꯕꯥ ꯑꯆꯧ ꯍꯣꯏꯁꯤꯅ ꯂꯣꯏꯅ ꯃꯣꯏꯁꯤ ꯃꯆꯦ ꯍꯣꯏꯁꯤ ꯌꯦꯡꯁꯤꯜꯂꯛꯄꯅꯤ ꯑꯗꯨꯒꯤ ꯐꯤꯕꯝꯁꯤꯗ ꯃꯥꯅ ꯄꯥꯡꯒꯟ ꯊꯣꯛꯄꯁꯦ ꯀꯔꯤꯝ ꯉꯝꯗ꯭ꯔꯦ ꯌꯥꯝ ꯇꯨꯁꯣꯟꯅ ꯍꯤꯡꯕꯗꯨꯗ ꯂꯥꯏꯔꯕꯅ ꯏꯅꯥꯛ ꯈꯨꯟꯕ ꯀꯤꯕ ꯍꯥꯏꯁꯦ ꯁꯤꯅꯦꯕ ꯍꯣꯏ ꯑꯗꯨꯃꯁꯨ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯍꯩꯅꯗꯗꯤ ꯀꯔꯤꯝꯇꯗꯤ ꯍꯥꯏꯗ꯭ꯔꯦ ꯃꯥ ꯋꯥ ꯉꯥꯡꯊꯣꯛꯇ꯭ꯔꯦ ꯑꯗꯨꯕꯨ ꯃꯁꯥꯗꯗꯤ ꯑꯗꯨꯝ ꯃꯥꯁꯦ ꯋꯥꯔꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯑꯗꯩ ꯈꯜꯂꯦꯒ ꯃꯥꯁꯦ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯃꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯣꯏꯁꯦ ꯃꯇꯩꯒ ꯃꯆꯦꯒꯁꯦ ꯂꯥꯛꯑꯦ ꯑꯉꯥꯡꯒ ꯄꯨꯔ ꯂꯥꯛꯇꯨꯅ ꯕꯕꯥ ꯑꯆꯧꯗꯨꯅ ꯄꯝꯗꯅ ꯑꯗꯩꯗꯤ ꯉꯥ ꯌꯦꯟ ꯂꯩꯔꯛꯇꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅ ꯊꯣꯡꯃꯤꯟꯅꯗꯅ ꯑꯗꯨꯝ ꯇꯧꯔꯦ ꯑꯗꯁꯨ ꯃꯇꯩꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯇꯟꯖꯥ ꯑꯗꯨꯝ ꯌꯦꯡꯉꯦꯕ
ꯃꯣꯏꯁꯤ ꯃꯥꯡꯒꯣꯟꯗ ꯐꯝꯃꯦꯀꯣ ꯑꯗꯨꯝ ꯑꯩ ꯏꯁꯤꯡ ꯑꯝꯇ ꯊꯧꯈꯤꯒꯦ ꯍꯥꯏꯔꯒ ꯕꯦꯝꯃ ꯅꯪ ꯏꯁꯤꯡ ꯀꯜꯂꯛꯑꯣ ꯍꯥꯏꯔꯒ ꯑꯗꯨꯝ ꯃꯁꯥꯗꯤ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯗꯕ ꯆꯪꯈꯤꯕ ꯏꯁꯤꯡ ꯑꯝꯇ ꯀꯜꯂꯛꯑꯣ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯉꯣꯟꯗ ꯍꯩꯅꯗꯕ ꯃꯑꯣꯡ ꯃꯇꯧ ꯅꯛꯁꯜꯂꯛꯄ ꯑꯗꯨꯗꯃꯛꯇꯤ ꯑꯗꯨꯒꯨꯝꯕ ꯂꯤꯆꯠꯃꯛꯇꯤ ꯆꯠꯂꯛꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯅꯛꯁꯜꯂꯛꯄ ꯅꯪ ꯊꯣꯡꯕ ꯆꯥꯒꯦ ꯂꯥꯛꯏꯃꯤꯅꯦ ꯅꯥꯇꯩꯅ ꯂꯥꯛꯏꯁꯦ ꯅꯪ ꯌꯦꯡꯅꯤꯡꯗꯅ ꯂꯥꯛꯏꯃꯤꯅꯦ ꯑꯗꯩ ꯑꯩꯈꯣꯏꯗ ꯆꯠꯂꯁꯤꯗꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯂꯩꯔꯨꯁꯤꯗꯅ ꯑꯇꯩꯁꯤꯗ ꯏꯃꯥꯁꯨ ꯀꯩꯗꯧꯕꯅꯤꯅ ꯑꯩ ꯑꯃꯨꯛ ꯂꯣꯏ ꯊꯥꯗꯣꯛꯄꯗꯣ ꯌꯥꯗꯕꯩꯅꯦꯅ ꯑꯗꯨꯃꯥꯏꯅ ꯈꯨꯝꯃꯤꯀꯣ ꯑꯗꯩ ꯅꯪ ꯇꯦꯜ ꯂꯣꯏꯔꯒ ꯀꯗꯥꯏꯗ ꯇꯝꯒꯦꯕ ꯅꯪ ꯁꯠ ꯄꯩꯁꯥꯁꯦ ꯂꯧꯁꯜꯂꯣ ꯏꯇꯩ ꯏꯆꯦꯅ ꯎꯈꯤꯅꯤ ꯏꯇꯩ ꯍꯥꯞꯆꯜꯂꯣꯅ ꯑꯗꯩꯗꯤ ꯌꯥꯅꯤꯁꯦ ꯍꯥꯏꯔꯒ ꯁꯠꯂꯥꯎꯅꯒ ꯑꯗꯨꯝ ꯃꯈꯨꯠꯇ ꯇꯥꯞ ꯍꯦꯛ ꯄꯤꯔꯝꯕꯀꯣ ꯃꯈꯨꯠꯀ ꯆꯦꯆꯦꯛ ꯍꯦꯛ ꯄꯥꯏꯔꯝꯕ ꯑꯗꯩ ꯅꯪ ꯌꯨꯝ ꯁꯥꯗꯣꯏꯅꯤꯀꯣ ꯈꯤꯇꯪ ꯂꯩꯔꯒꯅꯦ ꯅꯪ ꯀ꯭ꯂꯥꯁ 12ꯀ ꯂꯣꯏꯔꯀꯥꯟꯗ ꯅꯪ ꯑꯩꯅ ꯌꯨꯝ ꯁꯥꯔꯗꯝꯃꯤ ꯂꯝ ꯂꯩꯔꯗꯝꯃꯤꯀꯣ ꯅꯪꯒ ꯍꯥꯏꯔꯒ ꯑꯗꯨꯝ ꯍꯦꯛ ꯊꯣꯛꯈꯤꯕ ꯋꯥꯈꯜꯗꯒ ꯁꯨꯃꯥꯏꯅ ꯍꯦꯛ ꯁꯤꯛꯑꯝꯕ ꯑꯗꯨꯝ ꯇꯧꯔꯝꯃꯦꯕ ꯑꯗꯩꯗꯤ ꯑꯃꯨꯛ ꯃꯆꯦꯁꯤ ꯌꯥꯎꯗꯕꯤꯗꯁꯨꯅꯦ ꯅꯨꯡꯗꯥꯡꯒꯨꯝꯕꯗꯁꯨ ꯃꯇꯩꯁꯤ ꯈꯛ ꯂꯥꯛꯑꯦꯕ ꯃꯇꯩꯁꯤ ꯈꯛ ꯂꯥꯛꯑꯒ ꯅꯣꯏ ꯑꯋꯥꯠꯄꯒ ꯀꯩ ꯄꯨꯔꯛꯏꯅꯤꯅꯦꯍꯦ ꯑꯩꯁꯦꯅ ꯍꯥꯏꯔꯒ ꯄꯣꯔꯛꯀꯅꯤ ꯑꯗꯨꯒ ꯃꯥꯏ ꯀꯥ ꯃꯥꯁꯦ ꯂꯥꯏꯔꯤꯛ ꯄꯥ ꯂꯩꯕꯁꯦ ꯃꯇꯩꯁꯦ ꯂꯥꯛꯑꯦꯅ ꯃꯥꯁꯨ ꯊꯣꯛꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯆꯪꯉꯛꯀꯅꯦꯕ ꯆꯪꯉꯛꯑꯒꯅꯦ ꯃꯥꯏ ꯃꯅꯥꯛꯁꯤꯗ ꯐꯝꯃꯒ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯋꯥꯁꯦ ꯑꯀꯥꯏꯕꯁꯦ ꯑꯗꯨꯝ ꯉꯥꯡꯕ ꯅꯥꯇꯩꯁꯦ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦꯅꯦ ꯅꯪ ꯂꯩꯇꯕꯁꯦ ꯑꯩꯈꯣꯏꯗ ꯆꯧꯁꯤꯅꯦ ꯉꯁꯤꯗꯤ ꯅꯪ ꯂꯧ ꯂꯥꯛꯏꯃꯤꯅꯦ ꯑꯩꯅ ꯆꯦꯗ ꯐꯣꯟ ꯇꯧꯈ꯭ꯔꯒꯦ ꯉꯁꯤ ꯑꯍꯤꯡꯗꯤ ꯑꯩꯈꯣꯏꯗ ꯂꯦꯛꯎꯁꯤ ꯏꯇꯩ ꯑꯩ ꯀꯣꯟꯅ ꯂꯥꯛꯀꯦ ꯑꯗꯨꯝ ꯑꯌꯨꯛꯗꯤꯟꯗ ꯑꯣꯏꯅ ꯏꯆꯦ ꯂꯥꯛꯄ ꯀꯥꯟꯗ ꯑꯣꯏꯅ ꯄꯨꯂꯞ ꯂꯥꯛꯀꯦ ꯅꯨꯡꯗꯥꯡꯅꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯦ ꯑꯗꯣ ꯃꯇꯩꯁꯤꯒꯤ ꯋꯥꯈꯟꯗꯅꯅꯦ ꯑꯉꯥꯡꯁꯤꯅ ꯀꯔꯤꯝ ꯍꯥꯏꯔꯛꯇꯕꯁꯤꯗ ꯃꯥꯅ ꯌꯥꯕ꯭ꯔꯥꯅ ꯈꯟꯕ ꯑꯃꯁꯨ ꯌꯥꯎꯁꯜꯂꯛꯑꯦꯕꯀꯣ ꯃꯇꯩꯁꯤꯅꯗꯤ ꯁꯨꯝ ꯑꯗꯩꯗꯤ ꯃꯥꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯃꯥꯁꯤ ꯑꯗꯩ ꯏꯃꯨꯡꯗꯨꯗꯗꯤ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒꯗꯤ ꯂꯩꯃꯤꯟꯅꯕ ꯌꯥꯗꯕꯅꯤ나 ꯃꯣꯏꯒꯤ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯣ ꯆꯪꯉꯛꯇꯣꯏꯕꯅꯤꯅ ꯑꯇꯩꯁꯤꯅ ꯈꯤꯇꯪꯗꯤ ꯂꯥꯞꯇꯛꯇꯤ ꯐꯝꯃꯒ ꯃꯤ ꯍꯦꯛ ꯆꯪꯉꯛꯇ꯭ꯔꯒꯅ ꯋꯥꯁꯦ ꯑꯀꯥꯏꯕ ꯁꯨꯝ ꯉꯥꯡꯉꯛꯄ ꯃꯤ ꯍꯦꯛ ꯆꯪꯉꯛꯑꯒꯅ ꯑꯁ ꯒ꯭ꯌꯥꯟ ꯇꯥꯕꯅ ꯏꯃꯧꯗꯤ ꯇꯦꯟꯗꯣ ꯊꯥꯕ ꯂꯣꯏꯊꯣꯛꯑꯣ ꯏꯆꯥꯗꯤꯅ ꯀꯩꯅꯣꯗꯤꯅ ꯏꯅꯥꯎꯗꯤꯅꯀꯣ ꯇꯦꯟꯗꯣ ꯊꯥꯕ ꯂꯣꯏꯊꯣꯛꯑꯣ ꯑꯗꯨꯒ ꯅꯪ ꯃꯄꯥꯟ ꯆꯠꯇꯣꯏꯃꯤꯀꯣ ꯅꯪꯅ ꯂꯥꯏꯔꯤꯛ ꯇꯞꯄꯥ ꯂꯩꯔꯝꯕꯁꯤꯅꯤ ꯏꯇꯩꯅ ꯅꯣꯏ ꯌꯦꯡꯁꯤꯜꯂꯛꯏꯃꯤ ꯅꯪ ꯀꯩꯀꯩ ꯈꯪꯗꯕ ꯌꯥꯎꯔꯁꯨ ꯇꯥꯛꯄꯤꯒꯦꯒ ꯍꯥꯏꯔꯒꯅꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯑꯗꯨꯝ ꯆꯠꯈꯤꯕ ꯑꯗꯨꯝ ꯏꯇꯣꯏ ꯇꯣꯏꯅ ꯏꯇꯠ ꯇꯠꯇꯅ ꯃꯆꯦꯁꯤ ꯌꯥꯎꯗ꯭ꯔꯁꯨ ꯂꯥꯛꯄ ꯑꯗ ꯃꯥ ꯂꯥꯛꯄꯁꯤ ꯃꯆꯦꯁꯤꯅ ꯈꯪꯗꯕꯁꯨ ꯌꯥꯎꯋꯦꯕ ꯃꯣꯏꯅꯁꯨ ꯏꯇꯩ ꯂꯥꯛꯏ ꯈꯣꯠꯂꯤꯅ ꯃꯣꯏ ꯑꯗꯨꯝ ꯈꯪꯅꯕꯣꯏ ꯅꯤꯡꯗꯅ ꯍꯥꯏꯗ꯭ꯔꯦꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯈꯔ ꯂꯩꯔꯒꯗꯤ ꯃꯃꯥꯁꯦ ꯑꯃꯨꯛ ꯌꯥꯝ ꯀꯟꯅ ꯅꯥꯁꯜꯂꯛꯑꯦꯕꯀꯣ ꯌꯥꯝ ꯀꯟꯅ ꯅꯥꯁꯜꯂꯛꯄꯁꯤꯗ ꯃꯄꯥꯟ ꯂꯝꯗ ꯑꯣꯏꯅ ꯑꯝꯇꯪꯗꯤ ꯂꯥꯏꯌꯦꯡꯊꯣꯛꯎꯁꯤ ꯅꯨꯡꯉꯥꯏꯇꯦ ꯃꯇꯩꯁꯤꯅ ꯍꯧꯗꯣꯛꯑꯦꯕ ꯋꯥꯁꯦ ꯃꯌꯥꯝꯁꯤꯗ ꯇꯣꯏꯅ ꯅꯥꯕꯁꯦ ꯍꯧꯔꯕꯅꯤꯅ ꯑꯗꯩ ꯃꯣꯏꯁꯦ ꯃꯃꯥꯁꯦ ꯄꯨꯈꯠꯄ ꯃꯇꯩꯁꯤꯒ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯒꯅꯦ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔꯒ ꯌꯥꯎꯍꯜꯂꯛꯇꯦꯕꯀꯣ ꯃꯥꯅ ꯃꯇꯩꯁꯤꯅ ꯑꯣꯏꯅ ꯒꯥꯔꯤ ꯁꯨꯝ ꯊꯧ ꯂꯥꯛꯀꯅꯦꯕ ꯅꯨꯡꯗꯥꯡꯗ ꯏꯃꯥꯁꯦ ꯑꯅꯥꯕ ꯍꯧꯔꯦ ꯈꯣꯠꯂꯦ ꯍꯥꯏꯕꯁꯦ ꯃꯇꯩꯁꯤ ꯑꯣꯏꯅ ꯆꯦꯜꯂꯛꯀꯅꯦꯕ ꯃꯤ ꯌꯥꯎꯗꯅ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯒ ꯃꯣꯏꯅꯤꯁꯦ ꯄꯨꯈꯠꯇꯣꯏꯅꯦꯕ ꯑꯗꯩ ꯑꯃꯨꯛ ꯃꯄꯥꯟꯁꯤꯁꯨ ꯃꯥꯅ ꯍꯧꯗꯣꯛꯄꯅꯦꯕ ꯃꯄꯥꯟꯗ ꯁꯨꯃꯥꯏꯅ ꯆꯠꯁꯤ ꯈꯣꯠꯁꯤ ꯑꯗꯨꯒ ꯀꯩꯅꯣ ꯂꯥꯏꯌꯦꯡꯉꯨꯁꯤ ꯑꯝꯇꯪꯗꯤꯅ ꯑꯗꯩ ꯀꯅꯥ ꯆꯠꯄ ꯈꯣꯠꯄꯅ ꯇꯧꯕꯁꯤꯗ ꯏꯕꯦꯝꯃꯒ ꯑꯩꯒ ꯑꯗꯨꯝꯆꯠꯂꯒꯦ ꯌꯥꯅꯤ ꯃꯥꯅ ꯁꯦꯕꯥꯒꯤ ꯑꯣꯏꯖꯔꯖꯅꯨ ꯍꯥꯏꯔꯒꯅꯦ ꯃꯇꯩꯁꯤꯒ ꯑꯗꯨꯃꯥꯏꯅ ꯃꯣꯏ ꯑꯍꯨꯝ ꯈꯛꯇꯪ ꯐ꯭ꯂꯥꯏꯠꯇ ꯆꯠꯂꯦꯕꯀꯣ ꯑꯗꯨꯗꯁꯨ ꯑꯥꯗꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯇꯩꯁꯤꯅ ꯑꯗꯨꯝ ꯃꯅꯤꯡ ꯇꯝꯅ ꯑꯗꯨꯗꯗꯤ ꯃꯉꯣꯟꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯩꯅꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯄꯨꯔꯥ ꯃꯕꯥꯅꯤꯁꯤ ꯃꯃꯥꯁꯤꯗꯤ ꯉꯥꯎꯔꯝꯅꯤ ꯀꯔꯤꯝ ꯈꯪꯗ꯭ꯔꯦꯗꯅ ꯄꯨꯔꯥ ꯃꯇꯩ ꯃꯅꯥꯎꯗꯧꯅꯅꯦ ꯃꯇꯩꯁꯤꯅ ꯑꯗꯨꯝ ꯃꯅꯥꯛꯇ ꯐꯝꯖꯜꯂꯛꯄꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯐꯖꯗꯕ ꯑꯗꯨꯝ ꯄꯨꯔꯥ ꯃꯥꯒꯤ ꯅꯨꯄꯤꯗꯧꯅ ꯃꯇꯩꯁꯤꯅ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯑꯗꯨꯝ ꯂꯣꯏꯅꯔꯦꯕ ꯃꯉꯣꯟꯁꯤꯗꯀꯣ ꯃꯥꯁꯦ ꯁꯨꯝ ꯈꯥꯡꯕꯁꯦ ꯁꯨꯝ ꯉꯝꯃꯛꯇ꯭ꯔꯦꯕ ꯑꯗꯩ ꯃꯥꯅ ꯑꯗꯨꯝꯅꯦ ꯇꯥꯟꯖꯥꯁꯦ ꯄꯤꯗꯕꯅꯤꯅ ꯃꯇꯩꯁꯤꯅ ꯍꯣꯁꯄꯤꯇꯥꯜꯅꯤꯅ ꯃꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯔꯨꯝ ꯅꯨꯡꯗꯤ ꯂꯩꯕꯗꯤ ꯅꯠꯇꯕꯅꯤꯅ ꯑꯅꯥꯕꯗꯨꯒꯤ ꯔꯨꯝꯗꯨꯗ ꯃꯕꯥꯅꯤꯁꯤꯅ ꯂꯩꯔꯦ ꯑꯗꯨꯒ ꯃꯇꯩꯁꯤꯒꯤꯅ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗꯨꯒꯤ ꯊꯪꯅꯕ ꯔꯦꯟ ꯑꯗꯨꯝꯕ ꯑꯅꯥꯕ ꯁꯦꯕꯥꯒꯤ ꯂꯦꯛꯐꯝ ꯁꯥꯗꯣꯛꯑꯦ ꯑꯗꯨꯗ ꯃꯇꯩꯁꯤꯅ ꯂꯩꯌꯦꯕ ꯑꯗꯨ ꯃꯥꯁꯤꯅꯅꯦꯃꯇꯩꯁꯤꯅ ꯌꯥꯝ ꯀꯧꯋꯦ ꯑꯗꯨꯗꯁꯨ ꯅꯪ ꯁꯤꯗ ꯂꯥꯛꯑꯣ ꯈꯣꯠꯂꯣꯅ ꯑꯗꯨ ꯃꯥꯅ ꯁꯨꯡꯌꯥ ꯌꯥꯗꯦꯕꯀோ ꯌꯥꯗꯕꯅꯤꯅ ꯃꯇꯩꯅꯁꯨ ꯊꯤꯅꯗꯤ ꯉꯥꯡ ꯉꯝꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯁꯦ ꯏꯖꯠꯃꯛꯇꯤ ꯃꯄꯥꯟꯗ ꯂꯩꯔꯤꯉꯩꯁꯤꯗ ꯏꯖꯠꯃꯛꯇꯤ ꯂꯧꯗꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯜꯂꯛꯑꯦ ꯑꯗꯨꯒꯤ ꯂꯥꯏꯌꯦꯡꯉꯨꯕꯁꯦ ꯍꯜꯂꯛꯑꯦ ꯑꯗꯨꯒ ꯍꯜꯂꯛꯑꯀꯥꯟꯁꯤꯗꯅꯦ ꯃꯃꯥꯁꯦꯈꯔ ꯐꯔꯦ ꯑꯗꯩ ꯃꯆꯦꯁꯦ ꯑꯉꯥꯡ ꯅꯥꯏꯅ ꯑꯝꯇ ꯂꯥꯛꯑꯣꯅ ꯃꯥꯁꯦ ꯆꯠꯂꯤ ꯑꯗꯣ ꯃꯇꯩꯁꯤꯒꯅꯦ ꯃꯥꯒꯁꯨ ꯑꯗꯨꯝ ꯃꯕꯥꯅꯤꯈꯛ ꯑꯗꯨꯝ ꯕꯖꯥꯔꯗ ꯄꯣꯠ ꯆꯩ ꯂꯩꯔꯨꯁꯦꯅꯁꯨ ꯑꯗꯨꯝ ꯆꯠꯂꯤ ꯑꯗꯨꯒꯨꯝꯕꯗꯗꯤ ꯃꯥꯁꯦ ꯑꯗꯨꯝ ꯃꯥꯒꯤ ꯃꯈꯨꯝꯁꯥꯗꯤ ꯁꯥꯡꯉꯛꯇꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯥꯏ ꯅꯨꯄꯤꯗꯧꯅꯗꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯤꯠꯌꯦꯡ ꯃꯑꯣꯡ ꯃꯇꯧ ꯑꯩꯈꯣꯏꯗ ꯂꯩꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯅꯤ ꯅꯪꯕꯨ ꯑꯗꯨ ꯑꯗꯥꯅ ꯑꯗꯨꯝꯕꯗꯤ ꯑꯗꯨꯝ ꯃꯇꯩꯁꯤꯒꯤꯗꯤ ꯃꯥꯏ ꯅꯨꯄꯤꯗꯧꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯣꯏꯅꯖꯕ ꯃꯉꯣꯟꯁꯤꯗꯗꯤ ꯑꯗꯩꯗꯤ ꯃꯑꯣꯡ ꯑꯃꯗ ꯑꯗꯩ ꯃꯇꯝꯗꯨꯗꯗꯤ ꯃꯥꯁꯦ 10 ꯊꯥꯕ ꯂꯣꯏꯔꯦꯀꯣ 10 ꯊꯥꯕ ꯂꯣꯏꯔꯦ ꯑꯗꯣ ꯅꯪ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯀꯦ ꯍꯥꯏꯕꯗꯨꯕꯨ ꯆꯠꯅꯤꯡꯕ꯭ꯔꯅꯦ ꯈꯣꯠꯅꯤꯡꯕ꯭ꯔꯅꯦ ꯁꯨꯝ ꯍꯪꯉꯦ
ꯑꯩ ꯆꯠꯅꯤꯡꯗꯦ ꯏꯇꯩ ꯑꯗꯨꯝ ꯑꯩ ꯁꯤꯗ ꯑꯗꯨꯝ ꯂꯩꯒꯦꯅ ꯍꯥꯏ ꯑꯗꯩꯗꯤ ꯍꯣꯏꯗ ꯏꯇꯩꯁꯨ ꯅꯪ ꯆꯠꯈ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯆꯠꯂꯅꯨ ꯀꯩꯗꯧꯋꯦ ꯍꯥꯏꯅꯣ ꯍꯥꯏꯅꯒ ꯑꯗꯨꯒꯗꯤ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯃꯆꯦꯁꯤꯒꯤ ꯑꯉꯥꯡꯁꯦ ꯅꯥꯏꯌꯦꯅꯅꯦ ꯃꯣꯏꯗ ꯀꯩꯅꯣ ꯇꯧꯕ ꯃꯥꯁꯦ ꯑꯍꯤꯡ ꯂꯦꯛꯑꯦꯕ ꯂꯦꯛꯄꯁꯤꯗꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯅꯨꯃꯤꯠꯁꯤꯗꯁꯨ ꯑꯍꯤꯡꯁꯦ ꯆꯪꯉꯛꯑꯒ ꯃꯇꯩꯁꯤꯅ ꯑꯗꯨꯗꯗꯤ ꯃꯥꯅꯅꯦ ꯃꯇꯩꯁꯤꯅ ꯉꯍꯥꯟꯈꯩꯅ ꯃꯣꯂꯦꯁ ꯈꯛꯇꯒꯤ ꯊꯕꯛꯅꯦꯕꯀꯣ ꯅꯨꯃꯤꯠꯁꯤꯗꯗꯤ ꯉꯁꯤꯗꯤ ꯏꯕꯥꯅꯤ ꯌꯨꯝꯕꯥꯟ ꯃꯔꯤ ꯊꯝꯅꯁꯦꯅ ꯗꯥꯏꯔꯦꯛ ꯍꯥꯏꯔꯛꯑꯦꯕ ꯋꯥꯍꯩꯅ ꯑꯗꯩꯗꯤ ꯃꯥꯅ ꯃꯇꯩꯁꯦ ꯍꯦꯛꯇꯅꯦ ꯃꯥꯗꯤ ꯑꯗꯨꯝ ꯃꯇꯩꯁꯦ ꯍꯦꯛ ꯆꯪꯉꯛꯄꯒ ꯃꯥꯅ ꯑꯗꯨ ꯅꯨꯃꯤꯠꯁꯤꯗꯁꯨ ꯃꯣꯂꯦꯁ ꯍꯥꯟꯅ ꯂꯣꯏ ꯇꯧꯔꯦꯕ ꯑꯗꯨꯁꯨ ꯃꯥꯁꯦ ꯍꯩꯅꯗ ꯃꯁꯥꯁꯦ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯦ ꯅꯨꯡꯉꯥꯏꯇꯅ ꯈꯥꯡꯒꯠꯂꯒ ꯂꯩꯔꯝꯃꯦꯗꯅ ꯂꯩꯔꯒ ꯈꯥꯡꯒꯠꯂꯒ ꯂꯩꯔꯤꯉꯩꯗꯨꯗ ꯃꯣꯂꯦꯁ ꯇꯧꯕ ꯍꯩꯅꯔꯛꯇ꯭ꯔꯤꯉꯩ ꯍꯥꯏꯕꯁꯨ ꯉꯝꯗ ꯑꯩꯈꯣꯏꯒꯤ ꯃꯁꯥꯅ ꯌꯥꯕꯗꯤ ꯅꯠꯇꯕꯅꯤꯅ ꯍꯥꯏꯗꯣꯛꯄꯗꯤ ꯉꯝꯗ꯭ꯔꯒ ꯌꯥꯝ ꯋꯥꯅ ꯈꯥꯡꯉꯤꯉꯩ ꯇꯨꯀꯠꯆꯕ ꯍꯩꯅꯗꯕ ꯃꯉꯣꯟꯗꯗꯤ ꯅꯨꯡꯁꯤꯕ ꯀꯩꯝ ꯂꯩꯄꯣꯟꯇꯦ ꯀꯤꯕꯒꯤꯅꯦꯕ ꯀꯤꯕꯒꯤ ꯍꯥꯏꯗꯣꯛ ꯉꯝꯗ꯭ꯔꯤꯅꯦꯕ ꯑꯗꯨꯒꯤꯗꯨꯗ ꯃꯥꯅ ꯉꯁꯤꯗꯤ ꯌꯨꯝꯕꯥꯟ ꯃꯔꯤ ꯊꯝꯕ ꯍꯧꯔꯁꯤꯀꯣ ꯏꯕꯥꯅꯤꯅ ꯍꯥꯏꯔꯒ ꯃꯥꯏ ꯐꯃꯨꯡꯗ ꯐꯝꯃꯒ ꯃꯣꯂꯦꯁ ꯇꯧꯔꯝꯕꯗꯤ ꯃꯥ ꯇꯨꯝꯁꯤꯜꯂꯛꯄꯅꯦꯕ ꯃꯥꯅ ꯍꯦꯛꯇ ꯍꯥꯏꯒꯠꯂꯒ ꯃꯈꯖꯥꯏꯁꯦ ꯊꯥꯕꯅꯦꯌꯦꯀꯣ ꯑꯗꯩꯗꯤ ꯃꯆꯦꯁꯤꯗꯤ ꯇꯥꯗꯣꯏꯅꯤ ꯊꯪꯅꯕ ꯀꯥꯗ ꯂꯩꯔꯤꯕꯅꯤꯅ ꯃꯥꯅ ꯆꯤꯔꯣꯜ ꯑꯣꯏꯅ ꯇꯞꯅ ꯍꯥꯏꯔꯦꯕ ꯅꯪ ꯉꯁꯤꯗꯒꯤ ꯍꯦꯟꯖꯜꯂꯛꯀꯅꯨ ꯅꯪ ꯉꯁꯤꯗꯒꯤ ꯍꯦꯟꯖꯜꯂꯛꯑꯒꯗꯤ ꯉꯁꯤꯅ ꯑꯔꯣꯏꯕꯅꯤ ꯑꯩ ꯉꯍꯥꯟꯈꯩꯗꯤ ꯈꯥꯡꯕꯅꯤ ꯏꯇꯩꯒꯤ ꯏꯖꯠ ꯌꯦꯡꯉꯒ ꯏꯆꯦꯒꯤ ꯏꯖꯠ ꯌꯦꯡꯉꯒ ꯑꯩ ꯈꯥꯡꯕꯅꯤ ꯑꯗꯣ ꯉꯁꯤꯗꯒꯤ ꯍꯦꯟꯖꯜꯂꯛꯑꯒꯗꯤ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯁꯤꯅꯤ ꯍꯥꯏꯔꯝꯕ ꯃꯥꯁꯦ ꯊꯣꯛꯂꯛꯑꯦꯕ ꯊꯣꯛꯂꯛꯑꯦ ꯅꯨꯃꯤꯠꯁꯤꯃꯗꯤ ꯃꯥꯁꯦ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯋꯥꯁꯔꯨꯝꯁꯤꯗ ꯆꯪꯉꯒ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯃꯥꯁꯦ ꯀꯞꯄꯒ ꯈꯥꯡꯉꯦ ꯍꯥꯏꯀꯣ ꯉꯟꯇꯥ ꯃꯥꯁꯦ ꯉꯟꯇꯥ ꯂꯥꯛꯈ꯭ꯔꯦ ꯃꯌꯨꯝꯗ ꯍꯥꯏꯔꯝꯗ꯭ꯔꯦꯕ ꯃꯆꯦꯗꯁꯨ ꯑꯝꯇꯀꯣ ꯑꯗꯨꯒ ꯃꯥꯁꯤꯅ ꯇꯧꯐꯝ ꯈꯪꯗꯗꯅꯅꯦ ꯀꯞꯄꯒ ꯃꯥꯁꯦ ꯍꯜꯂꯛꯑꯦ ꯃꯌꯨꯝꯗ ꯆꯪꯉ ꯇꯨꯝꯃꯦ ꯃꯃꯥꯟꯅꯕꯤ ꯑꯃꯈꯛꯅ ꯎꯍꯧꯋꯦꯕ ꯃꯃꯥꯟꯅꯕꯤꯗꯤ ꯃꯣꯏ ꯁꯥꯒꯩꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯄꯟꯒꯤ ꯃꯆꯥ ꯑꯃꯅ ꯃꯥ ꯀꯞꯄꯒ ꯆꯪꯉꯛꯈꯤꯕꯁꯤꯗ ꯃꯃꯥꯟꯅꯕꯤꯁꯦ ꯆꯪꯉꯛꯑꯦꯕ ꯅꯪ ꯀꯩꯗꯧꯔꯒꯦꯅ ꯑꯉꯥꯡꯅꯤꯅ ꯋꯥꯈꯜ ꯄꯨ ꯉꯝꯗꯕꯅꯤꯅ ꯃꯃꯥꯟꯅꯕꯤꯁꯤꯗ ꯃꯥꯅ ꯋꯥꯔꯤ ꯈꯤꯇꯪ ꯂꯤꯔꯨꯔꯦꯕ ꯏꯇꯩꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯁꯦꯡꯅꯗꯤ ꯂꯤꯕ ꯅꯠꯇꯦꯀꯣ ꯍꯩꯅꯗꯕ ꯁꯥꯖꯠ ꯇꯧꯏ ꯀꯨꯏꯔꯦ ꯑꯩ ꯍꯥꯏꯗꯣꯛꯄ ꯉꯝꯗꯗꯅ ꯏꯔꯥꯡ ꯊꯣꯛꯅꯔꯛꯀꯅꯤꯅ ꯏꯆꯦꯅ ꯆꯦꯆꯧꯕꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯖꯠ ꯏꯇꯩꯅ ꯂꯩꯔꯤꯕ ꯏꯖꯠ ꯁꯥꯒꯩꯁꯤꯗ ꯃꯥꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯤꯉꯣꯜ ꯃꯋꯥꯅꯦꯅ ꯈꯟꯅꯔꯒ ꯑꯗꯨꯅ ꯑꯩꯁꯦ ꯅꯨꯡꯉꯥꯏꯇꯗꯅ ꯑꯗꯨꯝ ꯑꯩ ꯏꯊꯟꯗ ꯈꯥꯡꯕꯅꯤ ꯉꯁꯤꯐꯥꯎ ꯑꯩ ꯈꯥꯡꯕꯁꯦ ꯉꯝꯃꯛꯇ꯭ꯔꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯔꯣꯏ ꯃꯣꯏꯗ ꯍꯥꯏꯔꯒ ꯀꯞꯄꯒ ꯋꯥꯔꯤꯁꯦ ꯈꯔ ꯂꯤꯊꯣꯛꯎꯔꯦ ꯃꯃꯥꯟꯅꯕꯤꯁꯦ ꯆꯠꯈ꯭ꯔꯦꯕ ꯃꯥꯅ ꯑꯃꯨꯛ ꯃꯊꯪ ꯃꯃꯥ ꯍꯣꯏ ꯀꯩ ꯍꯣꯏ ꯁꯨꯝ ꯍꯥꯏꯔꯦꯗꯅ ꯑꯗꯣ ꯅꯨꯃꯤꯠꯁꯤꯃꯒꯤ ꯃꯥꯁꯦ ꯃꯄꯥꯟ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇ꯭ꯔꯦꯕ ꯍꯧꯖꯤꯛꯀꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯦꯀꯣ ꯃꯗꯣꯝꯆꯥ ꯍꯣꯏ ꯀꯀꯩꯁꯦ ꯂꯥꯛꯑꯦ ꯅꯪ ꯀꯩꯅꯣ ꯅꯆꯦ ꯑꯆꯧꯕꯤꯒꯤ ꯅꯨꯄꯥꯅ ꯅꯉꯣꯟꯗ ꯀꯩ ꯇꯧꯋꯦꯕ ꯍꯥꯏꯌꯣ ꯑꯩꯈꯣꯏ ꯁꯥꯒꯩ ꯃꯌꯥꯝ ꯄꯥꯜꯂꯤꯁꯤꯗꯤ ꯃꯌꯨꯝ ꯀꯔꯤꯒꯤ ꯃꯌꯨꯝ ꯑꯔꯤꯡꯕ ꯂꯣꯏ ꯊꯨꯒꯥꯏꯔꯨꯒꯦ ꯃꯥꯅ ꯎꯁꯤꯠꯇ ꯌꯥꯕ꯭ꯔꯥ ꯑꯩꯈꯣꯏꯗꯤ ꯃꯥꯅ ꯅꯣꯏꯁꯦ ꯅꯆꯥꯅꯦ ꯅꯅꯥꯎꯅꯦꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯋꯦꯅ ꯈꯜꯂꯒ ꯑꯗꯣ ꯃꯥꯁꯦ ꯃꯃꯥꯡꯗꯁꯨꯅꯦ ꯍꯥꯏꯗꯣꯛꯅꯗꯕꯅꯦ ꯍꯥꯏꯕꯅꯤ ꯂꯩꯁꯥꯕꯤ ꯑꯃꯗ ꯃꯈꯨꯠ ꯁꯥꯡꯉꯨꯕꯩ ꯅꯆꯦ ꯑꯆꯧꯕꯤ ꯂꯧꯗ꯭ꯔꯤꯉꯩꯗ ꯃꯅꯨꯡꯗ ꯏꯔꯥꯡ ꯊꯣꯛꯅꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯃꯥꯅ ꯅꯨꯄꯤꯗꯣ ꯄꯥꯝꯗꯗꯅ ꯄꯩꯁా ꯄꯤꯔ ꯂꯣꯏꯁꯟꯅꯒꯦ ꯍꯥꯏꯕꯅꯤ ꯃꯥꯁꯦ ꯑꯗꯩꯗꯤꯅꯦ ꯃꯣꯏꯒꯤ ꯅꯆꯦ ꯑꯆꯧꯕꯤ ꯂꯧꯔ ꯃꯇꯨꯡꯗꯁꯨ ꯃꯣꯏ ꯑꯣꯐꯤꯁꯇ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯅꯨꯄꯤ ꯑꯃ ꯀꯣꯏꯗꯅ ꯅꯨꯄꯥꯗꯨꯅ ꯈꯪꯉꯛꯇꯅ ꯏꯔꯥꯡ ꯌꯥꯝ ꯇꯧꯋꯦ ꯍꯥꯏꯕꯅꯤ ꯑꯣꯐꯤꯁꯇꯒ ꯂꯥꯛꯇꯅꯅꯦ ꯈꯨꯕꯥꯛꯅ ꯊꯥꯏ ꯍꯥꯏꯕꯅꯤ ꯑꯣꯐꯤꯁ ꯃꯅꯨꯡꯗ ꯁꯤ ꯉꯥ ꯈꯨꯟꯕ ꯃꯤꯒꯤ ꯊꯧꯗꯣꯛꯅꯤꯅ ꯀꯅꯥꯝ ꯍꯥꯏꯗꯣꯛꯅꯗꯕꯅꯤ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯂꯩꯕꯅꯤꯀꯣ ꯃꯥꯁꯦ ꯁꯣꯏꯗꯅ ꯑꯩꯈꯣꯏꯗꯤꯅꯦ ꯅꯪꯅ ꯃꯣꯏꯗ ꯂꯩꯕꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯅꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯐꯥꯔꯛꯑꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯁꯨ ꯄꯥꯈꯠꯇꯅ ꯂꯩꯔꯝꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯦꯛ ꯍꯥꯟꯅ ꯍꯥꯏꯕꯗꯨ ꯐꯖꯗꯦꯅ ꯍꯥꯏꯗꯕꯅꯤ ꯍꯥꯏꯌꯨ ꯅꯪ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯍꯥꯏꯌꯨꯅꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯔꯦꯕ ꯃꯥꯅ ꯍꯥꯏꯗꯣꯛꯇ꯭ꯔꯦꯕ ꯉꯁꯥꯏ ꯋꯥꯁꯦ ꯆꯥꯎꯅꯔꯛꯑꯗꯤꯅ ꯑꯃꯨꯛ ꯃꯥꯅ ꯈꯜꯂꯦꯕ ꯀꯤꯗꯅ ꯍꯥꯏꯗꯣꯛꯇ꯭ꯔꯦꯕ ꯑꯁꯦꯡꯕ ꯍꯥꯏꯌꯨ ꯅꯪ ꯑꯁꯦꯡꯕ ꯍꯥꯏꯌꯨꯅ ꯍꯥꯏꯗꯣꯛꯇ꯭ꯔꯦ ꯃꯥꯅ ꯑꯗꯩ ꯑꯃꯨꯛ ꯃꯕꯨꯡ ꯊꯣꯛꯄ ꯈꯔꯅꯦ ꯑꯗꯩꯗꯤ ꯃꯈꯨꯔꯥ ꯈꯔꯅꯦ ꯑꯃꯨꯛ ꯆꯪꯉꯛꯑꯦꯕ ꯑꯁꯦꯡꯕ ꯍꯥꯏꯌꯨ ꯃꯥꯅ ꯅꯉꯣꯟꯗ ꯀꯩꯗꯧꯔꯛꯏꯅꯣ ꯃꯥꯁꯦ ꯀꯩꯁꯨ ꯇꯧꯗꯦꯅ ꯍꯥꯏꯔꯦ ꯑꯉꯥꯡ ꯅꯪ ꯋꯥ ꯂꯣꯠꯀꯅꯨ ꯍꯥꯏ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯔꯦꯕ ꯃꯉꯣꯟꯗ ꯑꯣꯏꯅ ꯉꯥꯡꯁꯤꯜꯂꯝꯃꯒ ꯃꯣꯏꯁꯦ ꯆꯠꯅꯈ꯭ꯔꯦꯕꯀꯣ ꯑꯗꯩꯗꯤ ꯑꯗꯨꯒꯤ ꯍꯦꯛ ꯅꯨꯃꯤꯠꯁꯤꯗꯒꯤ ꯁꯣꯝꯗꯩꯁꯨ ꯃꯗꯣꯝꯆꯥꯅ ꯃꯆꯦꯗꯨꯗ ꯃꯗꯣꯝꯆꯥ ꯊꯣꯛꯄꯝꯅ ꯀꯔꯤꯅꯣ ꯈꯔ ꯀꯩꯅꯣ ꯇꯧ ꯃꯥꯟꯅꯦ ꯅꯪꯒꯤ ꯅꯨꯄꯥꯅ ꯑꯉꯥꯡꯁꯤꯅ ꯋꯥꯁꯦ ꯈꯔ ꯂꯤꯊꯣꯛꯄ ꯍꯧꯔꯝꯃ ꯍꯧꯖꯤꯛ ꯍꯥꯏꯗꯣꯛꯎ ꯌꯥꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯃꯥ ꯉꯁꯥꯏ ꯀꯃꯥꯏꯅ ꯆꯠꯈꯤ ꯈꯣꯠꯈꯤ ꯉꯔꯥꯡ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯏꯅ ꯐꯣꯟꯁꯦ ꯇꯧꯔꯦꯕ ꯃꯆꯦ ꯑꯆꯧꯕꯤꯁꯤꯅꯁꯨ ꯑꯉꯥꯡꯁꯤꯅ ꯑꯩꯅ ꯍꯧꯒꯠꯂꯛꯄꯗ ꯂꯩꯔꯝꯗ꯭ꯔꯤꯕ ꯅꯣꯡ ꯍꯥꯏꯔꯝꯗꯅ ꯆꯠꯈ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣꯅ ꯃꯥꯅꯁꯨ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩꯗꯅꯦꯕ ꯑꯗꯨ ꯍꯥꯏꯔꯛꯏꯗꯣ ꯑꯗꯩꯗꯤ
ꯀꯩꯁꯨꯝ ꯇꯧꯗꯦ ꯃꯥ ꯑꯩꯅ ꯍꯧꯒꯠꯂꯛꯄꯗꯕꯨꯗꯤ ꯂꯩꯔꯝꯗꯦ ꯍꯥꯏꯔꯝꯗꯦ ꯑꯩꯉꯣꯟꯗꯁꯨ ꯆꯠꯀꯦꯅ ꯑꯗꯨꯒ ꯀꯩꯝꯇꯗꯤ ꯂꯩꯇꯦ ꯀꯩꯝ ꯊꯣꯛꯇꯦꯅ ꯍꯥꯏꯌꯦꯀꯣ ꯑꯗꯩ ꯃꯥꯁꯨ ꯃꯆꯦ ꯑꯆꯧꯕꯤꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯅꯨꯃꯤꯠꯇꯨꯗꯒꯤꯗꯤ ꯃꯆꯦ ꯑꯆꯧꯕꯤꯁꯤꯅ ꯈꯪꯉꯦ ꯃꯥꯏ ꯅꯨꯄꯥꯁꯤꯒꯤ ꯃꯔꯝꯗ ꯍꯥꯟꯅꯒꯤ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯁꯨ ꯃꯥ ꯃꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯈꯪꯉꯕꯅꯤ ꯃꯥꯅ ꯂꯩꯔꯀꯥꯟꯗ ꯑꯃꯨꯛ ꯑꯣꯐꯤꯁꯇ ꯅꯨꯄꯤ ꯑꯃꯒꯤ ꯀꯣꯏꯅꯩ ꯈꯣꯠꯅꯩꯅ ꯑꯣꯐꯤꯁ ꯅꯨꯄꯥ ꯂꯥꯛꯑ ꯐꯨꯕꯩ ꯊꯧꯗꯣꯛꯁꯤꯁꯨ ꯃꯆꯦ ꯑꯆꯧꯕꯤꯁꯨ ꯈꯪꯉ ꯂꯣꯠꯆꯔꯤꯅꯦꯕ ꯑꯗꯨꯅ ꯃꯥꯅ ꯆꯤꯡꯅꯔꯦꯕꯀꯣ ꯆꯤꯡꯅꯔꯦ ꯃꯥꯁꯦ ꯂꯣꯏ ꯈꯟꯖꯜꯂꯛꯑꯦꯕꯀꯣ ꯑꯗꯨꯗꯤꯅ ꯃꯥꯁꯨ ꯆꯠꯇ꯭ꯔꯦ ꯃꯥꯏ ꯅꯨꯄꯥꯁꯤꯒ ꯃꯥꯒꯁꯦ ꯃꯥꯁꯨ ꯍꯥꯏꯕꯗꯤ ꯉꯝꯗ꯭ꯔꯦꯀꯣ ꯃꯥꯏ ꯅꯨꯄꯥꯁꯤꯗꯤ ꯀꯩꯝ ꯍꯥꯏꯗ꯭ꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯦ ꯆꯠꯂꯔꯣꯏꯒꯦꯅ ꯀꯩꯒꯨꯝꯕ ꯆꯠꯂꯒꯁꯨ ꯗꯦꯕ ꯀꯔꯃ ꯊꯣꯛꯄꯗ ꯑꯩꯗꯪ ꯆꯠꯂꯒꯦ ꯃꯥ ꯄꯨꯔꯔꯣꯏꯒꯦꯅꯀꯌꯥ ꯆꯪꯅꯔꯔꯣꯏꯒꯦ ꯑꯗꯣ ꯑꯉꯥꯡꯁꯤꯁꯨ ꯑꯩ ꯀꯧꯔꯔꯣꯏꯒꯦꯅ ꯀꯧꯔꯛꯇ꯭ꯔꯦ ꯍꯥꯏꯔꯛꯇ꯭ꯔꯦ ꯑꯗꯩ ꯑꯉꯥꯡ ꯂꯩꯁꯥꯕꯤ ꯃꯆꯥꯁꯨ ꯃꯣꯏꯗ ꯂꯥꯛꯇ꯭ꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯅꯔꯦꯕ ꯃꯣꯏꯁꯦ ꯀꯩꯝ ꯍꯥꯏꯅꯗꯕꯤꯗ ꯑꯗꯣ ꯃꯣꯏꯒꯤ ꯁꯥꯒꯩꯁꯤꯅꯁꯨ ꯀꯩꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯊꯣꯛꯑꯒ ꯃꯥꯅ ꯍꯥꯏꯗꯣꯛꯇ꯭ꯔꯦ ꯃꯥ ꯃꯁꯥꯅ ꯁꯣꯏ ꯌꯥꯔꯝꯒꯅꯤ ꯑꯗꯨꯅ ꯍꯥꯏꯗꯣꯛꯇ꯭ꯔꯤꯅꯤ ꯃꯕꯥꯅꯤ ꯌꯥꯔꯒ ꯀꯣꯏꯅꯔꯝꯒꯅꯤ ꯃꯥꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯒꯤ ꯘꯔꯤ ꯑꯃꯨꯛ ꯂꯩꯕꯤ ꯑꯗꯩ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯂꯩꯕꯤ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯃꯥ ꯑꯗꯨꯃꯥꯏꯅ ꯃꯕꯥꯅꯤ ꯁꯣꯏ ꯃꯩ ꯂꯩꯅꯔꯝꯒꯅꯤ ꯑꯗꯣ ꯃꯕꯥꯅꯤ ꯈꯟꯅꯔꯛꯄꯗꯒꯤ ꯃꯥꯅ ꯍꯥꯏꯗꯣꯛꯄꯗꯤ ꯍꯧꯔꯨꯔꯒ ꯃꯥꯁꯦ ꯑꯃꯨꯛ ꯂꯣꯠꯁꯤꯟꯈꯤꯕꯅꯤ ꯍꯥꯏꯗꯅ ꯃꯥꯁꯤꯁꯨ ꯂꯥꯟꯅ ꯈꯟꯕꯤꯈ꯭ꯔꯦꯕꯀꯣ ꯁꯥꯒꯩꯁꯤꯅ ꯑꯗꯩ ꯑꯃꯨꯛ ꯃꯆꯦ ꯑꯆꯧꯕꯤꯁꯤꯅꯁꯨ ꯃꯉꯣꯟꯗ ꯀꯔꯤꯝ ꯍꯥꯏꯔꯛꯇ꯭ꯔꯦ ꯃꯥꯅꯁꯨ ꯀꯩꯝ ꯍꯥꯏꯗ꯭ꯔꯦ ꯁꯤꯡꯉꯦꯕ ꯃꯆꯦ ꯑꯆꯧꯕꯤꯁꯦ ꯌꯥꯝꯅ ꯀꯩꯒꯨꯝꯕ ꯍꯪꯉꯨꯔꯒꯗꯤ ꯍꯥꯏꯗꯣꯔꯛꯑꯣꯅꯦꯀꯣ ꯍꯪꯗꯕꯅ ꯐꯩꯌꯦꯅ ꯃꯥ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦꯕ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯃꯥ ꯃꯁꯥꯁꯤꯐꯧꯗ ꯏꯟꯊꯤꯉꯥꯏ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯃꯣꯏ ꯑꯁꯣꯝꯗꯁꯨ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤꯅꯦ ꯀꯩꯅꯣꯁꯤꯗ ꯍꯦꯛ ꯁꯥꯒꯩꯁꯤꯗꯅꯦ ꯃꯣꯏ ꯑꯁꯣꯝꯒꯤ ꯃꯆꯦ ꯑꯆꯧꯕꯤ ꯍꯣꯏꯒꯤ ꯅꯤꯡꯉꯣꯜ ꯑꯃꯁꯨ ꯁꯣꯝꯗ ꯃꯌꯨꯝ ꯄꯥꯜꯂꯛꯑꯦꯕ ꯑꯗꯨꯗꯨꯅ ꯑꯃꯨꯛ ꯃꯣꯏ ꯀꯩꯅꯣ ꯊꯣꯛꯅ ꯃꯥꯅꯦ ꯑꯗꯨ ꯇꯧ ꯃꯥꯅꯦꯅ ꯑꯁꯣꯝꯗꯁꯨ ꯄꯥꯎ ꯄꯤꯔꯛꯇꯅ ꯅꯤꯡꯕꯨꯡ ꯑꯁꯣꯝꯒꯤ ꯁꯥꯒꯩꯗꯁꯨ ꯂꯣꯏ ꯉꯥꯡꯅꯔꯦꯕ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯗ ꯍꯧꯖꯤꯛꯀꯤ ꯃꯇꯩꯁꯤꯅ ꯀꯩꯒꯨꯝꯕ ꯈꯔ ꯇꯧꯈ꯭ꯔꯦ ꯃꯣꯏꯁꯦ ꯍꯥꯏꯗꯣꯛꯅꯗꯕꯅꯦꯅ ꯑꯗꯨꯗꯒꯤ ꯁꯨꯝ ꯂꯥꯛꯅꯈꯤꯗ꯭ꯔꯕꯅꯤꯅ ꯃꯆꯦ ꯑꯆꯧꯕꯤꯁꯨ ꯆꯠꯇ꯭ꯔꯕꯅꯤ나 ꯍꯥꯟꯅꯗꯧꯅ ꯃꯣꯏ ꯆꯠꯂ ꯈꯣꯠꯂ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯇꯧꯈꯤꯗ꯭ꯔꯕꯅꯤꯅ ꯍꯥꯏꯅꯔꯤꯕꯗꯣ ꯑꯗꯨꯝ ꯆꯨꯝꯃꯝꯃꯅꯤꯅ ꯈꯜꯂꯦꯕ ꯑꯗ ꯂꯩꯔꯤꯕ ꯄꯣꯠꯇꯤ ꯃꯃꯥꯟꯅꯕꯤ ꯑꯃꯈꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ ꯅꯪꯒ ꯅꯣꯏ ꯏꯇꯩꯒ ꯀꯣꯏꯅꯩꯌꯦꯅ ꯂꯣꯏꯅ ꯍꯥꯏꯅꯔꯦ ꯋꯥ ꯂꯥꯎꯅꯔꯦ ꯍꯥꯏꯔꯛꯑꯕ ꯄꯨꯔꯥ ꯄꯣꯠꯇꯨ ꯄꯨꯔꯥ ꯁꯣꯏꯅ ꯍꯥꯏꯔꯛꯑꯦꯗꯅ ꯃꯥꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯃꯥꯏ ꯋꯥꯈꯜꯁꯤꯗ ꯑꯣ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯉꯁꯤ ꯑꯩꯅ ꯆꯥꯔꯤꯕ ꯕꯗꯅꯥꯝꯁꯦ ꯑꯩꯅ ꯍꯥꯏꯗꯣꯛꯍꯧꯗꯕꯒꯤꯅꯤꯀோ ꯏꯖꯠ ꯌꯦꯡꯉꯒ ꯊꯣꯛꯂꯛꯀꯗꯕ ꯃꯌꯥꯝꯗꯣ ꯌꯦꯡꯉꯒ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯕ ꯑꯩꯒꯤ ꯏꯆꯦ ꯑꯆꯧꯕꯤ ꯃꯥꯏ ꯅꯨꯄꯥ ꯑꯩꯈꯣꯏꯕꯨ ꯄꯤꯁꯛ ꯄꯤꯉꯩꯗ ꯌꯦꯡꯁꯜꯂꯛꯑꯕ ꯏꯃꯥ ꯏꯄꯥ ꯅꯥꯔꯦ ꯈꯣꯠꯂꯦ ꯍꯥꯏꯔꯦ ꯌꯦꯡꯁꯜꯂꯛꯑꯕ ꯑꯩꯒꯤ ꯕꯕꯥ ꯃꯥꯅ ꯃꯔꯨ ꯑꯣꯏꯅ ꯏꯖꯠ ꯌꯦꯡꯗꯦ ꯑꯇꯩꯒꯤ ꯅꯠꯇꯦꯀꯣ ꯕꯕꯥꯆꯧꯒꯤ ꯃꯆꯦ ꯑꯆꯧꯕꯤꯒꯤ ꯃꯄꯥꯁꯤꯗꯤ ꯃꯣꯏꯁꯤ ꯆꯦꯛꯀꯣꯟ ꯅꯥꯎꯀꯣꯜꯂꯒ ꯂꯩꯔꯛꯑꯕ ꯑꯃꯅꯤꯗꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤꯕ ꯑꯃꯅꯦꯕ ꯑꯗꯨꯅ ꯃꯥꯒꯤ ꯕꯕꯥꯆꯧꯒꯤ ꯃꯥꯅ ꯃꯆꯥꯅꯨꯄꯤꯁꯦ ꯅꯨꯡꯉꯥꯏꯕꯗ ꯄꯥꯝꯖꯩꯅ ꯅꯨꯡꯉꯥꯏꯖꯕ ꯁꯥꯒꯩ ꯃꯌꯥꯝ ꯃꯃꯥꯡ ꯈꯨꯜ ꯂꯩꯀꯥꯏꯗ ꯃꯥꯅ ꯀꯩꯅꯣꯝ ꯐꯝꯕꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝ ꯐꯝꯗꯅ ꯂꯨꯍꯣꯡꯕ ꯍꯥꯏꯔꯣ ꯀꯩꯅꯣꯝ ꯑꯣꯏꯔꯣ ꯃꯥꯅ ꯑꯗꯨꯝ ꯏꯖꯠ ꯑꯝꯗ ꯂꯩꯖꯔꯤꯕ ꯃꯥꯅ ꯁꯣꯛꯀꯗꯕ ꯃꯃꯥꯏꯗꯣ ꯕꯕꯥꯆꯧꯁꯤꯒꯤꯅꯦꯕ ꯃꯥꯅ ꯑꯗꯩ ꯃꯥꯅ ꯃꯥꯒꯤ ꯃꯃꯥ ꯑꯗꯩ ꯃꯥꯒꯤ ꯃꯄꯥꯁꯦ ꯕꯕꯥꯆꯧꯁꯤꯅ ꯌꯥꯝ ꯂꯨꯅ ꯇꯧꯖꯕꯗꯣ ꯑꯗꯩ ꯃꯄꯥꯒ ꯁꯤꯕꯗ ꯕꯕꯥꯆꯧꯁꯤꯅ ꯃꯅꯥꯎꯁꯦ ꯉꯥꯎꯔꯒꯁꯨ ꯑꯩꯒꯤ ꯏꯅꯥꯎꯗꯤ ꯉꯥꯎꯔꯁꯨ ꯅꯌꯥꯝꯕ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯦꯟꯅꯒ ꯀꯣꯜꯂꯒ ꯀꯞꯄ ꯃꯄꯥꯁꯦ ꯁꯤꯕꯗꯀꯣ ꯅꯥꯕꯗꯒ ꯂꯥꯏꯌꯦꯡꯕ ꯑꯗꯩꯗꯤ ꯇꯨꯝꯗꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯗꯨꯅ ꯑꯩꯒꯤ ꯕꯕꯥꯆꯧꯁꯤꯒꯤ ꯃꯥꯏꯗꯤ ꯂꯣꯏ ꯁꯣꯛꯀꯅꯤꯀꯣ ꯃꯥꯅ ꯃꯃꯥꯏ ꯐꯧꯔꯥꯡ ꯄꯥꯛꯑꯒ ꯃꯃꯥꯏꯁꯦ ꯉꯥꯟꯅ ꯃꯆꯥꯅꯨꯄꯤꯁꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯗ ꯑꯣꯡꯉꯦꯅ ꯂꯩꯖꯔꯤꯕꯁꯦ ꯃꯥꯅ ꯑꯗꯨꯒꯤꯅꯦꯕ ꯑꯌꯥꯝꯕ ꯌꯦꯡꯈꯤꯕꯁꯦꯀꯣ ꯑꯗꯨꯒꯗꯤ ꯅꯪ ꯅꯕꯥꯅꯤꯒꯤ ꯀꯩꯅꯣꯁꯦ ꯅꯣꯏ ꯏꯆꯦꯅ ꯈꯪꯕꯗꯒꯤ ꯐꯥꯕꯗꯒꯤ ꯅꯣꯏ ꯏꯆꯦ ꯍꯣꯏꯁꯨ ꯁꯤꯗ ꯂꯥꯛꯈꯤꯗ꯭ꯔꯦ ꯅꯣꯏ ꯏꯇꯩꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯗꯩ ꯅꯪꯁꯨ ꯑꯁꯣꯝꯗ ꯂꯥꯛꯑꯣꯅꯁꯨ ꯀꯧꯗ꯭ꯔꯦ ꯑꯗꯨꯅ ꯃꯤ ꯃꯌꯥꯝꯅ ꯅꯣꯏ ꯑꯅꯤꯁꯦ ꯃꯔꯤ ꯂꯩꯅꯔꯝꯃꯦ ꯐꯥꯔꯦ ꯅꯣꯏ ꯏꯆꯦ ꯑꯆꯧꯕꯤꯅ ꯐꯥꯕꯗꯒꯤ ꯅꯪꯁꯦ ꯇꯥꯟꯊꯣꯔꯛꯄꯅꯤ ꯑꯗꯨꯒꯤ ꯉꯟꯇꯥꯗ ꯃꯥꯁꯦ ꯃꯈꯣꯡꯅ ꯍꯜꯂꯛꯄꯅꯦꯅ ꯄꯨꯔꯥ ꯃꯣꯏ ꯊꯣꯛꯄ ꯑꯃ ꯁꯥꯒꯠꯂ ꯍꯥꯏꯅꯔꯛꯏꯅꯦꯕ ꯊꯣꯛꯈꯤꯕꯗꯨꯗꯤ ꯀꯩꯅꯣꯁꯦ ꯈꯪꯗ꯭ꯔꯕꯅꯤꯅ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯣ ꯑꯩꯁꯦ ꯉꯁꯤ ꯍꯥꯏꯗꯣꯛꯍꯧꯗꯕꯗꯒꯤ ꯑꯩ ꯕꯗꯅꯥꯝ ꯆꯥꯔꯕꯅ ꯑꯗꯩ ꯃꯥꯁꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯃꯣꯏ ꯁꯥꯒꯩꯒꯤꯅꯦ ꯃꯈꯨꯔꯥ ꯃꯇꯣꯟ ꯃꯌꯥꯝꯕ ꯃꯅꯝ ꯃꯗꯣꯝꯆꯥ ꯃꯄꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯇꯨꯀꯠꯆꯕ ꯃꯤꯠꯌꯦꯡ ꯑꯃ ꯃꯇꯩꯒ ꯉꯥꯡꯅꯔꯨꯔꯕꯅꯤ ꯍꯥꯏꯕꯒꯤ ꯃꯆꯦꯅ ꯐꯥꯔꯒ ꯇꯥꯟꯊꯣꯔꯛꯄꯅꯤ ꯁꯤꯗꯩꯁꯤꯗ ꯉꯥꯡꯅꯔꯨꯔꯕ ꯅꯨꯄꯤꯅꯤ ꯇꯧ ꯉꯝꯗ꯭ꯔꯥ ꯃꯆꯦꯒꯤ ꯃꯌꯨꯝꯗ ꯂꯩꯔꯒ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯥꯅ ꯁꯤ ꯑꯣꯏꯅ ꯃꯥꯅ ꯃꯇꯥꯡ ꯆꯥꯅ ꯏꯖꯠ ꯌꯦꯡꯉ ꯍꯥꯏꯗꯣꯛꯍꯧꯗꯕꯒꯤ ꯑꯣꯏꯅ ꯑꯣꯟꯈꯠꯂꯕꯗꯅ ꯄꯤꯔꯛꯄ ꯆꯨꯝꯅꯒꯤ ꯃꯇꯩꯅ ꯏꯖꯠ ꯂꯧꯈ꯭ꯔꯦ ꯍꯥꯏꯔꯛꯄꯁꯨ ꯅꯠꯇꯕ ꯃꯆꯦꯅ ꯐꯥꯕꯗꯒꯤ ꯇꯥꯟꯊꯣꯔꯛꯄꯅꯤ ꯍꯥꯏꯔꯦꯕ ꯑꯁ ꯍꯦꯛꯇ ꯃꯥꯁꯤꯅ ꯅꯨꯡꯉꯥꯏꯇꯕꯁꯤ ꯃꯀꯣꯛꯁꯦ ꯂꯩꯈꯠꯈ꯭ꯔꯦ ꯃꯥꯁꯦ ꯆꯥꯕ ꯊꯛꯄ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯃꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯃꯇꯝꯁꯤꯗ ꯃꯥꯁꯦ ꯅꯨꯄꯥ ꯑꯃꯈꯛ ꯃꯉꯣꯟꯗ
ꯅꯨꯡꯁꯤ ꯐꯣꯡꯗꯣꯔꯛꯇꯅ ꯃꯥꯁꯦ ꯋꯥꯈꯜꯁꯦ ꯂꯥꯛꯊꯕ ꯉꯝꯅꯕꯅꯦꯅ ꯅꯨꯡꯁꯤꯕꯀꯣ ꯅꯨꯡꯁꯤꯅꯩꯌꯦꯕ ꯅꯨꯃꯤꯠꯁꯦ ꯃꯥꯅ ꯅꯨꯄꯥꯁꯦ ꯀꯧꯔ ꯆꯦꯜꯂꯦꯕ ꯆꯦꯜꯂꯒ ꯃꯥꯁꯦ ꯅꯨꯄꯥꯁꯦ ꯌꯨꯝ ꯄꯥꯜꯂꯦ ꯃꯥꯅ ꯈꯜꯂꯤꯁꯤꯅ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯔꯛꯇꯅꯕꯅ ꯄꯥꯟꯖꯔꯦꯕ ꯃꯥꯁꯦ ꯌꯨꯝꯁꯦ ꯑꯗꯨꯝ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯣ ꯃꯆꯦ ꯆꯧꯕꯤꯒ ꯃꯇꯩꯗꯨꯒ ꯂꯥꯛꯇꯕ ꯌꯥꯗꯕꯅꯤꯅ ꯊꯧꯗꯣꯛꯇꯣ ꯃꯥꯒꯤ ꯆꯦꯟꯕ ꯅꯨꯃꯤꯠ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯃꯇꯩꯁꯤꯁꯨ ꯉꯍꯥꯟꯈꯩꯒꯤ ꯑꯗꯨꯃꯥꯏꯅ ꯃꯃꯥꯏ ꯐꯧꯔꯥꯡ ꯄꯥꯛꯅ ꯐꯝꯗ꯭ꯔꯦ ꯏꯃꯪ ꯃꯛꯑꯒ ꯏꯇꯨꯛ ꯇꯨꯛꯊꯔꯦ ꯃꯤ ꯃꯌꯥꯝꯅꯁꯨ ꯑꯗꯩ ꯃꯆꯦ ꯆꯧꯕꯤꯁꯤꯁꯨ ꯋꯥꯈꯜꯁꯦ ꯃꯥꯏꯊꯣꯡꯁꯦ ꯏꯃꯪ ꯃꯛꯑꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝꯃ ꯃꯌꯥꯝꯁꯦ ꯅꯤꯡꯕꯨꯡꯗꯤ ꯉꯥꯡꯅꯔꯦ ꯈꯪꯉꯕꯅꯤꯅ ꯑꯗꯨꯅ ꯀꯩꯅꯣꯝꯃ ꯏꯇꯧ ꯑꯃ ꯇꯧꯔꯦ ꯃꯆꯦ ꯆꯧꯕꯤꯁꯤꯁꯨꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯤ ꯃꯌꯥꯝꯁꯤꯅꯁꯨ ꯁꯥꯒꯩꯁꯤꯅ ꯃꯆꯦ ꯆꯧꯕꯤꯁꯤ ꯎꯕꯗ ꯃꯇꯩꯁꯤ ꯎꯕꯗ ꯆꯤꯕꯣꯟ ꯈꯔꯁꯨ ꯉꯥꯡꯅꯕ ꯑꯃ ꯑꯗꯨꯝ ꯇꯧꯔꯦꯕ ꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯐꯖꯅ ꯑꯗꯨꯒ ꯃꯥꯁꯦ ꯑꯗꯨꯝ ꯃꯥꯅ ꯊꯤꯜꯂꯛꯑꯒ ꯃꯥꯁꯦ ꯑꯩ ꯂꯨꯍꯣꯡꯕꯤꯔꯅꯨ ꯍꯥꯏꯗꯅꯅꯦ ꯃꯥꯁꯤꯅ ꯊꯤꯜꯂꯨꯔ ꯃꯇꯨꯡ ꯃꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯗ ꯃꯣꯏ ꯃꯑꯣꯡ ꯃꯇꯧ ꯃꯌꯥꯝꯗꯨꯒꯤ ꯀꯩꯅꯣꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯃꯉꯣꯟꯗ ꯌꯥꯝꯅ ꯑꯗ ꯗꯥꯏꯔꯦꯛ ꯃꯟꯗꯣꯝꯆꯥ ꯑꯃꯅ ꯆꯪꯉꯛꯑ ꯍꯥꯏꯔꯦ ꯅꯪꯅ ꯆꯦꯜꯂꯤꯁꯤꯕꯨ ꯅꯨꯄꯥꯁꯤꯅ ꯍꯌꯦꯡ ꯈꯪꯉꯛꯑꯒꯅ ꯀꯃꯥꯏꯅ ꯇꯧꯕ ꯗꯥꯏꯔꯦꯛ ꯍꯥꯏꯕꯅꯦꯕ ꯃꯥꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦꯀꯣ ꯑꯗꯩ ꯃꯥꯁꯦ ꯀꯔꯤꯝ ꯈꯨꯝꯗꯦ ꯑꯗꯩꯗꯤ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯃꯥꯅ ꯅꯨꯄꯥꯁꯨ ꯂꯥꯛꯑꯣꯅ ꯀꯧꯔ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯦꯕ ꯆꯦꯟꯁꯤꯜꯂ ꯃꯥꯁꯦ ꯏꯟꯊꯣꯛꯍꯜꯂꯦ ꯑꯗꯨꯒ ꯑꯗꯨꯝ ꯑꯁꯣꯝ ꯅꯨꯄꯥ ꯃꯌꯨꯝꯗ ꯍꯣꯡꯈ꯭ꯔꯦꯕ ꯃꯥꯁꯦ ꯃꯄꯥꯝꯗ ꯁꯨꯡꯂꯥꯛ ꯂꯥꯛꯇ꯭ꯔꯦ ꯏꯟꯊꯤꯉꯥꯏꯅꯀꯣ ꯊꯥ ꯐꯥꯕꯩ ꯑꯃꯨꯛꯇꯪ ꯂꯥꯛꯄꯁꯤꯗꯩ ꯍꯦꯟꯅ ꯂꯥꯛꯇ꯭ꯔꯦꯕ ꯃꯣꯏꯒꯤ ꯃꯄꯥꯝꯒꯤ ꯁꯥꯒꯩꯁꯤꯗ ꯃꯥꯏ ꯃꯃꯥꯏꯁꯨ ꯎꯠꯅꯤꯡꯗ꯭ꯔꯦꯕ ꯃꯌꯥꯝꯁꯤꯅ ꯑꯗꯨꯝ ꯂꯥꯟꯅ ꯏꯀꯥꯏ ꯈꯪꯕꯗꯩ ꯃꯥꯁꯦ ꯆꯦꯟꯈ꯭ꯔꯦ ꯑꯗꯩ ꯑꯃꯨꯛꯁꯨ ꯈꯪꯅꯔꯛꯀꯅꯦꯅ ꯊꯨꯅ ꯃꯁꯥꯅ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂ ꯂꯨꯍꯣꯡꯈ꯭ꯔꯦꯅ ꯃꯥꯁꯦ ꯄꯨꯔꯥ ꯃꯇꯩꯁꯤꯒ ꯑꯣꯛꯎꯗ꯭ꯔꯕ ꯀꯣꯏꯅꯔꯨꯔꯕ ꯑꯃꯗꯧꯅ ꯌꯥꯝ ꯇꯧ ꯉꯝꯕ ꯑꯉꯥꯡꯗꯧꯅ ꯃꯥꯁꯦ ꯎꯕꯤꯈ꯭ꯔꯦꯕ ꯑꯗꯩꯗꯤ ꯃꯇꯩꯁꯤꯅꯗꯤ ꯃꯥꯅ ꯈꯨꯕꯥꯡ ꯊꯥꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯥꯁꯨ ꯃꯇꯩꯁꯤ ꯀꯔꯤꯝ ꯍꯥꯏꯔꯛꯈꯤꯗ꯭ꯔꯕꯅꯦꯕ ꯃꯉꯣꯟꯗ ꯑꯗꯨꯒꯗꯤ ꯃꯥꯁꯦ ꯑꯗꯨꯝ ꯃꯥꯏ ꯅꯨꯄꯥꯁꯦ ꯈꯪꯉꯛꯀꯗ꯭ꯔꯥ ꯍꯧꯈꯤꯕ ꯊꯧꯗꯣꯛꯁꯦ ꯈꯪꯉꯛꯀꯗ꯭ꯔꯥ ꯀꯅꯥ ꯀꯅꯤꯅ ꯍꯥꯏꯔꯛꯑꯒꯗꯤ ꯃꯣꯏ ꯁꯥꯒꯩꯅ ꯀꯩꯒꯨꯝꯕ ꯑꯃ ꯍꯥꯏꯔꯛꯑꯒꯗꯤꯅ ꯄꯥꯈꯠꯄ ꯂꯣꯠꯁꯟꯕꯒꯤ ꯑꯋꯥꯕꯁꯦ ꯁꯤꯁꯤꯅ ꯃꯉꯣꯟꯁꯤꯗ ꯑꯗꯨꯝ ꯃꯀꯣꯛꯁꯦ ꯀꯩꯅꯣꯝ ꯇꯧꯔ ꯃꯥꯁꯦ ꯃꯀꯣꯛꯁꯦ ꯂꯨꯝꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯇꯨꯝꯕ ꯌꯥꯗꯕꯤ ꯆꯥꯕ ꯌꯥꯗꯕꯤ ꯑꯗꯨꯝ ꯀꯩꯅꯣꯝ ꯇꯧꯔꯦ ꯃꯥꯁꯦ ꯌꯨꯝ ꯄꯥꯟꯕꯒ ꯑꯃꯨꯛꯁꯨ ꯃꯆꯥꯁꯨ ꯃꯤꯔꯣꯟꯖꯟꯈ꯭ꯔꯦꯕ ꯑꯗꯩ ꯑꯗꯨꯝ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯃꯥꯁꯦ ꯋꯥꯈꯜꯅ ꯑꯗꯩ ꯑꯗꯨꯝ ꯃꯥꯒꯤ ꯅꯨꯄꯥꯁꯤꯁꯨ ꯋꯥꯔꯦꯕ ꯃꯥ ꯍꯣꯠꯅꯕꯗ ꯑꯗꯩ ꯑꯃꯨꯛ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤ ꯈꯜꯂꯒ ꯑꯉꯥꯡꯁꯦ ꯄꯣꯛꯑꯦ ꯑꯉꯥꯡ ꯄꯣꯛꯑ ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯃꯥꯗꯤ ꯀꯩꯅꯣꯝ ꯇꯧꯔꯒ ꯋꯥꯈꯜ ꯂꯩꯅꯥꯅ ꯅꯥꯔꯒꯅꯦ ꯃꯔꯝ ꯂꯩꯇꯅ ꯄꯨꯡꯁꯥꯎ ꯁꯥꯎꯕꯤ ꯑꯗꯩ ꯋꯥꯁꯦ ꯑꯗꯨꯝ ꯃꯔꯝ ꯆꯥꯗꯕ ꯉꯥꯡꯉꯣꯏꯗꯕ ꯇꯟꯖꯥꯗ ꯍꯦꯛ ꯉꯥꯡꯉꯛꯄꯤ ꯑꯉꯥꯎꯕꯒꯤ ꯀꯩꯅꯣꯃꯁꯤ ꯃꯥꯁꯦ ꯇꯧꯔꯦꯕ ꯋꯥꯈꯜꯁꯦꯀꯣ ꯃꯥꯁꯦ ꯃꯥꯏ ꯅꯨꯄꯥꯅ ꯀꯣꯛꯀꯤ ꯂꯥꯏꯅꯥꯁꯦ ꯂꯥꯏꯌꯦꯡꯊꯣꯛꯄꯤꯔꯦ ꯑꯗꯨꯒ ꯂꯥꯏꯌꯦꯡꯊꯣꯛꯄꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯔꯦ ꯃꯆꯥꯁꯤ ꯌꯣꯛꯑ ꯂꯩꯔꯦ ꯃꯆꯥꯁꯤꯅ ꯆꯍꯤ 3-4 ꯐꯥꯔꯕ ꯃꯇꯨꯡꯁꯤꯗꯅꯦ ꯃꯥꯏ ꯅꯨꯄꯥꯁꯦ ꯈꯪꯉꯛꯑꯦꯕ ꯋꯥꯔꯤꯁꯦ ꯈꯪꯉꯛꯄꯗꯒꯤ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯌꯨ ꯊꯛꯆꯜꯂ ꯈꯣꯠꯆꯜꯂꯒ ꯃꯉꯣꯟꯗ ꯉꯥꯡꯕ ꯅꯩꯕꯁꯦ ꯍꯧꯔꯛꯑꯦꯕ ꯑꯗꯨꯒ ꯅꯪꯒ ꯅꯇꯩꯒ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤ ꯑꯁꯦꯡꯕ ꯍꯥꯏꯌꯣ ꯑꯩꯉꯣꯟꯗꯅ ꯑꯗꯨꯝ ꯅꯩꯔꯦ ꯅꯕꯥꯅꯤꯁꯨ ꯀꯣꯏꯅꯔꯤꯔꯥ ꯀꯔꯤꯅꯣ ꯍꯥꯏꯌꯣꯅ ꯑꯗꯨꯝ ꯅꯩꯔꯦ ꯀꯔꯤꯝꯇ ꯊꯧꯗꯣꯛ ꯊꯣꯛꯈꯤꯗꯦ ꯏꯇꯩ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯀꯔꯤꯝ ꯊꯧꯗꯣꯛ ꯊꯣꯛꯈꯤꯗꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯂꯥꯟꯅ ꯄꯨꯡꯉꯥꯡꯗ ꯉꯥꯡꯅꯈꯤꯕꯅꯤꯅ ꯃꯥꯅ ꯍꯥꯏꯌꯦꯕ ꯌꯥꯔꯣꯏ ꯑꯁꯦꯡꯕ ꯍꯥꯏꯌꯣꯅ ꯍꯥꯏꯃꯟꯗꯅ ꯅꯩꯃꯟꯗꯅꯅꯦ ꯃꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯛꯇꯅꯅꯦ ꯃꯥꯅ ꯅꯣꯡꯃꯗꯤ ꯀꯩꯅꯣꯁꯤꯗ ꯅꯨꯄꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯦ ꯃꯥꯅ ꯑꯁꯦꯡꯕꯁꯦ ꯂꯩꯊꯣꯛꯑꯝꯃꯦꯕ ꯑꯩ ꯁꯦꯡꯅ ꯍꯥꯏꯒꯦ ꯅꯪꯉꯣꯟꯗ ꯁꯨꯃꯥꯏꯅ ꯂꯩꯈꯤ ꯑꯗꯨꯒ ꯏꯖꯠꯃꯛꯇꯤ ꯑꯩ ꯃꯥꯅ ꯂꯧꯈꯤꯗꯦ ꯍꯣꯏ ꯃꯣꯂꯦꯁꯇꯤ ꯇꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯏꯀꯥꯏꯕꯒꯤ ꯀꯤꯕꯒꯤ ꯃꯣꯏꯗꯤ ꯌꯥꯝ ꯂꯤꯡꯅ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅꯁꯨ ꯁꯣꯟꯕꯅꯤꯅ ꯏꯃꯥ ꯏꯄꯥ ꯌꯪ ꯂꯥꯎꯅ ꯂꯦꯞꯄꯤꯅꯤꯡꯉꯥই ꯂꯩꯇꯕꯅꯤꯅ ꯃꯣꯏꯒꯤ ꯃꯔꯨꯝ ꯊꯨꯞꯅ ꯂꯩꯔꯤ ꯑꯩꯒꯤ ꯏꯃꯥꯗꯨꯁꯨ ꯍꯧꯖꯤꯛ ꯃꯣꯏꯅ ꯍꯣꯠꯅꯔꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯗꯣꯛꯄ ꯉꯝꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯏꯇꯩꯒ ꯑꯩꯒ ꯀꯣꯏꯅꯕꯗꯧꯅ ꯉꯥꯡꯅꯕꯤꯈ꯭ꯔꯦ ꯑꯅ ꯃꯥꯅ ꯋꯥꯔꯤꯁꯦ ꯂꯩꯊꯣꯛꯑꯝꯃꯦꯕ ꯅꯨꯄꯥꯁꯤꯁꯨ ꯑꯗꯨꯝ ꯊꯣꯛꯈꯤꯕꯗꯒꯤ ꯍꯟꯖꯜꯂꯛꯇ꯭ꯔꯦꯕꯀꯣ ꯍꯟꯖꯜꯂꯛꯇ꯭ꯔꯦ ꯅꯨꯄꯥꯁꯦ ꯑꯗꯨꯒ ꯍꯟꯖꯜꯂꯛꯇ꯭ꯔꯒ ꯃꯥꯁꯦ ꯊꯕꯛ ꯌꯥꯎꯋꯦꯕ ꯑꯗꯩ ꯊꯕꯛ ꯃꯐꯝꯗ ꯂꯩꯈ꯭ꯔꯦ ꯀꯔꯤꯝ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ ꯅꯨꯄꯤꯁꯤꯗ ꯃꯇꯝꯗꯨꯗꯗꯤ ꯐꯣꯟ ꯊꯣꯛꯑꯦ ꯑꯗꯩ ꯀꯔꯤꯝ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯐꯣꯟ ꯇꯧꯕꯁꯨ ꯄꯥꯏꯈꯤꯗ꯭ꯔꯦ ꯅꯨꯄꯥꯁꯦ ꯑꯗꯩꯗꯤ ꯃꯥꯁꯦ ꯊꯥ 3-4 ꯌꯨꯝꯁꯤꯗ ꯂꯩꯔꯝꯃꯒ ꯃꯥꯒꯤ ꯑꯅꯥꯕꯁꯦ ꯍꯦꯟꯖꯜꯂꯛꯑꯦꯕ ꯅꯋꯥꯏꯒꯤ ꯅꯨꯡꯉꯥꯏꯈꯤꯗꯕ ꯃꯤꯈꯩꯅ ꯉꯥꯡꯅꯈꯤꯕ ꯌꯦꯡꯅꯈꯤꯕ ꯃꯌꯥꯝꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯃꯥꯁꯦ ꯀꯩꯝꯇ ꯍꯥꯏꯔꯛꯇ꯭ꯔꯕꯅꯤꯅ ꯃꯥꯁꯦ ꯃꯊꯟꯇ ꯀꯩꯅꯣꯝ ꯇꯧꯔꯛꯑꯒꯅꯦ ꯃꯄꯥꯝꯗ ꯂꯥꯛꯈꯤꯕꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯕꯕꯥꯆꯧꯁꯦ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯒꯅꯦ ꯃꯆꯥꯅꯨꯄꯥꯁꯤꯒ ꯃꯥꯒꯁꯦ ꯑꯃꯨꯛ
ꯃꯄꯥꯝꯗꯁꯨ ꯃꯥꯁꯦ ꯂꯩꯕ ꯇꯜꯂꯦꯗꯅ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯒꯤ ꯀꯩꯅꯣꯁꯤꯅ ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯗꯣ ꯑꯗꯨꯁꯨ ꯅꯨꯄꯤ ꯊꯤꯔꯦ ꯃꯣꯏꯅ ꯁꯤꯜꯂꯒ ꯇꯣꯉꯥꯟꯕ ꯀꯩꯅꯣ ꯃꯐꯝ ꯑꯃꯗ ꯃꯥꯁꯦ ꯀꯩꯅꯣꯁꯦ ꯂꯝ ꯃꯥꯒꯤ ꯃꯆꯦꯠ ꯈꯔ ꯃꯧꯄ꯭ꯋꯥꯁꯤꯅ ꯌꯣꯟꯊꯣꯛꯄꯤꯔꯒꯅꯦ ꯀꯩꯅꯣ ꯇꯧꯔꯦꯕ ꯃꯧꯄ꯭ꯋꯥꯁꯤꯗꯤ ꯃꯥꯅ ꯋꯥꯔꯤꯁꯦ ꯑꯁꯦꯡꯕ ꯂꯤꯌꯦꯕ ꯑꯩ ꯁꯨꯃꯥꯏꯅ ꯑꯩ ꯎꯄꯥꯏ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯗꯣꯛꯄ ꯉꯝꯈꯤꯗꯕꯅꯤ ꯏꯆꯦꯅꯥꯅ ꯑꯗꯨꯀꯥꯟꯗ ꯃꯧꯄ꯭ꯋꯥꯗꯨꯅ ꯅꯨꯡꯉꯥꯏꯇꯗꯅ ꯁꯤꯗ ꯃꯥꯁꯦ ꯂꯩꯕꯗ ꯅꯨꯡꯉꯥꯏꯔꯔꯣꯏꯅꯅꯦ ꯇꯣꯉꯥꯟꯅ ꯍꯤꯡꯒꯣꯜ ꯃꯆꯦꯠ ꯑꯃ ꯂꯩꯔꯒ ꯌꯨꯝ ꯁꯥꯔꯒ ꯊꯝꯕꯤꯔꯒ ꯃꯥꯁꯦ ꯂꯩꯌꯦꯕ ꯑꯗꯣ ꯑꯗꯨꯝ ꯐꯤ ꯅꯨꯡ ꯁꯥꯔꯒ ꯃꯥ ꯃꯆꯥꯒꯤ ꯀꯩꯒꯤ ꯍꯣꯠꯅꯔꯒ ꯂꯩ ꯑꯗꯣ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇꯗꯅ ꯑꯗꯨꯝ ꯑꯣꯡꯈꯠꯂꯒ ꯑꯗꯨꯝ ꯃꯆꯦ ꯑꯆꯧꯕꯤꯒꯗꯤ ꯃꯣꯏ ꯋꯥ ꯉꯥꯡꯅꯗ꯭ꯔꯦ ꯃꯣꯏꯁꯨ ꯆꯠꯇ꯭ꯔꯦ ꯑꯗꯩ ꯃꯆꯦ ꯑꯆꯧꯕꯤ ꯆꯥꯛꯀꯧꯔꯦ ꯃꯥ ꯆꯠꯇ꯭ꯔꯦ ꯌꯥꯎꯗ꯭ꯔꯦ ꯑꯗꯩ ꯃꯇꯩꯁꯤꯒꯁꯨ ꯀꯔꯤꯝ ꯉꯥꯡꯅꯗ꯭ꯔꯦ ꯑꯗꯨꯒ ꯑꯣꯡꯈꯠꯂꯒ ꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯃꯥꯅ ꯑꯣꯡꯈꯠꯂꯒ ꯂꯩꯔꯛꯄꯗ ꯑꯗꯨꯅ ꯌꯥꯝ ꯊꯤꯅ ꯋꯥꯕ ꯑꯗꯨꯗ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯍꯧ ꯈꯨꯗꯛꯇ ꯍꯥꯏꯍꯧ ꯀꯤꯕ ꯁꯤꯁꯦ ꯂꯩꯒꯅꯨ ꯍꯥꯏꯍꯧꯗꯕꯗ ꯑꯩ ꯉꯁꯤꯗꯤ ꯑꯩ ꯏꯁꯥꯅ ꯌꯥꯅ ꯏꯇꯩꯒ ꯑꯩꯒ ꯀꯣꯏꯅꯕꯅꯤꯅ ꯕꯗꯅꯥꯝ ꯇꯧꯈ꯭ꯔꯦ ꯑꯩꯅ ꯑꯣꯛꯇ ꯂꯤꯆꯠ ꯆꯠꯂꯤꯉꯩꯗꯩ ꯃꯆꯦꯅ ꯐꯥꯕꯅꯤꯅ ꯃꯌꯥꯝꯅ ꯂꯣꯏ ꯉꯥꯡꯅꯈ꯭ꯔꯦ ꯑꯩꯅ ꯐꯅꯌꯥꯝ ꯍꯥꯏꯔꯁꯨ ꯀꯅꯥꯝꯇꯅ ꯍꯧꯖꯤꯛ ꯊꯥꯖꯕꯤꯔꯔꯣꯏ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯋꯥꯔꯤꯗꯨꯗꯤ ꯑꯩꯅ ꯑꯩꯒꯤ ꯏꯄ꯭ꯋꯥꯗꯗꯤ ꯂꯤꯔꯦ ꯑꯗꯒꯤ ꯑꯩꯒꯤ ꯅꯨꯄꯥꯁꯤꯗꯁꯨ ꯂꯤꯔꯦ ꯑꯗꯣ ꯑꯩꯒꯤ ꯏꯄ꯭ꯋꯥꯗꯤ ꯑꯩꯅ ꯂꯤꯕꯗꯣ ꯊꯥꯖꯩ ꯑꯗꯣ ꯑꯩꯒꯤ ꯅꯨꯄꯥꯗꯤ ꯊꯥꯖꯔꯝꯒꯗ꯭ꯔꯥ ꯊꯥꯖꯔꯝꯃꯣꯏꯗ꯭ꯔꯥ ꯑꯩ ꯈꯪꯗꯦ ꯑꯗꯣ ꯑꯩꯒꯤ ꯏꯄ꯭ꯋꯥꯅꯗꯤ ꯑꯩꯕꯨ ꯊꯥꯖꯕꯤꯔꯒ ꯈꯪꯉꯤ ꯃꯥꯁꯨ ꯏꯆꯦ ꯅꯪꯅ ꯍꯥꯏꯗꯣꯛꯄ ꯉꯝꯃꯝꯃꯣꯏ ꯉꯝꯁꯨ ꯉꯝꯐꯝ ꯊꯣꯛꯇꯦ ꯑꯩ ꯈꯪꯉꯤ ꯑꯗꯨꯅ ꯏꯄ꯭ꯋꯥꯅꯗꯤ ꯑꯩꯕꯨ ꯍꯤꯡꯒꯣꯜ ꯃꯆꯦꯠ ꯑꯃ ꯌꯣꯜꯂꯒ ꯁꯣꯝꯗ ꯂꯩꯔꯒ ꯃꯥꯅ ꯑꯁꯣꯝꯗꯁꯨ ꯈꯔ ꯂꯩ ꯁꯣꯝꯗꯁꯨ ꯈꯔ ꯂꯩ ꯇꯧꯏ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯩꯁꯦ ꯑꯗꯨꯝ ꯑꯩꯒꯤ ꯌꯨꯝꯕꯥꯟꯁꯤꯁꯨ ꯃꯣꯏꯒꯤ ꯃꯇꯩꯒ ꯂꯩꯅꯈꯤꯕ ꯃꯔꯤꯗꯣ ꯈꯪꯉꯛꯄꯗꯒꯤ ꯀꯥꯏꯔꯛꯄꯅꯤꯅ ꯑꯗꯩ ꯁꯣꯝꯒꯤ ꯁꯥꯒꯩꯗꯁꯨ ꯃꯥꯁꯦ ꯆꯪꯉꯛꯄ ꯉꯝꯗꯗꯅ ꯍꯤꯡꯒꯣꯜ ꯃꯆꯦꯠ ꯑꯃ ꯂꯩꯔꯤꯅꯤ ꯍꯥꯏꯗꯅ ꯏꯇꯩꯒ ꯉꯥꯡꯅꯔꯨꯕꯩ ꯀꯣꯏꯅꯔꯨꯕꯩꯅ ꯑꯩꯁꯦ ꯂꯥꯟꯗꯅ ꯉꯁꯤꯐꯥꯎ ꯑꯗꯨꯝ ꯑꯔꯥꯟꯕ ꯇꯥꯔꯒ ꯂꯩꯔꯕꯅꯤ ꯑꯗꯣ ꯑꯩꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯗꯗꯤ ꯑꯩ ꯈꯪꯍꯟꯒꯦꯅ ꯑꯩꯁꯦ ꯂꯤꯊꯣꯔꯛꯄꯅꯤꯅ ꯃꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯂꯤꯌꯦꯕ ꯑꯗꯣ ꯑꯩ ꯏꯁꯥꯗꯤ ꯍꯥꯏꯗꯣꯛꯍꯧꯗꯕꯒꯤ ꯑꯩꯅ ꯈꯥꯡꯖꯜꯂ ꯊꯝꯃꯨꯕꯒꯤ ꯑꯅꯥꯕ ꯑꯣꯏꯔꯦ ꯍꯧꯖꯤꯛꯐꯥꯎ ꯑꯩꯒꯤ ꯅꯥꯔꯒ ꯂꯩꯔꯦꯅ ꯃꯥꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯂꯤꯌꯦꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁꯨꯃꯥꯏꯅ ꯅꯍꯥꯛꯁꯦ ꯏꯅꯥꯎ ꯃꯇꯝꯗꯨꯗ ꯂꯩꯔꯝꯃꯕ ꯁꯨꯝꯕ ꯋꯥꯔꯤ ꯂꯤꯊꯣꯛꯐꯝ ꯇꯥꯅꯐꯝ ꯅꯪꯒꯤ ꯍꯣꯝꯁꯦ ꯂꯩꯔꯝꯃꯗꯤ ꯑꯩ ꯆꯦꯜꯂꯛꯀꯅꯤ ꯈꯨꯗꯛꯇ ꯅꯪꯉꯣꯟꯗ ꯂꯤꯒꯅꯤ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯑꯃ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯩꯒꯨꯝꯕ ꯑꯇꯣꯟꯕ ꯀꯌꯥꯒꯤꯗꯤ ꯌꯥꯝ ꯐꯔꯦ ꯑꯗꯨꯅ ꯋꯥꯔꯤꯁꯤꯅꯅꯦ ꯃꯃꯤꯠ ꯃꯃꯥꯏ ꯄꯥꯡꯍꯜꯂꯒ ꯅꯪ ꯑꯃ ꯂꯩꯔꯤ ꯁꯤꯒꯨꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯂꯣꯏꯅꯃꯛꯁꯤꯅ ꯈꯪꯉꯒꯅꯦ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯨꯝꯕ ꯄꯤꯗꯣꯟꯕ ꯀꯌꯥꯁꯤꯅ ꯂꯥꯛꯑꯒ ꯅꯪꯉꯣꯟꯗ ꯋꯥꯔꯤ ꯂꯤꯔꯒꯅꯦ ꯑꯩꯈꯣꯏ ꯍꯥꯏꯗꯣꯛꯇꯕ ꯀꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯉꯒꯅꯦ ꯊꯦꯡꯅꯍꯧꯖꯅꯨ ꯍꯥꯏꯗꯣꯛꯍꯧꯖꯅꯨ ꯂꯣꯠꯁꯟꯕꯗ ꯏꯁꯥꯈꯛ ꯃꯥꯡꯕꯅꯤ ꯑꯩꯅ ꯉꯁꯤ ꯂꯥꯏꯅꯥ ꯑꯣꯏꯔꯒ ꯏꯁꯥꯁꯦ ꯂꯩꯔꯤꯁꯤꯅꯤ ꯑꯗꯨꯅ ꯂꯣꯏ ꯍꯥꯏꯗꯣꯛꯍꯧ ꯂꯤꯊꯣꯛꯍꯧ ꯈꯥꯡꯖꯟꯒꯅꯨ ꯁꯨꯃꯥꯏꯅ ꯊꯣꯛꯈꯤꯕꯁꯦ ꯏꯖꯠꯀꯤ ꯌꯦꯡꯉ ꯈꯣꯠꯂꯒ ꯈꯥꯡꯖꯜꯂꯨꯕꯁꯤꯅ ꯑꯋꯥꯕ ꯑꯣꯏ ꯄꯨꯟꯁꯤꯁꯦ ꯁꯤꯗ꯭ꯔꯤꯐꯧ ꯆꯩꯅꯥ ꯑꯃ ꯑꯣꯏꯔꯒ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯈꯥꯡꯉꯒ ꯑꯩꯁే ꯏꯔꯥꯟ ꯁꯨꯛꯂꯩ ꯂꯩꯇꯅ ꯑꯩꯁꯦ ꯏꯔꯥꯟ ꯂꯩꯕ ꯃꯤꯁꯛ ꯑꯃ ꯏꯁꯥꯅ ꯂꯝꯆꯠ ꯂꯨꯔꯨꯗꯕ ꯃꯥꯒꯤ ꯍꯦꯛ ꯃꯇꯩꯒꯕꯨ ꯉꯥꯡꯅꯕ ꯉꯝꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯎꯕꯤꯔꯒ ꯂꯩꯔꯦꯅ ꯃꯥꯅ ꯋꯥꯔꯤꯁꯦ ꯂꯤꯊꯣꯛꯄ ꯂꯥꯛꯄꯅꯦꯕ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯃꯥ ꯄꯨꯔꯥ ꯃꯊꯃꯣꯏꯁꯦ ꯁꯣꯛꯏ ꯆꯥꯛꯏ ꯉꯁꯤꯐꯥꯎ ꯌꯦꯡꯉꯣ ꯂꯥꯟꯅ ꯈꯟꯅꯈꯤꯕ ꯃꯌꯥꯝꯗꯨꯅ ꯃꯥꯅ ꯍꯥꯏꯗꯣꯛꯍꯧꯗꯕꯒꯤ ꯀꯤꯕꯒꯤ ꯏꯀꯥꯏꯕꯒꯤ ꯑꯗꯩ ꯄꯨꯝꯅꯃꯛꯀꯤ ꯃꯥꯏ ꯌꯦꯡꯕꯒꯤ ꯃꯥꯅ ꯉꯁꯤꯐꯥꯎ ꯃꯁꯥꯗꯤ ꯃꯥꯡꯍꯧꯋꯦꯕ ꯑꯗꯒꯤ ꯃꯇꯩꯁꯤꯒꯤ ꯃꯆꯥꯅꯨꯄꯥꯁꯦ ꯍꯧꯖꯤꯛꯇꯤ ꯆꯥꯎꯗꯅ ꯄꯥꯈꯪ ꯐꯥꯗꯅ ꯅꯨꯄꯤ ꯊꯤꯔꯦꯀꯣ ꯃꯣꯏꯁꯨ ꯑꯗꯨꯁꯤꯅ ꯉꯁꯥꯏꯒꯤ ꯃꯉꯣꯟꯗ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯦ ꯅꯤꯡꯕꯣꯡ ꯃꯣꯏꯁꯨ ꯈꯪꯅꯩꯌꯦꯕ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯗꯅ ꯑꯗꯒꯤ ꯃꯥꯏ ꯃꯧꯄꯥꯁꯤꯅ ꯍꯥꯏꯗꯤ ꯃꯇꯩꯁꯤꯒꯤ ꯃꯆꯥꯅꯨꯄꯥꯁꯦ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯇꯩꯁꯤꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯃꯣꯏ ꯃꯧꯄꯥꯁꯤꯒ ꯃꯣꯏꯁꯦ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯩꯌꯦꯕ ꯑꯃꯨꯛ ꯑꯗꯨꯅ ꯃꯇꯩꯁꯤꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯅꯐꯥꯎ ꯃꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯔꯛꯑꯦ ꯍꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯀꯟꯅꯒꯗꯕꯅꯤ ꯍꯥꯏꯗꯅ ꯏꯟꯗꯣꯝꯆꯥꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯆꯥꯎꯔꯕ ꯏꯖꯠ ꯑꯃ ꯀꯟꯕꯤꯔꯛꯈꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯀꯥꯎꯕ ꯉꯝꯃꯣꯏꯅ ꯉꯁꯥꯏꯒꯤ ꯃꯣꯏ ꯏꯃꯨꯡꯁꯨ ꯉꯥꯡꯅꯔꯤꯕ ꯀꯩꯅꯣꯁꯤꯗ ꯃꯧꯄꯥꯁꯤꯅ ꯈꯪꯍꯟꯒꯦꯅ ꯃꯆꯥꯁꯤꯡꯁꯤꯗꯗꯤ ꯋꯥꯔꯤ ꯂꯤꯕꯀꯣ ꯑꯗꯨꯒꯗꯤ ꯀꯩꯅꯣꯁꯤꯗꯕꯨꯗꯤ ꯃꯥꯅ ꯃꯧꯄꯥꯁꯤꯅꯗꯤ ꯍꯧꯖꯤꯛꯀꯤ ꯃꯆꯦ ꯑꯆꯧꯕꯤꯁꯤꯗꯗꯤ ꯋꯥꯔꯤꯗꯤ ꯂꯤꯔꯦ ꯍꯥꯏꯌꯦꯕ ꯃꯆꯦ ꯑꯆꯧꯕꯤꯁꯤꯅꯗꯤ ꯀꯩꯒꯨꯝꯕ ꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯑꯃꯠꯇ ꯃꯥꯒꯤ ꯅꯨꯄꯥꯗꯗꯤ ꯀꯃꯥꯏꯅ ꯇꯧꯈꯤꯕꯅꯣ ꯀꯔꯤꯅꯣ ꯅꯕꯥꯅꯤꯁꯦ ꯀꯔꯤ ꯂꯩꯅꯈꯤ ꯃꯥꯅ ꯉꯟꯅ ꯆꯠꯈ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯃꯥ ꯍꯪꯗ꯭ꯔꯦ ꯃꯇꯩꯁꯤꯅꯁꯨ ꯃꯉꯣꯟꯗ ꯀꯔꯤꯝꯐꯧ ꯊꯧꯗꯣꯛꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯝ ꯍꯥꯏꯅꯈꯤꯗ꯭ꯔꯦ ꯃꯕꯥꯅꯤꯒꯤ ꯃꯔꯛꯇꯗꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯒꯤ ꯃꯆꯦꯁꯦ ꯂꯥꯟꯗꯦ
ꯑꯗꯣ ꯏꯇꯩꯒꯤ ꯏꯆꯦꯒꯤ ꯀꯩꯅꯣꯒꯤ ꯕꯕꯥꯆꯧꯒꯤ ꯏꯖꯠ ꯀꯟꯈꯤꯕꯅꯤ ꯑꯩꯒꯤ ꯏꯆꯦꯅ ꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯗ ꯑꯩꯒꯤ ꯏꯆꯦ ꯂꯥꯟꯈꯤꯗꯦ ꯃꯕꯥꯅꯤ ꯀꯣꯏꯅꯕ ꯅꯠꯇꯦ ꯃꯣꯂꯦꯁꯅꯤ ꯏꯇꯩꯅ ꯏꯖꯠ ꯂꯧꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯏꯕꯥꯏꯅ ꯑꯗꯨ ꯃꯌꯥꯝꯗꯣ ꯏꯆꯦꯁꯤꯅ ꯂꯣꯏꯅ ꯀꯟꯈꯤꯕꯅꯤ ꯅꯣꯏ ꯃꯌꯥꯝꯒꯤ ꯅꯃꯥꯏ ꯌꯦꯡꯒ ꯑꯩꯒꯤ ꯏꯆꯦ ꯂꯥꯟꯗꯦ ꯍꯥꯏꯕꯁꯤꯗꯤ ꯂꯤꯒꯅꯤꯅ ꯃꯧꯄ꯭ꯋꯥꯁꯤꯅꯗꯤ ꯃꯆꯦ ꯑꯆꯧꯕꯤꯗꯗꯤ ꯂꯤꯈ꯭ꯔꯦꯕ ꯃꯆꯦ ꯑꯆꯧꯕꯤꯗꯣ ꯈꯪꯈ꯭ꯔꯦꯀꯣ ꯊꯧꯗꯣꯛꯁꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯏꯁꯨ ꯃꯆꯦ ꯑꯆꯧꯕꯤꯁꯤꯅꯁꯨ ꯃꯉꯣꯟꯗ ꯀꯔꯤꯝ ꯍꯥꯏꯔꯛꯄ ꯉꯝꯗ꯭ꯔꯦ ꯃꯥꯅꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯃꯔꯤꯁꯨ ꯇꯠꯅꯔꯦ ꯉꯁꯤꯐꯥꯎ ꯑꯗꯨꯝ ꯑꯩꯁꯤꯕꯨ ꯁꯥꯒꯩꯅ ꯑꯗꯨꯝ ꯂꯥꯟꯅ ꯈꯜꯂꯤꯕ꯭राꯅ ꯃꯥꯅꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯀꯣ ꯑꯁꯦꯡꯕ ꯋꯥꯔꯤꯗꯣ ꯂꯤꯔꯨꯔꯒꯅ ꯃꯇꯩꯗꯨꯒꯤ ꯏꯖꯠ ꯃꯆꯦꯗꯨꯒꯤ ꯏꯖꯠꯇꯤ ꯂꯣꯏ ꯁꯣꯛꯑꯦ ꯃꯥꯒꯤꯕꯨꯗꯤ ꯀꯜꯂꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯃꯣꯏꯒꯤ ꯑꯃꯨꯛ ꯏꯖꯠꯇꯣ ꯂꯣꯏ ꯑꯃꯨꯛ ꯁꯣꯛꯑꯦꯗꯅ ꯑꯗꯨꯅ ꯃꯥꯅ ꯂꯤꯊꯣꯛꯈꯤꯗꯕꯅꯦꯕꯀꯣ ꯑꯗꯣ ꯃꯥꯁꯨ ꯐꯨꯝꯕꯁꯦ ꯑꯩ ꯉꯝꯗ꯭ꯔꯦ ꯑꯩ ꯉꯁꯤꯗꯤ ꯂꯤꯊꯣꯛꯑꯝꯃꯒꯦ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯗꯤ ꯁꯤꯅꯤ ꯏꯇꯩꯒ ꯑꯩꯒ ꯀꯣꯏꯅꯈꯤꯕ ꯁꯨꯡꯅꯠ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯣꯛꯈꯤꯗꯕꯒꯤ ꯄꯤꯗꯣꯟꯕ ꯃꯆꯥ ꯑꯣꯏꯔꯨꯕꯒꯤ ꯑꯩꯅ ꯍꯥꯏꯗꯣꯛꯍꯧꯗꯕꯒꯤ ꯏꯔꯥꯟꯅꯤ ꯑꯩꯒꯤ나 ꯑꯅ ꯃꯥꯅ ꯑꯗꯨꯅꯦꯕ ꯑꯗꯩ ꯃꯇꯩꯗꯨꯅꯁꯨ ꯑꯃꯨꯛ ꯍꯥꯏꯗꯣꯛꯇ꯭ꯔꯃꯤꯅ ꯌꯥ ꯃꯥꯜꯂꯦꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯆꯠꯊꯔꯛꯄ ꯍꯩꯅꯗ ꯈꯥꯡꯕ ꯉꯝꯗ ꯊꯤꯅ ꯉꯥꯡꯕꯁꯨ ꯉꯝꯗ ꯃꯥꯁꯨ ꯂꯥꯛꯈꯤꯕ ꯑꯗꯨꯕꯨ ꯑꯔꯣꯏꯕꯗ ꯃꯥꯅ ꯂꯣꯏꯁꯟꯈ꯭ꯔꯤꯗꯨꯗꯤ ꯃꯥꯅ ꯗꯥꯏꯔꯦꯛꯅ ꯁꯨꯝ ꯍꯦꯟꯖꯜꯂꯛꯇꯅ ꯌꯥꯏꯌꯦꯅ ꯁꯨꯝ ꯍꯦꯟꯖꯜꯂꯛꯄꯗꯒꯤ ꯗꯥꯏꯔꯦꯛ ꯌꯨꯝꯕꯥꯟ ꯃꯩ ꯊꯝꯅꯖꯦ ꯍꯥꯏꯕꯗꯩ ꯃꯥꯅ ꯑꯣꯡꯈꯠꯂꯛ ꯈꯨꯕꯥꯛꯅꯗꯤ ꯊꯥꯕꯗꯤ ꯉꯝꯈ꯭ꯔꯦꯗꯅ ꯃꯥ ꯉꯝꯈ꯭ꯔꯦ ꯃꯥꯒꯤ ꯑꯔꯣꯏꯕ ꯐꯨꯗꯣꯔꯛꯑꯕꯅꯦꯕ ꯑꯩ ꯁꯨꯛꯌꯥ ꯌꯥꯅꯤꯡꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩ ꯍꯥꯏꯕ ꯉꯝꯗꯕꯅꯦ ꯑꯗꯨꯕꯨ ꯅꯪꯅ ꯁꯨꯝ ꯍꯦꯟꯖꯜꯂꯛꯄꯁꯤꯗꯤꯅ ꯈꯨꯕꯥꯛꯅ ꯍꯥꯏꯒꯠꯂ ꯊꯥꯈ꯭ꯔꯕꯅꯦꯕ ꯑꯗꯩꯗꯤ ꯑꯗꯨꯅ ꯃꯥꯅ ꯋꯥꯔꯤꯁꯤꯃꯇꯪꯗꯤ ꯑꯩ ꯂꯤꯊꯣꯛꯑꯒꯦ ꯉꯁꯤꯗꯤꯅ ꯂꯤꯊꯣꯛꯄꯅꯦꯕ ꯑꯗꯨꯅ ꯃꯥꯅ ꯄꯥꯝꯃꯤꯁꯤ ꯂꯣꯏ ꯂꯤꯊꯣꯛꯍꯟꯅꯤꯡꯉꯦꯕ ꯂꯣꯠꯂꯒ ꯊꯝꯒꯅꯨ ꯏꯁꯥꯈꯛ ꯋꯥꯕꯅꯤ ꯑꯉꯥꯎꯕ ꯑꯣꯏꯕꯅꯤ ꯏꯁꯥꯈꯛ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯍꯧꯒꯅꯤ ꯂꯥꯏꯃꯟ ꯑꯣꯏꯍꯧꯒꯅꯤ ꯑꯗꯨꯅ ꯂꯣꯏ ꯂꯤꯊꯣꯛꯍꯧ ꯍꯥꯏꯕꯅꯦꯕ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯃꯥꯒꯤ ꯃꯔꯥꯟꯗꯤ ꯇꯁꯦꯡꯅ ꯂꯩꯇꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯔꯦꯞꯀꯤ ꯊꯧꯗꯣꯛꯇꯁꯨ ꯊꯦꯡꯅꯩꯌꯦꯕꯀꯣ ꯅꯨꯄꯤ ꯃꯆꯥꯗꯨꯅꯅꯦ ꯀꯤꯗꯅ ꯍꯥꯏꯗꯣꯛꯇꯕꯗꯅꯦ ꯍꯥꯏꯗꯣꯔꯛꯇꯦꯅꯦ ꯃꯥꯏꯁꯦ ꯌꯥ ꯃꯥꯅꯦꯅ ꯑꯃꯨꯛꯀꯁꯨ ꯑꯃꯨꯛ ꯂꯤꯇꯠꯇꯣ ꯆꯠꯊꯔꯛꯄ ꯑꯗꯨꯝ ꯌꯥꯎꯈꯤꯕ ꯑꯗꯩꯗꯤ ꯑꯅꯤꯔꯛ ꯁꯨꯕꯗꯗꯤ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯍꯥꯏꯗꯣꯔꯛꯑꯦꯕ ꯑꯗꯨꯝꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦꯕ ꯁꯤꯁꯨ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯤꯗꯣꯟꯕ ꯏꯃꯨꯡ ꯀꯌꯥꯗ ꯁꯨꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯃꯅꯨꯡꯗ ꯍꯦꯛ ꯊꯣꯛꯑꯦꯕꯀꯣ ꯃꯥꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯋꯥꯅꯅꯦꯕ ꯃꯥꯅ ꯉꯁꯤꯐꯥꯎ ꯈꯪꯉꯝꯃꯤꯁꯦ ꯃꯇꯩꯗꯨꯒꯤ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯃꯌꯥꯝꯗꯣ ꯃꯥꯅ ꯀꯌꯥꯝ ꯌꯥꯅꯤꯡꯗꯅ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯃꯥꯅ ꯀꯞꯄ ꯈꯪꯖꯕ ꯑꯗꯩ ꯍꯧꯈꯤꯕꯗꯁꯨ ꯑꯉꯥꯡ ꯄꯤꯁꯛ ꯑꯣꯏꯔꯤꯉꯩ ꯏꯟꯈꯠꯂꯛꯄꯗꯁꯨ ꯃꯈꯨꯔꯥ ꯑꯅꯤꯅ ꯃꯉꯣꯟꯗ ꯍꯩꯅꯗꯕ ꯂꯤꯆꯠ ꯆꯠꯀꯦ ꯇꯧꯕꯗ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯅ ꯂꯤꯆꯠꯃꯛꯇꯤ ꯉꯝꯍꯧꯗꯕ ꯑꯗꯩ ꯑꯃꯨꯛ ꯃꯇꯩꯅ ꯑꯃꯨꯛ ꯌꯦꯡꯉꯨꯅꯦ ꯃꯤꯠꯌꯦꯡ ꯀꯥꯔꯜ ꯑꯃꯨꯛ ꯆꯠꯂꯛꯄꯀꯣ ꯃꯉꯣꯟꯁꯤꯗ ꯑꯉꯥꯡ ꯏꯟꯈꯠꯂꯛꯄ ꯃꯉꯣꯟꯁꯤꯗꯀꯣ ꯍꯥꯏꯗꯣꯛꯄꯁꯨ ꯉꯝꯗ ꯃꯥꯅ ꯌꯦꯡꯉꯨ ꯈꯥꯡꯖꯔꯛꯄ ꯃꯌꯥꯝ ꯃꯥꯅ ꯍꯥꯏꯗꯣꯛꯎꯕꯗꯗꯤ ꯃꯇꯝꯗꯨꯗ ꯂꯣꯏ ꯂꯣꯏꯗꯣꯏꯅꯦꯕ ꯏꯖꯠ ꯐꯥꯖ ꯂꯩꯅꯔꯤꯕ ꯃꯌꯥꯝ ꯂꯣꯏ ꯂꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯃꯤꯒꯤ ꯌꯦꯡꯉꯩꯗ ꯍꯥꯏꯍꯧꯗꯕꯅ ꯃꯥꯁꯦ ꯑꯔꯥꯟꯕ ꯇꯥꯏꯌꯦꯕ ꯃꯥ ꯃꯁꯥꯅ ꯌꯥꯕꯩꯅꯤ ꯃꯥ ꯑꯗꯨꯗꯤ ꯀꯩꯗꯧꯕꯩ ꯍꯥꯏꯗꯣꯛꯇꯦ ꯑꯍꯥꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯃꯥ ꯀꯩꯗꯧꯕꯩ ꯍꯥꯏꯗꯣꯛꯇꯦꯅ ꯍꯥꯏꯕꯗ ꯈꯨꯝꯕꯝꯁꯨ ꯂꯩꯇꯦꯕ ꯑꯗꯨ ꯃꯁꯥꯅ ꯑꯗꯨꯝ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯧꯗꯁꯨ ꯊꯣꯛꯑꯦꯕ ꯃꯥꯏ ꯅꯨꯄꯥꯅ ꯈꯥꯏꯅꯕꯤꯒꯗ꯭ꯔꯅꯅꯦ ꯃꯀꯨꯕꯣꯛꯀꯨꯝꯕ ꯃꯇꯩꯒꯨꯝꯕ ꯅ ꯁꯥꯔꯝ ꯆꯠꯂꯛꯄꯁꯦ ꯃꯥꯏ ꯅꯨꯄꯥꯅ ꯈꯥꯏꯅꯕꯤꯒꯗ꯭ꯔꯅ ꯍꯥꯏꯗꯣꯛꯍꯧꯗꯕꯗ ꯃꯊꯪꯗ ꯈꯪꯅꯔꯛꯄꯗꯅꯦ ꯃꯥ ꯀꯩꯒꯤ ꯍꯥꯏꯗꯣꯛꯇꯦ ꯑꯍꯥꯟꯕ ꯊꯣꯛꯄꯗ ꯍꯥꯏꯌꯦꯕ ꯁꯤ ꯆꯞ ꯃꯥꯟꯅꯩꯕ ꯑꯗꯨꯅ ꯍꯥꯏꯗꯣꯛꯄꯤꯌꯨ ꯂꯣꯠꯁꯟꯕꯤꯒꯅꯨ ꯍꯥꯏꯗꯣꯛꯍꯧꯗꯕꯒꯤ ꯆꯩꯅꯥꯁꯤꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯏ ꯑꯍꯥꯟꯕ ꯋꯥꯔꯤꯁꯤꯅ ꯑꯩ ꯁꯤꯗ ꯂꯣꯏꯁꯟꯖꯒꯦꯀꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯅꯤꯁꯨꯕ ꯋꯥꯔꯤꯁꯦ ꯁꯤꯒꯤ ꯋꯥꯔꯤꯁꯤꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤ ꯏꯅꯥꯎꯅꯨꯄꯤꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯌꯥꯝꯅ ꯋꯥꯔꯤꯁꯦ ꯂꯤꯅꯔꯛꯄꯁꯤꯗ ꯃꯥꯁꯨ ꯂꯤꯕ ꯂꯥꯛꯄꯅꯦ ꯑꯗꯣ ꯃꯤ ꯑꯇꯩꯒꯤ나 ꯅꯍꯥꯟꯃꯨꯛ ꯑꯩꯅ ꯅꯨꯄꯥꯒꯤ ꯁꯛꯂꯣꯟꯗꯅ ꯂꯤꯕꯗꯣ ꯑꯗꯨꯗꯒꯤ ꯃꯥꯁꯨ ꯂꯤꯕ ꯂꯥꯛꯄꯅꯦꯕ ꯑꯗꯨꯒꯤꯗꯨꯗꯤ ꯑꯃꯨꯛ ꯍꯧꯈ꯭ꯔꯕ ꯀꯨꯏꯈ꯭ꯔꯕ ꯋꯥꯔꯤꯅꯤꯗꯅꯀꯣ ꯃꯥꯒꯤꯁꯤꯅ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯃꯁꯥꯗ ꯊꯦꯡꯅꯩꯕ ꯃꯥꯁꯨ ꯂꯤꯔꯒꯦ ꯑꯩꯅ ꯂꯤꯕꯁꯦ ꯂꯥꯛꯑꯦ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯂꯤ ꯀꯞꯄꯤ ꯃꯄꯤꯁꯦ ꯑꯣꯔꯣ ꯇꯥꯔꯒꯅꯦ ꯃꯄꯤ ꯁꯨꯀꯪ ꯀꯪꯗꯅ ꯂꯤꯕ ꯋꯥꯅꯦ ꯋꯥꯔꯤꯁꯦ ꯍꯧꯔꯛꯄꯗꯩ ꯃꯥꯁꯦ ꯌꯥꯝ ꯊꯤꯅ ꯃꯥꯁꯨ ꯃꯁꯥꯁꯦ ꯁꯣꯛꯑꯒ ꯆꯠꯈꯤ ꯌꯥꯝ ꯋꯥꯔꯒ ꯆꯠꯈꯤꯀꯣ ꯐꯖꯅ ꯂꯤ ꯃꯥꯅ ꯑꯍꯥꯟꯕ ꯍꯧꯔꯛꯄꯗꯅꯦ ꯑꯩꯈꯣꯏꯒꯤ ꯃꯥꯉꯣꯟꯁꯤꯗ ꯅꯨꯄꯥꯁꯤꯅ ꯀꯣꯏꯒꯦ ꯍꯥꯏꯔꯛꯄ ꯃꯇꯝꯁꯤꯗ ꯑꯁ ꯌꯥꯝ ꯈꯝꯕꯜꯂꯤ ꯍꯥꯏꯌꯦ ꯈꯝꯕꯟꯕ ꯍꯥꯏꯕꯗꯨꯕꯨ ꯀꯔꯤꯅꯣ ꯐꯣꯟꯁꯦ ꯄꯥꯏꯗꯕ ꯌꯥꯗꯦ ꯃꯥꯅꯅꯦ ꯇꯣꯏꯂꯦꯠ ꯆꯪꯕꯐꯧ ꯐꯣꯟ ꯄꯥꯏꯍꯧꯗꯕꯁꯦ ꯇꯣꯏꯂꯦꯠ ꯆꯪꯕꯐꯧ ꯐꯣꯟ ꯄꯥꯏꯔꯛꯇꯕ ꯑꯗꯨꯅ ꯑꯗꯨꯝ ꯐꯣꯟꯁꯦ ꯑꯗꯩ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯊꯕꯛ ꯑꯝꯇ ꯆꯠꯄ ꯌꯥꯗꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤꯅꯦ ꯃꯃꯥꯟꯅꯕꯤ ꯑꯃꯒꯤ ꯂꯨꯍꯣꯡꯕ ꯆꯠꯀꯦ ꯌꯥꯗꯦ
ꯃꯥꯅ ꯃꯇꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯀ꯭ꯂꯥꯁ 10ꯒ ꯊꯥꯈ꯭ꯔꯕ ꯁ꯭ꯋꯥꯏꯗꯅꯦ ꯃꯥ ꯊꯦꯡꯅꯩꯁꯦꯀꯣ ꯑꯗꯨꯒ 11 12 ꯀꯥꯁꯜꯂꯛꯑꯦꯀꯣ ꯑꯗꯨ ꯀꯣꯏꯅꯔꯛꯑꯦꯗꯅ ꯑꯗꯨꯒꯅꯦ ꯊꯥꯕꯜ ꯆꯣꯡꯉꯦꯗꯅ ꯅꯨꯄꯥꯁꯤꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅꯒꯗꯕ ꯌꯦꯡꯉꯒ ꯆꯣꯡꯁꯦ ꯍꯥꯏꯔꯒꯅ ꯃꯥꯒ ꯉꯥꯏꯍꯥꯛ ꯆꯣꯡꯃꯤꯟꯅꯒꯗꯕ ꯏꯁꯩ ꯃꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯇꯧꯕ ꯏꯁꯩꯁꯦ ꯊꯣꯡꯒꯥꯟꯗ ꯂꯝꯄꯥꯛ ꯂꯩꯌꯦꯕ ꯅꯨꯄꯥꯁꯦ ꯂꯥꯛꯑꯗꯤ ꯏꯁꯩꯁꯦ ꯌꯦꯡꯕ ꯊꯣꯛꯄ ꯌꯥꯏ ꯅꯨꯄꯥꯁꯤꯅ ꯃꯇꯨꯡꯗ ꯂꯦꯞꯄꯦ ꯃꯣꯏꯅ ꯃꯃꯥꯡꯁꯤꯗ ꯃꯃꯥꯟꯅꯕꯤ ꯃꯗꯣꯝꯆꯥ ꯃꯄꯤꯒ ꯐꯝꯃꯤꯟꯅꯒꯗꯕ ꯅꯨꯄꯥꯁꯤꯅ ꯑꯆꯥꯄꯣꯠ ꯂꯩꯔ ꯄꯤꯁꯜꯂꯛꯑꯅꯤ ꯃꯗꯣꯝꯆꯥ ꯃꯄꯤ ꯃꯌꯥꯝꯗꯨꯒꯤ ꯀ꯭ꯋꯥ ꯍꯩ ꯑꯗꯨꯒ ꯆꯥꯃꯤꯟꯅꯒꯗꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯌꯦꯡꯒꯗꯕ ꯏꯁꯩꯁꯦ ꯑꯗꯩ ꯅꯨꯄꯥꯁꯦ ꯑꯩ ꯍꯛꯆꯥꯡ ꯉꯝꯗꯦ ꯉꯁꯤ ꯂꯥꯛꯑꯣꯏ ꯍꯥꯏꯔꯗꯤ ꯃꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯏꯁꯩ ꯇꯧꯕꯁꯦ ꯌꯦꯡꯕ ꯊꯣꯛꯄ ꯌꯥꯗꯕ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡꯁꯦ ꯇꯧꯔꯛꯑꯒꯅꯦ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯅꯨꯄꯤꯁꯦ ꯇꯨꯝꯃꯤꯕ꯭ꯔꯥꯁꯦ ꯑꯗꯨꯝ ꯌꯦꯡꯗꯣꯏꯕ ꯑꯗꯩ ꯐꯣꯟꯁꯤꯅꯅꯦ ꯑꯗꯨꯝ ꯅꯣꯡꯉꯥꯟꯕꯗꯒꯤ ꯊꯝꯅꯕ ꯌꯥꯗꯦ ꯃꯥꯅ ꯊꯕꯛ ꯇꯧꯔꯁꯨ ꯐꯤ ꯁꯨꯔꯁꯨ ꯑꯃ ꯇꯧꯔꯁꯨ ꯐꯣꯟꯁꯦ ꯑꯗꯨꯝ ꯄꯥꯏꯔꯒ ꯑꯗꯨꯝ ꯃꯥ ꯊꯕꯛꯁꯦ ꯇꯧꯒꯗꯕ ꯄꯨꯔꯥ ꯈꯝꯕꯟꯕꯁꯦ ꯍꯦꯛꯇ ꯑꯔꯣꯏꯕꯤ ꯈꯝꯕꯟꯕ ꯑꯗꯩ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯤ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯑꯗꯣ ꯉꯍꯥꯟꯈꯩꯗꯤ ꯃꯥꯁꯨ ꯑꯝꯇ ꯆꯠꯆꯗ꯭ꯔꯦꯕ ꯑꯗꯨꯝꯇꯪꯗꯤ ꯑꯩ ꯆꯠꯀꯦ ꯍꯥꯏꯕꯁꯤꯗ ꯃꯥꯅ ꯌꯥꯗ꯭ꯔꯦꯕ ꯑꯗꯩ ꯌꯥꯗꯕꯁꯤꯗꯩꯗꯤ ꯃꯥꯅ ꯆꯠꯀꯅꯤ ꯑꯩ ꯉꯁꯤꯗꯤ ꯅꯪꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯅ ꯈꯔ ꯈꯠꯅꯔꯦ ꯁꯥꯎꯅꯔꯦ ꯑꯗꯣ ꯃꯤ ꯀꯩ ꯈꯟꯗꯣꯏꯅꯣ ꯏꯟꯗꯣꯝꯆꯥ ꯍꯣꯏ ꯀꯀꯥ ꯍꯣꯏꯅ ꯃꯤ ꯑꯁꯨꯛ ꯂꯨꯅ ꯇꯤꯟꯅꯔꯒꯅ ꯆꯠꯂꯦꯕ ꯏꯁ ꯑꯗꯨꯒꯤ ꯂꯨꯍꯣꯡꯕꯁꯦ ꯆꯠꯈꯤꯅꯅꯦ ꯃꯥꯅ ꯍꯦꯛꯇ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯅꯨꯄꯥꯁꯤ ꯂꯥꯛꯑꯒ ꯑꯗꯨꯋꯥꯏꯁꯤꯗ ꯍꯪꯒꯠ ꯍꯟꯗꯥ ꯂꯨꯍꯣꯡꯕꯁꯤ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯆꯠ ꯁꯥꯟꯅꯗꯅ ꯂꯩꯗꯅ ꯑꯗꯩ ꯂꯨꯍꯣꯡꯕꯁꯤ ꯊꯤꯟꯕ ꯊꯣꯛꯂꯛꯑꯦ ꯊꯤꯟꯕꯁꯤꯁꯨ ꯑꯃꯨꯛ ꯃꯥꯅ ꯒꯥꯔꯤꯁꯦ ꯇꯣꯡꯃꯤꯟꯅꯔꯛꯑꯦ ꯃꯥꯅ ꯅꯨꯄꯤꯁꯤꯅ ꯍꯦꯛ ꯀꯥꯈꯠꯈꯤꯕ ꯀꯥꯔꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯒꯥꯔꯤ ꯃꯆꯥꯁꯦ ꯃꯥ ꯊꯧꯔꯛꯑꯦ ꯑꯗꯨꯒꯅꯦ ꯁꯦꯟꯅꯔꯦ ꯑꯥꯗꯁꯨ ꯂꯨꯍꯣꯡꯕ ꯊꯤꯟꯕ ꯆꯪꯈ꯭ꯔꯦꯗꯅ ꯐꯣꯟꯁꯦ ꯑꯗꯨꯝ ꯄꯥꯏꯔ ꯊꯝꯗꯣꯏꯅꯤꯀோ ꯐꯣꯟꯁꯦ ꯑꯗꯨꯝ ꯍꯦꯛꯇ ꯁꯣꯝꯗꯩ ꯂꯨꯍꯣꯡꯕ ꯆꯠꯄꯩ ꯂꯣꯏꯔꯕꯅꯦ ꯑꯗꯨꯒ ꯊꯤꯟꯕ ꯍꯜꯂꯛꯑꯦ ꯑꯗꯨꯁꯨ ꯃꯥ ꯑꯃꯨꯛ ꯏꯟꯅꯔꯛꯑꯦ ꯑꯗꯨꯒ ꯑꯃꯨꯛ ꯊꯣꯡꯒꯥꯟꯁꯤꯗ ꯃꯥꯅ ꯍꯦꯛ ꯒꯥꯔꯤꯗꯩ ꯀꯨꯝꯃꯛꯄꯒ ꯃꯌꯨꯝ ꯆꯪꯒꯦꯅ ꯇꯧꯕꯗ ꯌꯥꯝ ꯊꯨꯅ ꯇꯣꯡꯈꯠꯂꯣ ꯃꯈꯨꯠ ꯄꯥꯏꯔ ꯆꯤꯡꯈꯠꯂꯦ ꯌꯥꯝ ꯊꯨꯅ ꯇꯣꯡꯈꯠꯂꯣ ꯑꯩ ꯒꯥꯔꯤꯁꯤꯗ ꯍꯥꯏꯔꯒ ꯅꯨꯃꯤꯠꯁꯤꯗ ꯆꯦꯜꯂꯛꯈꯤꯕꯅꯦꯕ ꯑꯩꯅ ꯁꯤꯁꯦ ꯁꯝꯖꯟꯅ ꯂꯤꯔꯕꯅꯤꯀꯣ ꯃꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯅꯔꯛꯄꯒꯤ ꯃꯑꯣꯡꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯂꯧꯅꯔꯀꯥꯟꯁꯤꯗ ꯑꯗꯨꯝ ꯂꯧꯅꯔꯀꯥꯟꯁꯤꯗꯁꯨꯅꯤ ꯍꯦꯛꯇ ꯆꯥꯛ ꯊꯣꯡꯉꯦ ꯃꯥꯁꯤꯅ ꯇꯦꯕꯜꯗ ꯐꯝꯃ ꯏꯟꯖꯥꯡ ꯁꯦꯝꯕ ꯐꯤ ꯁꯨꯔꯦ ꯅꯨꯄꯤꯁꯤꯅ ꯃꯥꯁꯦ ꯑꯗꯨꯝ ꯂꯩꯕ ꯀꯣꯟ ꯐꯦꯡꯉꯦ ꯑꯗꯨꯝ ꯂꯩꯗꯣꯏꯕ ꯂꯥꯛꯑꯣ ꯃꯤ ꯂꯣꯏꯗ꯭ꯔꯤꯕ ꯃꯤ ꯇꯨꯝꯅꯤꯡꯉꯦ ꯑꯩ ꯇꯨꯝꯅꯤꯡꯉꯦꯅ ꯏꯕꯨꯡꯉꯣ ꯅꯪ ꯉꯍꯥꯟꯈꯩꯒꯤꯗꯤ ꯀꯅꯥꯒ ꯇꯨꯝꯃꯤ ꯃꯥ ꯃꯧ ꯂꯥꯛꯇ꯭ꯔꯤꯉꯩꯗꯗꯤ ꯃꯃꯥꯁꯤꯅꯐꯧ ꯁꯥꯎꯔꯦꯕ ꯅꯪ ꯌꯥꯝ ꯃꯤꯠ ナꯔꯦ ꯆꯠꯂꯣ ꯅꯪ ꯆꯪꯈ꯭ꯔꯣ ꯅꯪ ꯍꯥꯟꯅ ꯆꯪꯈ꯭ꯔꯣꯅ ꯑꯗꯩ ꯃꯣꯏꯒꯤꯁꯦ ꯃꯌꯥꯝꯕ ꯑꯃꯒ ꯃꯅꯥꯎꯄꯥ ꯑꯃꯒ ꯃꯣꯏ ꯑꯍꯨꯝꯅꯦꯕ ꯃꯅꯥꯎꯄꯥꯁꯦ ꯃꯥꯅ ꯂꯥꯛꯄꯁꯤꯗ ꯍꯥꯏꯐꯦꯠ ꯄꯥꯈꯪ ꯃꯆꯥ ꯐꯥꯔꯝꯃꯦ ꯃꯇꯩ ꯃꯆꯥ ꯌꯥꯝ ꯂꯨꯅ ꯇꯧꯖꯩꯑꯕ ꯃꯥꯅꯁꯨ ꯑꯩꯈꯣꯏ ꯗꯥꯁꯦ ꯑꯣꯏꯕ ꯍꯦꯟꯃꯟꯈ꯭ꯔꯦ ꯃꯤꯠ ꯅꯥꯏꯍꯦ ꯑꯣꯏꯕꯩ ꯇꯜꯂꯤꯍꯦ ꯀꯥꯏꯅ ꯑꯗꯩꯗꯤ ꯃꯅꯥꯎꯄꯥꯒ ꯃꯇꯩꯃꯒꯁꯦ ꯒꯦꯝꯁꯦ ꯁꯥꯟꯅꯃꯤꯟꯅꯗꯣꯏꯅꯦꯕꯀꯣ ꯑꯗꯩ ꯂꯥꯛꯑꯣ ꯌꯥꯝ ꯊꯨꯅ ꯀꯧꯁꯟꯗꯣꯏꯅꯦ ꯑꯃꯁꯤꯅ ꯗꯗꯥ ꯂꯥꯛꯍꯜꯂꯒꯦ ꯅꯪ ꯇꯨꯝꯃꯣ ꯆꯠꯂꯣ ꯏꯇꯩꯃꯒ ꯑꯩꯒ ꯁꯤ ꯒꯦꯝ ꯁꯥꯟꯅꯔꯤ ꯍꯥꯏꯗꯣꯏꯅꯦꯕ ꯃꯅꯥꯎꯄꯥꯁꯤꯅ ꯑꯗꯩꯗꯤ ꯃꯅꯥꯎꯄꯥꯁꯤꯅꯗꯤꯅꯦ ꯃꯇꯩꯃꯁꯦ ꯑꯩꯈꯣꯏꯒꯤ ꯃꯇꯩꯃꯁꯤꯅꯁꯨ ꯃꯥꯁꯤ ꯂꯨꯅ ꯇꯧꯋꯦꯕ ꯃꯥꯏ ꯃꯐꯤ ꯃꯔꯣꯟ ꯁꯨꯕꯤꯗꯅ ꯈꯣꯠꯄꯤꯗꯅ ꯑꯗꯩ ꯃꯅꯥꯎꯄꯥꯁꯤꯒꯤ ꯆꯥꯛ ꯏꯟꯁꯥꯡꯒꯁꯦ ꯃꯃꯥꯅꯗꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯀꯤ ꯅꯪꯕꯣꯏ ꯅꯪꯗꯕꯣꯏꯁꯨ ꯆꯥꯅ ꯆꯥꯛꯁꯦ ꯇꯧꯗꯕꯗꯣ ꯃꯇꯩꯃꯁꯤ ꯂꯥꯛꯄꯗ ꯏꯟꯁꯥꯡ ꯃꯊꯦꯜꯒ ꯇꯧꯔꯒ ꯑꯁ ꯍꯥꯎꯋꯦ ꯑꯩꯈꯣꯏ ꯇꯩꯃꯁꯤꯗꯤ ꯀꯥꯏꯅ ꯑꯗꯩ ꯅꯨꯡꯊꯤꯟꯒꯁꯦ ꯃꯇꯩꯃꯒ ꯃꯤꯃꯤ ꯍꯧꯔꯒꯁꯨ ꯆꯥꯃꯤꯟꯅꯕ ꯑꯗꯩ ꯏꯇꯩꯃ ꯑꯩ ꯕꯣꯔꯥ ꯂꯩꯔꯨꯒꯦ ꯏꯇꯩꯃ ꯁꯤꯡꯖꯨ ꯆꯥꯁꯦ ꯀꯥꯏ ꯃꯇꯩꯃ ꯁꯤꯡꯖꯨ ꯈꯔ ꯍꯧꯔ ꯆꯔꯥꯒ ꯋꯥꯟꯃꯤꯟꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯗ ꯃꯌꯥꯝꯕꯁꯤꯅꯒ ꯁꯥꯎꯋꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯩꯗꯤ ꯑꯁꯤ ꯅꯨꯄꯤ ꯅꯠꯇꯦꯅꯦ ꯑꯁꯤ ꯅꯨꯄꯥꯅꯤ ꯅꯪꯒ ꯑꯁꯤ ꯂꯣꯏꯅꯕ ꯌꯥꯕ꯭ꯔꯥ ꯀꯥꯏꯅꯀꯣ ꯑꯗꯩꯗꯤ ꯃꯅꯥꯎꯄꯥꯁꯤꯅ ꯇꯥꯔꯦꯗꯅ ꯇꯨꯀꯠꯆꯗ꯭ꯔꯥ ꯀꯥꯏꯅ ꯍꯥꯏꯕꯀꯣ ꯃꯥꯅꯒ ꯑꯗꯨꯒ ꯃꯇꯩꯗꯨꯗꯤ ꯃꯇꯝꯗꯨꯗ ꯅꯨꯄꯤ ꯊꯤꯔꯝꯃꯦ ꯃꯣꯏ ꯇꯣꯉꯥꯟ ꯆꯥꯔꯝꯃꯦꯕ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯔꯤꯉꯩꯗꯁꯨ ꯁꯦꯟꯅꯕꯗꯅꯦ ꯑꯗꯩ ꯃꯥꯁꯦ ꯃꯣꯏꯁꯦ ꯑꯃꯨꯛ ꯃꯥꯒꯤ ꯁꯅꯥ ꯂꯨꯄꯥ ꯍꯥꯞꯄꯛꯄꯁꯦ ꯁꯤꯅ ꯀꯥꯏꯊꯣꯛꯑꯒꯅꯦ ꯀꯔꯤꯒꯨꯝꯕ ꯀꯔꯕꯥꯔꯁꯤꯗꯤ ꯍꯥꯏꯗꯣꯛꯑꯔꯣꯏꯒꯦ ꯀꯩꯒꯨꯝꯕ ꯀꯔꯕꯥꯔ ꯑꯃꯈꯛ ꯇꯧꯋꯦꯕ ꯃꯣꯏꯁꯦ ꯑꯗꯨꯒꯤ ꯀꯔꯕꯥꯔꯁꯦ ꯃꯥꯏ ꯄꯥꯛꯑꯦ ꯄꯩꯁా ꯂꯥꯛꯑꯦꯕ ꯐꯖꯅ ꯆꯥꯡ ꯅꯥꯏꯅ ꯂꯥꯛꯑꯒ ꯅꯨꯡꯉꯥꯏꯔꯦ ꯀꯔꯕꯥꯔꯁꯦ ꯁꯨꯝ ꯈꯔ ꯈꯔ ꯆꯥꯎꯊꯣꯛꯑꯦ ꯑꯇꯣꯞ ꯑꯇꯣꯞꯄꯁꯨ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯅꯅꯦ ꯃꯥꯁꯦ ꯑꯁ ꯃꯇꯝꯁꯤꯗ ꯊꯣꯛꯂꯛꯄ ꯁꯨꯠꯁꯦ ꯃꯥꯅ ꯂꯣꯏ ꯂꯩꯗꯣꯏꯅꯦꯌꯦ ꯃꯥꯏ ꯑꯄꯥꯝꯕ ꯃꯆꯨꯁꯦ ꯀꯩꯊꯦꯜꯁꯦ ꯄꯨꯊꯣꯛꯑꯒꯅꯦ ꯃꯥꯅ ꯆꯥꯅꯤꯡꯕ ꯄꯤꯖꯗꯣꯏꯕ ꯑꯗꯩ ꯃꯅꯥꯎꯄꯥꯁꯨ ꯏꯟꯅꯔꯛꯇꯣꯏꯅꯦꯌꯦ ꯑꯣ ꯑꯩꯈꯣꯏ ꯏꯇꯩꯃꯅ ꯆꯥ ꯉꯝꯗꯕꯗꯣ ꯑꯩ ꯆꯥꯒꯦꯕ ꯄꯥꯝꯃꯨꯅꯨ ꯑꯩꯒꯤ ꯁꯔꯨꯛ ꯍꯦꯟꯅ ꯂꯧꯔꯣꯏꯅꯅꯦ ꯑꯗꯩ ꯏꯇꯩꯃꯒꯤ ꯁꯨꯠ ꯂꯩꯕꯗ ꯑꯩꯁꯨ ꯐꯨꯔꯤꯠ ꯑꯝꯇꯗꯤ ꯂꯩꯕꯤꯌꯨꯗꯅꯒ ꯍꯥꯏꯔꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯕ ꯑꯗꯩ ꯃꯥꯅꯗꯤ ꯁꯥꯎꯗꯣꯏꯕ ꯃꯅꯥꯎꯄꯥꯁꯦ ꯄꯣꯔꯛꯏ ꯑꯗꯨ ꯇꯧꯋꯦ ꯑꯗꯥ ꯇꯧꯋꯦꯅ ꯑꯗꯩ ꯀꯩꯅꯣꯁꯤꯅꯅꯦ ꯃꯅꯥꯎꯄꯥꯁꯤꯅꯅꯦ ꯑꯩ ꯌꯥꯎꯔꯦꯅ ꯁꯥꯎꯏꯗꯣ ꯈꯪꯉꯦ ꯗꯗꯥ ꯅꯪ ꯍꯧꯖꯤꯛ ꯅꯣꯏ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯅꯠꯇꯦ ꯔꯣꯃꯥꯟꯁ ꯃꯇꯝ ꯂꯣꯏꯈ꯭ꯔꯦ ꯌꯥꯔꯦ ꯄꯛꯇ꯭ꯔꯦ ꯀꯥꯏꯅꯀꯣ ꯑꯗꯩꯗꯤ ꯃꯇꯩꯃꯁꯤꯅꯗꯤ ꯃꯅꯥꯎꯄꯥꯗꯣ ꯑꯗꯨꯝ ꯄꯨꯗꯣꯏ ꯍꯣꯠꯅꯕ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯁꯦ ꯂꯨꯅ ꯇꯧꯕꯩ ꯖꯥꯠꯇꯅꯦ ꯂꯩꯀꯥꯏꯁꯤꯗꯅꯦ ꯑꯁ ꯅꯣꯡꯉꯥꯟꯕꯒ ꯀꯦꯗ ꯌꯥꯕ ꯅꯠꯇꯦ ꯆꯟꯗꯣꯟ ꯆꯋꯥ ꯃꯃꯥꯏ ꯃꯤꯠ ꯐꯤ ꯑꯃꯟꯕ ꯁꯦꯠꯄ ꯌꯥꯕ ꯅꯠꯇꯦ ꯅꯨꯄꯥꯁꯤꯅ ꯃꯁꯝ ꯃꯀꯣꯛ ꯃꯔꯨ ꯆꯥꯎꯕ ꯌꯥꯕ ꯅꯠꯇꯦ ꯃꯁꯝ ꯃꯅꯥꯁꯦ ꯃꯤꯒꯤ ꯐꯖꯅ ꯄꯥꯔꯃꯤꯅꯦꯟꯒ ꯇꯧꯍꯜꯂꯒ ꯃꯤꯒꯤ ꯀꯦꯍꯟꯗꯅ ꯈꯣꯠꯍꯟꯗꯅ ꯑꯗꯩ ꯃꯥꯅ
ꯂꯨꯟ ꯇꯧꯕꯩ ꯆꯥꯡꯗꯅꯦ ꯂꯩꯀꯥꯏꯁꯤꯗ ꯃꯥꯁꯦ ꯍꯥꯏꯅꯔꯦ ꯃꯃꯤꯡ ꯆꯠꯂꯦ ꯀꯥꯔꯁꯤꯗ ꯄꯨꯗꯅ ꯆꯠꯃꯤꯟꯅꯈ꯭ꯔꯅꯤ ꯑꯗꯩ ꯄꯤꯖꯔꯅꯤ ꯄꯤꯊꯛꯑꯅꯤ ꯑꯗꯩ ꯃꯣꯏ ꯂꯩꯀꯥꯏꯗꯨꯒꯤ ꯃꯣꯏ ꯂꯝꯄꯥꯛꯁꯦ ꯈꯤꯇꯪ ꯂꯥꯞꯄꯦꯕ ꯈꯤꯇꯪ ꯂꯥꯞꯄꯦ ꯍꯥꯏꯁꯦ ꯃꯤꯅꯤꯠ 10 ꯈꯣꯡꯅ ꯆꯠꯄꯗꯨꯅꯤ ꯂꯩꯀꯥꯏ ꯃꯁꯦꯟꯒꯤ ꯂꯝꯄꯥꯛꯄꯨ ꯀꯌꯥꯝ ꯂꯥꯞꯅꯦꯒꯦ ꯑꯗꯨꯗ ꯏꯁꯩ ꯌꯦꯡꯕ ꯊꯣꯛꯄ ꯊꯥꯕꯜ ꯌꯦꯡꯕ ꯊꯣꯛꯄꯁꯦ ꯒꯥꯔꯤꯅ ꯄꯨꯊꯣꯛꯇꯣꯏꯕ ꯃꯈꯣꯡꯗꯒ ꯆꯠꯍꯟꯕ ꯅꯠꯇꯦ ꯃꯤ ꯆꯤꯟꯈ꯭ꯔꯕ ꯂꯤꯂꯥ ꯂꯣꯏꯔꯛꯄꯩ ꯃꯤꯁꯦ ꯆꯤꯟꯗ꯭ꯔꯥ ꯒꯥꯔꯤꯁꯦ ꯊꯧꯗꯣꯏꯅꯤ ꯑꯗꯩ ꯌꯦꯡꯅꯤꯡꯗꯦ ꯍꯦꯟꯃꯟꯈ꯭ꯔꯦ ꯄꯛꯁꯜꯂꯛꯇ꯭ꯔꯦꯅ ꯍꯥꯏꯅꯗꯣꯏꯅꯤ ꯃꯌꯥꯝꯁꯤ나 ꯅꯪꯕꯨ ꯑꯩ ꯇꯣꯡꯕ ꯏꯀꯥꯏ ꯈꯣꯡꯅ ꯆꯠꯁꯤ ꯃꯤꯅ ꯅꯣꯡꯅꯕꯗ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯒꯥꯔꯤ ꯂꯩꯌꯦꯁꯦ ꯃꯤ ꯂꯣꯏ ꯈꯪꯉꯕꯅꯤ ꯍꯥꯏꯗꯣꯏꯅꯦꯕ ꯅꯨꯄꯤꯁꯤꯅ ꯑꯗꯩꯗꯤ ꯍꯣꯔꯦꯟ ꯃꯤ ꯆꯤꯜꯂꯀꯥꯟꯗ ꯀꯣꯟꯅ ꯊꯧꯖꯦꯁꯨ ꯌꯥꯗꯦ ꯃꯤ ꯆꯤꯜꯂꯤꯉꯩꯗ ꯍꯣꯔꯣꯡ ꯈꯣꯡ ꯊꯧꯕꯗꯣ ꯃꯤꯅ ꯌꯥꯝ ꯁꯥꯎꯅꯩꯌꯦꯅ ꯑꯗꯩ ꯃꯥ ꯌꯥꯎꯗ꯭ꯔꯗꯤꯅꯦ ꯊꯣꯛꯍꯟꯕ ꯅꯠꯇꯦ ꯂꯤꯂꯥ ꯊꯥꯕꯜꯁꯦ ꯌꯦꯡꯃꯤꯟꯅꯕꯁꯦ ꯂꯩꯁꯥꯔꯤꯉꯩꯒꯤ ꯑꯗꯨꯃꯥꯏꯅ ꯃꯥꯁꯤꯒ ꯑꯗꯨꯝ ꯄꯨꯂꯞ ꯌꯦꯡꯃꯤꯟꯅꯗꯣꯏꯅꯦ ꯑꯗꯨꯝ ꯃꯤꯗꯤ ꯃꯤ ꯃꯌꯥꯝꯁꯦ ꯂꯝꯄꯥꯛꯀꯤ ꯊꯥꯕꯜ ꯑꯣꯏꯔꯁꯨ ꯂꯤꯂꯥ ꯑꯣꯏꯔꯁꯨ ꯁ꯭ꯄꯣꯔꯠ ꯑꯣꯏꯔꯁꯨ ꯌꯦꯡꯅꯕꯁꯦ ꯅꯨꯄꯤꯅ ꯅꯨꯄꯤꯒꯤ ꯃꯧ ꯃꯌꯥꯝ ꯅꯨꯄꯥꯅ ꯅꯨꯄꯥꯒꯤ ꯐꯝꯅꯗ꯭ꯔꯥ ꯑꯗꯨ ꯌꯥꯗꯦ ꯃꯥꯏꯗꯤ ꯃꯥꯒ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯒꯗꯕ ꯑꯗꯩꯗꯤ ꯑꯗꯨ ꯑꯁꯨꯛ ꯌꯥꯝꯅꯅꯦ ꯊꯤꯅ ꯅꯨꯡꯁꯤꯅꯕꯗ ꯂꯩꯀꯥꯏꯁꯤꯗ ꯃꯃꯤꯡ ꯆꯠꯂꯦ ꯀꯦꯍꯟꯕꯗ ꯂꯨꯅ ꯇꯧꯕꯗ ꯃꯥꯅ ꯄꯥꯝꯖꯅ ꯂꯧꯔꯛꯈꯤꯕꯗ ꯃꯤ ꯂꯣꯏ ꯈꯪꯉꯒ ꯂꯩꯔꯛꯈ꯭ꯔꯕ ꯄꯣꯠ ꯑꯃꯈꯛꯅꯦꯕꯀꯣ ꯅꯨꯄꯤꯁꯦ ꯑꯉꯥꯡ ꯄꯣꯛꯑꯦ ꯑꯉꯥꯡ ꯄꯣꯛꯄ ꯆꯍꯤ 2ꯃꯨꯛꯇꯤ ꯃꯥ ꯃꯆꯥ ꯌꯥꯎꯗꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯆꯥꯁꯦ ꯌꯥꯎꯔꯦ ꯑꯗꯨꯒ ꯑꯉꯥꯡ ꯄꯣꯛꯑꯒ ꯃꯥꯗꯤ ꯑꯉꯥꯡꯁꯤꯃ ꯄꯣꯛꯁꯜꯂꯛꯑꯃꯤꯅ ꯑꯉꯥꯡꯁꯤꯒꯤ ꯁꯦꯕꯥ ꯁꯦꯕꯤ ꯑꯃ ꯇꯧꯕꯗ ꯃꯧꯁꯦ ꯃꯆꯥ ꯄꯣꯛꯑꯗꯤ ꯀꯝꯄꯜꯁꯔꯤ ꯉꯋꯥꯏ ꯅꯥꯜꯂꯝꯕ ꯆꯥꯡꯁꯦ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯐꯅꯌꯥꯝ ꯅꯥꯜꯂꯛꯄ ꯅꯨꯄꯤ ꯑꯣꯏꯖꯅꯨ ꯐꯤꯔꯣꯜ ꯆꯥꯏꯔꯛꯀꯅꯤ ꯑꯗꯩꯗꯤ ꯑꯉꯥꯡꯗꯨꯅ ꯅꯩꯕꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯌꯨꯡ ꯍꯥꯟꯖꯟꯅꯤ ꯃꯈꯣꯡ ꯍꯥꯝꯖꯟꯅꯤ ꯑꯗꯨꯝꯕ ꯃꯌꯥꯝꯗꯨꯒꯤ ꯐꯤꯔꯣꯜ ꯑꯅꯥꯟꯕ ꯁꯦꯠꯄ ꯄꯥꯝꯃꯨꯔꯛꯑꯅꯤ ꯃꯀꯣꯛ ꯃꯔꯨ ꯆꯥꯎꯔꯛꯑꯅꯤ ꯑꯗꯨꯝ ꯀꯦꯅꯤꯡꯉꯛꯑꯔꯣꯏ ꯃꯄꯥꯟꯁꯨ ꯊꯣꯛꯇ꯭ꯔꯕꯅꯤꯅ ꯀꯩꯗꯧꯕꯩ ꯀꯦꯔꯨꯅꯤ ꯑꯗꯨꯃꯥꯏꯅ ꯃꯣꯜꯂꯛꯄ ꯃꯥꯁꯦ ꯃꯇꯥꯡꯁꯦ ꯑꯗꯨꯅ ꯌꯥꯝ ꯊꯥꯖꯗꯅꯅꯦ ꯃꯥꯅꯀꯣ ꯃꯦꯁꯦꯖ ꯑꯃꯈꯛ ꯊꯦꯡꯅꯩ ꯍꯥꯏꯌꯦꯕ ꯑꯩ ꯃꯣꯝꯄꯥꯛ ꯐꯤꯗꯛꯀ ꯀꯩꯁꯦ ꯑꯝꯇ ꯁꯨꯗꯣꯛꯎꯈꯤꯒꯦ ꯅꯪ ꯃꯦꯁꯦꯖ ꯊꯥꯔꯛꯑꯝꯒꯅꯨꯀꯣꯅ ꯁꯤꯒꯤ ꯃꯦꯁꯦꯖꯁꯦ ꯊꯦꯡꯅꯕ ꯃꯥꯁꯦ ꯄꯨꯡꯉꯛꯑꯦꯀꯣ ꯀꯔꯤꯅꯣꯅꯦ ꯁꯤꯗꯤꯅ ꯃꯥꯅ ꯃꯦꯁꯦꯖꯁꯦ ꯑꯗꯨꯝ ꯌꯦꯡꯉ ꯍꯟꯖꯟ ꯄꯥꯔ ꯂꯩꯕ ꯊꯥꯖꯗꯕꯗꯣ ꯅꯨꯄꯥꯁꯦ ꯆꯪꯉꯛꯑꯕ ꯀꯩꯅꯣ ꯅꯪ ꯌꯦꯡꯉꯤꯗꯨꯅ ꯍꯥꯏꯔ ꯐꯣꯟꯁꯦ ꯇꯥꯞꯂꯥꯎ ꯃꯨꯟꯈꯤꯌꯦ ꯑꯗꯨꯒ ꯀꯅꯥꯅꯣ ꯁꯤ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯛꯏꯁꯤꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯊꯥꯖꯤꯜꯂꯛꯏꯁꯤꯅ ꯀꯥꯏꯅ ꯁꯥꯎꯔꯒꯀꯣ ꯅꯪꯕꯨ ꯅꯨꯄꯤ ꯀꯣꯏꯔꯕ꯭ꯔꯣꯅ ꯍꯪꯉꯦꯌꯦ ꯃꯥꯁꯦ ꯌꯥꯝ ꯇꯞꯅꯀꯣ ꯆꯠꯂꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯊꯥꯖꯤꯜꯂꯛꯀꯅꯤ ꯀꯅꯥꯅꯣꯅꯦ ꯁꯤꯕꯨ ꯐꯣꯟꯁꯤꯕꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯛꯏꯁꯤꯕꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯌꯥꯝꯁꯤꯅꯕ ꯍꯥꯏꯔꯒ ꯀꯛꯊꯠꯂꯒꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕ ꯃꯥꯁꯦ ꯑꯗꯨꯝ ꯃꯥꯏ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯆꯤꯡꯅꯗ꯭ꯔꯦꯕꯀꯣ ꯃꯥꯅ ꯆꯤꯡꯅꯗ꯭ꯔꯦ ꯑꯃꯨꯛ ꯑꯗꯩꯗꯤ ꯈꯔ ꯂꯩꯔꯒ ꯃꯥꯅ ꯆꯦꯟꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯗꯣꯏꯁꯦ ꯑꯗꯨꯃꯗꯤ ꯃꯥꯁꯦ ꯆꯤꯡꯅꯕ ꯈꯣꯠꯄ ꯈꯟꯖꯟꯕ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯦꯕ ꯁꯨꯝ ꯄꯪꯊꯥ ꯊꯥꯔ ꯂꯥꯜꯂꯤ ꯃꯥꯅꯦꯅ ꯈꯟꯕꯀꯣ ꯑꯗꯨꯒ ꯑꯗꯩ ꯑꯃꯨꯛꯁꯨ ꯆꯦꯟꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯗꯕꯁꯤꯅ ꯅꯣꯡꯃ ꯃꯆꯥꯅꯨꯄꯥꯁꯦ ꯃꯇꯝꯗꯨꯗ ꯀꯩꯅꯣ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯇꯝꯗꯨꯗꯤ ꯑꯉꯥꯡ ꯄꯣꯛꯑꯕ ꯃꯇꯨꯡ ꯊꯥ 6-7 ꯁꯨꯕꯗꯅꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯃꯨꯛ ꯍꯥꯏꯔꯤꯕ ꯃꯇꯝ ꯃꯥꯅ ꯃꯊꯪꯒꯤ ꯑꯃꯨꯛ ꯃꯦꯁꯦꯖ ꯊꯦꯡꯅꯩꯁꯤꯅꯅꯦ ꯑꯉꯥꯡꯁꯤꯅ ꯆꯍꯤ 3 ꯁꯨꯔꯛꯄꯗ ꯑꯉꯥꯡꯁꯤꯒ ꯃꯥꯒꯁꯦ ꯀꯩꯊꯦꯜ ꯊꯣꯛꯎꯒꯦꯅ ꯊꯣꯛꯈꯤꯕꯅꯦꯕꯀோ ꯁꯤꯒꯤꯁꯤꯗ ꯑꯃꯨꯛ ꯃꯥꯅ ꯃꯦꯁꯦꯖ ꯑꯃ ꯊꯦꯡꯅꯩꯌꯦꯕ ꯅꯪꯒꯤ ꯅꯆꯥꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯉꯁꯥꯏ ꯑꯩꯅ ꯏꯔꯨꯖꯕꯤꯕꯗோ ꯃꯥꯅ ꯍꯔꯥꯎꯖꯕꯗꯣ ꯑꯗꯨꯝ ꯄꯣꯔꯛꯑꯣ ꯑꯉꯥꯡꯗꯣꯅ ꯑꯗꯨꯒꯤ ꯃꯦꯁꯦꯖꯁꯤꯗꯤ ꯃꯥ ꯆꯦꯟꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦꯕ ꯅꯨꯄꯤꯁꯤꯅ ꯗꯥꯏꯔꯦꯛ ꯀꯧꯁꯜꯂꯦꯕꯀꯣ ꯁꯤꯒꯤ ꯃꯦꯁꯦꯖꯁꯦ ꯀꯔꯤꯅꯣ ꯉꯁꯥꯏ ꯅꯪꯅ ꯑꯉꯥꯡꯁꯦ ꯄꯨꯊꯣꯛꯎꯕꯅꯤ ꯅꯪꯒ ꯊꯕꯛ ꯆꯠꯀꯦꯅ ꯑꯉꯥꯡꯁꯦ ꯀꯅꯥꯅ ꯏꯔꯨꯖꯔꯛꯏ ꯅꯨꯄꯤ ꯀꯅꯥꯅ ꯏꯔꯨꯖꯔꯛꯏ ꯁꯤ ꯅꯨꯄꯤꯁꯦ ꯄꯨꯊꯣꯛꯑꯣꯅ ꯅꯨꯃꯤꯠꯁꯤꯃꯗꯤ ꯈꯟꯅꯔꯦ ꯃꯥꯅ ꯑꯩ ꯈꯪꯗꯦ ꯆꯦꯜꯂꯦ ꯈꯪꯗꯕ ꯌꯥꯔꯣꯏ ꯅꯪ ꯉꯍꯥꯛꯃꯨꯛ ꯆꯍꯤ 2.5ꯒꯤ ꯃꯃꯥꯡꯗ ꯁꯨꯝꯕ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨ ꯑꯩ ꯆꯤꯡꯅꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯐꯣꯟ ꯂꯥꯟꯅ ꯇꯧꯁꯜꯂꯛꯄꯅꯤ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯗ ꯊꯤꯒꯠꯀꯦ ꯈꯣꯠꯀꯦ ꯀꯅꯥꯅꯣ ꯒꯥꯅ ꯍꯥꯏꯕꯗꯨꯗ ꯑꯩꯁꯦ ꯀꯩꯁꯨ ꯈꯟꯈꯤꯗꯕꯅꯤ ꯅꯪꯅ ꯀꯔꯕꯥꯔ ꯆꯠꯄꯅꯦꯅ ꯆꯠꯂꯤꯁꯤꯗꯤ ꯅꯪꯗꯤ ꯅꯨꯄꯤ ꯀꯣꯏ ꯂꯩꯔꯕ꯭ꯔꯥ ꯅꯪꯗꯤ ꯌꯥꯝ ꯍꯩꯅ ꯀꯣꯏꯅ ꯑꯗꯣ ꯁꯤ ꯑꯩ ꯏꯆꯥꯁꯦꯀꯅꯥꯅ ꯏꯔꯨꯖꯍꯜꯂꯛꯏꯅ ꯃꯥꯅ ꯃꯦꯟꯕ ꯅꯪꯍꯧꯗ꯭ꯔꯦꯕ ꯃꯄꯥꯁꯤꯅꯀꯣ ꯃꯆꯥꯁꯦ ꯃꯥꯅ ꯇꯥꯞ ꯂꯥꯎꯅ ꯁꯥꯟꯅꯔꯤꯉꯩꯗ ꯆꯤꯡꯁꯜꯂꯨꯔꯦꯕ ꯅꯪ ꯉꯁꯥꯏ ꯀꯅꯥꯅ ꯏꯔꯨꯖꯕꯤꯔꯛꯏꯅ ꯈꯨꯗꯛꯇ ꯍꯪꯈ꯭ꯔꯦꯕ ꯑꯉꯥꯡꯅꯤꯅ ꯆꯍꯤ 3 ꯁꯨꯔꯛꯄꯅꯤꯅꯀꯣ ꯐꯠꯂꯥꯎ ꯍꯥꯏꯗꯣꯔꯛꯑꯦꯕ ꯑꯟꯇꯤ ꯑꯃꯒꯤꯗ ꯆꯪꯉꯤ ꯑꯟꯇꯤ ꯀꯧ ꯍꯥꯏ ꯑꯗꯨꯗꯨꯅ ꯏꯔꯨꯖꯔꯛꯏ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯌꯦꯕ ꯑꯗꯩꯗꯤ ꯅꯨꯄꯤꯁꯦ ꯄꯨꯊꯣꯛꯑꯣꯅ ꯈꯠꯅꯗꯅ ꯅꯨꯃꯤꯠꯁꯦ ꯂꯥꯎꯅꯗꯅ ꯑꯗꯩ ꯃꯅꯥꯎꯄꯥꯁꯤꯁꯨ ꯆꯪꯁꯤꯜꯂꯛꯑꯦ ꯀꯩꯅꯣꯅ ꯑꯗꯩ ꯅꯣꯏ ꯗꯗꯥꯁꯦ ꯅꯨꯄꯤ ꯀꯣꯏꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯃꯥꯁꯦ ꯑꯁ ꯀꯞꯇꯅ ꯃꯊꯃꯣꯏꯁꯦ ꯁꯣꯛꯈꯤꯗꯅ ꯇꯧꯏ ꯑꯗꯩꯗꯤ ꯑꯁ ꯗꯗꯥ ꯅꯪ ꯀꯩꯅꯣ ꯏꯇꯩꯃꯒ ꯅꯕꯥꯅꯤ ꯁꯨꯝ ꯅꯨꯡꯁꯤꯅꯔꯒ ꯅꯪ ꯅꯨꯄꯤ ꯀꯣꯏ ꯍꯥꯏꯁꯤꯕꯨ ꯑꯁ ꯑꯩꯗꯤ ꯃꯪꯗꯐꯥꯎ ꯃꯪꯗꯦꯍꯦꯅ ꯑꯗꯩ ꯃꯅꯦꯝꯕꯣꯏ ꯆꯪꯉꯛꯇꯅ ꯈꯣꯠꯇꯅ ꯃꯌꯥꯝꯁꯦ ꯉꯥꯡꯗꯅ ꯆꯩꯗꯅ ꯃꯇꯩ ꯍꯣꯏ ꯇꯧꯏ ꯑꯗꯩꯗꯤ ꯑꯩ
ꯁꯣꯏꯈ꯭ꯔꯦ ꯑꯩ ꯀꯣꯏꯔꯔꯣꯏꯒꯦ ꯍꯣꯏ ꯇꯣꯛꯑꯒꯦ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯅꯨꯄꯤꯁꯤꯅ ꯑꯗꯨꯝ ꯐꯣꯟꯁꯦ ꯁꯦꯟꯅꯔꯦ ꯑꯗꯩꯗꯤꯀꯣ ꯃꯥꯅ ꯊꯕꯛ ꯆꯠꯈꯤꯕ ꯐꯣꯟ ꯇꯧꯁꯟꯗꯅ ꯅꯪ ꯀꯗꯥꯏ ꯂꯩꯅ ꯀꯣꯏꯆꯦꯟ ꯁꯦꯟꯅꯔꯦ ꯑꯗꯩ ꯀꯅꯥꯒ ꯂꯩꯔꯤꯕ ꯑꯗꯩ ꯃꯥꯒ ꯀꯔꯕꯥꯔ ꯇꯧꯃꯤꯟꯅꯕ ꯃꯤꯈꯩꯗꯣ ꯄꯥꯏꯍꯜꯂꯧ ꯈꯣꯠꯍꯜꯂꯧꯅ ꯑꯗꯨꯝ ꯁꯦꯟꯅꯔꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯗꯤ ꯑꯗꯨꯝ ꯃꯤꯈꯩꯁꯤꯅꯅꯦ ꯃꯊꯪ ꯑꯗꯨꯝ ꯉꯥꯡꯅꯔꯦ ꯑꯗꯨꯃꯥꯏꯅ ꯚꯔꯥꯗ ꯂꯩꯕ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯦ ꯃꯥꯁꯦ ꯑꯗꯣ ꯅꯨꯄꯤꯁꯦ ꯍꯥꯟꯅ ꯃꯌꯨꯝ ꯄꯥꯜꯂꯕ ꯃꯧꯅꯤ ꯑꯗꯨꯗ ꯃꯧ ꯑꯣꯏꯔꯤꯉꯩꯗꯩ ꯃꯥꯏ ꯅꯨꯄꯥ ꯂꯩꯔꯤꯉꯩꯗꯩ ꯀꯣꯏꯅꯔꯦꯗꯅ ꯑꯗ ꯃꯕꯥꯅꯤ ꯀꯣꯏꯅꯩꯁꯦ ꯈꯪꯕꯗꯒꯤ ꯍꯧꯖꯤꯛ ꯈꯥꯏꯅꯔ ꯃꯄꯥꯝꯗ ꯂꯩꯕꯗꯒꯤ ꯑꯃꯨꯛ ꯚꯔꯥꯗ ꯑꯃꯨꯛ ꯂꯩ ꯑꯗꯨꯅ ꯅꯨꯄꯥꯁꯤꯒ ꯃꯥꯅ ꯑꯗꯨꯝ ꯃꯔꯤ ꯈꯤꯇꯪ ꯍꯥꯏꯅꯔꯛꯄꯗꯒꯤꯅꯦ ꯃꯥꯅ ꯊꯤꯒꯠꯂꯨꯕꯗꯗꯤ ꯅꯪꯒꯤ ꯅꯨꯄꯥꯁꯤꯒ ꯅꯨꯡꯇꯤꯒꯤ ꯂꯥꯛꯑꯒ ꯑꯗꯨꯝ ꯃꯕꯥꯅꯤꯁꯦ ꯆꯠꯃꯤꯟꯅꯩ ꯁ꯭ꯋꯥꯏꯒꯤ ꯂꯩꯔꯛ ꯁ꯭ꯋꯥꯏꯁꯤꯗ ꯅꯨꯄꯤꯁꯦ ꯊꯣꯛꯂꯛꯀꯅꯤ ꯃꯤ ꯈꯔ ꯍꯥꯡꯕ ꯖꯒꯥ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯒꯤ ꯂꯩꯔꯛꯇꯨꯗꯒꯤ ꯑꯗꯨꯝ ꯒꯥꯔꯤ ꯇꯣꯡꯉ ꯆꯠꯈꯤꯅꯤ ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯑꯃꯨꯛ ꯊꯥꯗꯔꯝꯒꯅꯤ ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯏꯅ ꯂꯣꯏꯅꯔꯦ ꯅꯣꯏ ꯉꯥꯡꯈꯩ ꯁꯨꯈꯪ ꯈꯪꯗ꯭ꯔꯥꯅ ꯍꯥꯏꯔꯛꯑꯕ ꯃꯤꯈꯩꯁꯦ ꯌꯧꯁꯜ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯩ ꯅꯨꯄꯥꯗꯨꯅ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯑꯩ ꯆꯥ ꯍꯥꯞꯄꯝꯃꯅꯨꯅ ꯍꯥꯏꯔꯛꯈꯤꯕ ꯃꯌꯥꯝꯗꯩ ꯅꯣꯡ ꯉꯥꯟꯕꯒ ꯑꯁ ꯑꯩ ꯊꯦꯡꯉꯦ ꯉꯁꯤꯗꯤꯅ ꯆꯠꯈꯤꯕ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯁꯦ ꯀꯝꯄꯜꯁꯔꯤ ꯄꯨꯡ 7 ꯁ꯭ꯋꯥꯏꯗꯀꯣ ꯃꯥꯏ ꯀꯔꯕꯥꯔꯒꯤ ꯃꯤꯈꯩꯁꯦ ꯎꯅꯗꯣꯏꯅꯦ ꯑꯗ ꯊꯦꯡꯅꯍꯧꯗ꯭ꯔꯗꯤ ꯑꯗ ꯄꯣꯠꯇꯣ ꯄꯤꯅꯍꯧꯗ꯭ꯔꯗꯤꯅ ꯆꯠꯄꯁꯦ ꯃꯥꯅ ꯅꯪꯅꯕ ꯆꯥꯛ ꯊꯣꯡꯉ ꯄꯤꯖꯩ ꯅꯣꯡꯇ ꯆꯖꯤꯛ ꯄꯤꯖꯗꯦꯕ ꯑꯗꯨ ꯆꯥꯔ ꯆꯠꯈꯤꯕ ꯃꯥꯁꯦ ꯅꯪꯅ ꯊꯣꯡꯕ ꯆꯥꯛ ꯆꯥꯗꯗꯤ ꯑꯩ ꯍꯩꯅꯗꯦ ꯍꯣꯇꯦꯜꯗ ꯆꯥꯕꯗꯣ ꯑꯩ ꯍꯩꯅꯗꯦꯅ ꯉꯜꯂꯁꯨ ꯉꯟꯅ ꯃꯥꯏ ꯅꯨꯄꯤꯅ ꯊꯣꯡꯕ ꯆꯥꯛ ꯆꯥꯔꯒ ꯆꯠꯈꯤꯕ ꯅꯨꯄꯥꯁꯦ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯑꯩ ꯉꯁꯤꯗꯤ ꯑꯩ ꯄꯨꯛ ꯏꯊꯟ ꯊꯥꯡꯒꯠꯂꯤ ꯍꯥꯏꯔꯒ ꯆꯥꯗꯅ ꯆꯠꯈꯤꯕꯀꯣ ꯆꯥꯛ ꯂꯣꯏꯔꯕꯐꯥꯎꯗ ꯑꯗꯩ ꯑꯃꯨꯛ ꯍꯜꯂꯛꯑꯒꯁꯨ ꯆꯥꯛ ꯊꯤꯔꯣ ꯆꯥꯛ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯔꯒ ꯆꯥꯕꯁꯦ ꯆꯥꯈꯤꯗꯕ ꯃꯌꯥꯝ ꯃꯥ ꯂꯣꯏ ꯈꯟꯖꯜꯂꯛꯑꯦ ꯑꯗꯩ ꯃꯥꯅ ꯑꯍꯤꯡꯒ ꯍꯦꯛ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯥꯅ ꯑꯗꯨꯝ ꯐꯣꯟ ꯌꯦꯡ ꯂꯩꯔꯝꯕ ꯃꯥꯗꯤ ꯐꯣꯟ ꯌꯦꯡꯉꯤꯕꯣꯏ ꯅꯤꯡꯕ ꯑꯗꯩ ꯃꯥꯅ ꯍꯦꯛ ꯇꯣꯏꯂꯦꯠ ꯆꯪꯈ꯭ꯔꯒ ꯀꯨꯏꯗ ꯀꯩꯅꯣ ꯁꯤ ꯅꯨꯄꯥꯁꯤꯕꯨ ꯌꯥꯝ ꯀꯨꯏꯗꯅ ꯍꯥꯏꯔꯒ ꯖꯨ ꯍꯦꯛ ꯇꯣꯏꯂꯦꯠ ꯃꯅꯨꯡꯗ ꯋꯥꯔꯤ ꯁꯥꯔꯝꯕ ꯍꯥꯏꯔꯨꯔꯒꯅ ꯑꯗꯨꯝ ꯃꯥꯒꯤ ꯀꯔꯕꯥꯔꯒꯤꯅꯤ ꯃꯥ ꯍꯦꯛ ꯆꯪꯉꯛꯑꯒꯅ ꯇꯞꯅ ꯁꯥꯔꯝꯕ ꯋꯥꯔꯤꯁꯦ ꯅꯨꯄꯤꯁꯤꯅ ꯍꯦꯛ ꯆꯪꯉꯛꯑꯒꯅ ꯀꯟꯅ ꯍꯦꯛ ꯁꯥꯒꯠꯂꯛꯄ ꯑꯣ ꯑꯗꯨꯗꯤ ꯍꯣꯏ ꯑꯗꯨ ꯄꯣꯠꯇꯣ ꯑꯩꯅ ꯌꯧꯍꯜꯂꯛꯑꯒꯦ ꯅꯪꯒꯤꯗꯣ ꯄꯤꯔꯛꯑꯣ ꯀꯥꯏꯅ ꯇꯧꯈꯤꯕ ꯁꯨꯝꯕ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯁꯥꯔꯝꯕ ꯃꯑꯣꯡꯗꯩ ꯈꯦꯠꯅꯈꯤꯕ ꯃꯥ ꯂꯣꯏ ꯈꯟꯖꯜꯂꯛꯑꯦꯕꯀꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥꯁꯦ ꯑꯗꯩꯗꯤ ꯇꯣꯛꯅꯧ ꯅꯪ ꯇꯧꯅꯨ ꯇꯣꯛꯅꯔꯦ ꯁꯨꯝ ꯍꯥꯏꯔꯛꯀꯅꯨ ꯍꯟꯖꯟ ꯁꯨꯝ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏ ꯑꯗꯩ ꯅꯨꯄꯤꯁꯤꯗꯤ ꯋꯥꯈꯜꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯦꯕ ꯃꯥꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ ꯃꯥꯁꯦ ꯋꯥꯈꯜꯅꯀꯣ ꯑꯗꯩꯗꯤ ꯃꯤꯅꯅꯦ ꯑꯗꯨꯝ ꯉꯁꯤꯁꯨ ꯆꯠꯃꯤꯟꯅꯈꯤ ꯅꯣꯏꯒꯤ ꯀꯩꯅꯣꯗꯣ ꯊꯦꯡꯅꯩ ꯅꯪ ꯃꯥꯏ ꯒꯥꯔꯤꯗꯨꯗ ꯇꯣꯡꯈꯤ ꯍꯥꯏꯔꯕ ꯑꯃꯅ ꯑꯃꯨꯛ ꯑꯗꯩ ꯍꯦꯛ ꯄꯣꯛꯃꯤꯟꯅꯩꯕ ꯃꯅꯥꯎꯄꯥꯁꯤꯅꯐꯧꯅꯦ ꯑꯇꯩꯃ ꯑꯩꯈꯣꯏ ꯗꯗꯥꯗꯣꯉꯣ ꯅꯨꯄꯤꯗꯨꯒ ꯒꯥꯔꯤꯗ ꯍꯥꯞꯄ ꯄꯨꯈꯤ ꯅꯨꯄꯤꯗꯣ ꯇꯣꯡꯈꯤ ꯍꯥꯏꯕ ꯑꯗꯩ ꯃꯥꯅ ꯈꯨꯗꯛꯇ ꯐꯣꯟ ꯇꯧꯁꯜꯂꯒ ꯅꯨꯄꯤꯗꯣ ꯌꯥꯝ ꯊꯨꯅ ꯄꯥꯏꯍꯜꯂꯧ ꯅꯪꯒꯤ ꯒꯥꯔꯤꯗꯣ ꯍꯧꯖꯤꯛ ꯇꯣꯡꯉꯤꯕ ꯅꯨꯄꯤꯗꯣ ꯄꯥꯏꯍꯜꯂꯧꯑꯅ ꯇꯧꯅꯕ ꯈꯠꯅꯕ ꯑꯗꯩ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯔꯛꯀꯦꯅ ꯍꯥꯏꯔꯒ ꯇꯧꯔꯛꯄ ꯅꯨꯄꯤꯗꯣ ꯐꯠ ꯀꯨꯝꯊꯍꯟꯈ꯭ꯔꯃꯤꯅ ꯃꯥꯅ ꯐꯣꯟ ꯇꯧꯔꯝꯕꯗꯩ ꯃꯨꯠꯊꯠꯂꯒ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯔꯛꯄꯩꯗꯨꯗ ꯅꯨꯄꯤꯗꯣ ꯐꯠ ꯀꯨꯝꯊꯍꯜꯂ ꯄꯥꯏꯔꯛꯑꯕꯅꯤ ꯅꯨꯄꯤꯗꯣ ꯌꯥꯎꯗ꯭ꯔꯦꯗꯅ ꯑꯗꯨꯃꯥꯏꯅ ꯀꯌꯥ ꯈꯟꯅꯗꯅ ꯏꯃꯨꯡꯁꯦ ꯁꯥꯟꯇꯤ ꯑꯣꯏꯗ꯭ꯔꯦꯀோ ꯃꯥꯅꯁꯨ ꯃꯥꯏ ꯅꯨꯄꯥꯁꯦ ꯁꯨꯡꯊꯥ ꯊꯥꯖꯗ꯭ꯔꯦ ꯑꯗꯨꯝ ꯃꯥꯅ ꯍꯥꯏꯔꯦ ꯊꯕꯛꯁꯦ ꯇꯣꯛꯊꯣꯛꯑꯣ ꯍꯥꯏꯔꯦꯕ ꯑꯗꯨꯒ ꯀꯩꯅꯣ ꯏꯕꯥꯅꯤ ꯄꯨꯟꯕ ꯌꯥꯕ ꯊꯕꯛ ꯑꯣꯏꯅ ꯇꯧꯁꯦ ꯍꯥꯏꯕꯁꯦ ꯅꯨꯄꯥꯁꯤꯅ ꯌꯥꯗ꯭ꯔꯦꯕ ꯑꯅꯧꯕ ꯀꯔꯕꯥꯔ ꯑꯩ ꯍꯩꯔꯔꯣꯏ ꯍꯥꯏꯔꯦꯕ ꯑꯗꯨꯏꯗꯤ ꯑꯩ ꯂꯥꯛꯀꯦ ꯍꯥꯏꯔꯦ ꯃꯤꯁꯤ ꯅꯨꯄꯥꯈꯩꯒꯤ ꯑꯣꯏꯕ ꯆꯤꯡꯗ ꯃꯥꯟꯗ ꯑꯗꯩ ꯑꯔꯥꯞꯄꯗ ꯄꯣꯠ ꯌꯦꯡꯕ ꯄꯣꯠ ꯊꯥꯕꯅ ꯁꯤ ꯅꯪ ꯀꯃꯥꯏꯅ ꯌꯥꯎꯗꯣꯏꯕ ꯍꯥꯏꯔꯦꯕ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯗꯨꯗꯤ ꯌꯥꯎꯔꯒ ꯑꯩꯗꯤ ꯀꯩꯗꯧꯕ ꯌꯥꯎ ꯌꯥꯔꯣꯏꯗꯣꯏꯅꯣ ꯍꯥꯏꯔꯦꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯩ ꯅꯣꯡꯃꯝꯅ ꯃꯆꯥꯁꯦ ꯅꯥꯏꯀꯣ ꯃꯥꯅ ꯐꯣꯟ ꯇꯧꯈꯤꯕꯁꯦ ꯄꯨꯡ 10 ꯑꯗꯨꯋꯥꯏꯗꯅꯦ ꯑꯉꯥꯡꯁꯦ ꯃꯁꯥꯁꯦ ꯌꯥꯝ ꯀꯟꯅ ꯁꯥꯒꯠꯂꯦ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯦ ꯅꯪ ꯍꯤꯗꯥꯛ ꯂꯩꯔꯛꯎ ꯍꯥꯏꯌꯦꯕ ꯍꯣꯏ ꯂꯩꯔꯛꯀꯦ ꯍꯥꯏꯁꯦ ꯄꯨꯡ ꯃꯨꯛ ꯑꯃꯨꯛ ꯐꯣꯟ ꯇꯧꯏ ꯅꯪ ꯍꯜꯂꯛꯇ꯭ꯔꯤꯕꯣ ꯍꯧꯖꯤꯛꯐꯥꯎ ꯄꯣꯠ ꯂꯧꯕ ꯂꯥꯛꯇꯗꯅ ꯑꯩꯈꯣꯏꯁꯦ ꯉꯥꯏꯅꯔꯤ ꯁꯨꯝ ꯍꯥꯏꯔꯦ ꯄꯨꯡ 12 ꯑꯃꯨꯛ ꯇꯥꯁꯜꯂꯛꯑꯦ ꯉꯥꯏꯅꯔꯤ ꯁꯨꯝ ꯍꯥꯏ ꯑꯗꯨꯒ ꯑꯗꯨꯝ ꯑꯉꯥꯡꯁꯤꯗ ꯃꯥꯗꯤ ꯃꯁꯥꯁꯦ ꯅꯥꯜꯂꯒ ꯑꯗꯨꯝ ꯅꯨꯄꯤꯁꯦ ꯇꯨꯝꯗꯅ ꯁꯨꯝ ꯄꯨꯡ 2 ꯇꯥꯁꯜꯂꯤ ꯇꯧꯔꯒ ꯑꯗꯨꯝ ꯄꯨꯡ 3ꯗ ꯅꯨꯄꯥꯁꯦ ꯍꯜꯂꯛꯑꯦ ꯍꯤꯗꯥꯛꯁꯨ ꯂꯩꯗꯅ ꯍꯜꯂꯛꯑꯦꯀꯣ ꯑꯗꯩꯗꯤ ꯄꯣꯠꯇꯣ ꯉꯥꯏꯅꯕꯗ ꯌꯥꯗꯗꯅ ꯊꯦꯡꯉꯛꯏꯃꯤꯅ ꯍꯥꯏꯔꯦ ꯇꯨꯝꯈ꯭ꯔꯦ ꯃꯥꯗꯤ ꯑꯌꯨꯛꯁꯤꯗ ꯅꯨꯄꯤꯁꯤꯅꯅꯦ ꯅꯨꯄꯤꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯦꯀꯥꯎꯟꯁꯦ ꯃꯥꯁꯨ ꯈꯪꯉꯦꯕ ꯐꯦꯁꯕꯨꯛꯁꯦ ꯑꯗꯨꯒꯗꯤ ꯃꯣꯏꯒꯤ ꯒꯥꯔꯤꯗꯨꯗꯀꯣ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠꯁꯦ ꯃꯕꯥꯅꯤꯒꯤ ꯑꯦꯅꯤꯚꯔꯁꯔꯤꯅꯦꯅꯅꯦ ꯑꯩꯈꯣꯏꯒꯤ ꯍꯦꯄꯤ ꯑꯦꯅꯤꯚꯔꯁꯔꯤ ꯍꯥꯏꯔꯒ ꯅꯨꯄꯤꯁꯤꯅ ꯃꯃꯥꯏꯗꯤ ꯀꯩꯝ ꯌꯥꯎꯗꯕ ꯑꯩꯈꯣꯏ ꯈꯨꯠ ꯑꯃꯗ ꯁꯨꯃꯥꯏꯅ ꯂꯩ ꯄꯤꯅꯕꯁꯦ ꯁꯤ ꯈꯇꯪ ꯑꯩꯈꯣꯏꯒꯤ ꯍꯥꯞꯀꯠꯂꯛꯄ ꯁꯨꯃꯥꯏꯅ ꯄꯤꯕꯒꯤꯁꯦ ꯑꯗꯣ ꯒꯥꯔꯤꯁꯦ ꯃꯥꯅ ꯃꯈꯥ ꯀꯩ ꯒꯥꯔꯤ ꯁꯤꯠ ꯆꯤꯡꯕꯗꯣ ꯑꯗꯨꯗ ꯃꯣꯏ ꯒꯥꯔꯤꯅꯦꯁꯨ ꯈꯪꯉꯦꯗꯅ ꯑꯗꯩ ꯑꯃꯨꯛ ꯃꯥꯏ ꯅꯨꯄꯥꯒꯤ ꯈꯨꯗꯣꯞꯇꯣ ꯁꯤꯔꯦꯗꯅ ꯃꯥꯏ ꯅꯨꯄꯥꯒꯤ ꯃꯈꯨꯠꯅꯦ ꯁꯤꯗꯤ ꯈꯪꯉꯦꯗꯅ ꯃꯈꯨꯠ ꯐꯨꯔꯤꯠ ꯈꯔ ꯁ꯭ꯋꯥꯏ ꯎꯕꯅꯤꯅ ꯃꯥꯅ ꯄꯔꯞ ꯄꯨꯊꯣꯛꯑꯒ ꯁꯤꯁꯦ ꯀꯔꯤꯅꯣ ꯑꯉꯥꯡꯒꯤ ꯍꯤꯗꯥꯛ ꯂꯩꯔꯛꯑꯣ ꯍꯥꯏꯕꯗꯤ ꯅꯪꯅ ꯂꯩꯔꯛꯇꯕ ꯑꯗꯨꯒ ꯅꯪꯅ ꯁꯤ ꯀꯩꯅꯣ ꯍꯦꯄꯤ ꯑꯦꯅꯤꯚꯔꯁꯔꯤ ꯀꯥꯏꯅ ꯅꯪ ꯂꯩꯒ ꯄꯤꯅꯗꯅ ꯑꯩꯈꯣꯏ ꯒꯥꯔꯤꯁꯤꯗ
hey mamaizu yaudaba garibu manaba mayam lay khudopu manaba mayam lay furit machu manaba mayam lay kana mamaizu yaudo photo do nang na ngon badana to kana khanare no message mo ban khana ba yaba daimu khanare adu no me to machu do dei di mu kaidawre koigi khana khana na nupa ju sakhinu tawro no habju yadaba nupi ji yam nungai treba ko adai nong mana ne koigi kano tawre majina beng ta satpa mas beng ta satpa jida mai nupa juna nang karai lei hange ai beng ta lei hare nang gari porak te hare kaidawre ana hange mana kaisu tawde kaim cha da nang aman ban pim thaugi ba daida nang la hang bane ha thamgi ba nupi jam chingna re ba ko adai mana khudak tu da beng ta lang minna ba nupi magine gari mcha ju wai ga mana nga sai gi moina hari ba leirak to adu ngai ra lei re ba ko mana hek sumaina leirak sida thaujalak ba ga ne moi anina thaudorak ba samana bane ba mana nupa juna ju ma ure nupi juna ju du mana ju ure moi je adu mana tana bane tak tana ba nupa juna thau ba ga mi ji sorok sida yeng na da bam to yaudi lo yeng na ba adai di hot otana mi gari ta bo khet le ye ko tana ba ji mana tana ba ji phana chang na dai di lambi phang ba amada ne ma gi jina kham da ba ya haudra ba adu tata ma smaina thogalak pa da nupa du gina lit la thogra ba adu dai karom thogri ba no ju hauda da ma na adai ma jina phone ja na tawsale nupa su pai pa tra no mi sigi di adai mana nupi ja di wa ngang oi na ma su ngangam da ba ne ba ko dai di ngam na ba nupi ji number je ko ti thiala la hole e ba mana nupi ji da mana hai re noi ni gi mari lo in khangi na sai noi na samina bai khangi aina tana ba noi na yu tana ba nen thau ba nang matung taw ganu ai na on da wa ngangoi mi gi nupi da wa ngangoi ai gi nupa na ya ba ine na ngang da bani adu aina ai nupa je phura ga waro ba ya ba na te na nang na lap thok piu nang jo atop yeng ko kwa ji nupi ji kum da wa ji ko ai ju ma gi da mak ta yum kai ra lai mi na sum hai ba ma gi dong ta yum kai ra amina na nang ai nupa je lai san ge hai ra ana ai ju mu yum kai ro hai ra adu di nang kai ra ibe yum du nang na ai nupa ka nang nupa lai lai na nang nupa mem de nupa koi bagi nang nupa na khaina jarak pani ana admaina maban je khanna ba ngang na ba am lai gare ba adai mu su adu ge hala ga mu nupa ju ga ma ga phudat na ba ya ba phudat na re ma ju ma khut halle posai thugai na re phudat na re imung je shanti oidra khul le kai jin loi khange mai nupa ju nupi koi re du phuna re adu phajana le ram gar ba yum ban do kai re nupa ju mina usit lamba ma am dom to usitre nupi koi bani pasa bu di pai ja tre ba mana matam du manau pa ju nupi thi re ko nupi thi gra mina manau pa ju koi tak sa na gre pa khang sa na tra bani na dei moi ju yam ba je mayam ba du na phangi hai ba hai re manau pa ju na phangi hai ba hai re mane ma kon ju hai re lau dra mina moi ju hai ban en tan na re ni ko mai ma gi dei di mo no mana na ma je na si je ma ba ni je soi da na chatong malida masina nupa jina yam ka hena nan ba ko ma jina lona lairak tu gi kara watling da ma jina ngai ra leire ba hai ba taw ba ne mai nupa jina gari thaura aga ne nupi jina thola aga sat thaugra mana masti da marum da ma ju lei bani na mana gari ji start tawri ngai thogala ingai da nang haude thaugra ba du adai di thaugra adai ma ju tanare adu nu mi chima ju maje tanare tana bajida ju mi lo yeng na re gai ji kan khu thau ma thau ra mi ne ko ade khoi gi kaino da kha me ba gari ji traffic jam oi bam pham da mana ma gi gari ji ma de dum mana thau rei ba ma pham du dei ne mana matai da pat thau jala gai ji pat lon sal me da mangak se so atu ga ta gai ji kitang nga tang kui na kham ko da bane ji ma khang ne ba adu ga mana prabab chen jalak pa da di gari ji thau ba ho gre mana sat ming chen je ya le gai ji thau ra ba khamu gai ji khamu ha ji da su ya da ba adum thau ra ba ko nang yam thuna le ho gai ji kan na di thau di ko kha ti dum thau ra pi jum chi le ko nang le ho hai ba ama jina gai ji khamu hai ba le ho di yam thuna le ho na ai si ra ju si ni nga si di nang gai ji kham de ai di smai dum yan ni hai ra ba gai ji sum kha kan khala ba dai thomin na ba mi gai du na ne ngau ba ne mi na gai du ya le kha me di kham ne am thuna na mi kha ju yaw chan bi de ba ma da tha chal e ba moi na yam thuna khamu kana no noi na tau na adai mi mang dai kai wa ngang kan mi mang dai kai ana adai nu pi du na
ꯑꯩ ꯅꯨꯄꯥꯅꯤ ꯌꯨꯝꯗꯩ ꯈꯟꯅ ꯊꯣꯛꯈꯤꯕꯅꯦ ꯑꯗꯨꯒꯤꯅꯦꯅ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯅ ꯌꯥꯝ ꯊꯨꯅ ꯀꯥꯈꯠꯂꯣ ꯒꯥꯔꯤ ꯃꯅꯨꯡꯗ ꯌꯥꯝ ꯊꯨꯅ ꯇꯣꯡꯈꯠꯂꯣꯅ ꯏꯪꯒꯤꯠ ꯇꯧꯔꯛꯑꯦꯕ ꯑꯗꯩ ꯃꯥꯁꯨ ꯃꯤ ꯃꯥꯡꯗꯗꯤ ꯐꯖꯗꯦꯅ ꯃꯅꯤꯡꯁꯤꯗ ꯇꯣꯡꯉꯦꯕꯀꯣ ꯃꯅꯤꯡꯗ ꯇꯣꯡꯉꯦ ꯑꯗꯨꯒ ꯊꯧꯔꯦ ꯈꯟꯅꯔꯦ ꯒꯥꯔꯤ ꯃꯅꯨꯡꯁꯤꯗ ꯈꯟꯅꯔꯦ ꯃꯥꯅ ꯅꯨꯄꯤꯁꯤꯁꯨ ꯃꯃꯥꯏꯗ ꯇꯤꯟꯒ ꯁꯤꯠꯆꯟꯗꯅ ꯅꯪꯒꯨꯝꯕ ꯇꯨꯀꯠꯆꯩ ꯄꯩꯁꯥ ꯇꯥꯟꯕꯤ ꯆꯠꯂꯣ ꯅꯈꯨꯠ ꯇꯦꯛꯄ꯭ꯔꯥ ꯅꯈꯣꯡ ꯇꯦꯛꯄ꯭ꯔꯥ ꯅꯃꯤꯠ ꯇꯥꯡꯕ꯭ꯔꯥ ꯑꯩ ꯅꯨꯄꯥꯁꯦ ꯀꯣꯠꯇ꯭ꯔꯥ ꯅꯪꯅ ꯍꯤꯡꯉꯛꯏꯁꯦ ꯆꯍꯤ 4 ꯐꯥꯒꯠꯂꯕ ꯅꯠꯇ꯭ꯔꯥ ꯀꯔꯤ ꯑꯗꯨꯒ ꯅꯪꯒꯅ ꯑꯗꯩ ꯁꯣꯝꯗꯗꯤ ꯅꯨꯄꯤꯁꯦ ꯃꯆꯥ 2 ꯁꯨꯔꯛꯑꯕꯅꯤ ꯅꯨꯄꯤ ꯑꯃ ꯅꯨꯄꯥ ꯑꯃꯀꯣ ꯑꯗꯩꯗꯤ ꯅꯨꯄꯤ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛꯅꯦ ꯀꯤꯟꯅ ꯃꯅꯤꯡꯗꯩ ꯊꯤꯟꯊꯔꯛꯀꯅꯤ ꯃꯤꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅ ꯃꯥꯅꯁꯨ ꯑꯃꯨꯛ ꯀꯤꯟꯅ ꯊꯤꯟꯖꯟꯅꯤ ꯒꯥꯔꯤ ꯃꯅꯨꯡꯁꯦ ꯐꯨꯗꯠꯅꯔꯦꯕ ꯊꯧꯅꯀꯣ ꯑꯗꯩ ꯒꯥꯔꯤꯁꯦ ꯉꯥꯛꯇꯪ ꯑꯃꯨꯛ ꯈꯥꯝꯃꯒ ꯅꯨꯄꯥꯁꯤꯅ ꯀꯤꯟꯅ ꯃꯃꯥꯏ ꯈꯪꯗꯉꯩ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯊꯥꯖꯟꯕ ꯃꯥꯅꯁꯨ ꯑꯃꯨꯛ ꯊꯥꯖꯟꯕ ꯐꯨꯗꯠꯅꯔꯦ ꯅꯨꯄꯤꯁꯦ ꯀꯔꯤꯝ ꯍꯥꯏꯗꯦ ꯁꯥꯏꯗꯇ ꯇꯣꯡꯉꯤꯕ ꯅꯨꯄꯤꯁꯦ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯅꯨꯄꯤ ꯁꯥꯗꯅ ꯃꯃꯥꯡꯗ ꯇꯣꯡꯉꯦ ꯑꯗꯨꯒ ꯑꯩꯅ ꯃꯇꯨꯡꯗ ꯇꯣꯡꯉꯦ ꯃꯤꯇꯣꯞ ꯇꯧꯅ ꯑꯅ ꯍꯦꯛꯇ ꯃꯥꯁꯦ ꯄꯨꯡꯁꯥꯎꯗ ꯁꯥꯎꯏ ꯃꯁꯥꯁꯦ ꯑꯗꯩꯗꯤ ꯅꯨꯄꯥꯁꯤꯅ ꯍꯜꯂ ꯊꯧꯔꯦ ꯉꯁꯥꯏꯒꯤ ꯂꯩꯔꯛ ꯃꯄꯥꯗꯣ ꯌꯧꯔꯦ ꯅꯪ ꯀꯨꯝꯍꯧꯔꯣ ꯁꯤꯅꯦꯕ ꯑꯗꯩ ꯌꯧꯔꯝꯗꯥꯏꯁꯤꯗ ꯑꯗꯩꯗꯤ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯅꯪ ꯂꯩꯅꯦꯅ ꯑꯩ ꯅꯨꯄꯥꯗ ꯀꯣꯏꯅꯔꯝꯃꯤꯅ ꯇꯣꯛꯅꯧ ꯍꯥꯏꯕꯁꯦ ꯌꯥꯗ꯭ꯔꯦ ꯆꯍꯤ 3 ꯃꯔꯤꯁꯦ ꯀꯣꯏꯅꯔꯝꯃꯤꯅ ꯅꯪ ꯑꯁꯤꯗꯤ ꯂꯩꯍꯧꯕ ꯌꯥꯔꯣꯏ ꯁꯥꯒꯩ ꯃꯌꯥꯝ ꯃꯃꯥꯡꯗ ꯐꯝꯅꯔꯨꯒꯗꯕꯅꯤ ꯅꯪ ꯆꯠꯂꯗꯕꯅꯤ ꯑꯩ ꯅꯨꯄꯥꯁꯤꯗ ꯅꯪꯅ ꯉꯝꯃꯦ ꯅꯪ ꯂꯩꯍꯧ ꯑꯩꯅ ꯉꯝꯃꯦ ꯑꯩ ꯂꯩꯅꯤ ꯑꯩꯅ ꯆꯨꯝꯃꯦ ꯑꯩ ꯂꯩꯅꯤ ꯅꯪꯅ ꯆꯨꯝꯃꯦ ꯅꯪ ꯂꯩꯌꯨ ꯂꯥꯎ ꯆꯠꯁꯤ ꯉꯥꯡꯅꯔꯨꯅꯤ ꯅꯪ ꯅꯣꯏꯅ ꯁꯨꯝ ꯂꯣꯟꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯋꯥꯕ ꯁꯤꯗꯤ ꯑꯩ ꯉꯝꯃꯔꯣꯏ ꯑꯗꯨꯅ ꯂꯥꯎ ꯆꯠꯁꯤꯅꯅꯦ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯃꯥꯁꯦ ꯍꯥꯏꯔꯦꯕ ꯀꯨꯝꯍꯧꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯅꯪ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯑꯩꯅ ꯀꯨꯝꯃꯣꯗꯤ ꯀꯨꯝꯃꯣ ꯍꯥꯏꯌꯦꯕ ꯒꯥꯔꯤꯁꯦ ꯈꯥꯝꯃꯦꯀꯣ ꯈꯥꯝꯃꯀꯥꯟꯁꯤꯗ ꯀꯨꯝꯍꯧꯔꯣ ꯁꯤꯅꯦꯕ ꯅꯨꯄꯤꯁꯤ ꯑꯗꯩ ꯃꯥꯏ ꯅꯨꯄꯤ ꯑꯍꯟꯁꯤꯅ ꯀꯨꯝꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯍꯦꯛ ꯀꯨꯝꯕꯗ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯌꯦꯡꯉꯣ ꯍꯥꯏꯔꯦꯕ ꯃꯥꯅ ꯑꯗꯨꯒ ꯅꯨꯄꯥꯁꯤꯗ ꯃꯥꯅ ꯗꯥꯝꯆꯥ ꯀꯨꯝꯃꯣ ꯍꯥꯏꯔꯣ ꯀꯥꯏꯅ ꯃꯕꯥꯅꯤꯁꯤ ꯌꯦꯡꯅꯕꯗꯣ ꯑꯃꯗꯨꯅꯁꯨ ꯀꯨꯝꯃꯣꯒ ꯍꯥꯏꯔꯒ ꯌꯥꯝ ꯅꯨꯡꯁꯤꯅꯀꯣ ꯌꯦꯡꯅꯕꯗꯣ ꯃꯤꯗꯤ ꯁꯣꯝꯗ ꯐꯨꯗꯠꯅꯗꯅ ꯉꯁꯥꯏꯗꯩ ꯊꯤꯟꯗꯠꯅꯔꯤꯕꯗꯨꯗ ꯑꯣꯏꯅꯗꯅ ꯌꯦꯡꯅꯗꯅ ꯑꯗꯨꯒ ꯅꯨꯄꯤꯁꯦ ꯀꯨꯝꯒꯦꯅ ꯍꯣꯏ ꯑꯗꯨꯗꯤ ꯀꯨꯝꯍꯧꯔꯒꯦ ꯅꯪ ꯐꯖꯅ ꯊꯧꯔꯣꯀꯣꯅ ꯀꯨꯝꯒꯦꯅ ꯒꯥꯔꯤ ꯊꯣꯡ ꯍꯥꯡꯗꯣꯛꯄꯁꯤꯗ ꯅꯪ ꯀꯨꯝꯕ ꯌꯥꯔꯣꯏꯅ ꯅꯨꯄꯤꯁꯤꯅ ꯃꯈꯨꯠꯁꯦ ꯇꯥꯞ ꯐꯥꯔꯒ ꯃꯈꯠꯁꯥꯏꯁꯦ ꯊꯥꯕꯅꯦꯀꯣ ꯃꯇꯨꯡꯗ ꯇꯣꯡꯉꯤꯅꯤꯀꯣ ꯃꯥꯗꯤ ꯑꯗꯨꯒ ꯅꯪ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯀꯨꯝꯕ ꯌꯥꯔꯣꯏꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔ ꯃꯈꯨꯠꯁꯦ ꯐꯥꯔ ꯊꯥꯔꯒ ꯑꯗꯨꯗꯗꯤ ꯅꯪ ꯌꯥꯝ ꯇꯣꯛꯅ ꯃꯤꯒꯤ ꯃꯈꯨꯠꯇ ꯊꯥꯗꯣꯛꯎ ꯅꯪꯑꯅ ꯀꯔꯤ ꯃꯈꯨꯠ ꯅꯪꯅ ꯃꯤꯒꯤ ꯃꯈꯖꯥꯏꯗ ꯈꯨꯄꯥꯡ ꯊꯥꯕ ꯃꯈꯖꯥꯏꯗ ꯅꯠꯇꯦ ꯃꯁꯝꯁꯨ ꯐꯣꯏꯗꯠꯀꯅꯤꯅ ꯁꯨꯃꯥꯏꯅ ꯄꯥꯏꯕ ꯍꯦꯛ ꯍꯧꯕꯩꯁꯤꯗꯅꯦ ꯃꯥꯏ ꯅꯨꯄꯥꯗꯨꯅ ꯃꯈꯨꯠꯁꯦ ꯇꯥꯞ ꯁꯠꯇꯣꯛꯑꯒꯅꯦ ꯃꯈꯨꯠ ꯑꯅꯤꯁꯦ ꯀꯟꯅ ꯐꯥꯔ ꯊꯝꯃꯦꯌꯦ ꯃꯥꯏ ꯃꯈꯨꯠꯁꯦꯀꯣ ꯅꯪ ꯀꯨꯝꯍꯧꯔꯣꯅ ꯍꯥꯏꯔꯒ ꯅꯨꯄꯤꯁꯦ ꯀꯨꯝꯍꯧꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯒꯥꯔꯤꯁꯤꯗ ꯊꯧꯔꯛꯑꯦ ꯃꯥꯅ ꯂꯣꯛ ꯂꯣꯏ ꯇꯧꯁꯜꯂ ꯃꯅꯨꯡꯗ ꯑꯗꯨꯒ ꯒꯥꯔꯤ ꯃꯅꯨꯡꯁꯤꯗ ꯃꯕꯥꯅꯤꯅ ꯐꯨꯅꯕꯁꯤꯁꯤꯅꯦ ꯒꯥꯔꯤꯁꯦ ꯊꯧꯅ ꯍꯦꯛꯇ ꯐꯨꯅꯕꯅꯦꯌꯦ ꯈꯥ ꯑꯃꯃꯨꯛ ꯐꯨꯅ ꯑꯗꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯌꯨꯝꯁꯦ ꯌꯧꯔꯦ ꯃꯌꯨꯝꯁꯦ ꯌꯧꯔꯀꯥꯟꯗꯁꯨ ꯃꯥꯁꯦ ꯅꯨꯄꯥꯁꯤꯅꯁꯨ ꯃꯥꯁꯦ ꯐꯨꯔꯦ ꯑꯗꯩꯗꯤ ꯁꯦꯟꯗꯟꯅ ꯍꯦꯛꯇ ꯃꯃꯥꯏꯁꯤꯗ ꯑꯣꯟꯗ ꯅꯨꯄꯥꯁꯤꯅ ꯊꯥꯕꯅꯦꯌꯦ ꯃꯥꯁꯦ ꯅꯨꯄꯥꯁꯤꯅ ꯊꯥꯔꯤꯉꯩꯗꯅꯅꯦ ꯃꯅꯦꯝꯕꯣꯏꯁꯦ ꯎꯍꯧꯗ꯭ꯔꯕ ꯒꯥꯔꯤ ꯈꯥꯝꯃꯒ ꯍꯦꯛ ꯊꯣꯛꯂꯛ ꯐꯨꯅꯅ ꯑꯃꯅ ꯀꯤꯟꯅ ꯊꯤꯟꯅꯕꯤ ꯑꯃꯅꯁꯨ ꯏꯟꯕꯤ ꯑꯃꯅ ꯈꯣꯡꯄꯥꯡ ꯀꯥꯎꯔꯦ ꯇꯨꯕꯤ ꯅꯨꯄꯤꯁꯤꯅꯁꯨ ꯍꯧꯒꯠꯂ ꯑꯃꯨꯛ ꯊꯤꯟꯕꯤ ꯇꯧꯅꯔꯒ ꯐꯨꯅ ꯇꯧꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯌꯧꯔꯛꯄꯒꯅꯤꯅ ꯑꯗꯩ ꯇꯥꯟꯅꯔꯒ ꯆꯦꯟꯊꯣꯛꯅꯔꯛꯄ ꯑꯗꯨꯒ ꯅꯨꯄꯥꯁꯤꯅ ꯁꯦꯟꯗꯟꯁꯦ ꯁꯠꯂꯝꯕ ꯃꯃꯥꯏꯁꯦ ꯑꯣꯟꯗꯅ ꯊꯥꯕꯅꯦ ꯍꯟꯖꯟꯖꯟ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯦꯟꯗꯟꯅ ꯊꯥꯕ ꯅꯪꯒꯨꯝꯕꯕꯨ ꯑꯩꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯦꯅ ꯕꯦꯕꯥꯔ ꯇꯧꯕꯩ ꯀꯩꯅꯣ ꯃꯇꯤꯛ ꯆꯥꯔꯤꯕ꯭ꯔꯥꯅ ꯑꯃꯨꯛ ꯅꯨꯄꯤꯁꯤꯅ ꯁꯠꯂꯒ ꯑꯃꯨꯛ ꯊꯥꯕ ꯑꯗꯨꯀꯥꯟꯗ ꯃꯅꯦꯝꯕꯣꯏꯁꯦ ꯆꯞ ꯆꯥꯅ ꯊꯣꯛꯅꯔꯕ ꯎꯍꯧꯔꯕ ꯑꯗꯩꯗꯤ ꯃꯥꯏ ꯅꯨꯄꯥꯗꯕꯨ ꯁꯦꯟꯗꯟꯅ ꯊꯥꯕ ꯃꯈꯣꯡ ꯇꯣꯡꯕ ꯁꯦꯟꯗꯟ ꯁꯠꯂ ꯊꯥꯕꯅ ꯍꯦꯛꯇ ꯂꯣꯏꯅꯔꯦ ꯈꯠꯅꯗꯅꯀꯣ ꯂꯣꯏꯅꯔꯦ ꯑꯗꯩ ꯃꯥꯅ ꯅꯨꯃꯤꯠꯇꯨꯗꯤ ꯃꯄꯥꯝ ꯀꯧꯔꯦꯕ ꯂꯥꯛꯑꯣꯅ ꯑꯗꯩꯗꯤ ꯃꯣꯏ ꯃꯄꯥ ꯍꯣꯏ ꯀꯩ ꯍꯣꯏꯁꯦ ꯂꯥꯛꯑꯦ ꯃꯄꯨꯡ ꯍꯣꯏ ꯀꯩ ꯍꯣꯏꯁꯦ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯇꯨꯡ ꯇꯧꯅꯨ ꯈꯣꯠꯅꯨ ꯏꯀꯥꯏ ꯑꯩꯈꯣꯏꯁꯨ ꯏꯆꯥ ꯅꯨꯄꯤ ꯄꯨꯔ ꯆꯠꯄ ꯏꯕꯦꯝꯃ ꯅꯨꯄꯥꯅꯤ ꯈꯔ ꯉꯥꯎꯔ ꯃꯥꯅꯦ ꯇꯣꯛꯑꯣ ꯈꯣꯠꯂꯣ ꯍꯥꯏꯔꯒ ꯅꯨꯄꯥꯁꯤꯅ ꯍꯣꯏ ꯑꯩ ꯂꯥꯜꯂꯦ ꯈꯣꯠꯂꯦꯅ ꯍꯥꯏꯔꯒ ꯑꯩ ꯃꯇꯨꯡ ꯇꯧꯔꯔꯣꯏ ꯈꯣꯠꯂꯔꯣꯏ ꯍꯥꯏꯔꯒ ꯂꯩꯍꯧꯔꯦꯕꯀꯣ ꯑꯗꯩꯗꯤ ꯃꯄꯥ ꯍꯣꯏ ꯍꯦꯛ ꯆꯠꯈꯤꯕꯒ ꯅꯋꯥ ꯂꯧꯗꯦ ꯑꯩ ꯅꯨꯄꯥꯅꯤ ꯑꯩꯅ ꯀꯣꯏꯒꯦꯅ ꯀꯣꯏꯕꯗ ꯀꯅꯥꯅ ꯊꯤꯡ ꯉꯝꯗꯣꯏꯅꯣ ꯅꯣꯏ ꯅꯄꯥꯝꯅ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯇꯣꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯐꯣꯟꯁꯦ ꯂꯥꯎꯠꯀ ꯊꯥꯒꯠꯂ ꯁꯥꯕꯤꯅꯦ ꯑꯗꯩꯗꯤ ꯄꯣꯠ ꯆꯩꯒꯁꯦ ꯃꯥꯅ ꯉꯁꯥꯏ ꯂꯣꯏ ꯊꯨꯒꯥꯏꯕꯩ ꯃꯌꯥꯝꯗꯣ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯔ ꯃꯥꯏ ꯅꯨꯄꯤꯁꯦ ꯌꯦꯡꯍꯜꯂꯦꯌꯦ ꯀꯣꯏꯅꯩꯕꯗꯨꯗ ꯑꯩꯅ ꯁꯤꯒꯩ ꯊꯨꯒꯥꯏꯔꯦ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦꯅ ꯑꯗꯩ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯒꯤ ꯑꯗꯨꯝ ꯐꯨꯅꯅ ꯈꯟꯅꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯅꯨꯄꯥꯁꯦ ꯆꯠꯀꯅꯨ ꯌꯥꯗꯦ ꯆꯠꯂꯤ ꯇꯧꯗꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯣꯏꯅ ꯂꯩꯔꯦꯗꯅꯀꯣ ꯑꯗꯩꯗꯤ ꯅꯨꯄꯥꯁꯤꯅ ꯀꯩꯅꯣꯁꯦ ꯄꯣꯠ ꯆꯩꯒꯁꯦ ꯌꯥꯝ ꯇꯤꯑꯒ ꯅꯨꯄꯤꯗꯨꯗꯒꯁꯦ ꯄꯣꯠ ꯆꯩꯒ ꯌꯥꯝ ꯌꯣꯜꯍꯟꯗꯅ ꯃꯣꯏꯅ ꯄꯩꯁꯥꯁꯦ ꯑꯗꯨꯝ ꯑꯗꯩꯗꯤ ꯀꯥꯞꯊꯣꯛ ꯀꯥꯞꯁꯤꯟ ꯂꯣꯏ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯥꯏ ꯅꯨꯄꯥꯗꯩ ꯂꯧꯔꯦꯕ ꯖꯤꯄꯦ ꯅꯨꯡꯕꯦ ꯃꯥꯅ ꯌꯦꯡꯉꯨꯕꯗꯀꯣ
ꯂꯣꯏꯅ ꯂꯧꯔꯦ ꯑꯗꯩ ꯅꯣꯡꯃꯁꯨ ꯃꯕꯥꯅꯤꯁꯦ ꯀꯩꯅꯣ ꯇꯧꯋꯦꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗꯅ ꯑꯗꯨꯒꯤ ꯈꯟꯅꯕꯁꯤꯗꯅꯅꯦ ꯅꯨꯄꯤꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯁꯤꯒ ꯒꯥꯔꯤꯗ ꯃꯣꯏ ꯒꯥꯔꯤꯁꯤꯗ ꯄꯨꯟꯅ ꯅꯨꯄꯤꯗꯨꯅꯦ ꯑꯗꯩ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯅꯤꯡ ꯐꯝꯕ ꯅꯨꯄꯤꯗꯨꯅ ꯃꯃꯥꯡ ꯐꯝꯕ ꯃꯥꯏ ꯅꯨꯄꯥꯅ ꯒꯥꯔꯤ ꯊꯧꯕ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯗꯨꯅ ꯁꯨꯃꯥꯏꯅ ꯅꯛꯁꯜꯂꯛꯄꯗꯣ ꯃꯃꯥꯏ ꯑꯅꯤꯒꯤ ꯃꯔꯛꯁꯤꯗ ꯃꯆꯥꯅꯨꯄꯤꯒꯤꯅ ꯃꯌꯥꯏꯗ ꯂꯩꯔꯒꯅꯦ ꯃꯃꯥꯏ ꯑꯍꯨꯝꯁꯦ ꯊꯦꯡꯅꯅ ꯐꯣꯇꯣꯁꯦ ꯀꯥꯞꯄꯒ ꯊꯥꯒꯠꯂꯛꯄꯅꯦꯕ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯅꯨꯄꯤꯁꯤꯅꯀꯣ ꯑꯗꯨꯒꯤ ꯐꯨꯅꯈꯤꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯗꯨꯗꯗꯤ ꯑꯩꯒꯤ ꯏꯆꯥꯅ ꯅꯣꯡꯇ ꯒꯥꯔꯤꯁꯦ ꯇꯣꯡꯍꯜꯂꯨ ꯌꯥꯗꯕ ꯑꯗꯩꯗꯤ ꯑꯩꯁꯨ ꯅꯣꯡꯇ ꯇꯣꯡꯉ ꯆꯠꯁꯤ ꯌꯥꯗꯕ ꯉꯋꯥꯏꯗꯤ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯃꯃꯥꯡꯗ ꯐꯝꯍꯟꯗꯅ ꯃꯆꯥ ꯄꯣꯛꯇ꯭ꯔꯤꯉꯩꯗꯤ ꯄꯨꯔꯝꯃꯤꯗꯅ ꯑꯗꯨꯒ ꯃꯤꯒꯤ ꯅꯨꯄꯤꯁꯤꯅ ꯁꯨꯃꯥꯏꯅ ꯐꯝꯍꯟꯕꯗꯨꯒ ꯇꯧꯅꯨ ꯍꯥꯏꯔꯃꯛꯇꯗ ꯁꯨꯝ ꯍꯦꯟꯖꯜꯂꯛꯄ ꯑꯗꯨꯒ ꯃꯤꯒꯤ ꯃꯆꯥꯁꯤꯅ ꯅꯪꯅ ꯄꯨꯔ ꯀꯣꯏ ꯆꯠꯄ ꯑꯁ ꯑꯩꯈꯣꯏ ꯍꯕꯤꯅ ꯏꯆꯥꯅꯨꯄꯤ ꯀꯣꯏꯕ ꯄꯨꯔꯦ ꯉꯁꯤꯗꯤꯅ ꯀꯦꯞꯁꯟꯁꯦ ꯍꯥꯄꯛꯄꯅꯦꯕ ꯑꯗꯨꯒ ꯃꯤꯒꯤ ꯃꯆꯥꯅ ꯅꯪꯅ ꯄꯨꯔ ꯆꯠꯄ ꯀꯣꯏꯕꯅ ꯍꯦꯛꯇ ꯈꯟꯅꯔꯦ ꯑꯗꯨ ꯅꯨꯃꯤꯠꯇꯁꯨ ꯅꯨꯄꯤꯁꯤꯗ ꯃꯥꯅ ꯐꯣꯟ ꯇꯧꯁꯜꯂꯦꯀꯣ ꯐꯣꯟ ꯇꯧꯁꯜꯂꯦ ꯇꯧ ꯉꯝꯕꯤ ꯀꯥꯏꯗꯕꯤ ꯑꯣꯛꯇꯕꯤ ꯅꯆꯥꯐꯧ ꯌꯥꯎꯅ ꯌꯣꯟꯊꯣꯛꯑ ꯈꯜꯂꯗꯤ ꯅꯆꯥꯗꯨꯁꯨ ꯑꯩ ꯅꯨꯄꯥꯅ ꯂꯧꯔꯅꯤ ꯅꯃꯥ ꯅꯆꯥ ꯍꯦꯛ ꯂꯩꯁꯜꯂꯣ ꯀꯥꯟꯗ ꯃꯥꯁꯨ ꯋꯥꯉꯥꯡꯗꯣ ꯐꯖꯗ꯭ꯔꯦꯕ ꯑꯗꯩꯗꯤ ꯅꯨꯄꯥꯁꯦ ꯅꯪ ꯉꯁꯤ ꯌꯨꯝꯗ ꯆꯠꯊꯣꯛꯀꯅꯣꯅ ꯐꯣꯟ ꯍꯦꯛ ꯊꯝꯅꯈꯤꯕꯒ ꯃꯤꯅꯤꯠ 5 ꯐꯥꯗꯦꯌꯦ ꯇꯧꯔꯒ ꯌꯨꯝꯗꯩ ꯆꯠꯊꯣꯛꯇꯅ ꯂꯩꯔꯝꯃꯣꯅ ꯃꯥ ꯑꯗꯨꯝ ꯈꯪꯉꯦꯌꯦ ꯃꯥꯅ ꯅꯨꯄꯤꯗꯣ ꯍꯥꯏꯈ꯭ꯔꯕꯅꯤ ꯁꯣꯏ ꯂꯥꯛꯑꯅꯦꯁꯦ ꯂꯥꯛꯑꯒꯅꯦ ꯑꯗꯨ ꯅꯨꯃꯤꯠꯇꯨꯁꯨ ꯐꯨꯗꯠꯅꯔꯦꯌꯦ ꯃꯕꯥꯅꯤꯁꯦ ꯐꯨꯗꯠꯅꯔꯦ ꯑꯗꯩꯗꯤ ꯑꯗꯨ ꯅꯨꯃꯤꯠꯁꯤꯃꯗꯤ ꯃꯥꯁꯦ ꯁꯥꯎꯅꯤꯡꯃꯟꯗꯅ ꯃꯆꯥꯈꯩꯁꯦ ꯄꯨꯔ ꯃꯥꯁꯦ ꯂꯥꯛꯑꯦꯀꯣ ꯆꯞ ꯆꯥꯕꯤ ꯉꯥꯡꯅꯔꯒꯦꯅ ꯂꯥꯛꯑꯦ ꯑꯗꯩꯗꯤ ꯃꯣꯏ ꯃꯄꯥꯝꯒꯤ ꯃꯤꯈꯩꯁꯤꯅ ꯂꯥꯛꯑꯣ ꯋꯥ ꯉꯥꯡꯅꯔꯁꯦꯅ ꯀꯧꯔꯛꯑꯦ ꯅꯨꯄꯥꯁꯦ ꯆꯠꯇ꯭ꯔꯦꯕ ꯑꯗꯩ ꯅꯣꯡꯉꯥꯜꯂꯒ ꯑꯣꯏꯅ ꯂꯥꯛꯑꯒꯦ ꯍꯥꯏꯔꯦ ꯅꯣꯡꯉꯥꯜꯂꯒꯗꯤ ꯂꯥꯛꯑꯦ ꯁꯥꯒꯩ ꯐꯝꯅꯔꯦ ꯅꯨꯄꯤꯁꯤꯅ ꯂꯣꯏ ꯂꯤꯔꯦ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯒꯥꯔꯤꯗ ꯇꯥꯟꯅꯈꯤꯕ ꯈꯣꯠꯈꯤꯕ ꯐꯨꯅꯈꯤꯕ ꯒꯥꯔꯤ ꯃꯅꯨꯡ ꯀꯩ ꯃꯌꯥꯝꯁꯦ ꯑꯗꯩꯗꯤ ꯅꯨꯄꯥꯁꯤꯅ ꯃꯥꯅ ꯑꯗꯨꯝ ꯍꯥꯏ ꯑꯩ ꯅꯪꯅ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯀꯣꯏꯒꯗꯕ ꯑꯣꯏꯔꯒꯅ ꯂꯧꯖꯈ꯭ꯔꯣ ꯏꯆꯥꯈꯩꯒ ꯑꯩ ꯂꯩꯖꯍꯧꯔꯒꯦ ꯂꯣꯏꯁꯟꯅꯔꯁꯤ ꯍꯥꯏꯌꯦꯕ ꯅꯨꯄꯥꯁꯤꯅ ꯑꯩ ꯁꯣꯏꯈꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯟꯗꯛꯃꯨꯛꯇꯪꯒ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯦꯕ ꯃꯣꯏꯒꯤ ꯁꯥꯒꯩ ꯅꯥꯇꯩꯒꯤ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯗꯣ ꯈꯨꯏꯔꯝꯃꯦꯕ ꯅꯨꯄꯤꯁꯦ ꯄꯨꯔ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯒꯅꯦ ꯅꯨꯄꯤꯁꯦ ꯃꯃꯥ ꯃꯆꯥ ꯃꯣꯏꯁꯨ ꯊꯝꯃꯝꯃꯦꯗꯅ ꯑꯗꯨꯒ ꯀꯩꯅꯣ ꯅꯨꯄꯥꯁꯦ ꯊꯣꯛꯈ꯭ꯔꯦ ꯑꯍꯤꯡꯁꯦ ꯍꯜꯂꯛꯇ꯭ꯔꯦ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯜꯂꯛꯈꯤꯗꯕ ꯅꯨꯄꯥꯁꯦ ꯍꯧꯖꯤꯛꯐꯥꯎ ꯚꯔꯥꯗ ꯇꯣꯉꯥꯟ ꯂꯩꯈ꯭ꯔꯦ ꯃꯥꯅ ꯚꯔꯥꯗ ꯇꯣꯉꯥꯟ ꯂꯩꯔꯤꯁꯦ ꯆꯍꯤ 4 ꯐꯥꯒꯠꯂꯛꯑꯦ ꯑꯗꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯆꯍꯤ ꯄꯨꯡꯀꯛ ꯆꯍꯤ ꯀꯩꯅꯣꯃꯨꯛ ꯁꯨꯔꯛꯑꯦ 10 ꯁꯨꯔꯛꯑꯦꯕ ꯑꯗꯣ ꯃꯥꯅꯅꯦ ꯃꯃꯥ ꯃꯆꯥ ꯀꯩꯅꯣ ꯃꯣꯏꯗꯣ ꯃꯆꯥꯅꯨꯄꯥ ꯈꯛꯇꯅꯤ ꯃꯆꯥꯅꯨꯄꯤ ꯌꯥꯎꯗꯦ ꯃꯆꯥ ꯑꯃ ꯈꯛꯇꯅꯤ ꯃꯥꯅꯃꯈꯥ ꯇꯥꯁꯤ ꯑꯉꯥꯡ ꯅꯨꯄꯤ ꯑꯃ ꯄꯥꯝꯃꯤ ꯃꯈꯥ ꯇꯥꯁꯤ ꯍꯥꯏꯕꯁꯤꯗꯅꯦ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯁꯨꯡꯌꯥ ꯌꯥꯈꯤꯗ꯭ꯔꯦꯕ ꯑꯩ ꯅꯉꯣꯟꯗꯒꯤ ꯑꯉꯥꯡ ꯃꯈꯥ ꯇꯥꯕ ꯄꯥꯝꯗ꯭ꯔꯦꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯏꯆꯥ ꯄꯤꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯃꯔꯤ ꯊꯝꯃꯛꯄ ꯌꯥꯔꯣꯏꯅ ꯑꯃꯨꯛ ꯃꯕꯥꯅꯤꯁꯦ ꯃꯔꯤꯁꯦ ꯁꯨꯛꯇꯝ ꯊꯝꯅꯈꯤꯗ꯭ꯔꯦꯕ ꯃꯣꯏꯗ ꯉꯁꯥꯏꯒꯤ ꯅꯨꯄꯥꯁꯤꯅ ꯊꯣꯛꯇ꯭ꯔꯤꯉꯩ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯒꯤ ꯍꯧꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯅꯪꯅ ꯍꯦꯛ ꯏꯆꯥ ꯄꯤꯗ꯭ꯔꯤꯕോ ꯑꯩꯉꯣꯟꯗꯃꯔꯤ ꯊꯝꯒꯦ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯕ ꯅꯨꯄꯤꯁꯤꯅꯁꯨ ꯑꯗꯨꯃꯥꯏꯅ ꯃꯕꯥꯅꯤꯁꯦ ꯃꯔꯤꯒ ꯁꯨꯛꯇꯝ ꯊꯝꯅꯈꯤꯗ꯭ꯔꯕꯅꯦꯕꯀꯣ ꯃꯣꯏ ꯌꯨꯝꯁꯦ ꯂꯩꯔꯤꯉꯩꯁꯤꯗ ꯑꯗꯨꯒ ꯑꯃꯨꯛ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯥ ꯂꯧꯁꯜꯂ ꯊꯝꯃꯝꯃꯒ ꯚꯔꯥꯗ ꯅꯨꯄꯥꯁꯦ ꯇꯣꯉꯥꯟꯅ ꯂꯩꯕꯁꯦ ꯆꯍꯤ 4 ꯁꯦ ꯃꯅꯥꯎꯄꯥ ꯆꯠꯇꯅ ꯀꯧꯔꯦ ꯃꯃꯥ ꯃꯄꯥ ꯆꯠꯇꯅ ꯀꯧꯔꯦ ꯃꯌꯥꯝꯕ ꯆꯠꯇꯅ ꯀꯧꯔꯦ ꯃꯇꯩꯃ ꯆꯠꯇꯅ ꯀꯧꯔꯦ ꯁꯨꯡꯂꯥꯛ ꯂꯥꯛꯎ ꯌꯥꯗ꯭ꯔꯦ ꯑꯗꯩ ꯑꯃꯨꯛ ꯅꯨꯄꯤ ꯃꯌꯨꯝ ꯆꯠꯇꯅ ꯀꯧꯔꯦ ꯂꯥꯛꯎ ꯌꯥꯗ꯭ꯔꯦ ꯑꯗꯩ ꯅꯨꯄꯤ ꯃꯁꯥ ꯆꯠꯂꯦ ꯀꯌꯥꯔꯛ ꯆꯠꯂꯦ ꯅꯪ ꯇꯧꯅꯨ ꯉꯥꯎꯔꯨꯔꯗꯤ ꯉꯥꯎꯔꯨꯔꯦ ꯅꯨꯄꯥꯅꯤ ꯑꯩ ꯂꯣꯏ ꯉꯥꯛꯀꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯤ ꯑꯩ ꯇꯧꯕꯇꯕꯨ ꯑꯩꯅ ꯉꯥꯎꯔꯨꯕꯗꯤ ꯅꯪꯅ ꯉꯥꯛꯄ ꯌꯥꯔꯣꯏ ꯁꯣꯁꯥꯏꯇꯤꯁꯤꯅ ꯑꯗꯨꯅ ꯅꯪꯅ ꯉꯥꯎꯔꯨꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩ ꯉꯥꯛꯀꯦ ꯂꯥꯎ ꯌꯨꯝꯗ ꯂꯩꯃꯤꯟꯅꯁꯤꯁꯦ ꯃꯆꯥ ꯄꯨꯔ ꯆꯠꯂꯦ ꯀꯌꯥꯔꯛ ꯌꯥꯗ꯭ꯔꯦ ꯃꯆꯥ ꯅꯨꯄꯥꯁꯤꯅ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯔꯦ ꯌꯥꯗ꯭ꯔꯦ ꯐꯣꯟꯗꯁꯨ ꯄꯄꯥ ꯅꯪ ꯂꯥꯛꯑꯣ ꯍꯥꯏꯔꯦ ꯌꯥꯗ꯭ꯔꯦ ꯑꯗꯩꯗꯤ ꯃꯆꯥꯒꯤ ꯆꯍꯤ 4 ꯁꯨꯞꯅꯒꯤ ꯅꯨꯃꯤꯠ 9 ꯈꯛꯇꯪ ꯂꯥꯛꯑꯝꯃꯦꯌꯦ ꯃꯆꯥꯒꯤ ꯑꯆꯥꯄꯣꯠ ꯊꯤꯟꯕ ꯑꯗꯨꯗꯒꯤ ꯑꯉꯥꯡꯁꯤꯅꯁꯨ ꯁꯥꯎꯗꯅꯅꯦ ꯀꯧꯕ ꯆꯠꯁꯤ ꯍꯥꯏꯕꯁꯦ ꯌꯥꯗ꯭ꯔꯦ ꯐꯣꯟ ꯇꯧ ꯌꯥꯗ꯭ꯔꯦ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯑꯁꯨ ป้ꯏꯗ꯭ꯔꯦ ꯃꯆꯥꯁꯤꯅ ꯁꯥꯎꯔꯛꯑꯦꯕ ꯃꯥꯅ ꯑꯩꯈꯣꯏ ꯍꯨꯟꯗꯣꯛꯑꯒ ꯅꯨꯄꯤꯗꯨꯅ ꯍꯦꯜꯂꯦꯅ ꯚꯔꯥꯗ ꯂꯩꯈ꯭ꯔꯒ ꯀꯩꯗꯧꯕꯩ ꯃꯥ ꯀꯧ ꯆꯠꯇꯣꯏꯅꯣ ꯀꯩꯗꯧꯕꯩ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯗꯣꯏꯅꯣ ꯃꯥꯅ ꯇꯧꯔꯛꯄ ꯐꯣꯟ ꯀꯩꯗꯧꯕꯩ ꯄꯥꯏꯗꯣꯏꯅꯣꯅ ꯑꯗ ꯅꯨꯄꯤꯁꯤꯗꯤ ꯉꯁꯥꯏꯒꯤ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯐꯝꯃꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯃꯃꯥ ꯃꯆꯥ ꯍꯤꯡꯕ ꯈꯣꯠꯄ ꯃꯥꯒꯤ ꯑꯉꯥꯡꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯈꯣꯠꯄꯗꯤ ꯂꯣꯏ ꯀꯣꯟꯅꯖꯍꯧꯔꯦꯕ ꯅꯨꯄꯥꯒꯤ ꯃꯄꯥꯟ ꯇꯥꯡꯗꯕꯒꯤ ꯃꯥ ꯑꯗꯨ ꯍꯤꯡ ꯉꯝꯍꯧꯔꯤꯅꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤꯅꯦ ꯂꯧ ꯌꯩꯕ ꯅꯨꯃꯤꯠꯁꯦ ꯁꯤꯗ ꯂꯧ ꯌꯩꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯧꯁꯦ ꯃꯦꯆꯤꯟꯅ ꯂꯣꯏ ꯈꯥꯎꯔꯦꯗꯅ ꯑꯗꯣ ꯃꯣꯏꯒꯤ ꯌꯩꯒꯗꯕ ꯅꯨꯃꯤꯠꯁꯦ ꯉꯁꯤꯅꯦꯕ ꯌꯩꯕꯁꯤꯗ ꯉꯁꯥꯏꯒꯤ ꯂꯣꯏꯅꯃꯛ ꯃꯤꯈꯩꯁꯦ मागी ꯀꯩꯅꯣꯁꯦ ꯉꯥꯏ ꯂꯩꯍꯧꯔꯤꯅꯤꯀꯣ ꯃꯦꯆꯤꯟꯁꯦ ꯉꯥꯏ ꯂꯩꯅꯔꯤꯅꯦꯕ ꯃꯊꯪ ꯑꯗꯨꯒ ꯃꯣꯏꯒꯤ ꯂꯧꯁꯦ ꯁꯪꯒꯝ ꯑꯍꯨꯝꯁꯦ ꯄꯨꯂꯞ ꯁꯥꯡꯅꯅꯦꯕꯀꯣ ꯀꯩꯅꯣ ꯂꯧꯈꯥꯏ ꯈꯛ ꯑꯣꯏꯕ ꯁꯪꯒꯝ ꯂꯧꯈꯥꯏꯁꯤꯗ ꯃꯣꯏ 3 ꯊꯣꯛꯅ ꯌꯦꯟꯅꯕ
ꯁꯤꯗꯩꯁꯤꯗꯅꯦ ꯅꯣꯡꯁꯤꯁꯨ ꯇꯥꯁꯜꯂꯛꯑꯕ ꯑꯗꯨꯏ ꯅꯣꯡ ꯇꯥꯁꯜꯂꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯕꯣꯔꯥ ꯄꯥꯛꯄꯒ ꯀꯩ ꯇ꯭ꯔꯤꯄꯥꯟ ꯀꯨꯞꯇꯅ ꯈꯣꯠꯇꯅ ꯐꯧꯗꯨꯗ ꯆꯣꯠꯇꯅꯕꯅ ꯍꯣꯠꯅꯕꯗꯣ ꯃꯇꯩꯁꯤꯅꯦ ꯃꯆꯦꯁꯤꯅꯦ ꯍꯣꯠꯅꯔꯦ ꯃꯅꯥꯎꯄꯥꯗꯨꯁꯨ ꯃꯅꯥꯎꯄꯥꯅꯦ ꯃꯅꯥꯎꯄꯤꯗꯨꯅꯦ ꯍꯣꯠꯅꯔꯦ ꯃꯥꯅ ꯃꯌꯥꯏꯗꯅꯤꯀꯣ ꯃꯥꯅ ꯃꯊꯟꯇ ꯍꯣꯠꯅꯔꯦꯕ ꯃꯥꯅꯅꯦ ꯃꯇꯩ ꯍꯣꯏꯗ ꯑꯃꯨꯛ ꯌꯦꯡ ꯃꯅꯥꯎꯄꯥ ꯍꯣꯏꯗ ꯑꯃꯨꯛ ꯌꯦꯡ ꯃꯥꯁꯦ ꯃꯊꯟꯇ ꯄꯤꯁꯦ ꯑꯣꯔꯣ ꯇꯥꯔꯛꯑꯦ ꯃꯥꯁꯦꯀꯣ ꯑꯗꯨꯒ ꯅꯣꯡꯁꯦ ꯍꯥꯡꯈ꯭ꯔꯦ ꯈꯔ ꯈꯤꯛꯑꯦ ꯃꯥꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯐꯧ ꯄꯩꯕꯁꯦ ꯐꯧ ꯂꯧ ꯈꯥꯎꯔꯒ ꯉꯥꯗꯔ ꯀꯞꯄꯦ ꯃꯥꯁꯦꯀꯣ ꯃꯥꯅ ꯂꯨꯈꯥꯕꯤꯗꯧꯅ ꯌꯦꯡꯉꯣ ꯃꯇꯩꯒ ꯃꯅꯥꯎꯄꯥꯒꯗꯨꯅ ꯃꯥꯏ ꯅꯨꯄꯤꯗꯨꯒ ꯍꯣꯠꯅꯔꯦ ꯃꯥꯅ ꯐꯧꯗꯨꯗ ꯄꯩꯔꯒ ꯀꯞꯄꯒ ꯑꯩꯅ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯑꯁꯨꯛ ꯄꯥꯡꯒꯟ ꯊꯣꯛꯇꯅ ꯑꯩꯅ ꯂꯦꯜꯂꯤꯁꯤꯕꯣ ꯀꯔꯤꯅꯣꯅꯦ ꯑꯩꯁꯤꯕꯣ ꯍꯤꯡꯉꯤꯕꯅꯤꯀꯣ ꯑꯩ ꯍꯧꯖꯤꯛꯁꯦꯅ ꯋꯥꯔꯤ ꯅꯠꯇꯦꯀꯣ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯁꯦꯡꯕ ꯄꯨꯟꯁꯤꯅꯤꯀꯣ ꯊꯧꯗꯣꯛꯅꯤꯀꯣ ꯏꯁꯥꯗ ꯊꯣꯛꯄ ꯆꯍꯤ 4ꯕꯨ ꯃꯥꯅ ꯏꯃꯥ ꯏꯆꯥ ꯌꯦꯡꯗꯅ ꯁꯨꯃꯥꯏꯅ ꯚꯔꯥꯗ ꯂꯩꯕꯗꯨ ꯃꯃꯥ ꯃꯄꯥ ꯁꯥꯒꯩ ꯅꯥꯇꯩ ꯂꯣꯏ ꯂꯩꯔꯤ ꯂꯩꯀꯥꯏ ꯈꯨꯟ ꯀ꯭ꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯩꯔꯤ ꯀꯅꯥꯝꯇꯅ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯀꯧꯁꯜꯂꯒ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯁꯦ ꯉꯝꯗ꯭ꯔꯕꯅꯤꯀꯣꯀꯅꯥ ꯅꯨꯄꯥꯁꯦ ꯋꯥꯔꯛꯄ ꯉꯝꯗꯣꯏꯁꯦ ꯀꯅꯥꯅꯅꯣ ꯑꯁꯤꯒꯤ ꯇꯥꯏꯕꯪꯁꯤꯗ ꯃꯥꯅ ꯅꯨꯄꯥꯁꯤꯗꯤ ꯃꯥꯅ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯅꯦꯕ ꯇꯧꯔꯤꯁꯦ ꯅꯨꯄꯤ ꯂꯣꯟꯒꯦ ꯀꯨꯁꯤ ꯌꯨꯝꯗ ꯍꯟꯖꯜꯂꯣꯏꯒꯦ ꯀꯨꯁꯤ ꯅꯨꯄꯤ ꯀꯣꯏꯒꯦ ꯀꯨꯁꯤ ꯅꯝꯕꯔ 4 ꯆꯥꯒꯦ ꯀꯨꯁꯤ ꯒꯨꯂꯤ ꯆꯥꯒꯦ ꯀꯨꯁꯤ ꯅꯨꯄꯥ ꯋꯥꯔꯛꯇꯣꯏꯕ ꯃꯤꯁꯦ ꯀꯅꯥꯅꯣ ꯃꯥꯒꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯍꯨꯟꯗꯣꯛꯑꯒ ꯁꯨꯃꯥꯏꯅ ꯂꯩꯕꯁꯤꯕꯨ ꯀꯅꯥꯝꯇꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯕꯅꯤꯀꯣ ꯃꯥꯏ ꯑꯄꯥꯝꯕ ꯑꯗꯨꯝ ꯇꯧ ꯂꯩꯔꯕꯅꯤꯀꯣ ꯑꯩꯅ ꯑꯗꯨꯒ ꯃꯥ ꯍꯜꯂꯛꯄ ꯉꯥꯏ ꯂꯩꯔꯤꯕꯅꯤꯀꯣꯅ ꯏꯄꯥꯝꯗ ꯍꯟꯒꯗꯕꯁꯨ ꯃꯥꯏ ꯅꯨꯄꯥꯅ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯦ ꯅꯨꯄꯤ ꯀꯣꯏ ꯂꯩꯈ꯭ꯔꯦꯅ ꯍꯥꯏꯅꯤꯅ ꯏꯀꯥꯏꯕ ꯑꯗꯩ ꯂꯩꯔꯤꯕ ꯏꯕꯨꯡ ꯑꯗꯩ ꯏꯄ꯭ꯋꯥ ꯃꯌꯥꯝꯒꯤ ꯃꯆꯥ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯑꯩ ꯏꯆꯥꯁꯤꯅ ꯄꯤꯗꯣꯟꯅ ꯅꯤꯉꯣꯜ ꯃꯆꯥ ꯍꯜꯂ ꯂꯩꯕꯩ ꯃꯆꯥꯅ ꯂꯩꯔꯨꯒꯗꯕ ꯁꯤꯗꯗꯤ ꯃꯄꯥꯒꯤ ꯌꯨꯝꯅꯤꯅ ꯅꯨꯡꯉꯥꯏꯅꯗꯤ ꯃꯅꯤꯡ ꯇꯝꯅꯗꯤ ꯂꯩꯖꯔꯤ ꯍꯜꯂꯛꯄꯤ ꯃꯤꯡꯊꯣꯟꯗꯨꯗꯤ ꯐꯪꯗ꯭ꯔꯤ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯣꯛꯑꯁꯨ ꯑꯁꯤꯁꯦ ꯍꯜꯂꯛꯄꯤꯅꯤꯅ ꯍꯥꯏꯕꯗꯨꯐꯥꯎꯗꯤ ꯑꯩ ꯍꯥꯏꯗ꯭ꯔꯤ ꯁꯤꯗ ꯂꯩꯔꯒꯗꯤ ꯑꯗꯨ ꯈꯛꯇꯒꯤꯅꯦꯕ ꯃꯥꯅ ꯅꯨꯄꯥ ꯃꯌꯨꯝꯁꯦ ꯂꯩꯔꯤꯁꯦ ꯅꯨꯄꯥꯁꯤꯅ ꯌꯦꯡꯕꯤꯗ꯭ꯔꯐꯥꯎꯗ ꯁꯥꯡꯉꯕ ꯆꯍꯤꯁꯦ ꯑꯔꯥꯟꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯑꯩ ꯑꯝꯇꯗꯤ ꯉꯥꯛꯄꯤꯌꯨ ꯑꯩꯅ ꯅꯨꯄꯤ ꯀꯣꯏꯔꯨꯕ ꯈꯣꯠꯂꯨꯕꯁꯦꯅ ꯃꯥꯅꯗꯤ ꯍꯥꯏꯔꯛꯇ꯭ꯔꯦ ꯑꯩꯅ ꯈꯠꯅꯍꯧꯔꯨꯕ ꯈꯣꯠꯂꯨꯕ ꯅꯨꯄꯤꯗꯨꯒ ꯃꯕꯥꯅꯤ ꯆꯠꯄꯗ ꯐꯨꯔꯨꯕ ꯒꯥꯔꯤ ꯑꯩ ꯂꯥꯜꯂꯦ ꯃꯥꯅ ꯅꯨꯄꯥꯁꯤꯅ ꯑꯣꯏꯅꯅꯦ ꯃꯥꯅ ꯀꯧꯕ ꯆꯠꯄꯗ ꯅꯪꯅ ꯏꯀꯥꯏꯕ ꯄꯤꯕ ꯁꯥꯒꯩ ꯐꯝꯈꯤꯕ ꯅꯣꯏ ꯅꯄꯥꯝꯗ ꯑꯩꯅ ꯍꯥꯏꯖꯍꯟꯈꯤꯕ ꯈꯨꯏꯔꯝꯍꯟꯈꯤꯕ ꯅꯨꯄꯤꯁꯤꯒ ꯑꯩꯒ ꯆꯠꯄꯗ ꯅꯪꯅ ꯇꯥꯟꯅꯔꯛꯄ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯈꯪꯗꯒꯤ ꯒꯥꯔꯤꯗ ꯐꯨꯅꯕ ꯑꯩ ꯏꯀꯥꯏꯕ ꯄꯤꯈꯤꯕ ꯑꯅ ꯑꯗꯨꯝ ꯉꯥꯡꯉꯦꯕ ꯃꯥꯅ ꯑꯣꯏꯅ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯅꯪꯅ ꯄꯨꯁꯜꯂꯛꯑꯒ ꯂꯧꯒꯦꯁꯨ ꯂꯧꯔꯣ ꯂꯣꯏꯅꯒꯦꯁꯨ ꯂꯣꯏꯅꯔꯣ ꯑꯩꯗꯤ ꯍꯜꯂꯛꯄꯤ ꯃꯤꯡꯊꯣꯟ ꯐꯪꯕꯗꯤ ꯑꯩ ꯄꯥꯝꯗꯦ ꯑꯗꯣ ꯑꯩꯅ ꯍꯥꯟꯅ ꯁꯤꯔꯒꯅ ꯑꯩ ꯁꯤꯖꯈ꯭ꯔꯦ ꯅꯪꯅ ꯍꯥꯟꯅ ꯁꯤꯔꯒꯅ ꯂꯨꯈ꯭ꯔꯥ ꯑꯣꯏꯍꯧꯔꯦ ꯑꯗꯨ ꯅꯠꯇꯅ ꯑꯩꯗꯤ ꯍꯜꯂꯛꯄꯤ ꯃꯤꯡꯊꯣꯟ ꯐꯪꯕꯗꯤ ꯄꯥꯝꯗꯦ ꯑꯩ ꯂꯥꯟꯈ꯭ꯔꯦꯅ ꯂꯥꯟꯗꯕ ꯃꯥꯅ ꯑꯔꯥꯟꯕ ꯃꯤꯗꯨꯗ ꯍꯥꯏꯖꯔꯒ ꯀꯌꯥꯔꯛ ꯃꯈꯣꯡꯗ ꯃꯃꯤꯠꯇꯩ ꯃꯄꯤꯁꯤ ꯃꯈꯣꯡꯁꯤꯗ ꯇꯣꯞ ꯇꯥꯔꯒ ꯈꯨꯏꯔꯝꯃ ꯍꯥꯏꯔꯨꯕꯗ ꯂꯥꯛꯄꯤꯗ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯍꯧꯈꯤꯕ ꯃꯌꯥꯝꯁꯦ ꯅꯤꯡꯁꯤꯡꯉꯒ ꯃꯥꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯑꯩꯈꯣꯏꯒꯤ ꯐꯧꯕꯩꯁꯤꯗ ꯉꯥꯗꯔ ꯐꯝꯃꯒ ꯃꯄꯤꯁꯦ ꯑꯣꯔꯣ ꯇꯥꯔꯒ ꯃꯥꯏ ꯄꯨꯟꯁꯤꯁꯦ ꯅꯤꯡꯁꯤꯡꯖꯈꯤꯕꯀꯣ ꯃꯥꯅ ꯀꯥꯎ ꯉꯝꯗꯦꯕ ꯑꯗꯩꯗꯤ ꯃꯇꯩ ꯍꯣꯏꯒꯤ ꯂꯧ ꯌꯩꯕ ꯂꯣꯏꯈꯔꯦ ꯑꯗꯩꯗꯤ ꯃꯅꯥꯎꯄꯥꯒꯤ ꯌꯩꯕ ꯂꯣꯏꯈꯔꯦ ꯃꯥꯏꯗꯤ ꯃꯤ ꯂꯩꯇꯕꯅꯤꯅ ꯃꯥꯅ ꯑꯔꯣꯏꯕꯗ ꯌꯩꯁꯤꯅ ꯑꯗꯣ ꯅꯨꯡꯉꯥꯏꯇꯗꯅ ꯃꯇꯩ ꯍꯣꯏ ꯃꯅꯥꯎꯄꯥꯒꯤ ꯆꯪꯉꯛꯑꯒ ꯃꯇꯩꯒꯤ ꯃꯆꯥꯈꯩ ꯃꯃꯥꯟꯅꯕꯒꯩ ꯌꯥꯎꯔꯒꯕꯨꯗꯤ ꯂꯣꯏꯁꯤꯜꯂꯛꯏ ꯂꯧ ꯌꯩꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯉꯣꯟꯗꯗꯤ ꯏꯀꯥꯏꯖꯩꯌꯦꯕ ꯑꯗꯨꯒ ꯃꯥꯅꯁꯨ ꯅꯨꯄꯥꯁꯤꯗ ꯉꯁꯤꯗꯤ ꯂꯧ ꯌꯩꯅꯤ ꯅꯪ ꯂꯥꯛꯑꯣ ꯍꯥꯏꯈꯤꯕꯀꯣ ꯑꯗꯨꯒ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯇꯥꯔꯦ ꯍꯥꯏ ꯃꯣꯏꯅ ꯂꯧ ꯂꯣꯏꯔ ꯀꯥꯔꯛꯑꯒ ꯌꯨꯝꯗ ꯂꯩꯕꯁꯦ ꯑꯗꯨꯀꯥꯟꯗꯨꯗ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯆꯔꯥ ꯍꯦꯜꯂꯒ ꯇꯨꯝꯃꯝꯃꯦꯌꯦꯀꯣ ꯃꯥꯁꯤꯅ ꯆꯥꯛꯁꯦ ꯃꯄꯤꯁꯦ ꯇꯥꯅ ꯆꯥꯛꯁꯦ ꯊꯣꯡꯉꯦ ꯑꯗꯨꯒ ꯃꯥꯅ ꯍꯦꯛ ꯃꯥꯏ ꯃꯄꯨꯔꯣꯏꯕꯅꯅꯦ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯃꯥꯗꯤ ꯑꯗꯨꯀꯥꯟꯗꯗꯤ ꯃꯥꯏ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯑꯣꯏꯗꯤ ꯈꯪꯕ ꯅꯠꯇꯦ ꯃꯥꯁꯦ ꯂꯧꯔꯨꯔꯒ ꯍꯜꯂꯛꯑꯝꯃꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯩ ꯃꯥ ꯑꯗꯨꯝ ꯆꯥꯛ ꯍꯥꯞꯈꯤꯗꯅ ꯃꯥꯏ ꯃꯄꯨꯔꯣꯏꯕꯩ ꯆꯥꯛ ꯊꯝꯃꯤꯗꯅ ꯑꯗꯩ ꯉꯍꯥꯟꯈꯩꯁꯨ ꯃꯥꯏ ꯃꯄꯨꯔꯣꯏꯕꯤ ꯆꯠꯊꯣꯛꯎꯔꯒ ꯍꯜꯂꯛꯑ ꯆꯥꯕꯅꯤꯗꯅꯀꯣ ꯆꯥꯛ ꯑꯗꯨꯝ ꯈꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯃꯥꯏ ꯃꯄꯨꯔꯣꯏꯕꯁꯨ ꯆꯥꯛꯁꯦ ꯉꯁꯤꯃꯛꯐꯥꯎ ꯃꯥꯅ ꯑꯗꯨꯝ ꯑꯌꯨꯛꯀꯤꯁꯨ ꯆꯥꯛꯁꯦ ꯊꯤꯔꯒꯅꯦ ꯃꯄꯨꯔꯣꯏꯕꯁꯤ ꯐꯖꯅ ꯀꯨꯞꯄ ꯊꯝꯃꯒ ꯃꯣꯏ ꯊꯤꯔ ꯆꯥꯕ ꯅꯨꯡꯗꯥꯡꯒꯤꯁꯨ ꯃꯄꯨꯔꯣꯏꯕꯁꯤ ꯐꯖꯅ ꯀꯨꯞꯄ ꯊꯝꯃꯒ ꯃꯣꯏ ꯊꯤꯔ ꯆꯥꯕ ꯑꯌꯨꯛꯀꯤ ꯆꯥꯛꯂꯦꯟꯁꯤꯅ ꯃꯥꯅ ꯅꯨꯡꯊꯤꯟ ꯆꯔꯥ ꯋꯥꯟꯅꯕ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛꯁꯤꯅ ꯃꯥꯅ ꯑꯌꯨꯛꯇ ꯑꯩꯈꯣꯏꯒꯤ ꯆꯖꯤꯛꯇꯣ ꯁꯥꯍꯜꯂꯒ ꯑꯗꯨꯝ ꯆꯥꯔꯦꯕ ꯆꯥꯛꯃꯥꯏꯗ ꯉꯥꯜꯂꯒ ꯌꯥꯝꯅꯗꯤ ꯊꯝꯗ꯭ꯔꯦꯀꯣ ꯆꯥꯕꯤꯔꯔꯣꯏ ꯂꯥꯛꯑꯔꯣꯏ ꯈꯪꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯉꯁꯤꯐꯥꯎꯗꯤ ꯃꯥꯏ ꯃꯄꯨꯔꯣꯏꯕꯁꯨ ꯆꯥꯛꯁꯦ ꯑꯗꯨꯝ ꯊꯤꯔꯒ ꯊꯝꯖꯩꯌꯦꯕ ꯅꯨꯃꯤꯠꯁꯤꯁꯨ ꯃꯥꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯩ ꯆꯥꯛꯁꯦ ꯁꯨꯃꯥꯏꯅ ꯈꯤꯜꯂꯒꯅꯦ ꯊꯝꯃꯒ ꯀꯨꯞꯄꯒ ꯃꯥꯁꯤꯅ ꯃꯥꯏ ꯆꯥꯛꯁꯦ ꯊꯤꯔꯒ ꯆꯥꯕ ꯍꯧꯒꯦꯅ ꯇꯧꯔꯤꯉꯩꯗ ꯃꯥꯏ ꯅꯨꯄꯥꯁꯦ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯑꯦ ꯍꯥꯏ ꯑꯗꯨꯒ ꯆꯪꯉꯛꯑꯦ ꯃꯥꯁꯤꯅ ꯀꯔꯤꯝ ꯍꯥꯏꯗ꯭ꯔꯦ ꯃꯄꯤꯁꯦ ꯇꯣꯞ ꯇꯥꯔꯒ
ꯆꯥꯛꯁꯦ ꯆꯥꯔꯦꯀꯣ ꯃꯥꯏ ꯃꯄꯨꯔꯣꯏꯕꯁꯤꯅ ꯃꯥꯏ ꯍꯥꯡꯗꯣꯛꯑ ꯌꯦꯡꯉꯦ ꯃꯥꯒꯤ ꯍꯥꯟꯅ ꯊꯤꯔꯝꯕꯗꯣ ꯃꯥꯁꯨ ꯎꯏꯕ ꯃꯥꯁꯨ ꯑꯗꯨꯝ ꯍꯥꯏ ꯅꯪꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯩ ꯑꯗꯨꯝ ꯊꯤꯌꯦꯅꯀꯣ ꯑꯗ ꯑꯩ ꯁꯣꯏꯈ꯭ꯔꯦꯁꯦ ꯅꯪ ꯇꯣ ꯀꯞꯀꯅꯣꯅꯗꯤ ꯊꯦꯝꯃꯝꯃꯦ ꯍꯥꯏꯀꯣ ꯆꯥꯛꯇꯣ ꯆꯥꯊꯣꯛꯑꯣꯅ ꯑꯗꯨꯒ ꯃꯥ ꯃꯄꯨꯔꯣꯏꯕꯁꯦ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯦ ꯍꯥꯏ ꯃꯉꯣꯟꯗꯁꯨ ꯃꯥꯏ ꯃꯅꯥꯛꯇꯁꯨ ꯆꯪꯉꯛꯇ꯭ꯔꯦ ꯇꯨꯝꯃꯗ꯭ꯔꯦ ꯑꯗꯨꯝ ꯇꯨꯝꯃꯒ ꯑꯌꯨꯛꯇ ꯑꯗꯨꯝ ꯍꯧꯒꯠꯂ ꯆꯠꯈ꯭ꯔꯦ ꯍꯥꯏꯀꯣ ꯆꯥꯛꯇꯨꯁꯨ ꯆꯥꯗ꯭ꯔꯦꯀꯣ ꯑꯩ ꯌꯨꯝꯗ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩꯔꯒꯦꯁꯨ ꯍꯥꯏꯗ꯭ꯔꯦ ꯆꯠꯈ꯭ꯔꯦ ꯃꯥꯅ ꯈꯜꯂꯤꯁꯦ ꯀꯔꯝꯕ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯟꯕ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯃꯅꯤꯄꯨꯔꯁꯤꯒꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯩꯕ ꯃꯥꯏꯕꯅꯣ ꯑꯁꯨꯛ ꯀꯟꯅ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯃꯥꯏ ꯃꯇꯨ ꯃꯆꯥꯕꯨ ꯌꯦꯡꯍꯟꯗꯕ ꯉꯝꯕ ꯑꯩꯒꯤ ꯏꯁꯥꯕꯨ ꯍꯦꯛ ꯊꯦꯡꯅꯤꯡꯕ ꯐꯥꯎꯍꯟꯗꯕ ꯁꯤꯒꯤ ꯆꯥꯡꯗ ꯁꯦꯝꯖꯤꯟꯕ ꯉꯝꯃꯤꯕ ꯃꯥꯏꯕ ꯃꯥꯏꯕꯤꯁꯦ ꯀꯌꯥꯃꯨꯛ ꯍꯩꯕ ꯃꯥꯏꯕ ꯃꯥꯏꯕꯤꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯉꯥꯏꯍꯥꯛ ꯉꯥꯎꯔꯨꯔꯦ ꯍꯥꯏꯔꯁꯨ ꯍꯟꯊꯔꯛꯄ ꯀꯣꯡꯒꯥꯏ ꯑꯃ ꯂꯩ ꯂꯧꯒꯦꯁꯨ ꯂꯧꯁꯜꯂꯛꯑꯣ ꯄꯨꯁꯜꯂꯛꯑꯣ ꯂꯩꯃꯤꯟꯅꯔꯁꯤ ꯑꯩ ꯂꯣꯏ ꯌꯥꯔꯦ ꯑꯗꯣ ꯑꯩꯁꯦ ꯁꯨꯛꯌꯦꯡ ꯍꯦꯛ ꯌꯦꯡꯍꯟꯗꯕ ꯉꯝꯕꯒꯩ ꯄꯣꯠꯁꯦꯝ ꯇꯧꯔꯤꯕ ꯅꯨꯄꯤꯁꯦ ꯀꯌꯥꯗ ꯉꯝꯈ꯭ꯔꯕ ꯀꯌꯥꯗ ꯀꯟꯈ꯭ꯔꯕ ꯃꯍꯩꯅꯣꯅꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯣ ꯅꯨꯄꯤꯗꯨꯅꯅꯦ ꯃꯤꯅ ꯂꯣꯏ ꯍꯥꯏꯔꯛꯑꯦ ꯃꯥꯏꯕ ꯃꯥꯏꯕꯤ ꯆꯠꯇꯅ 10,000 10,000 ꯄꯤꯗꯅ ꯖꯟꯇ꯭ꯔꯒꯁꯦ ꯈꯨꯌꯥꯝ ꯑꯃꯅꯦꯌꯦ ꯁꯤꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯝ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕꯀꯣ ꯑꯗꯩꯗꯤ ꯅꯣꯡꯃ ꯑꯃꯅ ꯃꯥꯁꯤꯅ ꯀꯧꯕ ꯆꯠꯄ ꯃꯆꯥꯅꯨꯄꯥꯁꯦ ꯆꯪꯉꯨ ꯌꯥꯗ꯭ꯔꯦ ꯍꯥꯏꯌꯦꯕꯀꯣ ꯊꯣꯡꯒꯥꯟꯗ ꯂꯩꯍꯧꯔꯦ ꯍꯥꯏꯌꯦꯕ ꯑꯗꯨꯁꯨꯅꯦ ꯃꯆꯥꯅꯨꯄꯥꯁꯦ ꯑꯩꯗꯤ ꯆꯠꯂꯣꯏ ꯃꯥ ꯀꯧꯕꯗꯤ ꯍꯥꯏꯕ ꯃꯥꯅꯗꯤ ꯃꯆꯥꯗꯨ ꯄꯨꯔ ꯆꯠꯂꯒꯗꯤ ꯃꯆꯥꯗꯨ ꯎꯕꯗ ꯂꯥꯛꯀꯗ꯭ꯔꯥ ꯅꯨꯡꯁꯤꯗꯅꯅꯦ ꯄꯨꯔ ꯆꯠꯄ ꯅꯪꯒꯤ ꯗꯥꯛꯇꯔꯗꯣ ꯆꯦꯛ ꯆꯠꯄꯅꯦ ꯍꯥꯏꯖꯜꯂꯦꯌꯦ ꯃꯆꯥꯅꯨꯄꯥ ꯅꯥꯕꯩ ꯗꯥꯛꯇꯔ ꯆꯠꯈꯤꯕ ꯆꯦꯛ ꯆꯠꯄꯅꯦ ꯍꯥꯏꯖꯜꯂ ꯆꯠꯄ ꯑꯗꯨ ꯃꯄꯥꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥꯁꯤꯗ ꯑꯩꯈꯣꯏ ꯕꯕꯥꯅ ꯚꯔꯥꯗ ꯂꯩꯕꯒꯤ ꯃꯄꯥ ꯌꯧꯔꯦ ꯀꯟꯅ ꯊꯧ ꯑꯩ ꯃꯥꯏ ꯃꯁꯛ ꯌꯦꯡꯅꯤꯡꯗꯦ ꯀꯟꯅ ꯊꯧ ꯍꯥꯏꯔꯕ ꯃꯥ ꯈꯥꯝꯃꯕ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯈꯤꯒꯦꯅ ꯑꯩ ꯉꯁꯥꯏꯅ ꯁꯤꯗ ꯆꯠꯇꯣꯏ ꯑꯣꯏꯗꯤ ꯑꯩ ꯂꯥꯛꯑꯣꯏ ꯍꯥꯏꯗ꯭ꯔꯥ ꯏꯃꯥꯅ ꯍꯥꯏꯔꯦꯕ ꯑꯩꯗꯤ ꯆꯪꯉꯣꯏꯅ ꯑꯩ ꯆꯪꯉꯨꯒꯤꯒꯦ ꯅꯪ ꯂꯩꯔꯝꯃꯣꯀꯣ ꯑꯗꯨꯗꯤꯅ ꯍꯥꯏꯔꯒ ꯃꯥꯁꯤꯅ ꯆꯪꯉꯦꯕꯀꯣ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯤꯅ ꯁꯨꯝ ꯃꯌꯥꯝ ꯄꯣꯠꯁꯦꯝ ꯇꯧꯔꯝꯃꯤ ꯖꯟꯇ꯭ꯔ ꯃꯌꯥꯝ ꯁꯤꯔꯝꯃꯤ ꯈꯣꯠꯂꯝꯃꯤ ꯁꯨꯝ ꯍꯥꯏꯔꯛꯄꯁꯤꯗꯅꯦ ꯃꯥꯅ ꯅꯨꯃꯤꯠꯁꯤꯗꯤ ꯌꯦꯡꯒꯦꯅ ꯃꯈ꯭ꯋꯥꯡꯗ ꯃꯌꯥꯝ ꯁꯤ ꯄꯥꯝꯕꯣꯝꯗꯁꯨ ꯍꯥꯏꯕꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒ ꯃꯄꯨꯔꯣꯏꯕꯁꯤꯒꯗꯤ ꯏꯊꯦꯡꯁꯨ ꯊꯦꯡꯅꯗ꯭ꯔꯦꯗꯅꯀꯣ ꯃꯥꯅ ꯐꯨꯔꯤꯠꯁꯦ ꯐꯠ ꯍꯥꯏꯒꯠꯂ ꯌꯦꯡꯕꯅꯦ ꯑꯁ ꯖꯟꯇ꯭ꯔꯁꯦ ꯁꯨꯁꯨꯛ ꯆꯥꯎꯕꯩꯅꯦ 5 ꯄꯔꯦꯡ ꯁꯤꯔꯝꯃꯦ ꯃꯥꯅ ꯖꯟꯇ꯭ꯔꯁꯦ ꯀꯅꯥꯅ ꯁꯤꯕꯤ ꯑꯩꯅ ꯁꯦꯝꯃꯒ ꯖꯟꯇ꯭ꯔ ꯑꯝꯇ ꯁꯤꯌꯣ ꯅꯪ ꯑꯋꯥꯏ ꯅꯨꯄꯤꯁꯦ ꯀꯟꯅ ꯀꯣꯏꯈꯠꯂꯛꯄꯗ ꯃꯥꯁꯨ ꯂꯥꯏ ꯈꯨꯔꯝꯃꯦꯕ ꯁꯤ ꯖꯟꯇ꯭ꯔꯁꯦ ꯁꯤꯍꯜꯂꯣꯅ ꯍꯥꯏꯕꯗ ꯅꯨꯄꯥꯁꯤꯅ ꯁꯤꯌꯨ ꯌꯥꯈꯤꯗꯦꯕ ꯖꯟꯇ꯭ꯔ ꯁꯤꯔꯣꯏ ꯑꯩꯅ ꯑꯗꯨꯒ ꯁꯤꯈꯤꯗ꯭ꯔꯒ ꯍꯧꯖꯤꯛꯅ ꯀꯅꯥꯅ ꯁꯤꯕ ꯖꯟꯇ꯭ꯔꯅꯣ ꯁꯤꯁꯦ ꯂꯧꯊꯣꯛꯅ ꯃꯨꯟꯅꯗꯅ ꯈꯣꯠꯅꯗꯅ ꯃꯕꯥꯏꯅꯁꯦ ꯇꯧꯅꯔꯦꯕꯀꯣ ꯑꯗꯩ ꯃꯨꯟꯅꯗꯅ ꯈꯣꯠꯇꯅ ꯇꯧꯔꯦ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯅꯨꯄꯤꯁꯤꯅꯅꯦ ꯂꯧꯊꯣꯛꯎ ꯌꯥꯗ꯭ꯔꯦ ꯅꯨꯄꯥꯁꯦ ꯑꯗꯩꯗꯤ ꯄ꯭ꯔꯕꯞ ꯆꯦꯟꯁꯤꯜꯂꯒ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣꯗ ꯐꯤꯅꯥꯏꯜ ꯊꯝꯕꯁꯦ ꯋꯥꯁꯔꯨꯝꯗꯩ ꯃꯥꯅ ꯂꯧꯊꯣꯛꯎꯔꯒꯅꯦ ꯅꯪ ꯖꯟꯇ꯭ꯔ ꯌꯥꯝ ꯊꯨꯅ ꯂꯧꯊꯣꯛ ꯅꯠꯇ꯭ꯔꯗꯤ ꯑꯩꯁꯦ ꯐꯤꯅꯥꯏꯜꯁꯦ ꯊꯛꯀꯅꯤ ꯑꯗꯗꯤ ꯊꯛꯀꯅꯨ ꯑꯩ ꯂꯧꯊꯣꯛꯑꯒꯦ ꯍꯥꯏꯔꯒ ꯄꯠ ꯂꯥꯎ ꯀꯛꯊꯠꯂꯒ ꯂꯧꯊꯣꯛꯑꯦ ꯄꯤꯔꯛꯑꯣ ꯖꯟꯇ꯭ꯔꯗꯣ ꯄꯤꯔꯛꯑꯣ ꯑꯩ ꯂꯪꯊꯣꯛꯈꯤꯒꯦ ꯍꯥꯏꯕꯗꯗꯤ ꯑꯃꯨꯛ ꯃꯨꯟꯅꯔꯕ ꯑꯗꯨꯒꯤ ꯑꯃꯨꯛ ꯌꯥꯗ꯭ꯔꯕ ꯅꯪꯅ ꯍꯦꯛ ꯖꯟꯇ꯭ꯔꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎꯅ ꯌꯥꯗ꯭ꯔꯗꯤ ꯑꯩꯗꯤ ꯐꯤꯅꯥꯏꯜꯁꯦ ꯊꯛꯑꯅꯤ ꯍꯥꯏꯕꯁꯦ ꯄꯤꯌꯨ ꯁꯨꯡꯌꯥ ꯌꯥꯗꯗꯅꯅꯦ ꯃꯥꯁꯦ ꯐꯤꯅꯥꯏꯜꯁꯦ ꯊꯛꯑꯕ ꯐꯤꯅꯥꯏꯜꯗꯣ ꯑꯩ ꯅꯨꯄꯤꯁꯦ ꯐꯤꯅꯥꯏꯜ ꯊꯛꯈꯤꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯖꯟꯇ꯭ꯔꯁꯦ ꯄꯤꯔꯒꯦꯅ ꯄꯤꯊꯣꯔꯛꯇ꯭ꯔꯦꯕ ꯅꯪ ꯁꯤꯒꯦꯔꯥ ꯆꯪꯒꯦꯔꯥ ꯑꯩ ꯅꯋꯥ ꯂꯧꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯐꯤꯅꯥꯏꯜꯁꯦ ꯑꯣꯏꯅ ꯊꯛꯀꯠꯂꯛꯑꯕ ꯅꯠꯇ꯭ꯔꯥ ꯊꯛꯑꯦ ꯑꯗꯨꯀꯥꯟꯗꯗꯤ ꯃꯆꯥꯁꯤꯅꯅꯦ ꯀꯩꯅꯣꯁꯦ ꯃꯄꯥꯁꯤꯅ ꯐꯤꯅꯥꯏꯜꯗꯣ ꯊꯛꯈꯤꯕꯗꯩꯗꯤ ꯅꯪ ꯀꯩꯅꯣ ꯀꯩꯅꯣꯅ ꯂꯥꯎꯔ ꯆꯦꯟꯁꯤꯟꯈꯤꯕꯁꯤꯗ ꯃꯆꯥꯁꯨ ꯇꯥꯔꯦꯗꯅ ꯃꯆꯥꯁꯨ ꯆꯦꯟꯁꯤꯜꯂꯛꯑꯕ ꯑꯗꯨꯀꯥꯟꯗ ꯏꯃꯥ ꯅꯪ ꯇꯧꯔꯤꯗꯣꯅ ꯍꯦꯛꯇ ꯃꯆꯥꯁꯤꯅ ꯂꯥꯛꯇꯅ ꯃꯨꯜꯂꯒ ꯂꯪꯊꯣꯛꯑꯦ ꯍꯥꯏꯕ ꯐꯤꯅꯥꯏꯜꯁꯦ ꯃꯆꯥꯁꯤꯅꯅꯦ ꯃꯄꯥꯁꯦ ꯂꯥꯛꯇꯅ ꯃꯊꯕꯥꯛꯁꯦ ꯏꯟꯕꯅꯦꯌꯦ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯅꯪ ꯀꯔꯤ ꯑꯩꯈꯣꯏꯁꯦ ꯀꯔꯤ ꯑꯣꯏꯅ ꯎꯏ ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣꯅ ꯍꯦꯛꯇ ꯑꯉꯥꯡꯁꯤꯅ ꯃꯄꯥꯁꯤꯗ ꯉꯥꯡꯕꯁꯦꯀꯣ ꯑꯗꯨꯒꯗꯤ ꯑꯉꯥꯡꯁꯤꯅ ꯇꯧꯔꯀꯥꯟꯗ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯈꯔꯗꯤ ꯊꯛꯎꯔꯒ ꯑꯩꯈꯣꯏꯒꯤ ꯑꯣꯠꯊꯣꯛꯈꯤꯕ ꯌꯥꯝꯗꯤ ꯊꯧꯍꯧꯗ꯭ꯔꯦꯕ ꯑꯗꯩꯗꯤ ꯒꯥꯔꯤꯗꯤ ꯑꯗꯨꯝ ꯊꯧꯕ ꯉꯝꯃꯦꯕ ꯐꯤꯅꯥꯏꯜꯅꯤꯅꯀꯣ ꯑꯗꯨꯒ ꯊꯧꯔꯒ ꯃꯄꯤꯁꯦ ꯇꯥꯔꯒ ꯁꯨꯡꯂꯦꯞꯇꯅ ꯃꯌꯨꯝꯐꯧ ꯀꯞꯄ ꯒꯥꯔꯤ ꯊꯧꯔ ꯍꯜꯂꯛꯑꯦ ꯍꯥꯏ ꯑꯗꯩ ꯃꯆꯥꯁꯤꯅꯅꯦ ꯍꯦꯛ ꯀꯞꯄꯒꯅꯦ ꯃꯣꯏ ꯀꯩꯅꯣꯗꯨꯗ ꯃꯃꯥꯆꯧꯕꯤꯗꯣ ꯑꯗꯨꯗ ꯃꯥꯆꯧꯕꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯐꯤꯅꯥꯏꯜ ꯊꯛꯂꯛꯑꯦꯅ ꯀꯞꯄꯒ ꯇꯝꯃꯔꯕ ꯑꯗꯩ ꯑꯉꯥꯡꯗꯨꯅ ꯍꯦꯛ ꯌꯧꯔꯛꯄ ꯒꯥꯔꯤꯗꯩ ꯆꯦꯟꯊꯈ꯭ꯔꯒ ꯃꯃꯥꯗꯨꯁꯨ ꯆꯦꯟꯁꯤꯜꯂꯒ ꯃꯌꯨꯝ ꯐꯃꯨꯡ ꯇꯨꯝꯈ꯭ꯔꯕ ꯑꯗꯩ ꯃꯥꯆꯧꯗꯨꯅ ꯄ꯭ꯔꯕꯞ ꯆꯪꯉꯒ ꯅꯪ ꯐꯤꯅꯥꯏꯜ ꯊꯛꯑꯁꯦ ꯆꯨꯝꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯅꯪ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯌꯥꯔꯣꯏꯅ ꯗꯥꯛꯇꯔꯗ ꯇꯦꯡꯊꯣꯛꯅꯗꯅ ꯈꯣꯠꯇꯣꯛꯅꯗꯅ ꯇꯧꯔꯨꯏ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯐꯥꯎꯒꯤ ꯆꯥꯡ ꯊꯧꯗꯣꯛꯁꯦ ꯊꯣꯛꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯏ ꯅꯨꯄꯤ ꯅꯨꯡꯁꯤꯕꯁꯦ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ ꯑꯗꯩ ꯃꯥꯁꯨ ꯑꯩ ꯌꯨꯝ ꯃꯨꯠꯂꯒꯗꯤ ꯆꯠꯂꯔꯣꯏ ꯍꯜꯂꯛꯄꯤ ꯃꯤꯡꯊꯣꯟꯗꯤ ꯐꯪꯉꯔꯣই ꯑꯩꯅ ꯂꯥꯜꯂꯀꯥꯟꯗ ꯑꯩꯅ ꯑꯣꯛꯇ ꯂꯤꯆꯠ ꯑꯃ ꯆꯠꯂꯨꯔꯦ ꯁꯥꯒꯩꯁꯤꯗ ꯑꯩꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤꯗ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯑꯩꯅ ꯑꯀꯥꯏꯕ ꯑꯃ ꯇꯧꯔꯨꯔꯦ ꯍꯥꯏ ꯀꯥꯟꯗ ꯑꯩ ꯍꯟꯒꯗꯝꯃꯤ ꯑꯩꯅ ꯀꯥꯏꯈꯤꯗꯦ ꯑꯩꯅ ꯂꯥꯟꯈꯤꯗꯦ ꯑꯩꯒꯤ ꯏꯔꯝꯆꯠꯅ ꯑꯃꯛꯄꯐꯧ ꯇꯧꯈꯤꯗꯦ ꯑꯗꯨꯅ ꯑꯩ ꯆꯠꯐꯝ ꯊꯣꯛꯇꯦꯅ ꯃꯥꯁꯨ ꯂꯩꯔꯦꯕ ꯑꯗꯩꯗꯤ
ꯀꯩꯅꯣ ꯇꯧꯔꯦ ꯑꯃꯨꯛ ꯈꯪꯅ ꯍꯟꯗꯛꯀꯤ ꯍꯦꯛ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯁꯤꯗ ꯑꯌꯨꯛꯇ ꯃꯥꯅ ꯍꯥꯏꯕꯖꯥꯠꯅꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡ ꯅꯤꯅꯤ ꯋꯥꯠꯂꯤꯉꯩꯗ ꯆꯥꯛꯀꯧꯕ ꯊꯤꯟꯕ ꯂꯥꯛꯑꯣꯅ ꯃꯥꯗꯤ ꯅꯨꯄꯥꯁꯤꯅ ꯐꯅꯌꯥꯝ ꯁꯣꯏꯔꯕꯧꯗꯅꯦ ꯃꯥꯅ ꯑꯗꯨꯝ ꯀꯧꯖꯔꯕꯅꯦꯕ ꯊꯤꯟꯕ ꯂꯥꯛꯑꯣ ꯆꯥꯛꯀꯧꯕꯅ ꯑꯗꯨꯒꯗꯤ ꯑꯌꯨꯛꯇ ꯐꯣꯟ ꯇꯧꯔꯛꯑꯦ ꯃꯃꯥꯟꯅꯕ ꯑꯃꯅ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥꯟꯅꯕ ꯑꯁ ꯑꯩꯈꯣꯏ ꯕꯣꯁꯅ ꯑꯣꯔꯗꯔ ꯑꯃ ꯇꯥꯎꯊꯔꯛꯑꯦꯅꯦ ꯀꯩ ꯑꯣꯔꯗꯔꯅ ꯅꯪ ꯆꯥꯛꯀꯧꯕ ꯊꯤꯜꯂꯣ ꯍꯥꯏꯅꯦ ꯑꯩꯅ ꯀꯔꯤ ꯑꯩ ꯅꯨꯄꯥ ꯂꯩꯅ ꯅꯪ ꯀꯩꯗꯧꯕꯩ ꯊꯤꯟꯗꯣꯏꯕ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯕꯅꯤ ꯃꯥꯗꯤ ꯃꯄꯥꯟꯗ ꯂꯩ ꯍꯥꯏ ꯃꯥꯒꯤ ꯒꯥꯔꯤꯁꯨ ꯌꯥꯗꯗꯅ ꯂꯩꯍꯧꯔꯦ ꯑꯗꯨꯅ ꯑꯩ ꯒꯥꯔꯤꯗ ꯑꯝꯇ ꯆꯠꯂꯒ ꯊꯤꯟꯕꯤꯔꯨꯁꯣꯅ ꯍꯧꯖꯤꯛ ꯐꯣꯟ ꯇꯧꯔꯛꯄꯒꯤꯅꯦ ꯑꯩꯅ ꯇꯧꯔꯛꯏꯁꯦ ꯅꯪꯉꯣꯟꯗ ꯅꯪ ꯒꯥꯔꯤꯗ ꯑꯩ ꯇꯣꯡꯉ ꯆꯠꯂꯒ ꯃꯥꯅ ꯑꯃꯨꯛ ꯕꯗꯅꯥꯝ ꯄꯤꯒꯦ ꯍꯥꯏꯔ ꯑꯩꯁꯦ ꯕꯗꯅꯥꯝ ꯄꯤꯔꯒ ꯇꯥꯟꯊꯣꯛꯀꯦ ꯍꯥꯏꯔ ꯕꯗꯅꯥꯝ ꯑꯃꯐꯥꯎ ꯄꯛꯇ꯭ꯔꯤꯕ ꯑꯩꯁꯦ ꯍꯥꯏꯗꯅꯅꯦ ꯊꯤꯅ ꯉꯥꯡꯈꯤꯌꯦ ꯃꯇꯨꯡ ꯃꯅꯥꯎ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯨ ꯅꯪ ꯉꯥꯎꯕ꯭ꯔꯥ ꯃꯤꯒꯤ ꯅꯨꯄꯤ ꯑꯃꯕꯨ ꯍꯦꯛꯇ ꯊꯤꯜꯂꯣ ꯍꯥꯏꯔꯒ ꯅꯪꯅ ꯍꯦꯛꯇ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏ ꯀꯩꯒꯤꯅꯣ ꯀꯥꯏꯗꯩꯅꯣꯗ ꯌꯥꯔꯣꯏ ꯅꯪ ꯅꯨꯄꯤꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯊꯤꯟꯗꯣꯏꯅꯣ ꯅꯪ ꯍꯩꯇ꯭ꯔꯥ ꯃꯥꯅ ꯑꯥꯗ ꯂꯝꯗ ꯂꯩꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯗꯣ ꯑꯗꯨꯒꯨꯝꯕ ꯑꯣꯏꯅ ꯎꯕ꯭ꯔꯥ ꯑꯩꯁꯦꯅ ꯃꯥꯅ ꯊꯤꯅ ꯉꯥꯡꯒꯦ ꯍꯥꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯄꯦꯟꯗꯅ ꯍꯧꯖꯤꯛ ꯐꯥꯎꯁꯦ ꯃꯥꯁꯦ ꯂꯩꯔꯤ ꯃꯥꯏ ꯅꯨꯄꯥꯒꯤ ꯑꯌꯨꯛꯀꯤ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯍꯥꯞꯇꯅ ꯊꯤꯗꯅ ꯃꯥꯏ ꯅꯨꯄꯥꯁꯦ ꯍꯜꯂꯛꯄ ꯉꯥꯏꯗꯅ ꯂꯩꯔꯤ ꯑꯗꯣ ꯃꯥꯅ ꯍꯥꯏꯔꯦꯕ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯀꯅꯥꯅꯅꯣ ꯑꯩꯒꯤ ꯏꯐꯝꯗ ꯁꯤꯟꯅꯕ ꯉꯝꯗꯣꯏꯁꯦ ꯍꯥꯏꯔꯦꯕ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯅ ꯃꯥꯁꯦ ꯑꯩꯁꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯣ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯌꯨꯝ ꯄꯥꯜꯂꯛꯈꯤꯕꯅꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯩ ꯌꯨꯝ ꯄꯥꯟꯃꯤꯟꯅꯅꯤꯡꯉꯤ ꯑꯗꯣ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤ ꯃꯁꯦꯟ ꯃꯔꯛꯇ ꯃꯥ ꯑꯃꯅ ꯅꯪ ꯅꯨꯄꯤ ꯂꯩꯕ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯣꯅ ꯍꯥꯏꯕꯤꯔꯛꯑꯒꯗꯤ ꯉꯥꯎꯅꯤꯡꯕ ꯂꯩꯔꯁꯨ ꯑꯩ ꯅꯨꯄꯥꯁꯦ ꯉꯥꯎꯔꯣꯏ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯇꯥꯅꯤ ꯑꯗꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯀꯌꯥꯅ ꯌꯨꯝ ꯊꯨꯒꯥꯏꯔꯛꯑꯒ ꯃꯥ ꯄꯥꯝꯍꯟꯈ꯭ꯔꯒ ꯃꯤꯒꯤ ꯏꯃꯨꯡꯒꯤ ꯅꯨꯄꯤ ꯀꯌꯥꯅ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯇꯧꯕ ꯅꯨꯄꯤ ꯃꯁꯦꯜ ꯑꯩꯈꯣꯏꯁꯦ ꯍꯥꯟꯅ ꯑꯝꯇꯗꯤ ꯑꯩꯈꯣই ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯤ ꯁꯨꯃꯥꯏꯅ ꯇꯧꯅꯔꯣꯏꯁꯤ ꯉꯁꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯥꯛꯏꯁꯦ ꯅꯨꯄꯥꯅ ꯉꯥꯎꯕ ꯍꯥꯏꯁꯦ ꯑꯣꯛꯀ ꯁꯟꯒ ꯉꯥꯎꯃꯤꯟꯅꯔꯨꯕ ꯅꯠꯇꯦ ꯃꯥꯅ ꯀꯣꯏꯗꯣ ꯁꯟ ꯅꯠꯇꯦ ꯏꯔꯣꯏ ꯅꯠꯇꯦ ꯅꯨꯄꯤꯅꯦꯕ ꯀꯣꯏꯒꯤꯗꯣꯏꯕ ꯉꯥꯎꯒꯗꯣꯏꯕ ꯅꯨꯄꯤꯗꯨꯅ ꯌꯥꯗ꯭ꯔꯒꯗꯤ ꯅꯨꯄꯥ ꯀꯅꯥꯝ ꯉꯥꯎꯕ ꯉꯝꯃꯣꯏꯕ ꯑꯗꯨꯅ ꯅꯨꯄꯤ ꯃꯁꯦꯜ ꯑꯩꯈꯣꯏ ꯑꯝꯇꯗꯤ ꯁꯨꯝꯕ ꯆꯩꯅꯥꯁꯦ ꯄꯤꯅꯔꯣꯏꯁꯤ ꯅꯨꯄꯤ ꯃꯁꯦꯟ ꯑꯗꯣ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯀꯅꯥꯅꯅꯣ ꯑꯝꯇꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯟꯅꯕꯤꯌꯨ ꯏꯃꯥ ꯏꯆꯥꯒꯤ ꯑꯩꯈꯣꯏ ꯍꯥꯟꯅꯩ ꯄꯨꯟꯁꯤꯗꯧꯅ ꯃꯥꯅ ꯐꯅꯌꯥꯝ ꯉꯥꯎꯔꯨꯔꯁꯨ ꯑꯃ ꯇꯧꯔꯨꯔꯁꯨ ꯑꯩ ꯈꯥꯏꯅꯔꯒꯁꯨ ꯏꯆꯨꯛ ꯆꯨꯛꯊꯔ ꯂꯩꯅꯤꯡꯗꯦ ꯈꯥꯏꯅꯔ ꯅꯨꯄꯥ ꯑꯇꯣꯞꯄꯗꯁꯨ ꯌꯨꯝ ꯄꯥꯟꯅꯤꯡꯗꯦ ꯑꯩꯒꯤ ꯅꯨꯄꯥꯁꯤꯒꯤ ꯃꯍꯨꯠꯁꯦ ꯀꯅꯥꯒꯨꯝꯕ ꯑꯝꯇꯅ ꯁꯤꯟꯕ ꯉꯝꯃꯣꯏ ꯑꯗꯨꯒ ꯅꯥꯈꯩ ꯑꯃ ꯁꯦꯡꯅ ꯑꯩ ꯂꯨꯈꯥꯕꯤ ꯑꯣꯏꯔꯒꯅ ꯑꯣꯏꯖꯔꯦ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯅ ꯍꯥꯟꯅꯒꯤ ꯌꯨꯝꯕꯥꯟꯗꯨꯗ ꯃꯥꯅ ꯐꯅꯌꯥꯝ ꯁꯣꯏꯔꯨꯔꯁꯨ ꯉꯥꯎꯔꯨꯔꯁꯨ ꯂꯥꯜꯂꯨꯔꯁꯨ ꯑꯩ ꯉꯥꯛꯆꯒꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯦ ꯑꯝꯇꯗꯤ ꯁꯤꯟꯅꯕꯤꯌꯨ ꯑꯗꯨꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯏꯆꯥꯁꯤꯒ ꯇꯧꯔꯒ ꯑꯩꯈꯣꯏ ꯑꯝꯇꯗꯤ ꯍꯥꯟꯅ ꯌꯨꯝꯕꯥꯟꯗ ꯄꯥꯟꯖꯒꯦ ꯃꯈꯥ ꯇꯥꯕ ꯏꯆꯥ ꯄꯣꯛꯇꯅ ꯈꯣꯠꯇꯅ ꯑꯝꯇꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯦ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯤꯌꯨ ꯁꯤꯅꯦꯕ ꯃꯥꯅ ꯂꯤꯔꯝꯃꯤꯕ ꯋꯥꯔꯤꯁꯦ ꯁꯤ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯨꯗꯣꯏꯅꯣꯕ ꯁꯤ ꯀꯔꯝꯕ ꯂꯨꯞꯅ ꯐꯥꯔ ꯅꯨꯄꯥꯗꯣ ꯄꯤꯔꯨꯗꯣꯏꯅꯣ ꯂꯨꯞ ꯃꯌꯥꯝ ꯆꯠꯂꯦ ꯐꯥꯔ ꯄꯤꯔꯦꯅ ꯈꯜꯂꯁꯤꯀꯣ ꯅꯪ ꯁꯨꯃꯥꯏꯅ ꯇꯧ ꯌꯥꯕ꯭ꯔꯥ ꯉꯥꯡꯗꯅ ꯆꯩꯗꯅ ꯄꯨꯂꯤꯁꯅ ꯑꯣꯏꯔꯁꯨ ꯀꯧꯈꯠꯂꯒ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯇꯧꯔꯒ ꯀꯣꯔꯠꯅ ꯑꯣꯏꯔꯁꯨ ꯅꯨꯄꯤꯁꯤꯅ ꯀꯥꯎꯟꯁꯤꯂꯤꯡ ꯑꯃ ꯇꯧꯕꯤꯌꯨ ꯑꯩ ꯅꯨꯄꯥꯁꯦ ꯁꯨꯃꯥꯏꯅ ꯆꯠꯈ꯭ꯔꯦꯅ ꯋꯨꯃꯦꯟ ꯀꯃꯤꯁꯟꯗ ꯑꯣꯏꯔꯣ ꯀꯅꯥꯗꯅꯣ ꯃꯥꯅ ꯇꯥꯛꯑꯁꯦꯕꯀꯣ ꯑꯗꯨꯏꯁꯨ ꯅꯣꯡꯃꯗꯨꯒꯤꯗꯤ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯆꯠꯂꯨ ꯅꯪ ꯅꯨꯄꯤꯁꯤꯒ ꯂꯩꯃꯤꯟꯅꯧ ꯍꯥꯏꯕꯗ ꯃꯥ ꯆꯪꯉꯛꯑꯝꯕ ꯌꯥꯏ ꯃꯤꯗꯨꯕꯨ ꯁꯨꯝ ꯀꯣꯔꯠꯅ ꯄꯨꯂꯤꯁꯅ ꯂꯨꯞꯅ ꯁꯨꯝ ꯁꯦꯟꯅ ꯉꯝꯕ꯭ꯔꯥ ꯁꯨꯝ ꯉꯝꯕ꯭ꯔꯥ ꯅꯨꯡꯇꯤꯒꯤ ꯁꯪꯉꯒ ꯅꯣꯏꯅꯤ ꯂꯩꯃꯤꯟꯅꯒꯗꯕꯅꯦꯅ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯗꯗꯤ ꯎꯄꯥꯏ ꯂꯩꯇꯦꯕ ꯈꯨꯔꯝꯃꯁꯨꯅꯦ ꯈꯨꯔꯝꯖꯔꯒꯦ ꯀꯣ ꯈꯨꯔꯝꯖꯔꯒꯦ ꯅꯆꯦꯅ ꯏꯕꯨꯡꯉꯣ ꯅꯪꯅ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯇꯥꯔꯗꯤ ꯅꯪꯒꯤ ꯅꯨꯄꯤꯗꯨꯒꯅꯦ ꯆꯪꯁꯜꯂꯒ ꯅꯪꯅ ꯉꯥꯎꯔꯨꯕ ꯀꯌꯥꯗꯣ ꯅꯨꯄꯥꯅꯤ ꯂꯣꯏ ꯉꯥꯛꯑꯒꯦ ꯍꯥꯏꯔꯦ ꯅꯪ ꯅꯆꯥꯒ ꯑꯝꯇꯗꯤ ꯅꯆꯥ ꯃꯈꯥ ꯇꯥꯕ ꯄꯣꯛꯇꯅ ꯐꯖꯅ ꯄꯥꯟꯃꯤꯟꯅꯧ ꯅꯪꯒꯤ ꯏꯕꯦꯝꯃꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯊꯃꯣꯏ ꯆꯥꯛꯑꯕꯅꯤ ꯅꯪꯅ ꯌꯥꯝꯅ ꯄꯥꯝꯅ ꯅꯨꯡꯁꯤꯅ ꯂꯧꯖꯔꯛꯈꯤꯕ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯅ ꯇꯣꯏꯂꯦꯠ ꯆꯪꯕꯐꯥꯎ ꯐꯣꯟ ꯊꯝꯒꯦ ꯌꯥꯗꯒꯩ ꯂꯧꯔꯛꯈꯤꯕ ꯏꯕꯦꯝꯃꯗꯣ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯆꯥꯛꯑꯕꯅꯤ ꯅꯪ ꯑꯝꯇꯪꯗꯤ ꯌꯨꯝꯗ ꯆꯪꯉ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯌꯨꯀꯣ ꯅꯆꯥꯒꯤ ꯈꯜꯂꯒ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯈꯜꯂꯒ ꯑꯗꯨꯒ ꯂꯝꯒꯤ ꯅꯨꯄꯤ ꯅꯪꯅ ꯃꯤꯒꯤ ꯅꯨꯄꯥꯗꯣ ꯐꯥꯖꯤꯜꯂꯒ ꯅꯪꯒ ꯑꯗꯨꯝ ꯂꯣꯏꯅꯗꯅ ꯂꯩꯔꯤꯕꯗꯣ ꯃꯤ ꯅꯨꯄꯤ ꯌꯦꯡꯍꯟꯗꯒꯩ ꯅꯪꯁꯨ ꯏꯕꯦꯝꯃ ꯅꯆꯥꯗꯣ ꯌꯣꯛꯑ ꯂꯩꯌꯨ ꯅꯪ ꯅꯨꯄꯥꯗ ꯅꯪꯅ ꯌꯨꯝ ꯄꯥꯟꯒꯦ ꯍꯥꯏꯔꯒꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯂꯩꯇꯕꯗ ꯄꯥꯜꯂꯨ ꯃꯤꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯔꯒ ꯅꯪꯅ ꯐꯥꯔꯒꯅꯦ ꯅꯨꯄꯥꯁꯤꯅ ꯑꯩ ꯄꯥꯝꯕꯤꯔꯦꯅ ꯃꯨꯛꯇꯅ ꯂꯩꯔꯤꯗꯣ ꯇꯨꯀꯠꯆꯩ ꯃꯤꯒꯤ ꯅꯨꯄꯥꯗꯣ ꯊꯥꯗꯣꯛꯈꯣ ꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯁ ꯌꯥꯝ ꯊꯃꯣꯏ ꯆꯥꯛꯏ ꯃꯤꯒꯤ ꯅꯨꯄꯤꯗꯣ ꯍꯧꯖꯤꯛ ꯀꯥꯔꯦ ꯃꯁꯥꯗꯣ ꯄꯨꯡꯀꯥ ꯀꯥꯔꯦ ꯂꯧꯗꯅ ꯀꯥꯕ ꯍꯥꯏꯗꯣ ꯑꯗꯨꯅꯤ ꯅꯥꯈꯩ ꯑꯃ ꯁꯦꯡꯅ ꯃꯩ ꯆꯥ ꯀꯥꯒꯦꯅ ꯐꯩ ꯍꯤꯡꯅ ꯀꯥꯔ ꯂꯩꯕꯅꯦꯕ ꯁꯤꯒꯤ 24 ꯑꯋꯥꯔꯁꯦ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯁꯤꯒꯤ ꯃꯤꯁꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯣꯏꯅꯣꯕ ꯀꯥꯎꯊꯣꯛꯄꯁꯨ ꯉꯝꯗꯕ ꯑꯗꯩꯗꯤ ꯃꯌꯨꯝꯗ ꯆꯠꯈꯤꯒꯦꯁꯨ ꯉꯝꯗꯕꯤ ꯑꯗꯩ ꯌꯨꯝꯗꯣ ꯃꯨꯠꯂꯒ ꯆꯠꯈ꯭ꯔꯒ ꯅꯨꯄꯤꯗꯣ ꯄꯨꯁꯜꯂ ꯂꯩꯍꯧꯕꯁꯨ ꯃꯥꯅ ꯃꯊ꯭ꯋꯥꯏ ꯆꯥꯛꯄꯤ ꯃꯥꯅ ꯌꯨꯝꯗꯨꯗ ꯂꯩꯔꯦ ꯅꯨꯄꯥꯗꯣ ꯌꯥꯎꯗꯕꯅꯤꯅ ꯅꯨꯡꯉꯥꯏꯕꯝꯁꯨ ꯈꯪꯗ ꯑꯗꯩ
matai masegina nungai hingon suminadana mayum pale manau pigina magina nupado yaudana na khai mek sengna ne mai nupado accident ho siramma adune kalak pen kada lukhabi odi ka su haningai leite dana lukhabi oi jabani yam nungai te yam chatina nungai te hoji kari ba sai ba magine wari ni mathamoi manung dei phuktu oga ne kappaga mi duna ne mamite mapi che hobudai loibo kangdana liram magane matha masa to pung sok tharaga ni mana chakri da sibu haunari braba hoji hingi bada haugi bada sunata ba yam nungai te ko yam sathina nungai te aduna ne nupi leiba nupa su ne nupi koi biranu smai loina lei biranu adai mu ne nupi su ne mi gi nupi leiba nupa koi biranu ko amtadi sije ai sa da sa su nungai bang khangoi ko isa da sakte pande ai di nungai ri ai isa di nungai ri mi gi ai khangde hai be wari du tokna ra je ba yam thina nungai te sigi wari jima se loi sanjage ai aktang break lawra mu le jag mani ya machum bani miyo begi punsi sida awa nungai haina mayam sina lenaba sida ekhoi gi yumba lon thugai ba yumba lon sida ekhoi gi apan mapi ba ayat papi basina yum amagi yum si pura haibdi miyo base pura ekhoi gi lekhata na wakhan se budhilok sing thohandana lehendaba akhoi kaya amasu kano tawri bani aduna ekhoi kitang gyan tamina ba haibasi yamna maru oibra haina thamjaningi ngasi ojana thambiri ba akhoi wari ani se mayam sungso sodana comments ama mamsu pibira o aduga hauki hairi ba ani suba wari sida ojana thambiri base ekhoi isa na su gyan taraga mi gi akai ba ma tawba haibase ekhoi su dumak akai ba haibase lakadabani ekhoi matam kharagi khaktani aduna ekhoi se gyan taminaraga soiruragrasu ekhoi gi soirurabdu realize tawraga ekhoi na dubu ngakna senaraga ekhoi gi amaga yasanaba puraklaga afaba haibaduma afaba wakhalon afaba chanalichat afaba ekhoi gi sadharonda laknabagi maikaida mayamdo ekhoi gi mai onsen minasi haibasi mathamjaraga matang asida break macha amtang lominasi Nurse speaking out of my order. I don't know the reggae. Send Yamna Havidai. Tolop Sabiam Napamadai. Nangi Tolopto. I in a pin. Nandi Kiki. Arroy Boyna, Magis Manning took the Sanona Yakibani. Tazadri. I know Tazadri. She's a photo that you're waking over. What do you mean? I know. I did. We do the va. Upon Tologano, what in outside here? Kaido Minonang Sideri. Angang Masangam de Vilaini. Angang Dominisi. Nang Hay Winding Moiko, took Saraga Dumlayuna. Ya, the Tiny. Dr. Nurse has about the mom, they say. Amako Kalatana. Yes, my tongue's an idea, Nanjo. Penum South is an agreed Bundaba. Keva. As Nang City. Say. Kanano ne Shivo. Pam ring. Kanano ne Pazakrida. Nupido le Savi. Imungida Pakanga Igatane. Imoro Hide Regidana. I hear my pagilams of Hamdicam Doba. Moitas was saying Mundani. I order a morning hingisi. No doctor nurse must send him what on over. I depam the Kangava. Nurse speaking out of my order. I don't know the reggae. Send Yamna Havidai. Tolop Sabiam Napamadai. Nangi Tolopto. I in a pin. I in the host and support Lekadam. Sell by the million music to the Torin and Nangisa. Nangi Makad Hingi Rice.
Break matung na mayam bo amuka na taram na okchari mayam na yengbiri ba khoi po media na series 9 na mayam gi damakta every Wednesday amadi Saturday puthokchari ba Crime Diaries humphumari suba episode yengbiri ba singbu hanna thagachari loina अखोई की ब्रेक की मांगदा ओजाना थंबी की बारी अनि दु याम मरु ओइब्रा हैना थमजनिंगी अदुगा अहान बारी अनि सुबा बारी दुगी मयाम की कमेंट्स मयाम की अखोई की वखलोन दुमा फोंदोक मिनरगा मयाम सी कमेंट्स पाबदगी ज्ञान तामिनबो ओइबा याबा वखलोन कयामा पुथोपियो हैना थमजगे ब्रेक की मखा चथजरपसी ओजादा मुका सिनजगे ओजागी मथंगी वारी लोबिसे हजकी ब्रेक ममांगी वारी दो अदुना मागी नुपाना नुपी कोई वारक पियो हाबजे लांगमनदना अखोइजु फोन तौनी ngaktui ngang sum tawbudi ngamponte koina chalubju ngamponte aduna handakti lalam tawrani ye nupi masen gi lanjao thonglani handak lalam thengnalani koina lan thadorani hoi mai nupa nupi koi haiba mayam je punjal laga aina WhatsApp group am semani aduga ne koi diba nupi je nupi mayam je chalhalani sattingai da pholan tawhallani e chi phajana thado natraga di akhoi mayam lakani na aduga chatlaga ne मीगी मागी लेकाई मेरा पाइबी क्लब तो हायलनी सागै नातै ममा पा तो हायलनी बा सुमाइना इ नुपा कोइना रे माजे म्याम नम त ज्ञान ताहन बियोना तागी सोम ददि माइ नुपा दुदि फुरो वारो उबदि माइ नुपि नंगम बनते अदै मोइ सागै नातै दुना जु फुबि वारक पिया द मीगी दि नुपा दु सागै नातै निना माइ सागै नुपा दुगी मखुरा मतोन मयाम्बा गगै दुना कैसु ngang बियु चै बियु वारक पियु या देबा नुपि दुदि मा मथन्द नुपा दि मयम द मयम पालो दोइ मिनत्रा अदुना दि कोइ नुपि मसेन गे ओइबा कैनोम सेम ददि सुचु या यारोय इहोमा आई दा थेंगनाबदो मा मसागी नुपाजे नुपी कोइरे माजे ngaure मागुम्बा नुपी यांखै जामा दो ngaउबा मानबा मयाम दो पुंजन बिरानेबा ngaउबा मानबा मयाम दो थादोरा अनेबा चखाइरा अनेबा लेथेंग फंगबा गैदो चखाइरा अनि नुपी गा लान थेंगनारानी कोइगी लमचत साजा चुमजाबा बापुरोइबगी सेबा तोरगा लैजाबा नुपीगा lamgi nupi migi nupi laiba nupa koinaraga ngangnaraga laiba nupiga siani je lalam thengnara ani ko semani channabi ma lagadi akaba se lagto ni mathang thabak se paikhala adabani kaigumba khara di tawra adabani adumaina thadora kandadi adudi moina nganghallani chaihallani phone tawsallalani adudi nupi do koigi kayo lecha sajat phajaba yumgi nupi mayam duga lamgi nupi jingduga thengna hallaneba mayam duna phone tawsallan bada chatlaga ngang halubada ade mai sagai na tai junu wara kharaneba migi nupi leibuga koi kai ginona moina sanari balila mayam je admaina ama nupi ga thengna handradi ne nupa du da de koina phuru ba wara ubado ngang ubada sairubda horendi nangna du takpa lup takpa ngang halakpa no oina nupi don jala phureba adu nupi masel oina gyan taminaba koi lupna ju som thengna ngamaroi mayam je akoi ju ta hi ngamaktre ba inu pa nupi koire ju chu mai nupa nupi koi beni na home da isi em ngai nau pi ng leidi ba makok sak tana khoi tok ju chaw saugat le na ne home da ko tha ge leidi ba kau bala me lo bala me chalu ya koi ju lai thom sam khara haire ba pura koi dre nupi do koi ba ngam koi da bangam ani hai kan da lo la on hai gre ba moina jo chalu ni adum tawroi khol roi ani yogi ba phol wai sa ne hai re kara chalabani home ipam chatagai home je la ije ai aroi boina la bani yenga gena thado ngame hanjanaraji ngamdre koija gro hai re ba ko moju pai letramina aduna smaina nupi masen khara thengnarani WhatsApp group se aina hojikti ai gi team kala jo aina semgat le ko semgat lai thandana thabak se loi ngamaktabani na WhatsApp group sem bai khot pai dai nangina sigi kaino jima nangna pairo si group sima aduga sigi phone torok kholak pa nangon da loi la halaga main tawro aina juki kaino jingje mai nupa nupi koi habi group sina aina member am da pahalane ba adai member jo jikti youth khara aina semgat le ba khoi hana laiba jingjidi ahal member ngaktani na sumba phone nungi ka moi di kaino tawjam pon ba case nungi solve tawbagi ne ba ada youth khara semgat laijina aina phone da thabak khara tawna bane ba adai mu khoigi hojik masam kakthatlaga nupa gi saklon da macha yokpa ama ngamuk leigredna ai wai ligredna ama jujik ka man pai saklon logre mayum anirak sure mana palurije han baida masam yawi ani subai di masa yaude khire punsi jida nupai baja se yengjararoi ainabu niyam sumna leiradi ai cha duna hayang ai soidana ai thirakani adu kan dai cha do pakhang phara kan da nupa ju nupa ni ai nupa do di nupi ma soi thirakani han ba nupa do aduna ai thirakani adu kan da ai cha ga ai ga leina ba ai ju paisa sa tanjaraga maru thang yaujaraga ai phi nung kana saraga sida member oina ju thabak su sien ba phi ju sara leiba duga ai ju paisa talaga leijarage ipam da yum macha moi ju ipam gi hingol lei sajaraga ai adum ichan yu al leijage nu pai ba je yengaroi isiena
ꯂꯥꯎꯊꯣꯔꯛꯏꯁꯦ ꯌꯥꯝ ꯐꯔꯦ ꯑꯩ ꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦꯅ ꯈ꯭ꯋꯥꯏꯗꯩ ꯁꯦꯡꯕ ꯃꯐꯝ ꯍꯌꯦꯡ ꯑꯩꯒꯤ ꯏꯆꯥꯅ ꯑꯩꯒꯤ ꯏꯃꯥꯁꯦ ꯀꯗꯥꯏꯗ ꯂꯩ ꯑꯅ ꯊꯤꯔꯛꯄꯗ ꯈ꯭ꯋꯥꯏꯗꯩ ꯁꯦꯡꯕ ꯕꯗꯅꯥꯝ ꯑꯃꯐꯥꯎ ꯄꯣꯛꯑꯣꯏꯗꯕ ꯃꯐꯝꯁꯦ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯗ ꯏꯆꯦꯒꯤ ꯌꯨꯝꯁꯤꯗꯅꯤ ꯏꯆꯦꯒꯤ ꯁꯪꯒꯥꯏꯁꯤꯗ ꯂꯩꯔꯒꯗꯤ ꯀꯅꯥꯝꯇꯅ ꯑꯩ ꯅꯨꯄꯥ ꯃꯌꯨꯝꯅꯁꯨ ꯏꯆꯦ ꯔꯣꯕꯤꯇꯥꯒꯤ ꯃꯅꯥꯛꯇ ꯁꯪꯒꯥꯏꯗ ꯂꯩ ꯍꯥꯏꯗꯤ ꯕꯗꯅꯥꯝ ꯄꯤꯔꯔꯣꯏ ꯑꯩꯅ ꯚꯔꯥꯗ ꯂꯩꯔꯨꯔꯗꯤ ꯕꯗꯅꯥꯝ ꯄꯤꯅꯤꯡꯕ ꯄꯤꯕꯗ ꯑꯩꯅ ꯆꯨꯝꯅ ꯆꯠꯂꯁꯨ ꯑꯩꯅ ꯄꯩꯁా ꯇꯥꯜꯂ ꯚꯔꯥꯗ ꯂꯩꯔꯁꯨ ꯕꯗꯅꯥꯝ ꯄꯤꯔꯛꯀꯅꯤ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯩ ꯁꯦꯡꯕ ꯕꯗꯅꯥꯝ ꯄꯤꯕ ꯉꯝꯃꯣꯏꯗꯕ ꯃꯐꯝ ꯊꯤꯔꯛꯄꯗ ꯏꯆꯦꯒꯤꯁꯤ ꯇꯥꯔꯦ ꯏꯆꯦꯒꯤꯗ ꯂꯩꯖꯔꯒꯦꯅ ꯍꯧꯖꯤꯛ ꯃꯥꯁꯨ ꯃꯁꯝ ꯀꯛꯊꯠꯂꯦ ꯒ꯭ꯌꯥꯟ ꯑꯗꯨꯒ ꯇꯥꯔꯦ. ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯇꯅ ꯖꯦꯀꯦꯠ ꯂꯤꯠꯇꯅ ꯇꯧꯔꯒ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯊꯕꯛ ꯊꯧꯔꯝ ꯃꯤ ꯂꯥꯛꯄ ꯈꯣꯠꯄ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ IS ꯕꯣꯔꯗꯤꯡꯅ ꯀꯣꯡꯕꯒꯤꯁꯦ ꯁꯤ ꯁꯦꯝꯒꯠꯄ ꯁꯥꯒꯠꯄꯒꯤ ꯆꯦꯟꯕ ꯔꯪ ꯅꯨꯡ ꯋꯥꯠꯄ ꯔꯪ ꯇꯩꯕ ꯌꯨꯝꯖꯥꯕꯈꯩ ꯃꯤꯁꯇ꯭ꯔꯤꯈꯩꯅ ꯉꯥꯏꯕ ꯑꯩꯈꯣꯏꯁꯨ ꯅꯪꯅꯔꯛꯇ꯭ꯔꯦꯕ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯅ ꯂꯣꯏ ꯂꯣꯏꯅ ꯌꯥꯎꯁꯜꯂꯦꯕ. ꯉꯔꯥꯡꯒ ꯑꯍꯤꯡꯐꯧꯅꯤ ꯇꯩꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯁꯨ ꯅꯨꯄꯥꯒꯤ ꯁꯛꯂꯣꯟꯗ ꯂꯩꯍꯧꯔꯦ ꯑꯗꯣ IS ꯕꯣꯔꯗꯤꯡꯁꯨ ꯉꯁꯤꯗꯒꯤ ꯁꯥꯇ꯭ꯔꯤ ꯃꯌꯥꯝ ꯂꯣꯏꯅ ꯊꯨꯡꯍꯧꯔꯦ ꯉꯁꯤ ꯊꯥꯡꯖ ꯅꯨꯃꯤꯠ ꯄꯨꯔꯅꯤꯃꯥ ꯀꯣ 35ꯅꯤ ꯄꯥꯟꯕ ꯂꯣꯏꯅ ꯊꯨꯡꯍꯧꯔꯦ ꯁꯥꯇ꯭ꯔꯤ ꯃꯌꯥꯝ ꯊꯤꯟꯅꯔꯛꯇꯅ ꯉꯁꯤꯁꯦ ꯀꯣꯏ ꯂꯥꯡꯉꯤꯁꯦ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯉꯁꯤꯁꯦ ꯏꯟꯖꯥꯡꯁꯨ ꯑꯩꯈꯣꯏꯗꯤ ꯕꯣꯔꯗꯤꯡꯒꯤꯗꯤ ꯆꯥꯛꯁꯦ ꯄꯨꯡ 6 ꯁ꯭ꯋꯥꯏꯗ ꯉꯟꯅ ꯆꯥꯏꯗꯅ ꯑꯗꯣ ꯃꯣꯏꯁꯨ ꯃꯌꯨꯝꯗꯩ ꯊꯤꯜꯂꯛꯄꯩ ꯄꯣꯠ ꯆꯩ ꯂꯩꯕ ꯈꯣꯠꯄ ꯑꯉꯥꯡꯈꯩꯁꯨ ꯆꯥꯛꯉꯟ ꯆꯥꯔꯒ ꯂꯥꯛꯅꯕꯩ ꯋꯥꯅꯕ ꯑꯗꯣ ꯉꯥ ꯑꯃ ꯊꯣꯡꯉꯦ ꯌꯦꯟ ꯑꯃ ꯏꯔꯣꯟꯕ ꯑꯃ ꯑꯗꯩ ꯏꯔꯣꯟꯕ ꯆꯝꯐꯨꯠ ꯑꯃ ꯍꯋꯥꯏ ꯑꯃ ꯈꯔ ꯄꯨꯈꯝ ꯑꯁꯤꯗ ꯈꯔ ꯍꯥꯞꯄ ꯑꯩꯈꯣꯏꯈꯩ ꯍꯥꯎꯅ ꯋꯥꯔꯗꯦꯟ ꯃꯌꯥꯝꯁꯨ ꯌꯧꯔꯛꯑꯦ ꯑꯗꯩ ꯑꯌꯨꯛꯇ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯥꯟꯕꯒꯤ ꯆꯥꯃꯤꯟꯅꯔꯦ. ꯋꯥꯔꯗꯦꯟ ꯃꯌꯥꯝꯁꯨ ꯇꯧꯔꯒ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯒꯅꯤ ꯑꯩꯁꯨ ꯆꯥꯛ ꯇꯣꯛꯑ ꯂꯥꯛꯏꯅꯤ ꯑꯗꯣ ꯂꯥꯡꯍꯧꯔꯤ ꯌꯨꯝꯗꯁꯨ ꯑꯗꯣ ꯑꯩꯁꯦ ꯑꯗꯩꯗꯤ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯑꯗꯨꯃꯥꯏꯅ ꯑꯅꯤ ꯁꯨꯈ꯭ꯔꯦ ꯑꯗꯨꯒ ꯑꯇꯩꯁꯨ ꯀꯃꯦꯟꯗꯁꯨ ꯑꯩꯅ ꯀꯃꯦꯟ ꯄꯥꯕꯁꯦ ꯁꯪꯗꯕꯩꯅꯤ ꯅꯨꯄꯥꯒꯤ ꯁꯛꯂꯣꯟꯗ ꯂꯤꯈꯤꯕ ꯋꯥꯔꯤꯗꯨ ꯀꯃꯦꯟꯗꯁꯨ ꯐꯅꯌꯥꯝ ꯄꯤꯔꯛꯑꯕꯅꯦ ꯑꯩꯁꯨ ꯁꯝ ꯀꯛꯊꯠꯂꯒꯦꯅ ꯑꯗꯣ ꯁꯝ ꯀꯛꯑꯒꯅꯦ ꯅꯨꯄꯥꯒꯤ ꯁꯛꯂꯣꯟ ꯂꯧꯒꯗꯕ ꯏꯅꯥꯎꯁꯤꯡ ꯏꯆꯦꯁꯤꯡ ꯂꯥꯛꯄꯤꯔꯣ ꯑꯩ ꯊꯧꯅꯥ ꯍꯥꯞꯆꯒꯦ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯂꯤꯆꯠ ꯁꯥꯖꯠ ꯁꯦꯡꯅ ꯂꯩꯒꯦ ꯏꯆꯥ ꯌꯣꯛꯀꯦ ꯍꯥꯏꯕꯅꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯑꯩ ꯂꯦꯞꯀꯦ ꯑꯗꯨꯒꯤꯗꯃꯛꯇꯗꯤꯅꯦ ꯑꯩ ꯂꯦꯞꯆꯒꯦꯕ ꯑꯗꯨꯒꯅꯦ ꯂꯥꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅꯦ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯒꯤ ꯁꯛꯂꯣꯟꯗꯅ ꯃꯥꯒꯤ ꯒ꯭ꯔꯨꯞ ꯑꯃ WhatsApp ꯒ꯭ꯔꯨꯞ ꯑꯃ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏ ꯁꯦꯝꯃꯛꯑꯅꯦꯕ ꯁꯤꯒꯤꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯟ ꯇꯧꯕꯤꯔꯝꯃꯣ ꯏꯁꯥꯒꯤ ꯀꯩꯅꯣꯁꯦ ꯃꯤꯡ ꯂꯩꯐꯝ ꯑꯦꯗ꯭ꯔꯦꯁ ꯗꯤꯇꯦꯜꯁ ꯑꯩꯈꯣꯏꯒꯤ ꯔꯦꯁꯇꯥꯔꯁꯤꯗꯀꯣ ꯑꯗꯨꯒꯤ ꯃꯦꯝꯕꯔꯁꯤꯞꯇ ꯃꯤꯡ ꯆꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯅꯦ ꯁꯝꯁꯦ ꯀꯛꯊꯠꯂꯒ ꯀꯦꯗꯕꯤ ꯃꯧꯗꯕꯤ ꯅꯨꯄꯥꯅꯥꯅ ꯍꯥꯏꯖꯟ ꯉꯝꯗꯕꯤ ꯑꯗꯨꯒ ꯅꯆꯥ ꯌꯣꯛꯁꯤ ꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯁꯦꯝꯒꯠꯍꯧꯗꯕ ꯌꯥꯗꯦ ꯑꯇꯩ ꯅꯨꯄꯥꯀꯣꯏꯔ ꯁꯨꯃꯥꯏꯅ ꯑꯃꯒ ꯀꯥꯔꯟꯒ ꯇꯨꯔꯟꯒ ꯁꯤ ꯁꯨꯝ ꯆꯌꯦꯠꯅꯔꯅꯦꯕ ꯑꯗꯨꯃꯥꯏꯅ ꯁꯦꯝꯒꯠꯆꯒꯦ ꯊꯧꯅꯥ ꯍꯥꯞꯆꯒꯦ ꯑꯗꯨ ꯁꯤꯒꯤ ꯃꯦꯝꯕꯔ ꯑꯃꯅ ꯑꯩꯅ ꯁꯤꯒꯤ ꯀꯩꯅꯣ ꯅꯨꯄꯥꯒꯤ ꯁꯛꯂꯣꯟꯗꯁꯦ ꯄꯥꯏꯍꯟꯈ꯭ꯔꯅꯤ ꯑꯗꯩ ꯃꯦꯝꯕꯔ ꯑꯃꯗꯅ ꯑꯃꯨꯛ ꯑꯩ ꯅꯨꯄꯥ ꯅꯨꯄꯤ ꯀꯣꯏꯔꯦꯅ ꯍꯦꯛꯇ ꯆꯩꯊꯦꯡ ꯐꯪꯉꯕ ꯅꯨꯄꯤ ꯃꯌꯥꯝꯒꯤ ꯒ꯭ꯔꯨꯞꯁꯦ ꯑꯃꯨꯛ ꯄꯥꯏꯍꯜꯂꯅꯤ ꯇꯧꯔ ꯃꯊꯪ ꯁꯨꯃꯥꯏꯅ ꯁꯦꯝꯃꯛꯑꯒꯅꯦ ꯁꯛꯂꯣꯟ ꯂꯧꯃꯤꯟꯅꯁꯤ ꯑꯗꯩ ꯑꯃꯨꯛ ꯉꯥꯝꯀꯤ ꯋꯥꯔꯤꯗꯅ ꯑꯩꯅ ꯂꯩꯁꯥꯕꯤꯁꯤꯡ ꯅꯣꯏꯕꯨ ꯉꯥꯎꯅꯤꯡꯉꯤꯕꯣꯅ ꯑꯩꯅ ꯋꯥꯔꯤ ꯃꯌꯥꯝ ꯂꯤꯊꯈ꯭ꯔꯦꯀꯣ ꯑꯗꯨꯅ ꯂꯤꯆꯠ ꯁꯥꯖꯠ ꯁꯦꯡꯅ ꯂꯩꯁꯥꯔꯤꯉꯩꯗ ꯏꯖꯠ ꯄꯤꯊꯣꯛꯑꯣꯏ ꯆꯦꯟꯕ ꯅꯨꯃꯤꯠꯇ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗ ꯆꯦꯟꯕ ꯅꯨꯃꯤꯠꯇ ꯈꯛꯇꯪ ꯏꯖꯠ ꯁꯤꯟꯅꯩꯗꯅ ꯑꯗꯨꯃꯥꯏꯅ ꯅꯤꯇꯤ ꯅꯤꯌꯝ ꯆꯨꯝꯒꯅꯤ ꯍꯥꯏꯕ ꯀ꯭ꯂꯥꯁ 9, 10ꯗꯩ ꯍꯧꯔꯒꯅꯦ ꯂꯩꯁꯥꯕꯤꯈꯩ ꯂꯥꯛꯄꯤꯔꯣ ꯁꯤꯒꯤ ꯃꯦꯝꯕꯔꯁꯤꯞꯇ ꯃꯃꯥ ꯃꯄꯥꯅ ꯄꯨꯕꯤꯔꯛꯑꯣ ꯏꯆꯥꯈꯩꯗꯣ ꯁꯣꯏꯗꯅꯕ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯤꯐꯝ ꯐꯝꯃꯛꯀꯅꯤ ꯃꯥꯏ ꯊꯥꯒꯤ ꯊꯥ ꯑꯅꯤ ꯑꯅꯤꯍꯨꯝ ꯀꯥꯟꯅꯔꯒ ꯑꯗꯨꯒ ꯁꯤꯗꯩꯗ ꯃꯣꯏꯒꯤ ꯑꯣꯏꯕ ꯂꯩꯁꯥꯕꯤꯁꯤꯡꯒꯤꯅꯦ ꯑꯗꯨꯝꯕ ꯒ꯭ꯔꯨꯞ ꯑꯃꯁꯨ ꯁꯦꯝꯒꯅꯤ ꯃꯥꯏ ꯁꯨꯃꯥꯏꯅ ꯒ꯭ꯔꯨꯞ ꯂꯩꯔꯒꯅꯦ ꯊꯕꯛꯁꯦ ꯃꯥꯏ ꯇꯣꯈꯥꯏ ꯄꯥꯡꯊꯣꯛꯍꯟꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯔꯦꯗꯤꯗ ꯂꯩꯔꯦ ꯇꯣꯉꯥꯟꯅ ꯃꯥꯒꯤ ꯄꯥꯡꯊꯣꯔꯛꯅꯕ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯈꯥꯏꯅꯔ ꯂꯩꯔꯒ ꯏꯆꯥ ꯌꯣꯛꯀꯦ ꯍꯥꯏꯕ ꯌꯨꯝꯗ ꯐꯛꯆꯟꯗꯅ ꯂꯩꯕꯒꯩ ꯊꯣꯛꯂꯛꯑꯣ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯑꯩꯒꯤꯗ ꯂꯩꯔꯤꯕ ꯃꯁꯝ ꯀꯛꯊꯠꯂꯒ ꯂꯩꯔꯤꯕ ꯏꯅꯥꯎ ꯑꯅꯤꯁꯦ ꯍꯣꯝꯗ ꯆꯪꯖꯔꯛꯄꯅꯤꯒ ꯍꯥꯏꯔꯒꯅꯦ ꯐꯤ ꯑꯃꯟꯕ ꯑꯗꯒꯤꯗꯤ ꯐꯅꯦꯛ ꯑꯃ ꯐꯤ ꯑꯃ ꯇꯧꯔꯒ ꯏꯃꯣꯟꯅꯒ ꯂꯩꯍꯟꯒꯗꯕ ꯅꯠꯇꯦ ꯑꯩꯅ ꯅꯍꯥꯟꯁꯨ ꯅꯣꯏ ꯍꯧꯖꯤꯛ ꯐꯅꯦꯛ ꯆꯠꯄꯩ ꯃꯇꯝ ꯂꯣꯏꯈ꯭ꯔꯦ ꯅꯣꯏꯗꯤ ꯅꯨꯄꯥꯁꯨꯅꯤ ꯅꯨꯄꯤꯁꯨꯅꯤ ꯑꯗꯨ ꯃꯥꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜꯒꯤ ꯑꯣꯏꯕ ꯀꯩꯅꯣꯝꯃ ꯃꯆꯥꯁꯨ ꯂꯨꯍꯣꯡꯗꯣꯔꯦ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯑꯃ ꯁꯔꯨꯛ ꯌꯥꯛꯄꯗ ꯑꯩ ꯑꯗꯨꯝ ꯃꯣꯏ ꯐꯅꯦꯛ ꯁꯦꯠꯍꯟꯒꯅꯤ ꯑꯇꯩ ꯃꯇꯝꯗꯗꯤ ꯅꯨꯄꯥꯅ ꯌꯦꯡꯉꯛꯇꯅꯕꯅꯤꯀꯣ ꯑꯗꯣ ꯑꯩꯅ ꯅꯕꯥꯅꯤ ꯑꯩ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯔꯣꯏꯅ ꯄꯩꯁꯥ ꯄꯤꯔ ꯃꯕꯥꯅꯤꯒꯤ ꯐꯤꯔꯣꯜ ꯈꯣꯡꯒ꯭ꯔꯥꯎ ꯐꯨꯔꯤꯠ ꯖꯦꯀꯦꯠ ꯂꯩꯅꯕ ꯄꯩꯁꯥ ꯄꯤꯔꯦ ꯂꯩꯍꯜꯂꯨꯔꯦ ꯑꯗꯩ ꯑꯃꯨꯛ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯅꯍꯥꯅ ꯁꯦꯠꯄꯗ ꯌꯥꯝ ꯄꯛꯆꯕ ꯑꯃ ꯂꯩꯌꯦ ꯀꯣꯠ ꯍꯥꯏꯐꯦꯠ ꯃꯥꯟꯕ ꯑꯄꯥꯕꯀꯣ ꯑꯗꯨꯒ ꯐꯨꯔꯤꯠ ꯃꯦꯟ ꯍꯥꯏꯇꯥꯔꯦꯅꯦ ꯀꯂꯔ ꯄꯥꯟꯕꯤꯗꯣ ꯑꯗꯨꯒ ꯈꯣꯡꯒ꯭ꯔꯥꯎꯒ ꯁꯨꯠ ꯄꯨꯔꯥ ꯁꯦꯠꯄꯗꯣ ꯌꯥꯝꯅ ꯅꯥꯜꯂꯒ ꯃꯁꯥꯁꯨ ꯌꯥꯝ ꯁ꯭ꯃꯥꯔꯠ ꯑꯣꯏ ꯃꯣꯏ ꯑꯅꯤꯗꯣ ꯃꯁꯛꯁꯨ ꯂꯣꯏ ꯐꯖꯩ ꯋꯥꯡꯁꯨ ꯂꯣꯏ ꯆꯥꯎꯋꯦ ꯑꯃꯅ ꯃꯤ ꯈꯔ ꯉꯧꯋꯤ ꯑꯃꯅ ꯃꯤꯈꯔ ꯈꯤꯇꯪ ꯃꯨꯇꯛ ꯇꯥꯏ ꯌꯥꯝ ꯃꯨꯕꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯐꯤꯒꯔꯁꯦ ꯋꯥꯡ ꯆꯥꯎꯔꯒ ꯂꯣꯏ ꯐꯖꯩ ꯃꯁꯥ ꯄꯥꯔꯒ ꯌꯥꯝ ꯐꯖꯩꯕ ꯑꯗꯣ ꯑꯩꯈꯣꯏ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯅꯤꯡꯉꯦ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏꯁꯦ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂ ꯐꯖꯔꯔꯣꯏꯕꯀꯣ ꯑꯗꯣ ꯃꯣꯏ ꯑꯅꯤꯗꯨꯗꯤ ꯑꯩꯅ ꯐꯖꯕꯅ ꯉꯥꯛꯑꯅꯤ ꯑꯗꯨꯒ ꯌꯥꯝ ꯅꯥꯟꯅ ꯂꯩꯒꯗꯕꯅꯤ ꯅꯥꯟꯅ ꯆꯠꯊꯣꯛꯄꯗ ꯑꯗꯩꯗꯤ ꯕꯣꯔꯗꯤꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯣꯏꯅꯤ ꯃꯣꯏ ꯂꯣꯏ ꯌꯦꯡꯁꯤꯜꯂꯛꯀꯗꯣꯏꯅꯤ ꯊꯕꯛ ꯏꯟꯈꯥꯡ ꯑꯗꯩ ꯑꯩꯈꯣꯏ ꯐꯪꯁꯟ ꯑꯃ ꯑꯗꯩ ꯀꯩꯅꯣꯝꯃ ꯆꯠꯄꯗ ꯅꯥꯟꯅ ꯆꯠꯍꯟꯒꯗꯕꯅꯤ ꯍꯦꯛꯇ ꯏꯃꯣꯠꯃꯣꯠꯈꯩ ꯍꯣꯝꯗ ꯆꯪꯖꯔꯛꯑꯕꯅꯦꯒ ꯍꯥꯏꯔꯒ ꯄꯤꯗꯠ ꯄꯥꯗꯠ ꯂꯩꯍꯟꯒꯗꯕ ꯅꯠꯇꯦ ꯊꯧꯅꯥ ꯂꯩꯒꯗꯕꯅꯤ ꯍꯥꯏꯔꯒ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯊꯧꯅꯥ ꯍꯥꯞꯄꯦ ꯅꯣꯏ ꯑꯅꯤꯒꯤ ꯑꯩ ꯍꯧꯖꯤꯛꯀꯤ ꯀꯣꯠꯇꯨꯃꯅꯦ ꯈꯣꯡꯒ꯭ꯔꯥꯎ ꯑꯗꯩ ꯐꯨꯔꯤꯠ ꯀꯩꯅꯣ ꯁꯨꯠꯇꯣ ꯑꯗꯨꯃ ꯂꯩꯔꯒꯦ
ꯑꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯒ ꯃꯄꯣꯛ ꯂꯥꯡꯒꯣꯜꯗ ꯑꯗꯩ ꯃꯩꯅꯦꯅꯥ ꯀꯂꯦꯛꯁꯟꯗ ꯑꯩꯈꯣꯏꯒꯤ ꯇꯤꯆꯔꯁ ꯀꯣꯠ ꯁꯨꯠ ꯑꯅ ꯑꯃ ꯌꯥꯎꯈꯤꯕꯅꯦ ꯑꯗꯨꯗꯨꯅꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯃꯤꯁꯦ ꯃꯣꯏꯅꯒ ꯁꯦꯠꯆꯕꯗ ꯌꯥꯝ ꯄꯛꯆꯕꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯕꯤꯔꯒꯦ ꯍꯥꯏꯅ ꯑꯩ ꯍꯥꯏꯔꯝꯃꯦ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯁꯨ ꯊꯧꯅꯥ ꯂꯣꯏ ꯐꯨꯗꯣꯛꯅꯔꯁꯦ ꯍꯧꯖꯤꯛꯇꯤ ꯇꯟꯗꯔ ꯈꯣꯠꯊꯔꯒ ꯂꯩꯔꯔꯣꯏꯁꯤ ꯂꯩꯁꯥꯕꯤꯈꯩꯁꯨ ꯂꯤꯆꯠ ꯁꯥꯖꯠ ꯁꯦꯡꯉꯁꯤ ꯑꯗꯩ ꯃꯧ ꯍꯜꯂꯛꯑ ꯂꯩꯕꯁꯤꯡꯁꯨ ꯏꯆꯥ ꯌꯣꯒ ꯂꯤꯆꯠ ꯁꯥꯖꯠ ꯁꯦꯡꯅ ꯂꯩꯔꯁꯤ ꯄꯥꯟꯗ ꯌꯥꯗꯦ ꯄꯥꯟꯒꯦ ꯍꯥꯏꯔꯒꯅ ꯅꯨꯄꯤ ꯂꯩꯇꯕꯗ ꯄꯥꯟꯕꯤꯔꯣ ꯅꯨꯄꯤ ꯂꯩꯇꯕꯒ ꯀꯣꯏꯅꯔꯣ ꯑꯗꯨꯒꯅꯦ ꯀꯣꯏꯅꯔꯒꯗꯤ ꯁꯨꯝ ꯂꯩꯔꯅꯨ ꯄꯥꯟꯒꯦ ꯍꯥꯏꯔꯒꯅ ꯄꯥꯟꯕꯤꯔꯣ ꯅꯥꯈꯩ ꯑꯃ ꯁꯦꯡꯅꯀꯣ ꯁꯨꯝ ꯀꯣꯏꯅꯔ ꯂꯩꯔꯒ ꯐꯔꯛ ꯇꯥꯔ ꯍꯌꯦꯡ ꯂꯧꯕꯤꯗ꯭ꯔꯒꯅꯦ ꯃꯤꯅ ꯁꯥꯟꯅꯄꯣꯠ ꯑꯣꯏꯕꯤꯔꯝꯃꯒ ꯑꯗꯨꯒꯤꯁꯨ ꯉꯥꯎꯔꯒ ꯌꯥꯝ ꯂꯥꯛꯑꯦꯕ ꯁꯣꯁꯥꯏꯇꯤꯒꯤ ꯃꯍꯤꯛ ꯑꯣꯏꯔꯛꯄꯁꯤꯡꯗꯣ ꯍꯣꯏ ꯁꯨꯃꯥꯏꯅ ꯑꯗꯩ ꯑꯩ ꯅꯨꯄꯥ ꯅꯨꯄꯤ ꯀꯣꯏ ꯍꯥꯏꯕꯈꯩꯁꯨ ꯋꯥꯆꯞꯇ ꯂꯣꯏꯅ ꯊꯥꯖꯟꯕꯤꯔꯣ ꯑꯩ ꯋꯥꯆꯞ ꯒ꯭ꯔꯨꯞꯇꯣ ꯌꯥꯎꯖꯒꯦꯅ ꯁꯝ ꯀꯛꯊꯠꯀꯦ ꯅꯨꯄꯥꯒꯤ ꯁꯛꯂꯣꯟꯗ ꯂꯩꯒꯦ ꯍꯥꯏꯔꯒꯅ ꯑꯗꯨꯒꯤ ꯍꯥꯏꯕꯒꯤ ꯅꯨꯄꯥꯒꯤ ꯁꯛꯂꯣꯟꯗ ꯂꯩꯖꯒꯦ ꯏꯆꯦ ꯑꯩꯒꯤ ꯒ꯭ꯔꯨꯞꯇ ꯍꯥꯞꯄꯤꯌꯣꯅ ꯑꯗꯨꯃꯥꯏꯅ ꯊꯥꯖꯟꯕꯤꯔꯣ ꯑꯗꯩ ꯑꯩ ꯅꯨꯄꯥꯅ ꯅꯨꯄꯤ ꯀꯣꯏꯕꯒꯤ ꯒ꯭ꯔꯨꯞꯇꯨꯗ ꯑꯩꯒꯤ ꯍꯥꯞꯄꯤꯌꯨ ꯍꯥꯏꯔꯒꯅ ꯑꯗꯨꯒꯤ ꯃꯦꯁꯦꯖꯇꯣ ꯑꯗꯨꯃꯥꯏꯅ ꯊꯥꯔꯒ ꯋꯥꯍꯩꯗꯨ ꯁꯤꯅ ꯀꯔꯝꯕꯩꯅꯣ ꯒ꯭ꯔꯨꯞꯇ ꯍꯥꯞꯇꯣꯏꯅꯣꯗꯣ ꯈꯪꯅꯕ ꯑꯗꯩ ꯑꯩ ꯂꯩꯁꯥꯕꯤ ꯁꯦꯡꯅ ꯂꯩꯖꯒꯦ ꯏꯆꯦ ꯍꯥꯏꯔꯒꯅ ꯑꯗꯨꯃꯥꯏꯅ ꯃꯦꯁꯦꯖ ꯊꯥꯔꯒ ꯑꯩ ꯒ꯭ꯔꯨꯞꯇ ꯍꯥꯞꯄꯤꯌꯣꯅ ꯊꯥꯔꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯥꯏ ꯒ꯭ꯔꯨꯞꯇ ꯍꯥꯞꯄꯛꯑꯒꯦ ꯑꯗꯨꯒ ꯅꯣꯏꯒꯤ ꯒ꯭ꯔꯨꯞ ꯅꯣꯏꯒꯩꯅꯦ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯈꯟꯅꯗꯅ ꯅꯩꯅꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯅꯦ ꯉꯝꯃꯤꯉꯩ ꯑꯩꯈꯣꯏ ꯁꯦꯝꯗꯣꯛꯃꯤꯟꯅꯔꯁꯤ ꯁꯤꯐꯧꯒꯤ ꯒ꯭ꯔꯨꯞ ꯁꯦꯝꯈꯤꯒꯦ ꯃꯊꯪ ꯋꯥꯠꯂꯤ ꯁꯦꯝꯒꯗꯕꯀꯣ ꯁꯤꯐꯧꯒꯤ ꯊꯥꯖꯟꯕꯤꯔꯣ ꯍꯧꯖꯤꯛ ꯑꯍꯨꯝꯅꯤꯗꯅ ꯃꯈꯜ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯨꯒ ꯋꯥꯔꯤꯁꯦ ꯑꯅꯤꯈꯛ ꯂꯤꯔꯒꯦ ꯑꯅꯤꯁꯤꯗ ꯑꯃꯗꯤ ꯈꯔ ꯇꯦꯟꯒꯅꯤ ꯑꯗꯨꯗ ꯋꯥꯔꯤ ꯑꯅꯤꯁꯦ ꯂꯣꯏ ꯐꯖꯩꯀꯣ ꯋꯥꯔꯤ ꯑꯃꯅ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯩꯅ ꯌꯥꯝ ꯄꯦꯟꯖꯩ ꯑꯩ ꯌꯥꯝ ꯊꯤꯅ ꯄꯦꯟꯖꯕ ꯃꯥꯏ ꯋꯥꯔꯤꯁꯦ ꯌꯥꯝ ꯂꯤꯅꯤꯡꯉꯦꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯅꯦ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯃꯗꯨ 7ꯀꯤ ꯃꯃꯥꯡꯗ ꯑꯩꯒ ꯃꯥꯒꯁꯦ ꯊꯦꯡꯅꯈꯤꯕꯅꯤ ꯃꯇꯝꯗꯨꯗ 마나 ꯀꯥꯈꯤꯕꯁꯦ ꯆꯍꯤ 7 ꯁꯨꯈ꯭ꯔꯦ ꯃꯇꯝꯗꯨꯗ ꯃꯥꯁꯦ ꯀ꯭ꯂꯥꯁ 12ꯇꯅꯦ ꯑꯩꯒ ꯊꯦꯡꯅꯩꯁꯦ ꯃꯥꯒꯤ ꯀꯦꯁꯁꯤ ꯂꯥꯛꯈ꯭ꯔꯤꯁꯦ ꯃꯥꯁꯤ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥ ꯑꯃꯗ ꯑꯇꯣꯝꯕꯤ ꯑꯣꯏꯔꯨꯕꯗꯒꯤ ꯅꯨꯄꯥꯗꯣ ꯌꯥꯝ ꯊꯤꯅ ꯐꯨꯔ ꯊꯥꯔꯛꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯗ ꯂꯣꯏꯁꯟꯅꯈꯤꯕꯅꯦꯕ ꯃꯥꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯃꯦꯟꯇꯦꯅꯦꯟꯁ ꯂꯧꯈꯤꯕ ꯃꯥꯁꯤ ꯃꯁꯛ ꯐꯖꯩ ꯑꯉꯥꯡꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤ ꯊꯤꯔꯦ ꯑꯗꯨꯒ ꯅꯨꯄꯥꯁꯤꯗꯤ ꯌꯥꯝ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯅꯦ ꯅꯨꯄꯤꯁꯤꯒꯤꯗꯤ ꯃꯃꯥꯁꯦ ꯍꯦꯜꯄꯔ ꯑꯣꯏ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯆꯥꯕ ꯏꯃꯨꯡꯅꯦꯕꯀꯣ ꯌꯥꯝ ꯋꯥꯖꯕ ꯃꯅꯥꯎꯄꯤ ꯑꯃꯒ ꯃꯥꯒꯗꯪꯅꯦꯕꯀꯣ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥꯁꯤ ꯃꯥꯅ ꯍꯦꯛ ꯀꯣꯂꯦꯖ 12 ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯁꯦ ꯎꯔꯨꯕꯗꯒꯤ ꯅꯨꯄꯥꯁꯤꯅꯅꯦ ꯄꯥꯝꯗꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯤꯔꯕ ꯀꯥꯔꯁꯤꯗ ꯂꯥꯛꯇꯅ ꯑꯆꯥꯄꯣꯠ ꯄꯤꯁꯜꯂꯛꯇꯅ ꯈꯣꯠꯆꯜꯂꯛꯇꯅ ꯒꯤꯔꯤ ꯇꯛꯇꯅ ꯇꯧꯕꯗꯒꯤ ꯄꯥꯈꯪꯅꯦꯅꯀꯣ ꯑꯗꯩꯗꯤ ꯌꯥꯔꯦ ꯀꯣꯏ ꯆꯠꯃꯤꯟꯅꯔꯦ ꯅꯨꯡꯇꯤꯒꯤ ꯁ꯭ꯀꯨꯜ ꯃꯥꯅ ꯊꯤꯜꯂꯦ ꯂꯧꯔꯦ ꯑꯗꯨꯀꯥꯟꯗꯗꯤ ꯅꯣꯡꯃ ꯃꯥꯏ ꯅꯨꯄꯤꯅꯦꯅ ꯂꯥꯛꯑꯒ ꯍꯦꯛꯇ ꯃꯌꯨꯝꯁꯤꯗ ꯍꯥꯏꯔꯝꯕꯅꯦꯕ ꯑꯩ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯅꯕꯥꯅꯤꯒꯤ ꯃꯦꯁꯦꯖ ꯐꯥꯔꯦ ꯑꯩ ꯅꯨꯄꯥꯗ ꯍꯥꯏꯗꯣꯔꯛꯀꯅꯨꯅ ꯀꯞꯇꯅ ꯈꯣꯠꯇꯅ ꯍꯥꯏꯖꯔꯝꯃꯦꯕ ꯑꯗꯨꯗꯒꯤ ꯃꯥꯅꯁꯨ ꯐꯣꯟ ꯕ꯭ꯂꯣꯛ ꯊꯝꯃꯦ ꯑꯗꯩꯗꯤ ꯅꯨꯄꯤꯁꯦ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯦ ꯇꯧꯕꯁꯦ ꯅꯨꯄꯥꯁꯤꯅ ꯍꯦꯛꯇ ꯑꯃꯗꯩ ꯑꯃꯨꯛ ꯇꯧꯁꯜꯂꯛ ꯃꯤ ꯑꯃꯨꯛ ꯊꯥꯖꯤꯜꯂꯛ ꯃꯌꯨꯝꯁꯤꯗ ꯇꯧꯔꯒ ꯅꯪ ꯊꯣꯛꯂꯛꯇ꯭ꯔꯗꯤ ꯑꯗꯨ ꯇꯧꯗ꯭ꯔꯗꯤ ꯑꯗꯥ ꯇꯧꯗ꯭ꯔꯗꯤꯅ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯗꯗꯤ ꯃꯣꯏꯗꯤ ꯅꯛꯁꯤꯟꯅꯕ ꯃꯔꯤ ꯊꯝꯈ꯭ꯔꯦꯕ ꯑꯗꯨ ꯊꯝꯈ꯭ꯔꯕꯅꯤꯅ ꯅꯨꯄꯥꯁꯤꯅ ꯆꯥꯎꯈꯠꯂꯛꯑꯦꯕ ꯚꯤꯗꯤꯑꯣ ꯐꯣꯇꯣ ꯃꯉꯣꯟꯗ ꯂꯣꯏ ꯂꯩꯍꯧꯋꯦꯕ ꯃꯣꯏ ꯍꯣꯇꯦꯜꯗ ꯎꯅꯕꯒꯤꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯏꯔꯤꯁꯦ ꯅꯛꯅꯕ ꯃꯔꯤ ꯊꯝꯈꯤꯕꯁꯤꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯂꯣꯏ ꯁꯤꯖꯤꯟꯅꯔꯛꯄꯅꯦꯕ ꯂꯥꯞꯊꯣꯛꯅꯤꯡꯉꯦ ꯍꯥꯏꯔꯁꯨ ꯂꯥꯞꯊꯣꯛꯅꯕ ꯌꯥꯔꯛꯇꯕꯅꯦꯕ ꯂꯣꯏ ꯊꯥꯗꯣꯔꯛꯑꯅꯤ ꯑꯩ ꯅꯨꯄꯤꯅꯦꯅ ꯂꯣꯏ ꯁꯟꯗꯣꯔꯛꯑꯅꯤ ꯅꯪ ꯑꯗꯨꯗꯨꯅ ꯇꯧꯔꯛꯄꯗꯩ ꯎꯄꯥꯏ ꯂꯩꯇꯗꯅ ꯃꯥꯁꯦ ꯊꯣꯛꯑꯒ ꯉꯥꯡꯅꯒꯦꯅ ꯉꯥꯡꯅꯕ ꯊꯣꯛꯄꯅꯦꯕ ꯍꯌꯦꯡꯈꯩꯗꯤ ꯑꯗꯨ ꯇꯧꯔꯛꯀꯅꯨ ꯅꯪ ꯅꯨꯄꯤ ꯊꯤꯔꯦ ꯅꯪ ꯅꯨꯄꯤꯅ ꯂꯥꯛꯑ ꯍꯥꯏꯔꯝꯃꯦ ꯁꯤ ꯍꯥꯏꯗꯣꯔꯛꯀꯅꯨ ꯍꯥꯏꯔꯦ ꯅꯪ ꯅꯨꯄꯤꯅ ꯑꯃꯨꯛ ꯑꯗꯨꯒꯤ ꯍꯥꯏꯗꯣꯛꯇ꯭ꯔꯦ ꯅꯪꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯁꯥꯟꯅꯔꯦ ꯑꯗꯨꯅ ꯅꯪꯁꯨ ꯅꯪꯒꯤ ꯂꯝꯕꯤꯗ ꯆꯠꯈ꯭ꯔꯣ ꯑꯩ ꯃꯥꯡꯉꯕ ꯑꯩꯁꯦ ꯃꯥꯡꯖꯍꯧꯔꯁꯨꯅꯨ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯖꯒꯦ ꯑꯩ ꯅꯪꯉꯣꯟꯗ ꯀꯔꯤꯝ ꯏꯖꯗꯥꯕꯤꯁꯨ ꯇꯥꯜꯂꯣꯏ ꯂꯩꯒꯦꯁꯨ ꯍꯥꯏꯔꯣꯏ ꯀꯦꯁꯁꯨ ꯇꯧꯖꯔꯣꯏ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯖꯍꯧꯔꯒꯦ ꯃꯥꯁꯦ ꯃꯇꯝꯁꯨ ꯀ꯭ꯂꯥꯁ 12ꯁꯨ ꯀꯨꯏꯗ꯭ꯔꯦꯕ ꯅꯪꯁꯨ ꯅꯪ ꯅꯨꯄꯤꯒ ꯐꯖꯅ ꯂꯩꯃꯤꯟꯅꯀꯣꯅ ꯍꯥꯏꯕꯁꯤꯗ ꯅꯨꯄꯥꯁꯤꯅ ꯌꯥꯗꯅ ꯒꯥꯔꯤꯗ ꯆꯤꯡꯈꯠꯂ ꯅꯝꯗꯅ ꯅꯨꯃꯤꯠꯇꯨꯗ ꯆꯦꯜꯂꯦ ꯑꯗꯨꯒ ꯆꯦꯜꯂꯒ ꯃꯣꯏ ꯅꯨꯄꯥꯁꯤꯒꯤ ꯀꯩꯅꯣꯁꯦ ꯗꯨꯀꯥꯟ ꯑꯃ ꯇꯣꯉꯥꯟꯅ ꯐꯝꯃꯦꯕꯀꯣ ꯃꯣꯏ ꯌꯨꯝ ꯍꯦꯛ ꯃꯃꯥꯡꯁꯤꯗ ꯃꯥ ꯃꯁꯥꯒꯤ ꯍꯥꯟꯅꯗꯩ ꯐꯝꯖꯩꯕ ꯑꯗꯨꯁꯤꯗ ꯊꯝꯃꯦ ꯃꯣꯏ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥ ꯃꯄꯥꯅ ꯄꯨꯁꯜꯂꯛꯀꯅꯨ ꯑꯩꯈꯣꯏꯒꯤ ꯏꯃꯧ ꯂꯨꯍꯣꯡꯗꯅ ꯂꯧꯕ ꯏꯁꯨ 2 ꯂꯩꯕ ꯏꯃꯧ ꯂꯩ ꯅꯪꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯂꯝꯒꯤ ꯅꯨꯄꯤ ꯑꯩꯈꯣꯏ ꯈꯪꯗꯦ ꯄꯨꯁꯜꯂꯛꯀꯅꯨ ꯍꯥꯏꯔꯦꯕ ꯑꯗꯣ ꯅꯨꯄꯥ ꯍꯥꯏꯕꯁꯦ ꯋꯥꯔꯛꯄ ꯉꯝꯗꯦꯕ ꯃꯃꯥ ꯃꯄꯥꯅꯐꯥꯎ ꯃꯥꯅ ꯑꯗꯨꯝ ꯃꯥꯒꯤ ꯗꯨꯀꯥꯟꯗꯣ ꯄꯨꯁꯜ ꯂꯩꯃꯤꯟꯅꯩꯕ ꯑꯗꯣ ꯅꯨꯄꯤꯗꯣ ꯑꯗꯨꯝ ꯃꯥꯅ ꯑꯦꯛꯖꯥꯝ ꯊꯥꯔꯦ ꯊꯤꯜꯂꯦ ꯂꯧꯔꯦ ꯅꯨꯄꯤꯁꯤꯅ ꯆꯥꯅꯤꯡꯕ ꯃꯥꯏ ꯅꯨꯄꯤ ꯑꯍꯟꯁꯦ ꯍꯥꯟꯅ ꯌꯦꯡꯗ꯭ꯔꯦ ꯆꯪꯗ꯭ꯔꯦꯀꯣ ꯑꯗꯣ ꯅꯨꯄꯤꯁꯤꯅ ꯆꯥꯅꯤꯡꯕ ꯂꯩꯔꯨꯔꯦ ꯉꯁꯤꯗꯤ ꯅꯣꯏ ꯕꯥꯕꯤꯁꯦ ꯃꯥꯒꯤ ꯗꯨꯀꯥꯟ ꯌꯧꯕ ꯑꯉꯥꯡꯈꯩꯗꯨꯗ ꯉꯥꯅꯨ ꯆꯥꯅꯤꯡꯉꯦ ꯉꯥꯅꯨ ꯑꯃ ꯂꯧꯔꯨ ꯆꯣꯊꯣꯛ ꯊꯣꯡꯍꯜꯂꯅꯤ ꯃꯊꯛꯁꯤꯗ ꯃꯅꯝꯗꯨꯗꯤ ꯂꯣꯏ ꯇꯥꯟꯅꯩ ꯃꯤ ꯁꯨꯃꯥꯡ ꯃꯆꯥ ꯑꯃ ꯂꯩꯔꯒ ꯕꯤꯜꯗꯤꯡ 2 ꯂꯩꯅꯔꯤꯁꯦ ꯃꯥꯏ ꯅꯨꯄꯤꯗꯨꯅ ꯂꯣꯏ ꯎꯔꯦ ꯃꯥꯅ ꯀꯣꯂꯦꯖ ꯊꯤꯟꯈꯤꯕ ꯃꯥꯏ ꯕꯤꯜꯗꯤꯡ ꯃꯊꯛꯇꯒꯤ ꯂꯣꯏ ꯎꯔꯤꯅꯤ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯃꯊꯃꯣꯏꯁꯦ ꯆꯥꯛꯏꯅꯤ ꯀꯥꯔꯤꯅꯦꯕꯀꯣ ꯑꯩ ꯁꯤ ꯁꯝꯖꯜꯂꯕꯅꯤꯀꯣ ꯂꯤꯔꯤꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯇꯣꯝꯕꯤꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯑꯗꯨꯝ ꯂꯩꯔꯛꯑꯦꯗꯅꯀꯣ ꯑꯗꯩꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯃꯥꯅ ꯂꯩꯔꯔꯣꯏꯒꯦ ꯍꯥꯏꯔꯁꯨ ꯃꯥꯅ ꯅꯨꯄꯥꯁꯤꯅ ꯊꯤꯜꯍꯟꯗ꯭ꯔꯦꯕ ꯑꯗꯣ ꯑꯁꯣꯝꯒꯤꯁꯨ ꯃꯤꯗꯣ ꯃꯣꯏꯒꯤ ꯃꯤ ꯂꯩꯇꯕꯅꯤꯅ ꯃꯄꯥ ꯐꯪꯉꯤ ꯁꯤꯈ꯭ꯔꯦ ꯃꯈꯨꯔꯥ ꯃꯇꯣꯟꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯀꯩꯁꯨ ꯃꯃꯥꯗꯨꯅ ꯀꯩꯅꯣ ꯇꯧꯔꯛꯄꯁꯦ ꯉꯝꯗ꯭ꯔꯦꯕ ꯑꯗꯨꯝ ꯆꯦꯟꯕ ꯅꯨꯃꯤꯠꯇ ꯑꯗꯨꯝ ꯄꯤꯊꯣꯔꯛꯑꯦꯗꯅ ꯃꯥꯡꯉꯝꯅꯤꯅ ꯑꯗꯩꯗꯤ
ꯑꯗꯨꯝ ꯀꯣꯂꯦꯖ ꯆꯠꯂꯦ ꯅꯨꯄꯥꯁꯤꯅ ꯃꯈꯥ ꯇꯥꯅ 12ꯇꯣ ꯂꯣꯏꯔꯦ ꯑꯗꯨꯒ ꯀꯣꯂꯦꯖ ꯀꯥꯔꯦ ꯃꯤꯡ ꯆꯟꯗꯅ ꯊꯤꯟꯗꯅ ꯅꯨꯄꯥꯁꯤꯅ ꯂꯧꯗꯅ ꯀꯣꯏꯕ ꯆꯠꯃꯤꯟꯅꯗꯅ ꯄꯨꯗꯅ ꯃꯄꯥꯟꯗꯒ ꯀꯣꯏꯕ ꯆꯠꯇꯅ ꯄꯨꯔꯥ ꯀꯩꯅꯣꯝꯗ ꯂꯩꯔꯦ ꯃꯕꯥꯅꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯦꯀꯣ ꯑꯗꯩꯗꯤ ꯁꯨꯝ ꯂꯩꯃꯤꯟꯅꯔꯛꯑꯀꯥꯟꯗꯗꯤ ꯆꯍꯤꯃꯨꯛ ꯐꯥꯔꯛꯑꯦꯀꯣ ꯑꯗꯨꯀꯥꯟꯗꯗꯤ ꯃꯣꯠ ꯈꯦꯠꯅꯕ ꯍꯧꯔꯛꯑꯦꯕ ꯈꯦꯠꯅꯕ ꯍꯧꯔꯛꯑꯦ ꯅꯨꯄꯥꯁꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯅꯣꯏ ꯅꯃꯥ ꯃꯤꯅꯥꯏ ꯑꯣꯏꯕꯤ ꯃꯤꯒꯤ ꯂꯨꯈꯥꯛ ꯆꯒꯨꯝ ꯁꯦꯡꯉ ꯆꯥꯕ ꯍꯥꯏꯒꯠꯂꯛꯑꯦꯕ ꯑꯗꯩ ꯅꯨꯄꯤꯁꯤꯅꯁꯨ ꯑꯩꯗꯤ ꯂꯩꯁꯥꯕꯤꯅꯤ ꯅꯨꯄꯤ ꯊꯤꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯣꯏꯊꯦꯝ ꯇꯧꯔ ꯂꯧꯕꯤꯈ꯭ꯔꯒ ꯍꯥꯏꯔꯦꯕꯀꯣ ꯁꯤꯒꯤ ꯑꯅꯤꯒꯤ ꯀꯩꯅꯣꯁꯤꯗ ꯃꯕꯥꯅꯤꯁꯦ ꯈꯠꯅꯕ ꯈꯣꯠꯅꯕ ꯐꯨꯅꯕꯁꯦ ꯍꯧꯒꯠꯂꯛꯏ ꯐꯨꯅꯕꯁꯦ ꯍꯧꯒꯠꯂꯛꯏ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯑꯩ ꯆꯠꯂꯒꯦꯅ ꯒ꯭ꯔꯣꯡ ꯕꯤꯜꯗꯤꯡꯁꯤꯗ ꯆꯦꯟꯊꯔꯛꯀꯅꯤ ꯅꯨꯄꯥꯁꯤꯅ ꯐꯥꯅꯤ ꯆꯤꯡꯈꯠꯅꯤ ꯐꯨꯅꯤ ꯑꯣꯜꯂꯣꯟ ꯊꯥꯖꯟꯅꯤ ꯂꯥꯛꯇꯅ ꯀꯥ ꯃꯅꯨꯡꯗ ꯏꯟꯖꯟꯅꯤ ꯊꯣꯡ ꯂꯣꯟꯖꯟꯅꯤ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯂꯦꯜꯂꯛꯈ꯭ꯔꯦꯕꯀꯣ ꯃꯥꯅ ꯈ꯭ꯋꯥꯏ ꯁꯥꯎꯅꯤꯡꯉꯤꯁꯦ ꯅꯣꯏ ꯅꯃꯥ ꯃꯤꯅꯥꯏ ꯃꯤ ꯂꯨꯈꯥꯛ ꯆꯒꯨꯝ ꯁꯦꯡꯕꯤ ꯍꯥꯏꯕꯁꯦ ꯃꯥ ꯀꯥꯔꯦꯕ ꯑꯗꯩꯗꯤ ꯃꯥꯏ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯡꯗꯁꯨ ꯃꯕꯥꯅꯤ ꯈꯠꯅꯕꯁꯦ ꯌꯥꯝ ꯏꯀꯥꯏꯖꯔꯦꯕ ꯃꯥꯁꯦꯀꯣ ꯑꯗꯩ ꯃꯥꯅ ꯅꯨꯄꯥꯁꯤꯅ ꯃꯥ ꯂꯨꯅ ꯇꯧꯔꯤꯉꯩꯗ ꯑꯁꯣꯝꯒꯤ ꯅꯨꯄꯤꯗꯨꯅ ꯀꯥꯕ ꯃꯕꯥꯅꯤ ꯈꯠꯅꯕ ꯍꯧꯔꯛꯄꯗꯩꯗꯤ ꯑꯃꯨꯛ ꯑꯁꯣꯝꯒꯤ ꯅꯨꯄꯤꯁꯤ ꯈꯔ ꯅꯣꯛꯊꯣꯔꯛꯑꯦ ꯃꯥꯏꯊꯣꯡꯁꯦꯀꯣ ꯑꯗꯩ ꯑꯃꯨꯛ ꯑꯉꯥꯡꯈꯩꯗꯨ ꯗꯨꯀꯥꯟ ꯐꯝꯕꯈꯩꯗꯨꯅ ꯚꯥꯕꯤ ꯈꯠꯅꯔꯦ ꯑꯗꯨ ꯐꯣꯟꯗ ꯈꯨꯗꯛꯇꯅꯤ ꯑꯗꯩ ꯇꯣꯛꯑꯝꯃꯤ ꯀꯩꯅꯣ ꯏꯌꯥꯝꯕ ꯇꯣꯛꯑꯝꯃꯤꯁꯦ ꯇꯣꯛꯑꯣ ꯚꯥꯕꯤ ꯇꯣꯛꯑꯣꯅ ꯈꯥꯝꯖꯟꯅꯔꯒꯅꯦ ꯁꯣꯝꯗ ꯐꯣꯟ ꯁꯨꯃꯥꯏꯅ ꯅꯝꯃꯤꯃꯤꯀꯣ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯊꯥꯔꯤꯅꯤꯀꯣ ꯐꯣꯟ ꯈꯠꯅꯕꯗꯨ ꯎꯍꯜꯂꯤꯕ ꯄꯨꯔꯥ ꯀꯨꯝꯍꯩ ꯑꯃꯅꯦꯕ ꯑꯗꯩ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯅꯅꯦ ꯃꯥꯁꯦ ꯁꯦꯕꯥ ꯁꯦꯕꯤ ꯂꯣꯏ ꯇꯧꯗꯅ ꯃꯥꯏ ꯆꯥꯅꯕ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯕꯤꯗꯅ ꯅꯨꯄꯤꯁꯤꯅ ꯀꯣꯂꯦꯖ ꯀꯥꯕꯩꯁꯦ ꯃꯥꯅ ꯍꯧꯗꯣꯛꯇꯅ ꯑꯗꯩ ꯅꯨꯄꯥꯁꯤꯅꯁꯨ ꯍꯦꯟꯖꯟꯖꯔꯨꯕꯒꯤ ꯅꯨꯄꯤꯁꯤꯅ ꯁꯨꯝ ꯁꯦꯕꯥ ꯄꯥꯝꯃꯛꯄ ꯃꯥꯅ ꯂꯩꯁꯥꯕꯤ ꯃꯆꯥꯅ ꯌꯥꯝ ꯄꯥꯝꯅ ꯂꯧꯔꯨꯕꯒꯤꯀꯣ ꯑꯗꯩꯗꯤ ꯀꯩꯅꯣꯁꯤꯅ ꯅꯪ ꯁꯤꯁꯦ ꯍꯥꯎꯇꯦ ꯑꯗꯨ ꯇꯧꯗꯦ ꯑꯗꯨꯝꯕ ꯈꯔ ꯍꯥꯏꯅꯔꯛꯄꯗꯒꯤ ꯁꯨꯝ ꯃꯊꯪ ꯍꯧꯅꯔꯛꯄꯅꯦꯕ ꯑꯗꯩꯗꯤ ꯐꯨꯒꯥꯏꯅꯔꯛꯄꯗꯩꯗꯤ ꯅꯣꯡꯃꯗꯤ ꯌꯥꯝ ꯊꯤꯅꯅꯦ ꯃꯥꯅ ꯆꯠꯂꯒꯦꯅ ꯆꯦꯟꯊꯔꯛꯄ ꯑꯗꯨꯗꯩꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯅꯅꯦ ꯄꯦꯇꯤꯅ ꯀꯜꯂꯦ ꯍꯥꯏꯌꯦ ꯁꯣꯔꯣꯛꯇ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯃꯌꯥꯝꯁꯦ ꯂꯣꯏ ꯊꯣꯡꯅꯔ ꯈꯥꯝꯅꯔꯛꯑꯦ ꯍꯥꯏꯌꯦꯀꯣ ꯑꯗꯨ ꯐꯨꯕ ꯄꯦꯇꯤꯅ ꯑꯗꯩꯗꯤ ꯃꯣꯏꯁꯦ ꯏꯅꯛ ꯅꯛꯅꯩꯌꯦꯕꯀꯣ ꯃꯥꯅ ꯆꯪꯁꯤ ꯌꯥꯗꯕ ꯐꯨꯕ ꯆꯤꯡꯁꯤꯟꯕ ꯑꯃꯨꯛ ꯆꯦꯟꯊꯣꯛꯄ ꯇꯧꯕꯁꯤꯗ ꯃꯃꯥ ꯍꯣꯏꯁꯦ ꯂꯥꯛꯑꯣꯅ ꯃꯥꯅ ꯀꯧꯈ꯭ꯔꯦ ꯂꯥꯛꯑꯦꯕ ꯃꯗꯣꯝ ꯁ꯭ꯋꯥꯏ ꯀꯩꯀꯩ ꯈꯔꯒ ꯃꯃꯥ ꯍꯣꯏꯅ ꯄꯨꯔ ꯆꯠꯂꯦꯕ ꯑꯗꯩꯗꯤ ꯃꯥ ꯄꯨꯟꯁꯤꯒꯤ ꯂꯩꯔꯔꯣꯏ ꯑꯩꯅ ꯆꯦꯁꯦ ꯊꯥꯡꯒꯠꯂꯛꯑꯦꯕ ꯑꯗ ꯑꯩꯈꯣꯏꯅꯁꯨ ꯅꯨꯄꯤ ꯂꯩꯔꯕꯅꯤꯅ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯅꯪꯒꯤ ꯅꯨꯄꯤꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯃꯤꯟꯅꯈ꯭ꯔꯣ ꯃꯥꯏ ꯅꯨꯄꯤꯗꯣ ꯑꯅꯤꯃꯛ ꯐꯖꯩꯌꯦ ꯑꯉꯥꯡꯁꯤꯅ ꯐꯖꯕꯅ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯈꯠꯂꯒ ꯂꯥꯡꯉꯒ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯐꯖꯕ ꯃꯥꯏ ꯅꯨꯄꯤꯗꯨꯅ ꯐꯖꯕꯅ ꯂꯦꯝꯅ ꯐꯖꯕ ꯋꯥ ꯃꯆꯦꯠ ꯑꯝꯇ ꯉꯥꯡꯗꯦ ꯁꯤꯡꯒꯜ ꯋꯥꯠ ꯑꯃ ꯉꯥꯡꯉꯝꯗꯦ ꯃꯥꯏ ꯅꯨꯄꯤꯗꯣ ꯇꯨꯃꯤꯟꯅ ꯃꯥꯅ ꯃꯊꯃꯣꯏꯗ ꯆꯥꯛꯏꯕꯗꯨꯗꯤ ꯑꯩ ꯎꯏꯌꯦꯕꯀோ ꯑꯗꯩꯗꯤ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯨꯄꯥꯁꯤꯒ ꯅꯪꯒ ꯑꯗꯨꯝ ꯐꯖꯅ ꯂꯩꯃꯤꯟꯅꯔꯣꯀꯣ ꯅꯨꯄꯥꯗꯨꯅꯗꯤ ꯀꯥꯏꯅꯔꯣꯏꯒꯦ ꯍꯥꯏꯌꯦꯕ ꯑꯗꯨꯐꯥꯎꯁꯨ ꯅꯨꯄꯤꯗꯨꯅ ꯌꯥꯗ꯭ꯔꯦꯕ ꯑꯗꯩꯗꯤ ꯃꯥꯒꯤ ꯄꯩꯁా ꯊꯤꯅꯕꯁꯦ ꯅꯨꯄꯥꯁꯤꯅꯀꯣ ꯂꯨꯄꯥ 10 ꯆꯞꯄꯤ ꯉꯥꯛꯇ ꯄꯨꯔꯛꯄꯩ ꯋꯥꯅꯤꯁꯦ ꯍꯦꯛꯇ ꯃꯤꯃꯤ ꯕꯣꯛꯁ ꯑꯝꯗꯅꯦ ꯁꯨꯛ ꯌꯥꯝꯅ ꯇꯧꯒꯦ ꯌꯥꯝ ꯇꯧꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅꯈꯤꯕꯀꯣ ꯑꯗꯨꯏ ꯃꯇꯨꯡꯅꯦ ꯌꯥꯝ ꯊꯥꯖꯗꯅꯀꯣ ꯊꯥ 9ꯃꯨꯛ ꯂꯩꯔꯒ ꯅꯨꯄꯥꯁꯤ ꯅꯣꯡꯃ ꯂꯥꯛꯑꯦꯕ ꯃꯆꯥꯗꯨꯒꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯏꯀꯣ ꯃꯥꯏ ꯃꯥꯏꯊꯣꯡꯗ ꯏꯆꯦ ꯑꯩ ꯈꯪꯕꯤꯔꯤꯕ꯭ꯔꯥ ꯍꯥꯏꯌꯦ ꯍꯦ ꯂꯨꯄꯥ 10 ꯆꯞꯄꯤ ꯉꯥꯛꯇ ꯄꯨꯔꯛꯈꯤꯕꯗꯨ ꯅꯠꯇ꯭ꯔꯥ ꯅꯪ ꯈꯪꯉꯤ ꯍꯥꯏꯕ ꯑꯩꯅ ꯏꯆꯦ ꯑꯩ ꯅꯨꯄꯤ ꯑꯍꯟꯗꯣ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯁꯤꯂꯣꯡꯗ ꯍꯥꯏꯌꯦꯕ ꯁꯤꯂꯣꯡꯗ ꯂꯩꯕ ꯃꯩꯇꯩꯗꯅꯦ ꯍꯥꯏꯌꯦꯕꯀꯣ ꯍꯥꯏ ꯑꯩꯅ ꯑꯗꯨ ꯀꯩꯀꯩ ꯇꯧ ꯌꯥꯒꯗꯒꯦꯅ ꯏꯕꯨꯡꯉꯣ ꯁ꯭ꯋꯥꯏ ꯃꯅꯤꯄꯨꯔꯁꯤꯗ ꯆꯦꯟꯕ ꯑꯣꯏꯗꯤ ꯐꯩ ꯁꯤꯂꯣꯡꯗꯗꯤ ꯑꯩꯈꯣꯏꯅ ꯀꯩꯗꯧꯔꯨꯅꯤ ꯑꯅ ꯍꯥꯏꯔꯦꯕ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤꯁꯤ ꯂꯤꯔꯝꯃꯦꯕ ꯃꯥꯅꯀꯣ ꯍꯥꯏꯕꯗꯤ ꯅꯨꯄꯤꯗꯨꯅꯁꯨ ꯇꯧꯔꯤꯗꯣ ꯃꯥꯒꯤ ꯃꯊꯃꯣꯏꯗ ꯆꯥꯛꯈꯤꯕꯗꯨꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯦꯕ ꯃꯥꯅ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯒꯤ ꯑꯃꯨꯛꯍꯧꯈ꯭ꯔꯦ ꯃꯇꯝꯁꯦ ꯆꯍꯤ 9 ꯍꯧꯈ꯭ꯔꯕꯅꯤꯗꯅ ꯍꯟꯗꯛ ꯈꯛꯇꯪ ꯅꯨꯄꯤꯁꯦ ꯂꯥꯛꯑꯦꯕ ꯑꯇꯣꯝꯕꯤꯁꯦ ꯑꯗꯨ ꯃꯇꯝꯗꯨꯗꯤ ꯃꯥꯗꯣ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯔꯒ ꯀ꯭ꯂꯥꯁ 11 12 ꯀꯥꯕꯩ ꯃꯁꯝꯒꯁꯦ ꯁ꯭ꯋꯥꯏꯗ ꯀꯛꯑꯒ ꯏꯔꯥꯡ ꯂꯥꯡꯉꯒ ꯋꯥꯒꯁꯦ ꯉꯥꯡꯕꯗ ꯃꯈꯣꯡꯒꯁꯦ ꯕꯦꯡ 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 ꯂꯥꯎꯕꯗꯣ ꯅꯨꯄꯥꯗꯨꯒ ꯃꯥꯒ ꯑꯣꯐꯤꯁꯇ ꯃꯆꯤꯟ ꯈꯨꯝꯅꯕꯗꯅꯦ ꯅꯪꯅ ꯑꯗꯨ ꯇꯧꯕ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯑꯩꯈꯣꯏ ꯃꯥꯗ ꯑꯗꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯃꯤꯅꯥꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯅꯪꯅ ꯑꯩ ꯅꯝꯗꯅ ꯂꯧꯕꯤꯕ ꯅꯠꯇ꯭ꯔꯥ ꯑꯩ ꯌꯥꯖꯗꯕ ꯅꯠꯇ꯭ꯔꯥ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯉꯥꯡꯈꯤꯕꯅꯦꯕ ꯑꯗꯨꯒꯗꯤ ꯌꯥꯝ ꯂꯦꯝꯅ ꯂꯥꯛꯑꯦꯀꯣ ꯑꯗꯨ ꯏꯆꯦ ꯑꯩ ꯃꯁꯛ ꯈꯪꯕꯤꯔꯤꯕ꯭ꯔꯥ ꯍꯥꯏꯌꯦꯕ ꯑꯩꯅ ꯑꯩ ꯅꯤꯡꯁꯤꯡꯕ ꯁꯨꯡꯊꯣꯛ ꯊꯣꯛꯇ꯭ꯔꯦ ꯏꯕꯦꯝꯃ ꯍꯥꯏꯀꯣ ꯏꯆꯦꯒꯤ ꯃꯥꯡꯗ ꯑꯩꯁꯦ ꯃꯇꯤꯛ ꯆꯥꯔꯒ ꯑꯝꯇꯪꯗꯤ ꯂꯦꯞꯆꯒꯦꯅ ꯑꯩꯅ ꯉꯁꯤꯒꯤ ꯃꯇꯝꯁꯦ ꯌꯥꯝ ꯋꯥꯅ ꯉꯥꯏꯖꯈꯤꯕꯅꯤ ꯑꯩꯒꯤ ꯂꯝꯕꯤꯅ ꯁꯣꯏꯔꯨꯔꯁꯨ ꯏꯆꯦ ꯑꯝꯇꯪꯗꯤ ꯑꯩꯅ ꯃꯇꯤꯛ ꯆꯥꯔꯀꯥꯟꯗ ꯏꯆꯦꯒꯤ ꯃꯥꯡꯗ ꯃꯇꯤꯛ ꯆꯥꯕ ꯐꯤꯕꯝ ꯑꯣꯏꯅ ꯏꯆꯦꯒꯤ ꯃꯥꯡꯗ ꯑꯩꯅ ꯎꯠꯆꯒꯦꯅ ꯑꯩ ꯂꯦꯞꯈꯤꯕꯅꯤ ꯉꯁꯤ ꯑꯩ ꯂꯥꯛꯆꯕꯅꯦꯅ ꯍꯥꯏꯀꯣ ꯃꯥꯅ ꯑꯗꯨꯒꯗꯤ ꯃꯥꯅ ꯋꯥꯔꯤꯗꯣ ꯂꯤꯔꯛꯑꯦꯕ ꯉꯋꯥꯏꯒꯤ ꯃꯥꯅ ꯃꯇꯝꯗꯨꯗ ꯀꯣꯂꯦꯖ ꯇꯝꯕ ꯍꯧꯔꯛꯄꯅꯤꯅ ꯈꯥꯏꯅꯈ꯭ꯔꯤꯗꯣ BA ꯂꯣꯏꯁꯜꯂꯦ ꯃꯥꯁꯇꯔ ꯂꯣꯏꯁꯜꯂꯦꯀꯣ ꯑꯗꯨꯀꯥꯟꯗ ꯃꯥꯅ
vet training ka chathoe oja oire angang tuition tawre hojikse mai matik sana phajana leireba adu khanda mai manaung pi du mana master loi helleba adu mama du helper ka amta chalhandre tuition no oja manau pi gi ju ma gi ju torka thak amda ma jin leirammeba asibem tokna nungai gre da pau ta bada as kari khunungai no sidi haiba ina ngasai gi noi gumba je smaina tombi or jamanam koibi amaga mung torga nupa mayamna ngauraga langa amana ju lobida amana ngang lo mu khaina torga pungmang mang go yawi ko muk once mang gibda nangna mangam da ngasi master ga lorga smaina ga oja ga oraga adagi di kaino ga torga nangna tuition ga tawtana nangina sagi thak amda hingamaga nangna sumaina aigi mangdaga lepa lakpasi tokna ai simu penba laitre meoi punsi da soiru ba habje tamba ngamba nate ba adai mana hai si aigi du de aina soigena soigi buju nate mana pakhang ne na ingon da koi tan tanara koi bi gi bane nangna ba mari thamje thajade thamgre dukan da mainu pila haira re aina lap thok chare aduga mana mu grigi takpadagi phone thaglakane adu hai cham thok cancel dong phabi re che nupi abaji engune pakhang chaga ju koi bi gi ba cham thok pa chalu badana amuk su phabi ba ado ai hoi phare na irai bak thira bani na leire ado mana usita khoi je laire na noi na yum da bu si ja phanga kurane khara hai adum badai sum khanare mo chana raktre nungai mandana nang jai ngon da leibadagi gaina sum adum ba kaino mayam je torok badagi aina ise phane amna nungai na thamma ju ise sana lupa na yom da na ai ma je aina ai je mana kai walhalinde adum ba sana lupa na pun je bu si phanga pro gana hai ise aina mamai da langjan bani sana lupa mayam do nang sana je pam de na adai ma ga khana tholokpa numitu da joi sana amta sidra tholai khana bde ai na mai sana ga do sidre loi lang thokib dai loksandre aduga ahallamanna loksandra bani na moi gi duk than re lang daugi adai sagai na tai gi moi gi sagai du gi lohong khongdong ba kanom tawda sagai du gi mau gai di kera loi chali ai di yaw phangdre ise adu de ai gi punsi na nungai rakte hayaba dai nupa du na ka khalak pa ken khalai ba mayam duga naim du za phangjarak pra na ma mi nai lokhak chugum seng bi ga la mi na adu de ai gi punsi je soi gra mane hojik su semdok pai matam leiri aina ise ai laksagibani ado aina ngamdana semdok chare aina aigi punsi soigraba punsi duga aiga lan thengnaraga semdok chare marak sida ju ise aingonda nupa yam koige hai ko aina college tamingai master tamingai yam hai sije aingonda yam wai ado ju aina loi mayok naramaga ai ke dabi maudabi da sakka je thial laga koigi nupa na koining dana ba kera di compensation nupa inarakane ba ke daba mosanna ba adu kanda mai tawrakanda isi ai je masa jam wana loire i aduna aina ngasidi isi na matam du da case ta koi gi case isi na hai gi ba mayama adum badagi ai je hen na ingonda thongna oi gi ai semdo kam tang de lep ke isi mangdam tang de ai chak uluge lai gi mamang da ai chak uning de isi gi mang da im tang chak se ai gi uningi mai pa ga ai asu yang wan honarak pani ngasidi ai isi ai je ai ya wa ko kre hai ba mana kam nungai kre adu mai taw godam mina soyal azu adai ai sana ngawru dun soyru semdok kadaba semdok tabi da som ngaw gi bujne ba soyri je aduna kaya phajana mana ngasi adumaina lepaga lei yam nungai yam pele sumaina soi gi ba kaya wakhan thauna handaga no yum ban thura ba kaya chelura ba kaya ko ado sumaina like makha tam dara na sa gi phire amda lepa ngamna ba khotno na aina haininge ba inaw jing da ko si wari jima leire aduga aroi be wari je sina sai tawbane aina he haidana ko koi case masak yam phajaba nupi thengnai adai home da masak yam phajaba mau lai haidra sandak se home da mau masa am lai ba ko mana suge surup da chahi kun taru kun ni ban ko doini ma ju graduation ga loire ma sa ju oja oirami has magi ne phajaba masak mana ngau ba je kari da haidoino kangde dai khungau omne mi atane koi gi i thang da ngaubudo mi je ngauraga ngang leina na i thang ngaubam letra i thang da ngauwe ba makhut ma sa kai je mana iron ba je mana de koina hangoi ga da na glass na ga tor lole be ma iron ba dai de khut tha da de ai chu ai hawte na khut ja hai ba ma sa nu pi angang am ju pore ba as angang ji ne khu ngau ma khunu si ba ko adu ga ne khoi hom da leiba inaw ju yam nung si ye mi na hom da teng pang ba ko balak pa je moi je mi na masak u gi ni hom da lai na mi na usila moi ga moi ju khande ba kum dara ga ne mi do ok tana khotana e khoi lai na khoi gi cha na ba khona ba thin bi ra i mi na moi ju kum darak tana lo yawe ba ko moi gi tamak tani adu mai tor kan da ne ma je tholak pa ji da mi je na lo yeng nei ba angang du ju ne mana pangge su ya ba mi ma am je na loi pam doi ba tong si gren thong nung si gren na adai mana khoi gi laksang ji ga chak thong ba de ne pungan aina thaba halak ba da ka khalak ba da ko
ꯑꯗꯩꯗꯤ ꯏꯕꯦꯝ ꯅꯪ ꯈꯔ ꯀꯨꯏꯅ ꯂꯩꯔꯣ ꯆꯠꯈ꯭ꯔꯅꯨ ꯀꯥꯏꯅ ꯑꯩꯅ ꯍꯥꯏꯗꯣꯏꯅꯦꯕ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯐꯖꯕ ꯌꯦꯡꯒꯦꯗꯤꯅꯦ ꯉꯧꯔꯣꯛ ꯉꯧꯕꯗꯣ ꯅꯣꯏꯅ ꯁꯨꯝ ꯑꯩꯅꯒ ꯍꯥꯏꯕꯗ ꯏꯆꯦ ꯌꯥꯝ ꯎꯅꯤꯡꯉꯤ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯕꯗꯣ ꯂꯥꯛꯑꯣ ꯍꯧꯖꯤꯛ ꯍꯣꯝꯗ ꯍꯣꯝꯗ ꯂꯩꯔꯦ ꯑꯁ ꯃꯌꯥꯝꯁꯤꯅ ꯑꯉꯥꯡꯁꯦ ꯅꯨꯡꯁꯤꯈ꯭ꯔꯦꯗꯅꯅꯦ ꯑꯗꯩ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯁꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯅ ꯑꯗꯩ ꯃꯣꯏꯁꯨ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯃꯌꯥꯝꯁꯦ ꯂꯩꯔꯤꯃꯤꯀꯣꯅ ꯈꯟꯖꯩꯌꯦꯕ ꯃꯣꯏ ꯃꯌꯥꯝꯁꯨ ꯀꯨꯝꯊꯔꯛꯇꯅ ꯑꯗꯩ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥꯒꯤ ꯁꯛꯂꯣꯟꯗ ꯂꯩꯔꯦ ꯍꯥꯏꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯄꯨꯡꯌꯣꯝ ꯃꯤ ꯂꯥꯛꯄꯈꯩꯁꯦ ꯄꯨꯡꯂꯥꯡꯅꯤꯀꯣ ꯂꯥꯛꯏꯕ ꯃꯤꯈꯩꯗꯨꯁꯨ ꯅꯨꯡꯉꯥꯏꯖꯩ ꯃꯣꯏ ꯃꯌꯥꯝꯗꯣ ꯂꯣꯏ ꯎꯔꯕꯅꯤꯅꯀꯣ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯏꯕꯦꯝꯃꯁꯤꯒꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯗꯤ ꯇꯁꯦꯡꯅ ꯑꯩꯅ ꯍꯥꯏꯈ꯭ꯔꯦꯗꯅꯀோ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯂꯥꯟꯁꯤꯗꯤ ꯇꯁꯦꯡꯅ ꯌꯥꯎꯈꯤꯗꯦꯅꯀꯣ ꯂꯥꯟꯗꯤ ꯑꯩꯈꯣꯏꯅ ꯌꯥꯎꯕ ꯌꯥꯕ ꯖꯒꯥ ꯅꯠꯇꯕꯅꯤꯅ ꯃꯥꯅꯦ ꯑꯗꯨꯅ ꯂꯥꯟꯒꯤ ꯀꯩꯅꯣꯁꯤꯃ ꯑꯩꯅ ꯀꯌꯥ ꯀꯩꯅꯣ ꯇꯧꯍꯧꯗ꯭ꯔꯦꯕ ꯍꯧꯖꯤꯛꯀꯤ ꯏꯕꯦꯝꯃꯁꯤꯅ ꯂꯤꯌꯦꯀꯣ ꯃꯥꯅ ꯋꯥꯔꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯃꯣꯏꯁꯦ ꯂꯥꯟ ꯅꯪꯕ ꯖꯒꯥ ꯑꯝꯗꯒꯤ ꯆꯦꯜꯂꯛꯄꯅꯦꯕ ꯍꯣꯏ ꯍꯣꯏ ꯗꯨꯀꯥꯟ ꯐꯝꯃꯤ ꯍꯣꯇꯦꯜ ꯐꯝꯃꯤ ꯃꯅꯦꯝ ꯃꯀꯨꯟ ꯍꯣꯇꯦꯜ ꯐꯝꯕ ꯃꯣꯏꯅ ꯗꯨꯀꯥꯟ ꯐꯝꯕ ꯍꯥꯏꯔꯤꯕ ꯂꯝꯁꯤꯗ ꯃꯣꯏꯁꯦ ꯃꯌꯨꯝ ꯕꯤꯜꯗꯤꯡ ꯁꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯥꯟꯒꯤ ꯅꯨꯃꯤꯠꯁꯦ ꯁꯤꯁꯦ ꯃꯥꯁꯦ ꯕꯦꯠ ꯀꯔꯤꯅꯣꯃ ꯃꯥꯁꯦ ꯊꯥꯗꯣꯛꯏ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒꯤ ꯑꯦꯛꯖꯥꯝ ꯑꯃ ꯊꯥꯕ ꯆꯠꯄꯅꯦꯕ ꯕꯦꯠꯀꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯒ ꯆꯠꯂꯒꯅꯦ ꯅꯨꯃꯤꯠꯁꯦ ꯃꯥꯅ ꯍꯜꯂꯛꯄꯗ ꯃꯣꯏꯔꯥꯡꯗꯒꯤ ꯂꯝꯕꯤ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯍꯥꯏꯌꯦ ꯏꯝꯐꯥꯜꯗꯒꯤꯅꯦ ꯔꯦꯂꯤ ꯆꯠꯂꯦ ꯏꯔꯥꯡ ꯊꯣꯛꯑꯦꯗꯤ ꯅꯤꯡꯕꯨꯡ ꯇꯥꯔꯦ ꯍꯥꯏꯌꯦꯕ ꯐꯣꯟꯒ ꯇꯧꯅꯔꯦ ꯍꯥꯏ ꯈꯔ ꯊꯨꯅ ꯍꯜꯂꯛꯑꯣ ꯌꯨꯝ ꯌꯧꯔꯛꯑꯣ ꯆꯦꯛꯁꯤꯟꯅꯅ ꯃꯣꯏꯔꯥꯡ ꯌꯧꯔꯛꯄꯗ ꯒꯥꯔꯤꯁꯦ ꯂꯣꯏ ꯊꯤꯡꯉꯝꯃꯦ ꯍꯥꯏꯔꯦꯕꯀꯣ ꯒꯥꯔꯤ ꯃꯌꯥꯝꯁꯦ ꯑꯗꯩꯗꯤ ꯑꯃꯨꯛ ꯆꯪꯉꯣꯅ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯊꯤꯡꯉꯒ ꯑꯃꯨꯛ ꯊꯥꯖꯤꯜꯂꯦ ꯍꯥꯏꯌꯦꯕ ꯃꯣꯏꯁꯨ ꯅꯨꯃꯤꯠꯁꯦ ꯃꯃꯥ ꯃꯅꯦꯝꯕꯣꯛꯁꯤꯅ ꯑꯌꯨꯛꯇꯅꯦ ꯉꯁꯤꯗꯤ ꯔꯦꯂꯤ ꯂꯩ ꯃꯣꯏꯗꯤ ꯆꯤꯡꯃꯤꯈꯩꯒꯤ ꯑꯗꯨꯃꯥꯏꯅ ꯔꯦꯂꯤ ꯃꯃꯥꯡꯗ ꯆꯠꯈꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯨꯒꯤ ꯆꯤꯡꯃꯤꯈꯩꯁꯦ ꯆꯤꯡꯅꯨꯡ ꯆꯤꯡꯊꯛꯇ ꯇꯥꯕ ꯃꯌꯥꯝꯁꯦ ꯂꯣꯏ ꯊꯣꯛꯂꯛꯇꯣꯏꯅꯤꯗꯅ ꯑꯗꯨꯅ ꯔꯦꯂꯤ ꯂꯥꯛꯑꯗꯤ ꯑꯆꯥꯄꯣꯠ ꯄꯣꯠ ꯆꯩ ꯌꯥꯝ ꯁꯤꯠꯄ ꯑꯗ ꯃꯣꯏꯒꯤꯁꯦ ꯆꯥꯛꯁꯨ ꯌꯥꯎꯕ ꯑꯗꯩ ꯀꯦꯂꯤ ꯆꯅꯥꯒꯨꯝꯕ ꯀꯥꯡꯍꯧꯒꯨꯝꯕ ꯇꯟ ꯆꯥ ꯕꯣꯔꯥꯁꯨ ꯂꯣꯏ ꯌꯥꯎꯕ ꯍꯦꯛꯇ ꯔꯦꯂꯤ ꯂꯥꯛꯇꯣꯏꯅꯤꯅ ꯀꯅꯥꯒꯤ ꯆꯥꯛ ꯑꯦꯟꯖꯥꯡ ꯑꯣꯛ ꯊꯣꯡꯕꯗꯒꯤ ꯌꯦꯟ ꯊꯣꯡꯕꯗꯒꯤ ꯁꯟꯗꯩ ꯑꯗꯩꯗꯤ ꯀꯦꯂꯤ ꯆꯅꯥꯗꯒꯤ ꯖꯒꯠ ꯄꯨꯝꯅꯃꯛꯁꯦ ꯑꯂꯨ ꯆꯣꯛꯇꯒꯤ ꯃꯌꯥꯝ ꯁꯦꯝ ꯁꯥ ꯊꯝꯃꯦꯌꯦꯀꯣ ꯑꯗꯨꯒꯗꯤꯅꯦ ꯃꯥꯁꯨ ꯌꯨꯝ ꯍꯦꯛ ꯃꯃꯥꯅ ꯑꯌꯨꯛꯇ ꯃꯥꯁꯨ ꯈꯦꯠꯄ ꯈꯣꯠꯄ ꯍꯌꯦꯡꯅꯦ ꯍꯥꯏꯕꯗꯨꯒꯤ ꯅꯨꯡꯗꯥꯡꯗ ꯑꯂꯨꯒ ꯈꯦꯠꯇꯣꯛꯇꯅ ꯃꯣꯏꯁꯦ ꯇꯤꯜꯍꯧ ꯆꯅꯝ ꯂꯣꯏ ꯁꯦꯝꯃꯝꯃꯦ ꯍꯥꯏ ꯑꯌꯨꯛꯇꯁꯨ ꯊꯣꯡꯕ ꯊꯥꯛꯄ ꯃꯥꯁꯦ ꯀꯦꯂꯤ ꯆꯅꯥꯒ ꯂꯣꯏ ꯉꯧꯔꯝꯃꯦ ꯍꯥꯏꯕ ꯃꯥꯅ ꯑꯗꯨꯒ ꯃꯅꯦꯝꯕꯣꯛꯅꯈꯔ ꯉꯟꯅ ꯍꯜꯂꯛꯎꯀꯣ ꯅꯪꯈꯔ ꯉꯟꯅ ꯍꯜꯂꯛꯎ ꯍꯥꯏꯍꯧꯋꯤ ꯍꯥꯏꯌꯦꯕꯀꯣ ꯃꯇꯝꯗ ꯃꯥ ꯃꯆꯥ ꯌꯥꯎꯗ꯭ꯔꯤ ꯃꯥ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔ ꯀꯩꯅꯣ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯗ ꯄꯣꯛꯄ ꯑꯉꯥꯡꯅꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯄꯣꯔꯛꯏꯕ ꯑꯉꯥꯡꯁꯦ ꯆꯍꯤ ꯑꯃꯒ ꯈꯤꯇꯪꯈꯛ ꯑꯗꯨꯃꯥꯏꯅ ꯈꯛ ꯑꯣꯏꯕꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡꯗꯣ ꯆꯍꯤ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯃꯌꯨꯝꯐꯧꯗꯤ ꯌꯧꯁꯜꯂꯦꯗꯅ ꯑꯗ ꯃꯥꯏ ꯅꯨꯄꯥꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯏꯔꯥꯡꯁꯦ ꯏꯔꯥꯡ ꯑꯃꯅꯤ ꯑꯩꯈꯣꯏ ꯃꯁꯤ ꯏꯔꯥꯡ ꯑꯃꯅꯤꯅ ꯃꯣꯏꯁꯨ ꯃꯥꯏ ꯅꯨꯄꯥ ꯍꯣꯏꯁꯨ ꯃꯌꯥꯝ ꯑꯃ ꯃꯣꯏ ꯃꯩꯇꯩꯈꯩꯁꯦ ꯂꯣꯏ ꯊꯣꯛꯈꯤ ꯍꯥꯏꯌꯦꯕ ꯃꯥꯁꯨꯀꯣ ꯑꯗꯩꯗꯤ ꯃꯥꯁꯨ ꯑꯗꯩꯗꯤ ꯍꯦꯛꯇ ꯃꯩꯁꯦ ꯊꯥꯒꯠꯂꯛꯄꯅꯦꯌꯦ ꯅꯣꯡꯃꯩꯁꯦ ꯄꯔꯥꯛ ꯀꯥꯞꯄ ꯃꯩꯁꯦ ꯕꯣꯡ ꯊꯥꯒꯠꯂꯛꯄ ꯍꯦꯛꯇ ꯕꯖꯥꯔ ꯃꯌꯥꯝꯁꯦ ꯍꯦꯛꯇ ꯔꯦꯂꯤ ꯂꯥꯛꯄꯗ ꯊꯨꯒꯥꯏꯔꯛꯄ ꯍꯦꯛꯇ ꯃꯥꯁꯤꯁꯨꯅꯦ ꯃꯥꯅ ꯍꯥꯏꯕ ꯃꯥꯒꯤ ꯐꯨꯔꯤꯠꯁꯦ ꯍꯣꯡꯗꯣꯛꯑꯒꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯃꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯀꯨꯔꯇꯤꯗꯣ ꯑꯗꯨ ꯁꯦꯠꯄ ꯃꯥꯁꯦ ꯑꯗ ꯐꯨꯔꯤꯠꯇꯤ ꯁꯥꯡ ꯈꯣꯡꯗꯣꯛꯑꯒ ꯀꯨꯔꯇꯤꯗꯨ ꯈꯣꯡꯒ꯭ꯔꯥꯎꯗꯨꯗꯤ ꯁꯦꯠꯍꯧꯔꯕ ꯍꯦꯛꯇ ꯆꯦꯜꯂꯣ ꯊꯣꯡꯅꯔꯣ ꯅꯣꯡꯃꯩ ꯀꯥꯞꯄꯦ ꯃꯩ ꯊꯥꯔꯦꯅ ꯆꯦꯟꯊꯣꯔꯛꯄꯗ ꯃꯥꯁꯦ ꯐꯤꯕ ꯑꯝꯇ ꯌꯥꯜꯂꯛꯇꯦ ꯍꯥꯏꯕ ꯀꯨꯔꯇꯤ ꯈꯣꯡꯒ꯭ꯔꯥꯎꯗꯨꯒ ꯐꯨꯔꯤꯠꯇꯤ ꯁꯥꯠꯂꯝꯒ ꯃꯁꯥꯒꯤ ꯂꯩꯍꯧꯕ ꯁꯅꯥ ꯂꯨꯄꯥ ꯄꯩꯁꯥ ꯑꯝꯇ ꯄꯥꯏꯔꯛꯇꯦꯀꯣ ꯍꯦꯛꯇ ꯆꯦꯟꯊꯣꯔꯛꯑꯦ ꯃꯩꯇꯩ ꯃꯌꯥꯝꯁꯦ ꯍꯣꯞꯇꯅ ꯆꯦꯟꯅꯔꯛꯑꯦꯀꯣ ꯑꯗꯩꯗꯤ ꯇꯨꯔꯦꯜ ꯂꯥꯜꯂ ꯆꯦꯟꯅ ꯅꯣꯡꯃꯩꯁꯤꯅ ꯀꯥꯞꯄ ꯂꯦꯞꯇꯕꯤ ꯑꯗꯩ ꯃꯩ ꯊꯥꯕ ꯂꯦꯞꯇꯕꯤ ꯗꯨꯀꯥꯟ ꯅꯨꯡꯒꯥꯟꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅ ꯄꯣꯠ ꯆꯩꯁꯦ ꯍꯣꯟꯗꯣꯛ ꯃꯩ ꯊꯥꯒꯠꯂꯛꯄꯤ ꯍꯦꯛꯇ ꯌꯥꯝꯈ꯭ꯔꯕ ꯃꯤꯅꯦꯌꯦ ꯊꯣꯛꯂꯛꯏꯗꯣꯀꯣ ꯍꯧꯖꯤꯛꯀꯤ ꯀꯨꯀꯤ ꯍꯥꯏꯇꯥꯔꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯗꯩ ꯃꯣꯏꯗꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯍꯧꯅꯕꯅ ꯉꯁꯥꯏꯒꯤꯅꯦ ꯆꯦꯟꯊꯣꯔꯛꯑꯒ ꯑꯗ ꯃꯥꯅ ꯍꯥꯏꯕꯗ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦꯕ ꯃꯣꯏ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯆꯦꯟꯅꯔꯦ ꯌꯥꯝ ꯅꯨꯃꯤꯠꯇꯨꯃꯨꯛ ꯃꯈꯣꯡꯅ ꯁꯥꯡꯅ ꯆꯠꯄ ꯌꯥꯎꯗꯦ ꯌꯥꯝ ꯁꯥꯡꯅ ꯆꯠꯂꯦꯌꯦꯀꯣ ꯃꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯦꯜꯂꯛꯈꯤꯕ ꯃꯣꯏꯁꯦ ꯑꯗꯨꯒ ꯊꯛ ꯅꯤꯛꯅꯔꯒ ꯅꯨꯡꯗꯥꯡꯁꯤꯗꯅꯦ ꯃꯣꯏꯁꯦ ꯍꯦꯛꯇ ꯀꯤꯕꯗ ꯃꯩꯉꯥꯟꯁꯤꯅꯅꯦ ꯃꯗꯨꯒꯤ ꯃꯩꯅꯤꯟ ꯃꯣꯏꯅ ꯂꯥꯞꯅ ꯌꯦꯡꯉꯕꯅꯤꯀꯣ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔ ꯄꯣꯛꯈꯥꯏꯕ ꯃꯌꯥꯝ ꯅꯣꯡꯃꯩ ꯃꯈꯣꯟ ꯃꯌꯥꯝ ꯃꯩ ꯆꯥꯛꯄꯒꯤ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯃꯩꯉꯥꯟꯁꯤꯅ ꯉꯥꯡꯉꯒ ꯅꯤꯟꯕꯗꯣ ꯃꯥꯏꯀꯩꯗꯨꯃ ꯃꯩ ꯊꯥꯔꯛꯏꯃꯤꯅ ꯄꯥꯛꯇꯛꯅꯅ ꯊꯥꯔꯛꯑꯕꯅꯤꯅ ꯃꯗꯨ ꯎꯕꯗ ꯃꯣꯏꯁꯦ ꯋꯥꯟꯊꯅꯕ ꯀꯞꯅꯕ ꯃꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯄꯣꯠꯆꯩ ꯁꯅꯥ ꯂꯨꯄꯥ ꯄꯩꯁꯥ ꯃꯁꯥꯗ ꯁꯦꯠꯄꯗ ꯍꯦꯟ ꯊꯣꯛꯂꯛꯇ꯭ꯔꯕꯅꯤꯅ ꯃꯣꯏꯅ ꯈꯟꯕꯅ ꯉꯥꯏꯍꯥꯛꯀꯤ ꯏꯔꯥꯡꯒꯤ ꯆꯦꯟꯊꯣꯛꯎꯔꯒ ꯑꯃꯨꯛ ꯍꯟꯖꯤꯟꯒꯗ꯭ꯔꯥ ꯈꯟꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄꯗꯒꯤ ꯑꯗꯨꯝꯕ ꯂꯥꯟꯗꯤ ꯇꯧꯕ ꯅꯠꯇ꯭ꯔꯤꯃꯤꯅ ꯃꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯀꯞꯅꯕ ꯂꯥꯎꯅꯕ ꯇꯧꯅꯔꯦꯌꯦꯀꯣ ꯑꯗꯩꯗꯤ ꯃꯥꯏ ꯅꯨꯄꯥꯁꯤ ꯃꯆꯤ ꯑꯃꯗ ꯊꯩꯗꯣꯛꯑꯒ ꯃꯥꯁꯨ ꯇꯥꯔ ꯂꯩꯔꯦ ꯋꯥꯟꯊꯗꯅ ꯑꯩꯁꯦ ꯂꯦꯡꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯩ ꯂꯧꯕ ꯂꯥꯛꯑꯣꯅ ꯑꯍꯤꯡꯁꯦ ꯐꯣꯟ ꯇꯧꯁꯜꯂꯕ
ꯀꯅꯥꯝꯇ ꯆꯠꯄꯤꯌꯨ ꯌꯥꯗ꯭ꯔꯕ ꯀꯅꯥꯗꯤ ꯆꯠꯇꯣꯔꯤ ꯃꯥꯅ ꯒꯥꯔꯤ ꯃꯆꯥ ꯑꯝꯇ ꯄꯤꯌꯨ ꯃꯥꯗꯤ ꯃꯄꯨꯔꯣꯏꯕ ꯀꯧꯕꯅꯤꯅꯀꯣ ꯑꯩ ꯆꯠꯀꯦ ꯑꯩ ꯁꯤꯔꯁꯨ ꯏꯕꯥꯅꯤ ꯁꯤꯟꯃꯤꯟꯅꯒꯦ ꯑꯩ ꯆꯠꯀꯦꯅ ꯃꯥꯁꯦ ꯍꯥꯏꯌꯦ ꯑꯗꯩ ꯃꯌꯥꯝ ꯆꯪꯅ ꯐꯥꯔꯦꯌꯦ ꯃꯥꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯈꯔꯅ ꯊꯤꯟꯗꯣꯛꯄꯤꯔꯛꯑꯦ ꯍꯥꯏꯕ ꯃꯥꯏ ꯅꯨꯄꯥꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯁꯦ ꯂꯥꯛꯈ꯭ꯔꯒ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯈꯤꯕꯀꯣ ꯑꯗꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯒ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯨ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯃꯥꯏ ꯅꯨꯄꯥꯒꯤꯅꯦ ꯃꯣꯏꯁꯦ ꯃꯔꯨꯞꯁꯨ ꯍꯧꯋꯦꯕ ꯄꯥꯛꯁꯤꯗ ꯂꯨꯄꯥ ꯂꯥꯛ 4 ꯍꯧꯋꯦ ꯇꯔꯪ ꯃꯤꯒꯤ ꯄꯤꯒꯗꯕ ꯑꯗꯩ ꯑꯃꯨꯛ ꯁꯅꯥ ꯂꯨꯄꯥ ꯃꯥꯒꯤ ꯃꯄꯥꯝꯗꯩ ꯍꯥꯞꯄꯛꯄ ꯃꯣꯏꯅ ꯁꯥꯖꯟꯗꯕ ꯁꯅꯥ ꯑꯆꯧꯕ ꯂꯤꯛ ꯑꯁ ꯍꯦꯛꯇ ꯂꯣꯏꯅ ꯃꯅꯦꯝꯕꯣꯛꯀꯤ ꯀꯩꯒꯤ ꯃꯣꯏ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯁꯅꯥꯁꯦ ꯃꯆꯟꯅꯨꯄꯤꯒꯤ ꯑꯗꯩ ꯃꯅꯝꯃ ꯂꯩꯁꯥꯕꯤꯒꯤ ꯂꯥꯛ 40-50ꯒꯤ ꯁꯅꯥ ꯍꯦꯟꯅꯤ ꯍꯥꯏꯌꯦꯕ ꯂꯣꯏꯅ ꯌꯥꯍꯧꯔꯕꯅꯦ ꯃꯌꯨꯝꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯂꯣꯏ ꯇꯦꯝꯒꯥꯏꯈ꯭ꯔꯦꯕ ꯃꯩꯁꯨ ꯊꯥꯗꯣꯛꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯇꯦꯝꯒꯥꯏꯈ꯭ꯔꯒ ꯂꯩꯇꯦꯝ ꯃꯥꯟꯅ ꯂꯩꯈ꯭ꯔꯦ ꯄ꯭ꯂꯦꯟ ꯑꯣꯏꯅ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯋꯥꯈꯜꯁꯤꯅꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯕꯅꯤꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯄꯨꯔꯥ ꯑꯣꯄꯟ ꯂꯣꯏꯅ ꯅꯨꯄꯥ ꯅꯨꯄꯤ ꯑꯉꯥꯡ ꯅꯨꯄꯤ ꯂꯣꯏ ꯂꯩꯔꯛꯇꯣꯏꯃꯤꯗꯅ ꯑꯗ ꯅꯨꯡꯉꯥꯏꯔꯛꯇꯕ ꯂꯩꯕꯗ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯁꯨ ꯃꯌꯥꯝ ꯄꯥꯏꯔꯝꯃꯒ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯗ ꯃꯤꯑꯣꯏꯕꯅꯕꯨ ꯀꯅꯥꯒꯨꯝꯕꯅ ꯐꯤꯂꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯕ ꯃꯤꯁꯦ ꯀ꯭ꯔꯣꯔꯄꯇꯤ ꯑꯣꯏꯔꯝꯕ ꯃꯤꯁꯦ ꯌꯥꯝ ꯊꯤꯅ ꯋꯥꯒꯤ ꯐꯤꯂꯝꯒꯤ ꯋꯥꯅꯤ ꯑꯁꯤ ꯍꯥꯏꯗ꯭ꯔꯥ ꯅꯠꯇꯦ ꯂꯥꯏꯐꯇ ꯊꯣꯛꯑꯕꯅꯤ ꯃꯤ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯣꯔꯦꯗ ꯀꯩꯗ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯀꯩꯗ ꯆꯥꯎꯅ ꯗꯨꯀꯥꯟ ꯐꯝꯃꯝꯕ ꯀꯔꯣꯔꯄꯇꯤ ꯀꯌꯥ ꯃꯩꯇꯩ ꯀꯌꯥ ꯍꯧꯖꯤꯛ ꯁꯥꯗꯩ ꯍꯦꯟꯅ ꯊꯣꯛꯂꯛꯄꯣꯟꯇꯦꯕꯀꯣ ꯑꯁ ꯑꯩꯗꯤ ꯑꯇꯩ ꯈꯟꯗꯦ ꯑꯩꯗꯤ ꯈꯟꯕꯗ ꯃꯝꯃꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯌꯨꯝ ꯑꯃ ꯄꯥꯜꯂꯛꯄꯗ ꯆꯪꯉꯤꯕ ꯄꯣꯠꯆꯪ ꯆꯩꯖꯪ ꯃꯌꯥꯝꯁꯦ ꯂꯨꯍꯣꯡꯕꯗ ꯁꯦꯠꯄꯩ ꯐꯤ ꯁꯣꯔꯥꯠꯇ ꯁꯦꯠꯄꯩ ꯐꯤ ꯂꯥꯏ ꯈꯨꯔꯝꯕꯩ ꯐꯤ ꯑꯅꯅꯦ ꯅꯨꯄꯥꯒꯤ ꯅꯨꯄꯤꯒꯤ ꯈꯒ ꯂꯩꯔꯒꯅꯦ ꯄꯨꯈꯝ ꯇꯦꯡꯀꯣꯠ ꯒ꯭ꯂꯥꯁ ꯃꯥꯏꯒꯤ ꯂꯣꯏꯅ ꯏꯃꯨꯡ ꯑꯃꯒꯤ ꯄꯥꯟꯕꯩ ꯃꯄꯣꯠ ꯑꯃ ꯍꯥꯏꯕꯁꯦ ꯉꯁꯤ ꯑꯩꯅ ꯈꯨꯗꯛꯇ ꯂꯩꯕꯗ ꯉꯝꯕ ꯅꯠꯇꯦꯕ ꯈꯒ ꯂꯩꯁꯜꯂꯒ ꯂꯩꯅꯈ꯭ꯔꯤꯅꯦꯕ ꯑꯗꯨꯕꯨ ꯂꯣꯏꯅ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯒ ꯏꯁꯥ ꯉꯥꯛꯇ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯒ ꯑꯩꯅ ꯑꯃꯨꯛ ꯅꯧꯅ ꯄꯨꯔꯥ ꯄꯣꯛꯄ ꯅꯨꯃꯤꯠꯇꯒꯤ ꯃꯀꯣꯛꯇ ꯍꯧꯔꯛꯄ ꯑꯁ ꯑꯩ ꯈꯟꯕꯗ ꯃꯁꯤꯒꯤ ꯆꯩꯅꯥꯁꯦ ꯑꯩ ꯑꯩ ꯉꯥꯎꯔ ꯆꯠꯀꯦ ꯇꯧꯋꯦ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯌꯥꯝ ꯋꯥꯏ ꯑꯩ ꯑꯗꯨꯅ ꯃꯣꯏꯁꯨ ꯑꯗꯨꯃꯥꯏꯅꯈꯜꯂꯒꯅꯦ ꯗꯔꯀꯥꯔ ꯑꯣꯏꯔꯛꯄꯗ ꯑꯩꯒꯤ ꯖꯦꯀꯦꯠꯇꯣ ꯑꯩꯒꯤ ꯐꯨꯔꯤꯠꯇꯣ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯀꯩꯅꯣꯗ ꯇꯨꯝꯃꯝꯕꯅ ꯑꯁ ꯋꯥꯈꯜꯅ ꯅꯨꯡꯉꯥꯏꯔꯛꯇꯕ ꯑꯗꯣ ꯃꯥꯁꯨ ꯑꯉꯥꯡꯁꯤꯃ ꯃꯤꯔꯣꯟꯖꯜꯂꯦ ꯌꯥꯎꯔꯦꯗꯅ ꯑꯗꯣ ꯃꯥꯏ ꯋꯥꯈꯟꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯗ ꯏꯆꯦꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯂꯥꯛꯑꯣ ꯁꯤꯗ ꯄꯣꯊꯥꯎ ꯂꯥꯛꯑꯣ ꯍꯥꯏꯕꯗꯨꯗ ꯑꯩꯁꯦ ꯂꯥꯛꯄꯅꯦꯅ ꯃꯆꯥꯗꯨꯒ ꯂꯥꯛꯏꯅꯦꯕ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯕꯦꯝꯃꯁꯤꯒꯤ ꯋꯥꯔꯤꯁꯦꯀꯣ ꯑꯗꯩ ꯃꯥꯅ ꯉꯧꯔꯤꯕ ꯃꯆꯥꯗꯨꯅ ꯉꯧꯔꯤꯕ ꯐꯖꯔꯤꯕ ꯑꯗꯨꯛ ꯐꯖꯈ꯭ꯔꯕ ꯃꯧ ꯃꯆꯥ ꯌꯦꯡꯉꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯛ ꯅꯨꯡꯉꯥꯏꯔꯝꯈ꯭ꯔꯕ ꯏꯃꯨꯡꯀꯣ ꯃꯤꯑꯣꯏꯕꯩ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯇꯝꯕ ꯉꯝꯗꯦ ꯍꯥꯏꯕ ꯑꯗꯣ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯑꯃꯨꯛ ꯂꯩ ꯌꯦꯡꯉꯣ ꯍꯣꯝꯗꯐꯧꯗ ꯂꯥꯛꯏꯅꯦ ꯌꯦꯡꯉꯣ ꯃꯄꯥꯝ ꯐꯪꯉꯤ ꯍꯥꯏꯕ ꯅꯨꯡꯉꯥꯏꯈ꯭ꯔꯖꯥꯠꯅꯦ ꯅꯨꯡꯉꯥꯏꯔꯁꯨꯅꯦ ꯃꯤꯑꯣꯏꯕꯅꯅꯦ ꯃꯄꯥꯝꯗꯒ ꯍꯟꯅꯩꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯀꯥꯟꯗ ꯍꯜꯂꯕꯅꯦꯕ ꯏꯀꯥꯏꯅꯩ ꯍꯥꯏꯕ ꯃꯄꯥꯝꯗ ꯂꯩꯕꯁꯤ ꯏꯀꯥꯏꯅꯩꯕ ꯁꯦꯡꯅ ꯑꯉꯥꯡꯒ ꯄꯨꯔꯒꯀꯣ ꯑꯍꯤꯡ 2ꯗꯪ ꯁꯨꯖꯜꯂꯛꯄꯗ ꯀꯩꯒꯤꯅꯣ ꯁꯦ ꯍꯥꯏꯅꯩ ꯍꯥꯏꯕ ꯑꯗꯨꯅꯤ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤꯒꯤꯗꯤ ꯋꯥꯔꯤꯁꯦ ꯁꯤꯗ ꯂꯣꯏꯁꯜꯂꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯅ ꯉꯁꯥꯏꯁꯨ ꯍꯥꯏꯖꯈ꯭ꯔꯦ IS ꯕꯣꯔꯗꯤꯡ ꯍꯥꯡꯗꯣꯛꯑꯦ ꯉꯁꯤꯗꯒꯤ ꯁꯥꯇ꯭ꯔꯤ ꯃꯌꯥꯝ ꯊꯤꯟꯅꯔꯛꯑꯦ ꯑꯗꯣ ꯑꯩꯒꯤꯁꯨ ꯊꯕꯛꯁꯦ ꯍꯦꯟꯅ ꯆꯤꯟꯖꯜꯂꯛꯑꯅꯤ ꯕꯣꯔꯗꯤꯡꯁꯤꯁꯨ ꯍꯧꯖꯜꯂꯛꯑꯕꯅꯤꯅ ꯑꯗꯣ ꯑꯩꯈꯣꯏꯅ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯇ ꯂꯥꯎꯊꯣꯛꯆꯕꯗ ꯈꯨꯗꯛꯇ ꯑꯗꯨꯝ ꯊꯥ ꯑꯃꯨꯛ ꯈꯛꯇꯒꯤ ꯃꯃꯥꯡꯗꯅꯦ ꯑꯩꯅ ꯂꯥꯎꯊꯣꯛꯄꯗꯣ ꯑꯗꯨ ꯌꯥꯝ ꯏꯇꯨꯅ ꯌꯥꯝ ꯃꯄꯨꯡ ꯐꯥꯕ ꯕꯣꯔꯗꯤꯡ ꯑꯃ ꯑꯣꯏꯍꯟꯕꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯁꯨ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯇꯥꯕ ꯐꯦꯃꯤꯂꯤ ꯉꯥꯛꯇꯅꯤ ꯁꯤꯗ ꯃꯆꯥ ꯊꯝꯕꯤꯔꯛꯏꯁꯦ ꯑꯗꯣ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯅ ꯁꯤꯃ ꯇꯧꯖꯒꯦꯅ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯆꯕꯗ ꯃꯥꯏ ꯄꯥꯛꯍꯟꯕꯤꯕ ꯁꯤꯒꯤꯗꯃꯛꯇ ꯑꯩ ꯌꯥꯝꯅ ꯀꯩ ꯍꯥꯏꯗꯣꯏꯅೋ ꯍꯥꯏꯐꯝ ꯈꯪꯗꯅ ꯑꯩꯉꯣꯟꯗ ꯄꯦꯟꯖꯔꯒ ꯊꯥꯒꯠꯆꯕꯗꯣ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯑꯩ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯣ ꯑꯩꯁꯨ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯒꯦ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩꯅ ꯍꯥꯏ ꯅꯣꯏ ꯏꯃꯥ ꯍꯣꯏꯅ ꯍꯥꯎꯁ ꯋꯥꯏꯐ ꯂꯣꯏ ꯃꯦꯜꯂꯦ ꯑꯗꯣ ꯅꯣꯏꯒꯤ ꯃꯇꯝꯗꯗꯤ ꯍꯥꯎꯁ ꯋꯥꯏꯐ ꯃꯦꯟꯕ ꯁꯨꯛꯌꯥ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯃꯁꯛ ꯊꯣꯛꯄ ꯅꯨꯄꯤ ꯑꯃꯃꯝꯗꯤ ꯑꯣꯏꯒꯗꯕꯅꯤꯀꯣꯅ ꯑꯩ ꯃꯣꯏꯗ ꯍꯥꯏ ꯑꯩꯅ ꯑꯗꯨꯝ ꯑꯩꯁꯨ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯏꯆꯥꯁꯤꯡꯁꯦ ꯑꯩꯅ ꯑꯉꯝꯕ ꯑꯩꯉꯣꯟda ꯄꯦꯔꯦꯟꯁꯅ ꯊꯥꯖꯔꯒ ꯁꯤꯟꯅꯔꯛꯏꯕꯈꯩꯁꯦ ꯑꯩꯁꯨ ꯀꯟꯅ ꯍꯣꯠꯅꯔꯒ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃꯃꯝ ꯆꯪ ꯂꯥꯎꯕ ꯂꯤꯆꯠ ꯁꯥꯖꯠ ꯆꯥꯛꯆꯥ ꯌꯨꯊꯛ ꯀ꯭ꯋꯥ ꯇꯂꯞꯀ ꯆꯥꯗꯕ ꯑꯗꯨꯃꯥꯏꯅ ꯂꯤꯆꯠ ꯁꯥꯖꯠ ꯌꯥꯝ ꯁꯦꯡꯕ ꯑꯉꯥꯡ ꯑꯣꯏꯔꯒ ꯃꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯃꯁꯥꯅ ꯐꯦꯁ ꯇꯧꯕ ꯉꯝꯕ ꯅꯨꯄꯤꯀꯣ ꯌꯥꯝ ꯊꯧꯅꯥ ꯂꯩꯕ ꯑꯗꯨꯝꯇꯪꯗꯤ ꯑꯣꯏꯅꯕ ꯑꯩꯁꯨ ꯍꯣꯠꯅꯖꯒꯦ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯔꯛꯄꯁꯤꯡꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯒꯤ ꯌꯥꯏꯔꯤꯄꯣꯛꯀꯤ ꯕꯣꯔꯗꯤꯡ ꯀꯣ ꯁꯤꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯑꯅꯧꯕꯁꯤꯡ ꯑꯩꯈꯣꯏ ꯌꯥꯏꯔꯤꯄꯣꯛ ꯃꯥꯏꯀꯩꯒꯤ ꯍꯪꯕ ꯑꯗꯨꯝ ꯂꯥꯛꯄꯤ ꯑꯗꯣ ꯁꯤꯁꯨ ꯑꯩ ꯗꯦꯠ 15 ꯁ꯭ꯋꯥꯏꯗꯒꯤꯀꯣ ꯑꯗꯨꯝ ꯁꯦꯁꯟ ꯍꯧꯔꯅꯤ ꯌꯥꯏꯔꯤꯄꯣꯛꯀꯤꯁꯨ ꯑꯗꯨꯝ ꯐꯣꯟ ꯇꯧꯕꯤꯔꯛꯑꯣ ꯍꯧꯖꯤꯛ ꯋꯥꯔꯗꯦꯟ ꯊꯥꯗꯔꯒ ꯊꯝꯃꯅꯤ ꯉꯍꯥꯟꯈꯩꯗꯤ ꯁꯨꯇꯤ ꯂꯩꯈꯤꯕꯩꯅꯦꯕ ꯑꯗꯨꯅ ꯎꯅꯕ ꯂꯥꯛꯀꯗꯕ ꯐꯣꯝ ꯂꯧꯔ ꯃꯦꯟꯁꯤꯟꯒꯗꯕ ꯌꯥꯏꯔꯤꯄꯣꯛ ꯃꯥꯏꯀꯩꯒꯤꯁꯨ ꯂꯥꯛꯄꯤꯔꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯨ ꯑꯗꯨꯝ ꯂꯤꯡꯈꯠꯂꯨꯔꯤꯕ ꯌꯥꯏꯔꯤꯄꯣꯛꯀꯤ ꯑꯩꯅ ꯁꯦꯝꯒꯠꯆꯒꯦ ꯈꯟꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯝ ꯁꯦꯝꯒꯠꯆꯒꯦ ꯑꯗꯩ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ
ꯁꯦꯟꯇꯔ ꯑꯣꯏꯔꯤꯕ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯁꯤꯗ ꯇꯧꯔꯤꯕ ꯀꯣꯡꯕꯗ ꯇꯧꯔꯤꯕꯁꯤꯗꯁꯨ ꯊꯥꯕꯤꯔꯛꯏꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯩꯅ ꯑꯗꯨꯝ ꯁꯦꯝꯒꯠꯆꯒꯦ ꯁꯤꯝꯇꯪ ꯂꯥꯎꯊꯣꯛꯆꯒꯦ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯂꯣꯏꯁꯤꯜꯂꯛꯄꯗ ꯍꯣꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯁꯤꯝꯇꯪ ꯂꯥꯎꯊꯣꯛꯆꯒꯦ ꯌꯥꯝ ꯄꯦꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯍꯦꯛ ꯍꯥꯏꯖꯈꯤꯕꯁꯦ ꯅꯣꯡꯉꯥꯟꯕꯒꯅꯦ ꯌꯨꯝꯁꯤꯗ ꯂꯥꯛꯄꯅ ꯍꯥꯟꯅ ꯃꯌꯥꯝꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯕꯤꯕ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝ ꯁꯤꯁꯦ ꯑꯩ ꯅꯠꯇꯦ ꯅꯨꯡꯁꯤꯔꯤꯁꯦ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯋꯥꯛꯁꯦ ꯁꯤꯕꯨꯅꯦꯕ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯤꯁꯦꯀꯣ ꯑꯩꯅ ꯃꯌꯥꯝꯒꯤ ꯀꯩꯒꯨꯝꯕ ꯊꯕꯛ ꯈꯔ ꯇꯧꯕꯒꯤꯅꯦꯕ ꯅꯨꯡꯁꯤꯕꯤꯔꯛꯏꯁꯦ ꯑꯗꯨꯅ ꯑꯩꯁꯨ ꯂꯦꯞꯇꯅ ꯇꯧꯖꯒꯦ ꯃꯌꯥꯝꯅꯕꯨ ꯁꯨꯃꯥꯏꯅ ꯏꯆꯪ ꯊꯧꯅꯥ ꯂꯩꯅ ꯆꯣꯡꯊꯣꯛꯄꯤꯔꯛꯑꯗꯤ ꯑꯩꯅ ꯀꯩꯗꯧꯕꯩ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕꯗ ꯀꯤꯗꯣꯏꯅꯣꯀꯣ ꯌꯥꯝ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯅ ꯃꯌꯥꯝꯅ ꯀꯩꯅꯣ ꯄꯥꯡꯉꯤꯕ ꯃꯇꯦꯡꯁꯦ ꯑꯋꯥꯕꯁꯤꯡꯁꯦ ꯑꯩꯅ ꯑꯃꯨꯛ ꯀꯜꯂꯒ ꯑꯩꯅꯥꯛ ꯊꯝꯕ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯤꯔꯛꯄ ꯇꯧꯔꯀꯥꯟꯗ ꯑꯩꯁꯨ ꯂꯤꯁꯥꯡ ꯆꯟꯅ ꯊꯕꯛ ꯇꯧꯖꯒꯦ ꯑꯗꯣ ꯉꯥꯃꯨꯛꯁꯨ ꯑꯩꯅ ꯃꯃꯤꯡꯁꯦ ꯂꯥꯎꯊꯣꯛꯍꯧꯗ꯭ꯔꯕ ꯃꯥꯒꯤ ꯏꯈꯠꯍꯧꯗꯗꯅ ꯑꯩꯈꯣꯏꯒꯤ ꯑꯍꯣꯡ ꯁꯥꯡꯕꯝ ꯁꯣꯐꯤꯌꯥ ꯍꯤꯌꯥꯡꯂꯝ ꯑꯋꯥꯡ ꯂꯩꯀꯥꯏ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯏꯅꯥꯎꯅꯨꯄꯤꯁꯤꯅꯅꯦ ꯃꯤ 30-40 ꯆꯥꯕ ꯆꯟꯒꯗꯕ ꯔꯥꯏꯁ ꯀꯨꯀꯔ ꯑꯆꯧꯕꯅꯦ ꯑꯩ ꯃꯆꯪꯒ ꯇꯨꯝꯕꯗ ꯆꯟꯅꯤ ꯑꯩꯅ ꯍꯥꯏꯕ ꯏꯃꯥ ꯁꯤꯗꯤ ꯑꯩꯗꯤ ꯃꯥ ꯄꯣꯛꯄꯩ ꯎꯗ꯭ꯔꯤꯍꯦ ꯁꯤ ꯔꯥꯏꯁ ꯀꯨꯀꯔꯁꯤꯗꯤꯅ ꯕꯣꯛꯁꯁꯦ ꯆꯥꯎꯈ꯭ꯔꯖꯥꯠꯅꯤꯀꯣ ꯑꯗꯣ ꯏꯅꯥꯎꯅꯨꯄꯤꯁꯤꯅ ꯄꯥꯡꯕꯤꯔꯛꯑꯦ ꯏꯅꯥꯎꯅꯨꯄꯤ ꯁꯣꯐꯤꯌꯥ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤꯀꯣ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯅꯨꯃꯤꯠꯀꯤ ꯏꯕꯦꯟꯗꯧꯒꯤ ꯅꯨꯃꯤꯠꯀꯤ ꯏꯕꯦꯟꯗꯧꯅ ꯑꯩꯈꯣꯏꯒꯤ ꯁꯪꯒꯥꯏꯗ ꯂꯦꯡꯁꯟꯈꯤꯕꯁꯦ ꯁꯪꯒꯥꯏꯁꯤꯒꯤ ꯆꯥꯛꯁꯪꯁꯤꯗꯤ ꯑꯩꯈꯣꯏꯅ ꯅꯧꯅ ꯁꯥꯗ꯭ꯔꯦꯕ ꯁꯪꯒꯥꯏꯁꯤ ꯈꯛꯇꯅꯦꯕ ꯁꯥꯔꯤꯁꯦ ꯆꯥꯛꯁꯪꯗꯤ ꯍꯥꯟꯅꯩ ꯕꯣꯔꯗꯤꯡꯁꯤꯒ ꯄꯨꯜꯂꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯏꯕꯦꯟꯗꯧ ꯂꯦꯡꯁꯟꯕꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯆꯦꯕꯦꯝꯃ ꯍꯤꯖꯝ ꯑꯣꯡꯕꯤ ꯀꯩꯅꯣ ꯍꯤꯖꯝ ꯑꯣꯡꯕꯤ ꯂꯥꯏꯁ꯭ꯔꯝ ꯅꯤꯉꯣꯜ ꯗꯣꯜꯂꯤ ꯀꯣ ꯏꯆꯦꯝꯃꯁꯦ ꯌꯥꯏꯁ꯭ꯀꯨꯜꯗꯒꯤꯅꯦ ꯑꯗꯨꯒ ꯏꯆꯦꯝꯃꯒꯤ ꯀꯩꯅꯣꯁꯦ ꯃꯄꯨꯔꯣꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯑꯦꯗꯤꯁꯅꯦꯜ SP ꯑꯣꯐꯁ ꯊꯧꯕꯥꯜ ꯀꯣ ꯊꯧꯕꯥꯜꯗ hꯧꯖꯤꯛ ꯑꯦꯗꯤꯁꯅꯦꯜ SP ꯑꯣꯐꯁ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕ ꯁꯥꯔ ꯗꯦꯕꯦꯟꯗ꯭ꯔ ꯁꯤꯁꯤꯅ ꯁꯥꯔ ꯍꯣꯏꯒꯤ ꯏꯆꯦꯝꯃꯣꯏꯒꯤ ꯇꯦꯟꯊꯥꯗ ꯐꯥꯝ ꯇꯧꯋꯦꯕ ꯑꯗꯨꯒꯤ ꯃꯁꯥꯒꯤ ꯐꯥꯝꯗꯒꯤ ꯈꯨꯗꯛꯇ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯔꯛꯑꯦꯀꯣ ꯏꯆꯦ ꯑꯗꯨꯅꯀꯣ ꯌꯥꯝ ꯆꯝꯃꯦ ꯑꯁ ꯑꯦꯗꯤꯁꯅꯦꯜ SP ꯑꯃꯒꯤ ꯅꯨꯄꯤꯅꯕꯨ ꯑꯗꯨꯛ ꯆꯝꯃꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯃꯪꯗꯐꯥꯎ ꯊꯥꯖꯗꯦ ꯌꯥꯝ ꯆꯝꯃꯤꯀꯣ ꯆꯝꯕꯁꯤꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇꯅꯦ ꯃꯒꯨꯟꯁꯨ ꯍꯦꯜꯂꯤꯗꯀꯣ ꯑꯗꯨꯝ ꯆꯟꯅꯩ ꯆꯝꯕꯁꯤꯅꯀꯣ ꯑꯗꯨꯒ ꯃꯥꯅꯅꯦ ꯅꯨꯡꯉꯥꯏꯈ꯭ꯔꯕꯁꯤꯗ ꯐꯨꯔꯥ ꯗꯂꯥꯟꯁꯤꯗ ꯂꯩꯔꯤꯕꯁꯦ ꯍꯨꯟꯗꯣꯛꯑꯒꯅꯦ ꯑꯥꯗ ꯌꯦꯡꯉꯣ ꯏꯆꯦꯝꯃꯗꯨꯅ ꯅꯥꯀꯨꯞꯄꯤꯒꯁꯦ ꯑꯁ ꯑꯩꯉꯣꯟꯗ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡꯗ ꯌꯦꯡꯍꯜꯂꯦꯕ ꯌꯥꯝꯈ꯭ꯔꯖꯥꯠꯅꯤ ꯑꯗꯩ ꯐꯗꯤꯒꯣꯝꯗꯣ ꯌꯥꯔꯗ꯭ꯔꯣ ꯏꯅꯥꯎꯅ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡꯗ ꯐꯣꯏꯔꯦ ꯕꯨꯞ ꯕꯨꯞ ꯂꯥꯎꯅ ꯑꯗꯩ ꯁꯤ ꯀꯣꯕꯤꯁꯦ ꯁꯤ ꯃꯇꯨꯝ ꯇꯥꯕꯤꯁꯦ ꯅꯪꯒꯤ ꯊꯥꯏꯅ ꯅꯪꯅ ꯉꯋꯥꯏ ꯍꯥꯞꯀꯠꯂꯛꯈꯤꯕꯗꯣ ꯀꯣꯕꯤꯗꯣ ꯅꯪ ꯃꯇꯨꯝ ꯇꯥꯔꯕ ꯏꯆꯦ ꯑꯩꯈꯣꯏꯗꯤ ꯃꯇꯨꯡꯗꯤ ꯂꯩꯁꯟꯗ꯭ꯔꯤ ꯂꯩꯈꯠꯂꯛꯄꯗꯤ ꯍꯧꯔꯦꯅ ꯁꯤ ꯐꯨꯛꯄꯤꯔꯛꯑꯒꯦꯅ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡꯗꯨꯗ ꯐꯨꯛꯑꯦ ꯑꯗꯩ ꯉꯥꯗꯨꯁꯨ ꯏꯟꯗ ꯁꯨꯃꯥꯏꯅ ꯈꯣꯡꯒꯠꯂꯒ ꯀꯣꯏꯁꯜꯂ ꯊꯝꯕꯗꯣ ꯏꯟꯗꯣ ꯃꯥꯅ ꯁꯣꯡꯒꯠꯂꯦꯀꯣ ꯌꯦꯡꯉꯣ ꯉꯥ ꯃꯌꯥꯝꯁꯦ ꯎꯕ꯭ꯔꯥ ꯅꯪ ꯎꯕ꯭ꯔꯥꯅ ꯑꯗꯨꯒ ꯎꯏꯌꯦ ꯏꯆꯦꯅ ꯉꯥꯔꯪꯁꯨ ꯌꯥꯎꯔꯦ ꯁꯤꯜꯚꯔ ꯀꯞꯁꯨ ꯌꯥꯎꯔꯦ ꯅꯥꯄꯤ ꯆꯥꯕꯤꯁꯨ ꯌꯥꯎꯔꯦ ꯃꯈꯜ 3 ꯄꯤꯔꯛꯑꯒꯦ ꯀꯌꯥꯝ ꯄꯤꯔꯛꯎꯒꯦ ꯀꯌꯥꯝꯅ ꯑꯣꯛꯀꯅꯤ ꯇꯧꯔꯒ ꯉꯥꯗꯣ ꯑꯆꯧꯕ ꯀꯦꯖꯤ ꯇꯥꯕ ꯀꯦꯖꯤ ꯑꯃ ꯍꯦꯟꯕꯗꯩ 3ꯃꯨꯛ ꯇꯥꯕ ꯑꯆꯧꯕ ꯇꯧꯔꯒ ꯉꯥ ꯃꯈꯜ 5 ꯄꯤꯔꯛꯑꯦ ꯌꯥꯝꯃꯦ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯌꯥꯏꯔꯤꯄꯣꯛꯇ ꯍꯥꯏꯊꯈꯤꯕ ꯑꯗꯨꯒ ꯑꯌꯨꯛꯇ ꯃꯣꯏꯅ ꯍꯥꯏꯊꯔꯕ ꯑꯩꯅ ꯅꯨꯡꯊꯤꯟꯗ ꯑꯣꯏꯅ ꯍꯥꯏꯊꯒꯗꯧꯕ ꯑꯌꯨꯛꯀꯤ ꯁꯦꯝ ꯁꯥꯕꯩ ꯃꯣꯏꯅ ꯑꯃꯨꯛ ꯍꯥꯏꯊꯔꯨꯕ ꯏꯆꯦꯝꯃ ꯃꯣꯏꯁꯨ ꯍꯥꯏꯒꯠꯂꯛꯑꯅꯤ ꯑꯗꯨꯗꯤ ꯏꯆꯦꯝꯃꯩ ꯉꯥ ꯊꯤꯟꯕ ꯃꯤꯗꯨꯒ ꯊꯧꯕꯥꯜꯗ ꯊꯦꯡꯅꯍꯜꯂꯁꯤꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯈꯩꯗꯨꯅ ꯒꯥꯔꯤ ꯊꯦꯡꯖꯟꯅꯩꯅ ꯃꯔꯩ ꯇꯧꯅ ꯂꯩꯔꯤꯉꯩꯗ ꯏꯆꯦꯝꯃ ꯍꯣꯏꯒꯤ ꯁꯥꯔꯒꯤ ꯀꯩꯅꯣ ꯃꯌꯥꯝꯗꯣ ꯏꯁꯀꯣꯔꯠ ꯃꯌꯥꯝꯗꯨꯅ ꯑꯗꯨꯝ ꯖꯤꯞꯁꯤꯅꯦ ꯀꯩꯅꯦ ꯗ꯭ꯔꯦꯁꯇꯨꯗ ꯑꯗꯨꯝ ꯊꯤꯜꯂꯛꯑꯦ ꯍꯥꯏꯌꯦ ꯉꯥꯗꯣ ꯑꯗꯨꯒ ꯀꯩꯅꯣ ꯑꯉꯥꯡꯈꯩꯗꯨꯅ ꯏꯆꯦ ꯅꯪꯗꯤ ꯑꯣꯐꯤꯁꯥꯔ ꯑꯃꯒꯤ ꯅꯨꯄꯤꯅꯅꯤ ꯉꯥ ꯊꯤꯜꯂꯛꯇꯣꯏꯁꯦ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅꯅꯤ ꯑꯅꯁꯨ ꯍꯥꯏꯗꯦ ꯑꯗꯨꯝ ꯃꯤꯅ ꯉꯥ ꯊꯤꯜꯂꯛꯀꯅꯤ ꯊꯦꯡꯅꯧꯗꯪ ꯍꯥꯏ ꯐꯣꯟ ꯅꯝꯕꯔꯗꯪ ꯄꯤꯔꯛꯑꯦ ꯑꯗꯨꯒꯗꯤ ꯌꯦꯡꯉꯣ ꯂꯥꯛꯏꯈꯩꯗꯨꯗꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯒꯤ ꯅꯨꯄꯤ ꯑꯣꯏ ꯂꯩꯔꯝꯃꯦ ꯊꯤꯜꯂꯛꯏꯗꯣ ꯑꯗꯨꯒ ꯗ꯭ꯔꯦꯁꯇ ꯍꯦꯛꯇ ꯒꯥꯔꯤꯗꯣ ꯖꯤꯞꯁꯤꯗꯣ ꯊꯧꯖꯜꯂꯦ ꯑꯩꯈꯣꯏꯗꯤ ꯄꯨꯡꯉꯪ ꯉꯛꯎꯔꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯩꯗꯤ ꯌꯥꯝ ꯃꯃꯥꯡꯗꯁꯨ ꯏꯆꯦꯝꯃꯅ ꯃꯣꯝꯄꯥꯛ ꯇꯥ ꯂꯥꯎꯕ ꯌꯥꯝ ꯑꯇꯥꯡꯕ ꯑꯗꯒꯤ ꯗꯕꯜ ꯕꯦꯗꯀꯤ ꯑꯄꯥꯛꯄ ꯑꯆꯧꯕ 2 ꯊꯤꯟꯕꯤꯔꯛꯑꯦꯕꯀꯣ ꯑꯩꯅ ꯑꯁ ꯏꯆꯦ ꯇꯥꯡꯃꯟꯈ꯭ꯔꯦ ꯃꯤ ꯍꯣꯝꯗꯕꯨ ꯀꯩꯒꯤꯅꯣ ꯀꯔꯤ ꯀꯨꯏꯅ ꯆꯠꯅꯕ ꯇꯨꯝꯕꯅꯦꯅ ꯇꯨꯝꯍꯜꯂꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯍꯟꯒꯗꯕꯅꯤ ꯑꯍꯣꯡꯕ ꯄꯗꯞ ꯍꯌꯦꯡꯁꯤ ꯂꯩꯔꯒ ꯇꯥꯈ꯭ꯔꯗꯕꯗꯣ ꯄꯥꯡꯉꯤꯃꯦꯅ ꯄꯥꯡꯉꯒ ꯀꯩꯗꯧꯅꯗꯣꯏꯅꯣꯅꯅꯦ ꯑꯗꯨꯒꯤ ꯃꯣꯝꯄꯥꯛꯁꯤꯗ ꯃꯣꯏꯅꯅꯦ ꯃꯃꯥ ꯃꯆꯥ ꯂꯥꯛꯄꯒꯩ ꯀꯩꯒꯩ ꯑꯁ ꯑꯗꯨꯏ ꯃꯣꯝꯄꯥꯛꯁꯤꯗ ꯃꯨꯟꯅꯔꯦ ꯅꯤꯡꯊꯝꯊꯥꯅꯤꯅꯀꯣ ꯑꯗꯨꯗ ꯍꯥꯟꯅ ꯇꯨꯝꯃꯝꯕ ꯃꯤꯁꯦ ꯆꯠꯈꯤꯕꯒ ꯑꯩꯈꯣꯏ ꯁꯤꯗ ꯍꯣꯡꯖꯜꯂꯅꯤꯅ ꯑꯗꯩ ꯑꯩꯅ ꯑꯉꯥꯡ ꯆꯦꯜꯂꯛꯄꯈꯩ ꯇꯨꯝꯍꯜꯂꯨꯀꯣꯁꯦ ꯏꯪꯅꯤ ꯑꯉꯥꯡ ꯅꯥꯅꯤꯅꯅꯦ ꯀꯌꯥ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯩ ꯃꯃꯥ ꯃꯆꯥ 2ꯒ ꯃꯃꯥ ꯑꯃꯒ ꯂꯩꯔꯝꯕꯗꯨꯅ ꯃꯣꯝꯄꯥꯛꯇꯨ ꯅꯣꯛꯑꯒꯅꯦ ꯃꯣꯏꯅ ꯐꯝꯃꯒ ꯂꯩꯕꯗꯣ ꯑꯩꯅ ꯐꯣꯇꯣ ꯀꯥꯞꯄ ꯏꯆꯦꯝꯃꯗꯨꯗ ꯊꯥꯏꯌꯦꯕ ꯍꯥꯏꯕꯗꯤ ꯃꯤꯗꯨꯅ ꯄꯤꯔꯛꯏꯗꯣ ꯑꯣ ꯍꯥꯟꯅ ꯃꯍꯩ ꯑꯣꯏꯕꯅꯦ ꯈꯟꯖꯕꯗꯣ ꯑꯗꯨꯃꯥꯏꯅꯅꯦ ꯏꯆꯦꯝꯃ ꯌꯦꯡꯉꯣ ꯀꯌꯥ ꯅꯨꯡꯉꯥꯏꯅ ꯐꯝꯃꯤꯅꯣ ꯏꯆꯦꯝꯃꯅ ꯄꯤꯔꯛꯄ ꯊꯥ ꯂꯥꯎꯕ ꯃꯣꯝꯄꯥꯛ ꯁꯨꯛ ꯋꯥꯡꯕꯁꯤꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯩ ꯃꯃꯥꯡꯗꯁꯨ ꯑꯗꯨꯃꯥꯏꯅ ꯄꯥꯡꯕꯤꯈ꯭ꯔꯦ ꯑꯩ ꯏꯆꯦꯒ ꯁꯥꯔꯒꯕꯨ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤꯀꯣ ꯑꯗꯒꯤ ꯃꯊꯪꯗꯅ
ꯑꯩꯈꯣꯏꯒꯤ ꯁꯂꯥꯝ ꯁꯪꯀꯔ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯅ ꯑꯣꯖꯥ ꯍꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯁꯦ ꯃꯅꯥꯎꯄꯤꯅꯤ ꯍꯥꯏꯕ꯭ꯔꯥ ꯃꯆꯟꯅꯨꯄꯤꯅꯤ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯍꯥꯏꯔꯝꯕꯅꯦꯕ ꯒꯤꯇꯥꯕꯂꯤ ꯑꯗꯩꯗꯤ ꯕꯤꯖꯤꯀꯥ ꯑꯗꯒꯤ ꯄꯥꯏꯂꯣꯠ ꯀꯩꯔꯥꯎꯕꯤꯇ꯭ꯔꯥ ꯂꯥꯏꯔꯦꯝꯕꯤ ꯂꯩꯔꯛ ꯁꯤꯁꯤꯅꯅꯦ ꯑꯩꯈꯣꯏ ꯏꯕꯦꯟꯗꯧ ꯂꯦꯡꯖꯟꯕ ꯅꯨꯃꯤꯠꯀꯤ ꯆꯦꯡꯕꯨꯗ ꯍꯩꯅꯕ ꯆꯦꯡꯁꯦ ꯑꯣꯖꯥꯁꯤꯅ ꯌꯥꯝ ꯋꯥꯠꯂꯤꯉꯩꯗꯩ ꯐꯣꯟ ꯇꯧꯕꯤꯔꯛꯑꯦ ꯑꯗꯨꯒꯤ ꯆꯦꯡꯗꯣ ꯄꯥꯡꯖꯒꯦꯅ ꯌꯥꯝ ꯁꯦꯡꯅ ꯀꯩꯅꯣꯅ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯅ ꯄꯨꯕꯤꯔꯛꯑꯀꯥꯟꯗ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯑꯥꯗ ꯁꯪꯒꯥꯏ ꯌꯥꯏꯔꯤꯄꯣꯛ ꯇꯣꯞꯇꯀꯣ ꯁꯪꯒꯥꯏ ꯃꯐꯝꯗ ꯄꯨꯕꯤꯔꯛꯑꯦ ꯑꯗꯨꯒ ꯆꯦꯡ ꯕꯣꯔꯥ ꯑꯃ ꯄꯨꯕꯤꯔꯛꯑꯦ ꯑꯩꯈꯣꯏꯅ ꯆꯦꯡꯕꯨꯗ ꯍꯩꯔꯒ ꯑꯗꯨꯃꯥꯏꯅ ꯅꯨꯃꯤꯠꯇꯨꯒꯤ ꯏꯕꯦꯟꯗꯧꯒꯤ ꯀꯠꯈꯤꯀꯣ ꯑꯗꯣ ꯏꯕꯨꯡꯕꯨꯁꯨ ꯑꯩ ꯊꯥꯒꯠꯆꯔꯤꯀꯣ ꯑꯗꯩꯗꯤ ꯃꯊꯪꯗꯅ ꯂꯥꯏꯁ꯭ꯔꯝ ꯁ꯭ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯀꯣꯠꯁ꯭ꯌꯥꯝ ꯑꯗꯨꯒ ꯏꯃꯥꯏꯕꯦꯝꯃ ꯑꯉꯧꯇꯣꯝꯕꯤ ꯇꯦꯔꯥ ꯋꯥꯡꯊꯣꯟꯕꯤ ꯂꯩꯔꯛꯇꯒꯤꯅꯦ ꯄꯥꯕꯨꯡꯁꯦ ꯍꯥꯟꯅ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯣꯐꯤꯁꯇ ꯑꯩꯈꯣꯏꯒꯤ ꯍꯦꯗ ꯀ꯭ꯂꯥꯔꯛ ꯑꯣꯏꯔꯝꯕ ꯑꯗꯨꯒ ꯃꯃꯥꯁꯤꯅ ꯗꯤꯄꯨꯇꯤ ꯅꯔꯁꯤꯡ ꯁꯨꯄ꯭ꯔꯤꯟꯇꯦꯟꯗꯦꯟ ꯑꯣꯏꯔꯝꯕ ꯑꯗꯣ ꯃꯃꯥꯁꯤꯅꯅꯦ ꯑꯁ ꯃꯃꯥꯡꯗꯁꯨ ꯍꯟꯖꯟ ꯄꯥꯡꯉꯛꯈ꯭ರೆ ꯑꯂꯨꯗꯩ ꯊꯥꯎꯗꯩ ꯇꯤꯜꯍꯧꯗꯩ ꯍꯋꯥꯏꯗꯩ ꯑꯗꯩ ꯑꯃꯨꯛꯁꯨ ꯂꯥꯏꯒꯤ ꯀꯣꯟ ꯂꯥꯏ ꯙꯨꯛ ꯊꯥꯡꯃꯩ ꯀꯠꯅꯕ ꯀꯣꯟꯁꯤꯁꯨ ꯑꯗꯩ ꯁꯅꯥꯕꯨꯟꯁꯨ ꯄꯥꯡꯉꯝꯃꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅ ꯃꯃꯥ ꯍꯣꯏꯒꯤ ꯀꯩꯁꯦ 2 ꯁꯨꯕ ꯑꯗꯨꯒꯤ ꯀꯩ ꯑꯃ ꯃꯣꯏꯅ ꯃꯆꯤ ꯂꯦꯡꯗꯕ ꯑꯗꯣ ꯃꯣꯏꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯀꯣꯠꯂꯅ ꯇꯤꯟꯒꯤ ꯈꯥꯖꯟꯕꯤ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗꯣ ꯑꯗꯨꯒ ꯁꯤꯁꯤꯃ ꯏꯕꯦꯝꯃ ꯑꯩꯈꯣꯏꯗꯤ ꯇꯛꯄ ꯅꯣꯏꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯊꯤꯜꯂꯛꯄ ꯇꯛꯑꯒ ꯄꯦꯛꯑꯒ ꯃꯤ ꯂꯩꯇꯦ ꯉꯝꯗꯦ ꯅꯣꯏ ꯄꯥꯕꯨꯡꯁꯨ ꯑꯍꯜ ꯑꯣꯏꯔꯦ ꯑꯗꯣ ꯃꯃꯥꯁꯨ ꯑꯍꯜ ꯑꯣꯏꯔꯦ ꯑꯗꯣ ꯅꯣꯏ ꯂꯥꯛꯑꯒꯅꯦ ꯀꯩꯁꯤꯃ ꯑꯩ ꯄꯥꯡꯉꯒꯦ ꯅꯣꯏ ꯂꯥꯛꯑ ꯇꯛꯑꯒ ꯑꯝꯇ ꯆꯥꯔꯨ ꯂꯥꯎ ꯍꯥꯏꯌꯦꯀꯣ ꯑꯁ ꯏꯃꯥꯏꯕꯦꯝꯃ ꯃꯃꯥ ꯀꯩꯅꯣ ꯐꯧ ꯀꯣꯠ ꯑꯃ ꯄꯥꯡꯕꯤꯔꯕ ꯅꯆꯥꯈꯩꯒꯤꯅ ꯍꯦ ꯄꯦꯜꯂꯤ ꯑꯩ ꯄꯦꯜꯂꯤ ꯀꯩꯗꯧꯕꯩ ꯇꯥꯏꯗꯣꯏꯅꯣ ꯂꯥꯎ ꯅꯣꯏꯈꯩ ꯄꯦꯛꯑ ꯕꯣꯔꯥ 5 ꯄꯦꯛꯑꯒ ꯊꯥ ꯑꯃꯒꯤ ꯄꯨꯈꯣ ꯑꯗꯨꯒ ꯆꯥꯊꯣꯛꯅꯧ ꯍꯥꯏꯔꯝꯃꯦ ꯃꯃꯥꯗꯨꯅꯀꯣ ꯁꯨꯃꯥꯏꯅꯅꯦ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯏꯅꯥꯛ ꯈꯨꯟꯕ ꯐꯧ ꯅꯜꯂ ꯆꯥꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯑꯍꯜ ꯃꯌꯥꯝꯁꯦ ꯋꯥꯔꯤꯁꯦ ꯇꯥꯔꯒꯅꯦ ꯂꯥꯛꯑ ꯆꯦꯜꯂ ꯃꯇꯦꯡꯁꯦ ꯄꯥꯡꯉꯦꯕ ꯐꯧ ꯇꯛꯇꯅ ꯈꯣꯠꯇꯅ ꯑꯗꯨꯅ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯂꯥꯛꯄꯤꯌꯨ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯈꯔ ꯄꯥꯡꯉꯛꯄꯗ ꯑꯋꯥꯕ ꯑꯃ ꯊꯣꯡꯒꯠꯄꯗ ꯀꯩꯁꯨ ꯅꯠꯇꯦꯕ ꯈꯔ ꯁꯨꯃꯥꯏꯅ ꯑꯗꯩꯗꯤ ꯃꯊꯪꯗꯅ ꯊꯣꯛꯆꯣꯝ ꯄ꯭ꯔꯥꯃꯦꯁ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯁꯤꯂꯥ ꯏꯆꯦꯕꯦꯝꯃꯀꯣ ꯁꯒꯣꯜꯕꯟ ꯃꯩꯅꯣ ꯂꯩꯔꯛꯇꯒꯤ ꯃꯣꯏꯒꯤ ꯑꯩꯈꯣꯏ ꯏꯕꯨꯡꯁꯤꯒꯤ ꯃꯃꯥꯁꯦ ꯂꯩꯒꯗꯕ ꯊꯥ 4ꯃꯨꯛꯈꯛ ꯉꯥꯏꯔꯤꯕ ꯑꯩꯈꯣꯏ ꯏꯃꯥꯏꯕꯦꯝꯃ ꯑꯍꯟꯕꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯃꯤꯡꯗ ꯃꯃꯧ ꯏꯕꯦꯝꯃꯁꯤꯒ ꯃꯆꯥꯅꯨꯄꯥꯒ ꯂꯦꯡꯕꯤꯔꯛꯑꯒ ꯍꯣꯝ ꯁꯥꯟꯅꯕꯒꯤꯗꯃꯛꯇ ꯂꯨꯄꯥ 1,000 ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤꯀꯣ ꯑꯩꯈꯣই ꯏꯕꯨꯡꯒ ꯏꯅꯝꯃꯒꯕꯨꯁꯨ ꯊꯥꯒꯠꯆꯔꯤꯀꯣ ꯑꯗꯩ ꯃꯊꯪꯗꯅ ꯅꯣꯡꯊꯣꯝꯕꯝ ꯕ꯭ꯔꯣꯖꯦꯟ ꯑꯗꯒꯤ ꯑꯗꯨꯒ ꯔꯣꯖꯦꯟ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯁꯦ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯔꯣꯁꯅꯤ ꯑꯗꯨꯒ ꯑꯗꯒꯤꯗꯤ ꯆꯤꯡꯊꯥꯝ ꯂꯛꯈꯤ ꯁꯤꯁꯦ ꯀꯩꯅꯣ ꯑꯣꯏꯗꯣꯏꯕ ꯁꯤꯅꯅꯦ ꯄꯥꯕꯨꯡꯒ ꯏꯃꯥꯒꯗꯣ ꯑꯣꯏꯗꯣꯏꯕ ꯔꯣꯖꯦꯟꯁꯤꯒ ꯔꯣꯁꯅꯤꯁꯤꯒꯅ ꯑꯗꯩ ꯑꯁꯤꯅ ꯆꯤꯡꯊꯥꯝ ꯑꯣꯡꯕꯤ ꯂꯛꯈꯤ ꯄ꯭ꯌꯥꯔꯤ ꯃꯄꯨꯔꯣꯏꯕ ꯕꯣꯕꯣꯁꯤꯅ ꯃꯆꯥꯅꯨꯄꯤ ꯃꯌꯥꯅꯨꯄꯥ ꯑꯣꯏꯗꯣꯏꯕ ꯃꯣꯏꯁꯦ ꯃꯆꯥꯅꯨꯄꯤ ꯍꯣꯏꯗ ꯄꯨꯂꯞ ꯂꯩꯌꯦꯕ ꯄꯥꯕꯨꯡꯒ ꯏꯃꯥꯒꯁꯤꯁꯨꯀꯣ ꯑꯗꯣ ꯃꯣꯏꯁꯦ ꯀꯩꯅꯣ ꯇꯧꯋꯦꯕ ꯎ ꯆꯟꯕ ꯈꯣꯠꯄ ꯎꯄꯨ ꯅꯨꯡꯕꯨ ꯇꯧꯕ ꯑꯗꯣ ꯀꯩꯅꯣꯁꯤꯅꯅꯦ ꯄꯥꯕꯨꯡꯅꯦ ꯏꯃꯥꯅꯦ ꯑꯗꯩ ꯃꯌꯥꯅꯨꯄꯥꯅꯦ ꯃꯆꯥꯅꯨꯄꯤꯅꯦ ꯃꯣꯏꯅ ꯃꯩꯖ꯭ꯔꯥꯎꯗꯒꯤꯅꯦꯕ ꯃꯩꯖ꯭ꯔꯥꯎ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯒ꯭ꯌꯥꯁ ꯎꯄꯨ ꯑꯩꯅ ꯂꯥꯎꯊꯣꯛꯈꯤꯕꯗꯣꯀꯣ ꯑꯗꯨꯃꯒ ꯑꯗꯣ ꯏꯕꯦꯟꯗꯧ ꯂꯦꯡꯖꯟꯅꯕ ꯏꯕꯦꯟꯗꯧꯒꯤ ꯗꯣꯜ ꯌꯥꯝ ꯐꯖꯩꯌꯦ ꯑꯗꯨꯃꯒ ꯄꯨꯕꯤꯔꯛꯑꯝꯃꯦ ꯏꯕꯦꯟꯗꯧꯁꯤꯅ ꯃꯅꯨꯡꯗ ꯂꯣꯟꯁꯤꯜꯂ ꯁꯨꯃꯥꯏꯅ ꯃꯤꯡꯖꯦꯟ ꯄꯥꯜꯂꯒ ꯊꯣꯡ ꯄꯥꯜꯂꯦ ꯑꯗꯨꯒ ꯃꯄꯥꯟꯗꯅ ꯀꯩꯅꯣ ꯑꯃꯁꯨ ꯌꯥꯎꯋꯦ ꯐꯝꯕꯥꯛ ꯑꯃ ꯏꯕꯦꯟꯗꯧꯒꯤ ꯂꯨꯛ ꯀꯠꯄꯒꯤ ꯌꯥꯝ ꯐꯖꯅ ꯄꯨꯕꯤꯔꯛꯑꯝꯃꯦ ꯑꯩ ꯌꯥꯝ ꯊꯥꯒꯠꯆꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯍꯣꯝꯒꯤ ꯒ꯭ꯌꯥꯁ ꯎꯄꯨꯒꯁꯦ ꯑꯩꯗꯤ ꯍꯥꯏꯖꯗꯦ ꯇꯦꯕꯜ ꯈꯛ ꯍꯥꯏꯖꯔꯕꯅꯦꯕ ꯑꯗꯣ ꯍꯥꯟꯅꯁꯨ ꯇꯦꯕꯜ ꯑꯃꯗ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯗꯣ ꯊꯨꯝ ꯃꯣꯔꯣꯛ ꯊꯝꯕ ꯃꯊꯣꯡ ꯈꯪꯗꯦꯕ ꯑꯗꯣ ꯒ꯭ꯌꯥꯁ ꯎꯄꯨ ꯑꯣꯏꯅ ꯊꯤꯟꯕꯤꯔꯛꯑꯕꯅꯤꯅ ꯊꯨꯝ ꯃꯣꯔꯣꯛ ꯉꯥꯔꯤ ꯑꯗꯨꯅ ꯍꯥꯞꯄ ꯌꯥꯔꯅꯤꯗꯅꯀꯣ ꯑꯗꯣ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯕꯨ ꯑꯩ ꯌꯥꯝ ꯊꯥꯒꯠꯆꯔꯤꯀꯣ ꯑꯗꯒꯤ ꯃꯊꯪꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯏꯆꯦꯃ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤꯅꯦ MS ꯑꯝꯕꯤꯀꯥ ꯁ꯭ꯇꯣꯔ ꯑꯅ ꯋꯥꯍꯦꯡ ꯂꯩꯀꯥꯏ ꯖꯤꯔꯤ ꯄꯥꯔꯀꯤꯡꯁꯤꯗ ꯍꯦꯛ ꯐꯝꯕꯀꯣ ꯃꯣꯏꯁꯦ ꯀꯣꯜ ꯂꯤꯛ ꯌꯣꯟꯕ ꯀꯣꯟꯁꯨ ꯈꯦꯠꯄ ꯁꯤꯜꯚꯔ ꯄꯤꯊꯥꯏ ꯁ꯭ꯇꯤꯜ ꯂꯣꯏ ꯁꯨꯔꯦ ꯃꯤ ꯑꯃ ꯄꯣꯛꯄꯗꯩꯅ ꯁꯤꯕꯐꯥꯎꯒꯤ ꯀꯣꯜ ꯂꯤꯛ ꯗꯔꯀꯥꯔ ꯑꯣꯏꯕ ꯂꯣꯏ ꯌꯥꯎꯔꯦꯀꯣ ꯈꯦꯠꯀꯦꯁꯨ ꯌꯥꯏ ꯑꯣꯟꯊꯣꯛꯀꯦꯁꯨ ꯌꯥꯏ ꯂꯣꯏꯅ ꯌꯥꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯏꯅꯝꯕꯦꯝꯃꯁꯤꯅ ꯕꯤꯅꯣ ꯑꯗꯒꯤ ꯃꯣꯏꯒꯤ ꯅꯤꯉꯣꯜ ꯏꯅꯝꯕꯦꯝꯁꯤꯒꯤ ꯃꯆꯟꯅꯨꯄꯤꯀꯣ ꯅꯤꯉꯣꯜꯁꯤꯅ ꯏꯆꯦꯕꯦꯝꯃ ꯇꯝꯐꯥꯃꯅꯤ ꯁꯤꯁꯦ ꯃꯣꯏꯁꯦ ꯌꯥꯝ ꯋꯥꯅ ꯍꯧꯔꯛꯏ ꯍꯥꯏꯌꯦ ꯑꯩꯈꯣꯏꯒꯤꯅꯦ ꯆꯥꯕꯐꯧ ꯐꯪꯕꯣꯏ ꯐꯪꯗꯕꯣꯏ
ꯏꯆꯦ ꯕꯦꯝꯃꯁꯤꯅ ꯍꯥꯏꯕꯗ ꯑꯗ ꯃꯣꯏ ꯏꯅꯝꯕꯦꯝꯁꯦ ꯂꯥꯛꯄꯗꯒꯤ ꯃꯣꯏ ꯏꯕꯨꯡꯁꯤꯒ ꯃꯕꯥꯅꯤꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯒꯅꯦ ꯃꯣꯏꯁꯨ ꯌꯥꯎꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯒꯅꯦ ꯍꯣꯠꯅꯔꯛꯄꯅꯦ ꯍꯥꯏꯌꯦꯕ ꯑꯗꯣ ꯏꯅꯝꯕꯦꯝꯃꯁꯦ ꯂꯥꯛꯄꯐꯥꯎꯗꯅꯦ ꯐꯅꯦꯛꯄꯣ ꯑꯅꯤ ꯁꯨꯅ ꯁꯦꯠꯅꯤꯡꯉꯥꯏ ꯂꯩꯇꯗꯅꯅꯦ ꯃꯆꯟꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯁꯦꯠꯂꯦꯌꯦꯀꯣ ꯏꯆꯦꯕꯦꯝ ꯇꯝꯐꯥꯝ ꯑꯅꯤꯁꯤꯅ ꯑꯗꯩ ꯏꯅꯝꯕꯦꯝꯁꯤꯅ ꯑꯃꯨꯛ ꯋꯥꯏꯅꯩꯌꯦ ꯑꯗꯩ ꯁꯦꯟꯗꯟꯁꯤꯅ ꯑꯃꯈꯛ ꯂꯩꯔꯒꯅꯦ ꯏꯃꯨꯡꯗ ꯂꯩꯕ ꯃꯤꯁꯤꯅ ꯇꯣꯡꯗꯕ ꯆꯠꯊꯣꯛꯇꯣꯏꯕ ꯃꯤꯁꯤꯅ ꯇꯣꯡꯅꯕ ꯑꯗꯩ ꯑꯇꯠꯄꯁꯤꯐꯥꯎ ꯁꯝꯃ ꯇꯣꯡꯕ ꯌꯥꯝ ꯋꯥꯅ ꯍꯧꯔꯛꯑꯦ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯍꯣꯠꯅꯔꯛꯄꯩ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯏꯝꯐꯥꯜ ꯃꯌꯣꯟꯁꯤꯗ ꯂꯩꯔꯦꯀꯣ ꯑꯗꯣ ꯀꯩꯅꯣ ꯏꯆꯦꯕꯦꯝꯁꯤꯅ ꯀꯩꯀꯩ ꯑꯋꯥꯠꯄ ꯍꯥꯏꯔꯛꯑꯣ ꯑꯋꯥꯠꯄ ꯗꯔꯀꯥꯔ ꯑꯣꯏꯕꯗꯣ ꯑꯣꯏꯅ ꯄꯣꯔꯛꯀꯦꯅ ꯑꯩꯅ ꯃꯣꯝꯄꯥꯛꯁꯦ ꯈꯔ ꯋꯥꯠꯂꯦ ꯊꯥꯔ ꯇꯨꯝꯅꯩ ꯅꯤꯡꯊꯝꯊꯥꯁꯤꯗ ꯑꯉꯥꯡꯈꯩꯁꯦ ꯏꯪꯉꯦ ꯍꯥꯏꯕꯗ ꯃꯣꯝꯄꯥꯛ ꯊꯥ ꯂꯥꯎꯕ ꯉꯁꯥꯏ ꯑꯩꯈꯣꯏ ꯏꯆꯦꯝꯃ ꯗꯣꯂꯤꯅ ꯄꯥꯡꯕꯤꯕ ꯑꯗꯨꯝꯕ ꯊꯥ ꯂꯥꯎꯕ ꯃꯣꯝꯄꯥꯛ ꯑꯅꯤꯒ ꯑꯗꯒꯤ ꯀꯔꯤꯅꯣ ꯃꯣꯝꯄꯥꯛ ꯑꯅꯤꯅꯦ ꯀꯩꯅꯣ ꯏꯆꯦꯝꯃ ꯍꯣꯏꯅ ꯌꯥꯝ ꯄꯣꯔꯛꯄꯅꯦ ꯑꯩꯁꯦ ꯌꯥꯝꯃꯟꯗꯅ ꯍꯦꯛꯇ ꯀꯥꯎꯋꯦꯕꯀꯣ ꯑꯗꯒꯤ ꯑꯗꯨꯒ ꯑꯃꯨꯛ ꯏꯆꯦꯕꯦꯝꯃꯅꯅꯦ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯂꯥꯛꯑꯣ ꯑꯝꯇ ꯗꯨꯀꯥꯟꯗ ꯑꯗꯨꯒ ꯅꯪꯅ ꯑꯄꯥꯝꯕ ꯗꯔꯀꯥꯔ ꯂꯩꯕ ꯍꯣꯝꯒꯤ ꯑꯝꯇ ꯂꯣꯏ ꯄꯨꯈꯣ ꯂꯥꯎ ꯑꯗꯩ ꯒ꯭ꯌꯥꯁ ꯕꯔꯅꯔ ꯂꯩꯔꯕ ꯍꯪꯉꯦ ꯑꯩꯈꯣꯏꯒꯤ ꯈꯔ ꯌꯥꯝ ꯊꯣꯡꯉꯛꯄ ꯀꯥꯟꯗ ꯃꯩ ꯖꯣ ꯂꯥꯎ ꯆꯠꯄꯤꯗꯣ ꯑꯗꯨꯃꯁꯨ ꯄꯥꯡꯉꯒꯦ ꯑꯗꯣ ꯅꯪ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯝꯇ ꯂꯥꯛꯑꯣ ꯑꯗꯨꯒ ꯑꯝꯇ ꯍꯣꯟꯒꯣ ꯂꯥꯎ ꯍꯥꯏꯌꯦꯕꯀꯣ ꯑꯩꯅ ꯍꯣꯏ ꯑꯩꯅꯦ ꯂꯥꯛꯑꯒꯦ ꯑꯗꯨꯒ ꯅꯨꯡꯗꯥꯡ ꯑꯣꯏꯒꯦꯔꯥ ꯑꯊꯦꯡꯕ ꯑꯣꯏꯒꯦꯔꯥ ꯃꯤ ꯂꯩꯇ꯭ꯔꯀꯥꯟꯗ ꯊꯣꯡ ꯍꯥꯡꯉ ꯂꯧꯒꯦꯔꯥ ꯅꯪ ꯊꯣꯛꯄ ꯒꯣꯗꯥꯎꯟꯗꯩ ꯆꯪꯉ ꯂꯧ ꯂꯥꯎ ꯍꯥꯏ ꯑꯩꯅ ꯃꯤ ꯅꯨꯡ ꯂꯩꯔꯀꯥꯟ ꯀꯁꯇꯃꯔ ꯃꯌꯥꯝ ꯂꯩꯔꯀꯥꯟꯗꯗꯤ ꯆꯤꯟꯁꯤꯜꯂꯤꯗꯅ ꯍꯣꯏ ꯏꯆꯦꯝꯃ ꯑꯩ ꯉꯁꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯂꯣꯏꯔꯒ ꯑꯩ ꯆꯪꯉꯛꯑꯒꯦ ꯊꯦꯡꯒꯦꯔꯥ ꯈꯣꯠꯀꯦꯔꯥ ꯆꯪꯉꯛꯑꯒ ꯄꯨꯈ꯭ꯔꯒꯦ ꯑꯩ ꯗꯔꯀꯥꯔ ꯑꯣꯏꯕꯈꯩ ꯍꯥꯏꯈꯤꯕꯅꯤ ꯍꯣꯔꯦꯟ ꯒꯥꯔꯤ ꯃꯄꯣꯠ ꯑꯃ ꯑꯩꯈꯣꯏ ꯂꯥꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯤꯒ ꯑꯩꯈꯣꯏꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯍꯣꯔꯦꯟꯁꯦ ꯂꯧꯔꯨꯗꯣꯏꯅꯦꯕ ꯑꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯁꯨꯃꯥꯏꯅꯒ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯀꯣ ꯑꯗꯨꯒ ꯑꯗꯨꯅꯦ ꯆꯥ ꯅꯪ ꯂꯥꯎꯕ ꯁꯪꯒꯣꯝ ꯆꯥ ꯊꯛꯑꯒꯅꯦ ꯏꯅꯥꯎ ꯉꯥꯏꯍꯥꯛꯇꯣꯏꯁꯨ ꯐꯝꯃꯤꯟꯅꯗꯣꯏꯅꯤ ꯅꯣꯏꯒꯤ ꯑꯉꯥꯡ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯒ ꯑꯗꯣ ꯊꯕꯛ ꯆꯤꯜꯂꯤꯀꯥꯟꯗ ꯂꯥꯛꯑꯣꯏꯒꯦ ꯀꯣꯝꯃꯀꯥꯟꯗ ꯂꯥꯛꯀꯦꯅ ꯅꯨꯡꯗꯥꯡꯗ ꯂꯥꯛꯑꯦ ꯑꯗꯩꯗꯤ ꯍꯩꯁ ꯏꯆꯦ ꯂꯥꯛꯑꯦ ꯁꯪꯒꯣꯝ ꯆꯥ ꯂꯥꯛꯑꯦ ꯁꯪꯒꯣꯝ ꯆꯥ ꯑꯝꯇ ꯂꯣꯜꯂꯣ ꯑꯉꯥꯡ ꯆꯥꯅ ꯁꯪꯒꯣꯝ ꯆꯥ ꯂꯣꯜꯂ ꯑꯗꯨꯃꯥꯏꯅ ꯊꯛꯃꯤꯟꯅꯈꯤ ꯏꯆꯦꯗꯣꯀꯣ ꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝ ꯆꯝꯃꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯩ ꯍꯥꯏꯔꯒꯁꯨ ꯄꯣꯡꯕ ꯊꯣꯏꯕ ꯌꯥꯎꯗꯦꯕꯀꯣ ꯏꯅꯝꯕꯦꯝꯗꯣ ꯃꯕꯥꯅꯤꯁꯦ ꯃꯤꯗꯤ ꯃꯧꯒ ꯅꯤꯉꯣꯟꯒꯁꯨ ꯎꯟꯅ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗꯤ ꯃꯅꯤꯄꯨꯔꯗ ꯑꯦꯋꯥꯔꯗ ꯄꯤꯔꯗꯤ ꯑꯁ ꯌꯥꯅꯤ ꯏꯅꯥꯎ ꯑꯩꯈꯣꯏꯗꯤ ꯅꯨꯡꯁꯤꯅꯒꯖꯥꯅꯤ ꯍꯥꯏꯔꯒꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯃꯥꯏꯅ ꯃꯧꯒ ꯅꯤꯉꯣꯟꯒꯅ ꯅꯨꯡꯁꯤꯅꯕꯁꯦ ꯑꯗꯨꯃ ꯍꯥꯏꯕ ꯃꯅꯤꯄꯨꯔꯁꯤꯗꯅꯦ ꯂꯥꯏꯔꯕ ꯆꯔꯥ ꯍꯦꯟꯕ ꯂꯥꯏꯔꯕꯗꯩ ꯂꯥꯏꯔꯕ ꯁꯦ ꯄꯨꯊꯣꯛꯑꯣ ꯍꯥꯏꯔꯗꯤ ꯊꯥꯡꯗꯣꯛꯑꯣ ꯍꯥꯏꯔꯗꯤꯅꯦ ꯃꯣꯏ ꯏꯃꯨꯡꯁꯦ ꯊꯥꯡꯗꯣꯛ ꯌꯥꯅꯤ ꯃꯇꯝꯗꯨꯗ ꯋꯥꯔꯛꯄꯩ ꯆꯥꯡꯗꯣ ꯑꯗꯣ ꯋꯥꯏꯅ ꯁꯨꯝ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯈ꯭ꯔꯗꯤ ꯂꯦꯞꯇ꯭ꯔꯗꯤ ꯃꯤꯑꯣꯏꯕꯁꯦ ꯑꯋꯥꯕꯅꯁꯨ ꯅꯨꯡꯉꯥꯏꯔꯛꯏꯅꯦꯕ ꯑꯗꯣ ꯐꯤꯂꯝꯗꯒ ꯌꯥꯝ ꯂꯥꯏꯔꯔꯝꯕꯗꯒꯤ ꯅꯨꯡꯉꯥꯏꯈꯤꯕꯒꯁꯦ ꯑꯁ ꯐꯤꯂꯝꯒꯤ ꯋꯥꯅꯤ ꯍꯥꯏꯗ꯭ꯔꯥ ꯅꯠꯇꯦ ꯃꯌꯥꯝ ꯑꯃ ꯁꯨꯃꯥꯏꯅ ꯂꯩꯔꯤꯅꯦꯕ ꯑꯗꯩ ꯌꯥꯝ ꯉꯥꯎꯁꯟꯅꯔꯝꯕ ꯑꯃꯅ ꯂꯥꯏꯛꯀ ꯀꯟꯅ ꯄꯥꯈ꯭ꯔꯒ ꯍꯦꯔꯣꯏꯟꯗꯨꯒ ꯀꯥꯏꯅꯔꯦ ꯍꯦꯔꯣꯏꯟꯗꯨꯅꯒ ꯌꯥꯕꯤꯔꯛꯇꯕ ꯂꯥꯞꯊꯣꯛꯈꯤꯕꯗ ꯂꯥꯏꯔꯩ ꯀꯥꯏꯅ ꯂꯥꯞꯊꯣꯛꯈꯤꯕꯗ ꯏꯅꯥꯈꯨꯟꯕ ꯊꯝꯈꯤꯕ ꯏꯅꯥꯈꯨꯟꯕ ꯄꯥꯟꯈꯤꯕꯗꯒ ꯂꯥꯏꯛꯀ ꯀꯟꯅ ꯄꯥꯔꯒ IAS ꯑꯣꯐꯤꯁꯥꯔꯒ ꯑꯣꯏ ꯍꯥꯏ ꯐꯤꯂꯝꯒꯤ ꯋꯥꯅꯤ ꯍꯥꯏ ꯀꯗꯥꯏꯗꯩꯅꯣ ꯃꯤ ꯉꯥꯎꯔꯁꯨ ꯉꯥꯎꯁꯅꯥꯗꯣ ꯑꯣꯏꯈ꯭ꯔꯤꯗꯨꯅꯤ ꯃꯥꯅꯦ ꯐꯤꯂꯝꯗ ꯂꯥꯛꯏꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯆꯠꯅ ꯂꯣꯟꯆꯠ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯀꯤ ꯋꯥꯔꯤ ꯃꯌꯥꯝꯁꯤꯅꯤꯗꯅꯀꯣ ꯑꯗꯩꯗꯤ ꯑꯃꯨꯛꯅꯦ ꯀꯩꯅꯣ ꯍꯧꯖꯤꯛꯁꯦ ꯃꯣꯏꯅꯒ ꯑꯅꯥꯕ ꯃꯇꯦꯡ ꯄꯥꯡꯕ ꯑꯅꯥꯕꯗ ꯑꯗꯩ ꯍꯤꯗꯥꯛ ꯒꯨꯂꯤ ꯂꯩꯅꯤꯡꯉꯥꯏ ꯂꯩꯇꯦꯅ ꯃꯣꯏ ꯂꯩꯀꯥꯏꯒꯤ ꯀꯩꯒꯤ ꯂꯥꯛꯄꯁꯦ ꯃꯇꯦꯡꯁꯦ ꯌꯥꯝꯅ ꯄꯥꯡꯉꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩꯗꯤ ꯀꯩꯅꯣꯁꯦ ꯃꯣꯏ ꯏꯅꯝꯕꯦꯝꯁꯤ ꯃꯄꯥꯝꯗꯒ ꯆꯠꯄꯁꯦ ꯃꯆꯟꯅꯨꯄꯤ ꯏꯆꯦꯕꯦꯝꯁꯦ ꯃꯥꯁꯨ ꯃꯌꯨꯝ ꯄꯥꯜꯂꯒ ꯃꯣꯏ ꯄꯨꯂꯞ ꯗꯨꯀꯥꯟ ꯐꯝꯃꯤꯟꯅꯩꯅꯦꯕ ꯏꯅꯦ ꯑꯁꯤ ꯆꯥꯁꯤ ꯃꯥ ꯃꯁꯤ ꯆꯥꯁꯦꯅ ꯃꯅꯝꯃꯩ ꯃꯄꯥꯝꯗꯒ ꯆꯠꯂ ꯗ꯭ꯔꯣ ꯌꯥꯝ ꯅꯨꯡꯁꯤꯅꯕꯗꯣ ꯑꯗꯨꯃꯥꯏꯅꯒ ꯁꯨꯝ ꯂꯣꯏꯅꯩ ꯍꯥꯏꯌꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯁꯉꯥꯏꯊꯦꯜꯁꯤꯗꯅꯦ ꯃꯣꯏꯒꯤ ꯅꯤꯡꯁꯤꯡꯂꯝꯕꯅ ꯃꯣꯏ ꯍꯣꯝ ꯑꯃ ꯂꯩ ꯍꯥꯏꯌꯦꯕ ꯌꯥꯝ ꯆꯥꯎꯅ ꯁꯦꯝꯒꯠꯂꯦꯌꯦ ꯃꯣꯏꯗꯤ ꯁꯔꯀꯥꯔꯒꯤ ꯀꯩꯒꯤ ꯑꯗꯨꯒꯤ ꯅꯠꯇꯦ ꯃꯣꯏ ꯄꯣꯊꯥꯖꯕꯝ ꯍꯤꯡꯒꯣꯜ ꯊꯕꯛ ꯁꯨꯔ ꯈꯣꯠꯂꯒ ꯑꯗꯨꯗ ꯑꯗꯩ ꯃꯤ ꯑꯔꯥꯛꯄ ꯃꯌꯨꯝ ꯃꯀꯩ ꯂꯩꯇꯦ ꯍꯥꯏꯕ ꯂꯩꯍꯟꯒꯦꯅ ꯃꯣꯏꯅ ꯁꯦꯝꯒꯠꯆꯔꯨꯕ ꯑꯗꯨꯒ ꯏꯁꯤꯡꯒꯁꯦ ꯖ꯭ꯋꯥꯏ ꯇꯥꯔꯒ ꯍꯧꯖꯤꯛꯇꯤ ꯂꯝꯗꯣ ꯀꯨꯀꯤꯒꯤ ꯑꯦꯔꯤꯌꯥ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯌꯦꯕ ꯃꯣꯏꯁꯨ ꯆꯪꯕ ꯉꯝꯗ ꯂꯩꯔꯦ ꯍꯥꯏꯕ ꯌꯥꯝ ꯋꯥꯅ ꯁꯦꯝꯒꯠꯂꯒꯀꯣ ꯃꯤ ꯈꯛ ꯆꯪꯕ ꯂꯥꯛꯄ ꯍꯧꯔꯕꯅꯦ ꯍꯥꯏꯌꯦꯕ ꯑꯗꯩ ꯐꯤꯂꯝꯒ ꯅꯝꯗꯅ ꯑꯗꯩ ꯂꯩꯒꯦꯅ ꯂꯥꯛꯄ ꯃꯤ ꯑꯗꯩ ꯍꯣꯝꯅꯦꯅ ꯍꯥꯏꯔꯕꯅꯤ ꯃꯇꯦꯡ ꯄꯥꯡꯕꯒ ꯂꯥꯛꯇꯅ ꯃꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯑꯝꯇ ꯂꯧꯖꯔꯣꯏ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯄꯩꯁꯥꯅ ꯑꯉꯝꯕ ꯈꯔ ꯀꯠꯆꯒꯦꯅ ꯇꯧꯖꯕꯅꯦ ꯁꯤꯗꯤꯅꯅꯦ ꯃꯇꯦꯡ ꯂꯧꯗꯦ ꯍꯥꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯁꯦꯝꯒꯠꯆꯔꯨꯕꯗꯨꯁꯨ ꯍꯧꯖꯤꯛ ꯃꯥꯡꯉꯒ ꯂꯩꯕ ꯃꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯀꯣ ꯑꯗꯣ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯏꯅꯝꯕꯦꯝ ꯕꯤꯅꯣꯏ ꯏꯆꯦꯕꯦꯝ ꯇꯝꯐꯥꯃꯅꯤꯀꯣ ꯑꯗꯩꯗꯤ ꯑꯃꯨꯛ ꯀꯩꯅꯣꯁꯤꯅ ꯃꯊꯪꯗꯅꯅꯦ ꯆꯣꯡꯊꯥꯝ ꯑꯣꯡꯕꯤ ꯍꯤꯖꯝ ꯅꯤꯉꯣꯜ ꯎꯔꯃꯤꯂꯥ ꯃꯄꯨꯔꯣꯏꯕꯅ ꯈꯦꯜꯆꯟꯗ꯭ꯔ ꯁꯒꯣꯜꯕꯟ ꯃꯣꯏꯔꯥꯡ ꯍꯅꯨꯕꯗꯩꯀꯣ ꯑꯗꯩ ꯑꯄꯣꯛꯄ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯍꯤꯖꯝ ꯇꯤꯀꯦꯟ ꯑꯩꯈꯣꯏꯒꯤ 32ꯅꯤ ꯄꯥꯟꯕ ꯋꯥꯛꯆꯤꯡꯒꯤ 2017ꯗ ꯑꯄꯣꯛꯄꯁꯦ ꯂꯩꯈꯤꯗꯕ ꯆꯍꯤ 9 ꯁꯨꯔꯦ ꯑꯗꯨꯒꯤ ꯀꯩꯅꯣꯒꯤꯅꯦ ꯀꯩꯅꯣꯗ ꯂꯨꯄꯥ 3,000 ꯁꯪꯒꯥꯏꯒꯤꯗꯃꯛ ꯀꯠꯄꯤꯔꯝꯃꯦꯕ ꯑꯄꯣꯛꯄꯁꯤꯒꯤ ꯃꯤꯡꯗꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯅꯤꯉꯣꯜꯁꯤꯡ
ꯀꯔꯤꯁꯤꯡ ꯑꯗꯩꯗꯤ ꯁꯤꯅ ꯑꯗꯩꯗꯤ ꯃꯃꯧ ꯃꯆꯥꯅꯨꯄꯥꯁꯤꯡ 나 라라가 라요이그라바 한중다 ꯌꯥꯝꯅ ꯀꯠꯄꯤꯌꯦꯕꯀꯣ ꯑꯗꯩ ꯉꯍꯥꯟꯒꯩ ꯂꯨꯛ ꯀꯠꯂꯝꯕꯅꯤ ꯑꯗꯩ ꯂꯨꯛ ꯀꯠꯂꯔꯣꯏ ꯁꯤꯗ ꯑꯣꯏꯅ ꯄꯨꯂꯞ ꯀꯠꯂꯅꯤ ꯒꯥꯏꯅ ꯀꯠꯄ ꯂꯦꯡꯕꯤꯔꯛꯏ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅꯒꯀꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯣ ꯁꯤꯁꯦ ꯔꯦꯀꯣꯔꯗ ꯑꯩꯅ ꯂꯧꯈꯠꯄ ꯅꯪꯗꯕ ꯈꯔ ꯑꯃꯁꯨ ꯑꯃꯨꯛ ꯂꯩꯍꯧꯔꯤ ꯑꯗꯨꯅ ꯃꯊꯪ ꯍꯥꯏꯖꯒꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯍꯣꯝꯒꯤꯁꯨ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯆꯠꯊꯔꯤ ꯑꯗꯣ ꯑꯊꯨꯕꯗ ꯐꯥꯏꯔꯦꯟ ꯄꯥꯟꯈꯠꯂꯛꯄꯁꯤꯗ ꯑꯩ ꯂꯥꯎꯊꯣꯛꯆꯔꯛꯑꯒꯦ ꯍꯣꯝꯒꯤꯁꯦ ꯈꯔ ꯋꯥꯠꯂꯤꯉꯩꯗ ꯑꯩ ꯃꯊꯪꯒꯤꯗ ꯑꯩ ꯀꯟꯐꯥꯔꯝ ꯑꯣꯏꯔꯒ ꯗꯦꯠꯇꯣ ꯂꯥꯎꯊꯣꯛꯆꯔꯛꯑꯒꯦ ꯑꯗꯨꯗꯩꯗꯤ ꯀꯩꯅꯣꯁꯨ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠꯁꯤꯗꯗꯤꯅꯦ ꯑꯩꯅꯗꯤ ꯑꯁ ꯑꯩ ꯊꯕꯛꯀ ꯌꯥꯝꯕꯒ ꯑꯩ ꯀꯩꯝ ꯇꯧꯔꯔꯣꯏꯒꯦ ꯑꯗꯨꯝ ꯁꯝꯖꯜꯂꯒꯦꯅ ꯈꯜꯂꯨꯕꯅꯦꯕ ꯑꯗꯨꯕꯨꯅꯦ ꯑꯁ ꯍꯧꯖꯤꯛꯁꯦ ꯐꯣꯟꯒ ꯌꯥꯔꯣꯏ ꯀꯥꯏꯗꯩꯅꯣ ꯑꯩꯈꯣꯏ ꯅꯤꯉꯣꯜ ꯃꯌꯥꯝ ꯅꯣꯛꯇꯣꯏꯅꯤ ꯏꯄꯥꯝ ꯁꯪꯒꯥꯔꯒꯕꯨ ꯀꯔꯤꯒꯤ ꯅꯪꯅ ꯁꯝꯖꯟꯕ ꯑꯩꯅ ꯉꯥ ꯄꯥꯡꯀꯅꯤ ꯑꯩ ꯆꯦꯡ ꯄꯥꯡꯉꯛꯀꯅꯤꯅ ꯇꯧꯅꯔꯦꯕꯀꯣ ꯑꯩꯈꯣꯏ ꯅꯤꯉꯣꯜ ꯃꯌꯥꯝ ꯏꯆꯦ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯟꯅ ꯅꯣꯛꯊꯣꯛꯃꯤꯟꯅꯔꯒꯦ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯄꯂꯦꯝ ꯄꯟꯊꯛꯀꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯌꯨꯝ ꯑꯃ ꯊꯝꯃꯤꯅꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝꯁꯤꯅ ꯑꯩ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯅ ꯑꯩ ꯋꯥꯔꯛꯀꯅꯤ ꯈꯪꯄꯣꯟꯇꯦ ꯑꯗꯨꯅ ꯑꯩ ꯁꯔꯨꯛ ꯍꯥꯞꯍꯧꯗ ꯌꯥꯗꯦꯅ ꯄꯩꯁꯥ ꯄꯥꯡꯉꯛꯏꯕ ꯑꯗꯩ ꯀꯅꯥꯝꯅ ꯑꯩꯈꯣꯏꯗꯤ ꯅꯨꯄꯥ ꯄꯣꯛꯇꯦ ꯑꯗꯨꯅ ꯍꯌꯦꯡ ꯑꯩꯈꯣꯏꯁꯦ ꯑꯩ ꯅꯨꯄꯥꯅ ꯑꯣꯠꯂꯦ ꯅꯩꯔꯦ ꯍꯥꯏꯗꯤ ꯏꯄꯥꯝ ꯂꯩꯇꯃꯤꯅ ꯑꯗ ꯂꯥꯛꯇꯣꯏꯅꯦꯅ ꯃꯥꯡꯖꯧꯅꯅ ꯑꯋꯥ ꯅꯍꯥꯁꯦ ꯇꯥꯗ꯭ꯔꯤꯉꯩꯗꯩꯒꯀꯣ ꯑꯗꯨꯅ ꯂꯥꯛꯇꯗꯩ ꯂꯩꯁꯥꯕꯤ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯗꯥꯛꯇꯔ ꯑꯣꯏꯕ ꯏꯅꯥꯎꯀꯣ ꯃꯇꯤꯛ ꯆꯥꯕ ꯏꯅꯥꯎ ꯃꯥꯁꯇꯔꯒ ꯂꯣꯏꯔꯕ ꯑꯣꯖꯥ ꯑꯣꯏꯕ ꯏꯅꯥꯎ ꯃꯌꯥꯝꯁꯤꯅꯒꯅꯦ ꯑꯁ ꯌꯥꯝ ꯅꯨꯡꯁꯤ ꯏꯆꯦ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕꯁꯤꯡꯗꯨꯅ ꯌꯨꯝ ꯄꯥꯜꯂꯕ ꯃꯆꯦꯁꯤꯡꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯗꯅꯀꯣ ꯂꯥꯛꯑꯦꯕ ꯑꯗꯩ ꯅꯨꯡꯉꯥꯏ ꯂꯩꯕ ꯃꯃꯥ ꯑꯣꯏꯕꯤ ꯀꯌꯥꯅ ꯑꯩꯒꯤ ꯏꯆꯥ ꯅꯤꯉꯣꯟꯗꯤ ꯋꯥꯗꯦ ꯑꯗꯨꯏꯁꯨ ꯂꯝꯗꯝꯁꯤꯒꯤ ꯃꯆꯥ ꯅꯤꯉꯣꯟ ꯀꯌꯥ ꯑꯃ ꯋꯥꯔꯤꯀꯣ ꯏꯆꯥ ꯅꯤꯉꯣꯟ ꯀꯌꯥ ꯑꯃꯅ ꯂꯥꯛꯏꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯂꯦꯝ ꯄꯟꯊꯧꯒꯤ ꯁꯪꯒꯥꯏꯑꯅ ꯑꯄꯨꯟꯕꯒꯤ ꯅꯨꯄꯤ ꯃꯌꯥꯝꯒꯤ ꯏꯄꯥꯝ ꯑꯃ ꯊꯝꯃꯒꯕꯨ ꯀꯔꯤꯒꯤ ꯇꯔꯥꯏ ꯂꯣꯏꯁꯟꯕ ꯌꯥꯔꯣꯏꯅꯅꯦ ꯀꯣ ꯃꯌꯥꯝꯁꯤꯅ ꯇꯧꯔꯔꯦ ꯑꯗꯨꯅ ꯃꯥꯡꯖꯧꯅꯅ ꯄꯥꯎ ꯐꯥꯎꯅꯔꯒ ꯂꯥꯛꯄꯤꯒꯗꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯑꯃꯃꯝꯇ ꯑꯩ ꯏꯟꯚꯥꯏꯠ ꯇꯧꯖꯔꯣꯏ ꯑꯄꯨꯟꯕꯒꯤ ꯁꯪꯒꯥꯏꯅꯤꯀꯣ ꯑꯗꯨꯅ ꯍꯦꯛ ꯂꯥꯛꯄꯤꯒꯗꯕꯁꯤꯡ ꯂꯥꯛꯑꯒ ꯑꯉꯝ ꯆꯦꯡ ꯄꯥꯡꯉꯛꯄꯅ ꯆꯦꯡ ꯄꯥꯡꯉꯛꯄ ꯑꯗꯩ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯊꯥꯎ ꯇꯤꯜꯍꯧ ꯆꯅꯝ ꯄꯥꯡꯉꯛꯄ ꯑꯗꯩ ꯉꯥ ꯄꯥꯡꯉꯛꯄ ꯇꯧꯔꯒꯅꯦ ꯑꯩꯈꯣꯏ ꯍꯣꯝꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯅ ꯍꯥꯏꯍꯧꯔꯦ ꯕꯥꯝꯕꯣꯟ ꯅꯨꯡꯕꯣꯜ ꯑꯝꯇ ꯅꯦꯛꯄ ꯌꯥꯔꯣꯏ ꯑꯍꯩꯕ ꯌꯥꯎꯋꯦ ꯏꯟꯖꯥꯡ ꯊꯣꯡꯕ ꯑꯉꯥꯡ ꯑꯩꯈꯣꯏ ꯂꯣꯏ ꯊꯣꯡꯉ ꯁꯦꯕꯥ ꯇꯧꯅꯤ ꯑꯔꯥꯛꯄꯈꯩꯅꯅꯦ ꯍꯥꯏ ꯑꯉꯥꯡꯈꯩꯅ ꯁꯝꯖꯟꯕꯒ ꯌꯥꯔꯣꯏ ꯑꯩꯈꯣꯏꯈꯩ ꯆꯥꯃꯤꯟꯅꯒꯗꯕꯅꯤꯅ ꯅꯨꯃꯤꯠꯁꯤꯃꯗꯤ ꯄꯦꯟꯅ ꯅꯣꯛꯊꯣꯛꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏ ꯄꯂꯦꯝ ꯄꯟꯊꯧ ꯁꯪꯒꯥꯕ ꯌꯨꯝ ꯆꯪꯕ ꯅꯨꯃꯤꯠꯁꯦ ꯑꯩ ꯃꯥꯡꯖꯧꯅꯅ ꯑꯩ ꯂꯥꯎꯊꯣꯛꯆꯔꯛꯑꯒꯦ ꯁꯤꯃ ꯍꯥꯏꯖꯒꯦ ꯑꯗꯨ ꯍꯦꯜꯄꯔ ꯁꯤꯟꯕꯒꯤꯁꯦ ꯑꯗꯨꯝ ꯁꯤꯜꯂꯤ ꯃꯄꯥꯟ ꯂꯝꯒꯤꯁꯨ ꯃꯅꯨꯡ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯒꯤꯁꯨ ꯌꯥꯝ ꯂꯥꯛꯑꯦ ꯍꯧꯖꯤꯛꯇꯤ ꯐꯨꯗꯣꯛꯅꯔꯛꯑꯦ ꯃꯤ ꯃꯌꯥꯝꯁꯦ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯀꯌꯥꯁꯦ ꯐꯨꯗꯣꯛꯅꯔꯛꯑꯦ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯑꯩꯒꯤ ꯄꯩꯁꯥ ꯋꯥꯠꯇ ꯂꯣꯏꯔꯦ ꯃꯤꯉꯣꯟꯗꯩ ꯅꯤꯗ꯭ꯔ ꯂꯣꯏꯔꯦ ꯀꯔꯤꯒꯤꯅꯅꯦ ꯑꯗꯨꯒ ꯍꯦꯜꯄꯔ ꯀꯧꯔꯛꯄ ꯀꯌꯥ ꯃꯄꯥꯟꯒꯤ ꯏꯃꯨꯡ ꯑꯗꯩ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯒꯤ ꯑꯗꯩ ꯃꯄꯥꯟꯗ ꯁꯤꯟꯕ ꯐꯅꯌꯥꯝꯁꯨ ꯁꯤꯜꯂꯤ ꯂꯥꯛꯏ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ ꯃꯥꯡꯖꯧꯅꯅ ꯐꯠ ꯂꯥꯎꯅ ꯑꯌꯨꯛꯇ ꯂꯥꯛꯑꯒꯅꯦ ꯃꯤꯡ ꯅꯨꯡ ꯄꯤꯁꯟꯕꯤꯔꯝꯕ ꯑꯩꯗꯤ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯆꯠꯆꯒꯦ ꯃꯄꯥꯟ ꯆꯠꯆꯒꯦ ꯍꯥꯏꯕ ꯑꯗꯩ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏ ꯌꯨꯝ ꯏꯝꯐꯥꯜꯒꯤ ꯀꯧꯕꯅꯤ ꯃꯅꯤꯄꯨꯔ ꯃꯅꯨꯡꯒꯤ ꯃꯄꯥꯟꯒꯤꯅꯤ ꯍꯥꯏꯕ ꯃꯥꯒꯤ ꯁꯠ ꯂꯥꯎꯅꯅꯦ ꯋꯥꯆꯞꯇ ꯃꯦꯁꯦꯖ ꯍꯦꯛꯇ ꯍꯥꯟꯅ ꯊꯥꯖꯟꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯗ ꯁꯤꯟꯖꯟꯕꯗ ꯑꯗꯨꯅ ꯅꯨꯡꯉꯥꯏꯌꯦꯕ ꯃꯣꯏꯅ ꯐꯣꯟ ꯇꯧꯔꯛꯄꯗꯣ ꯑꯃꯨꯛ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯑꯩꯈꯣꯏꯗ ꯋꯥꯏꯑꯦꯕ ꯋꯥꯆꯞꯇ ꯌꯥꯍꯧꯔꯒꯗꯤ ꯂꯦꯡꯗꯅ ꯂꯩꯍꯧꯔꯦ ꯑꯩꯈꯣꯏ ꯐꯥꯏꯟ ꯁꯨꯔꯛꯄꯗꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯄꯥꯎ ꯐꯥꯎꯐꯝ ꯈꯣꯠꯐꯝ ꯀꯗꯥꯏꯗ ꯍꯦꯜꯄꯔ ꯂꯧꯒꯅꯤ ꯑꯩ ꯀꯗꯥꯏꯗ ꯍꯦꯜꯄꯔ ꯑꯣꯏꯕ ꯆꯠꯀꯅꯤ ꯋꯥꯕ ꯃꯌꯥꯝꯗꯣ ꯁꯤꯗ ꯂꯥꯎꯊꯣꯛꯑꯒ ꯁꯤꯃꯁꯨ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯦꯛꯁꯟꯅ ꯑꯆꯧꯕ ꯃꯇꯦꯡ ꯑꯃꯁꯨ ꯑꯣꯏꯔꯦꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯃꯤꯟꯅꯁꯤ ꯑꯗꯣ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯥꯅꯦ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯕꯁꯦ ꯍꯥꯏꯕꯗꯤ ꯑꯣꯖꯥꯒꯤ ꯊꯧꯗꯥꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯁꯤꯅ ꯊꯣꯛꯂꯛꯄꯗꯒꯤꯗꯤ ꯍꯦꯟꯅꯁꯨ ꯑꯣꯖꯥꯒꯤꯁꯨ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯄ ꯑꯃꯗꯤ ꯃꯌꯥꯝꯗꯁꯨ ꯍꯦꯟꯅ ꯁꯛꯈꯪꯅꯕꯤꯔꯒ ꯃꯌꯥꯝꯒꯤ ꯑꯋꯥ ꯑꯅꯥ ꯃꯌꯥꯝꯁꯤ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯃꯤꯟꯅꯔꯒ ꯃꯅꯤꯄꯨꯔꯒꯤ ꯐꯝꯕꯥꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯑꯩꯈꯣꯏꯒꯤ ꯐꯝꯕꯥꯛ ꯑꯃ ꯀꯜꯂꯒ ꯃꯌꯥꯝꯒꯤꯗꯃꯛꯇ ꯊꯝꯕ ꯍꯥꯏꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯑꯣꯖꯥꯒꯤ ꯑꯦꯐꯔꯠ ꯑꯣꯖꯥꯒꯤ ꯑꯦꯅꯔꯖꯤ ꯑꯣꯖꯥꯒꯤ ꯁ꯭ꯄꯤꯔꯤꯠꯁꯤꯕꯨ ꯑꯩꯈꯣꯏꯅ ꯊꯥꯒꯠꯇꯕ ꯉꯝꯗꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯉꯥꯛꯇꯅꯤ ꯂꯩꯔꯤꯕꯁꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯄꯤꯛꯈ꯭ꯔꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯑꯃ ꯑꯣꯖꯥꯅ ꯄꯨꯊꯣꯛꯄꯤꯔꯒ ꯃꯌꯥꯝꯗ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯍꯟꯕꯤꯔꯤꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯌꯥꯝꯒꯤꯁꯨ ꯌꯥꯏꯐꯕꯅꯤ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯃꯤꯟꯅꯔꯒ ꯃꯅꯤꯄꯨꯔꯁꯤ ꯑꯃꯨꯛꯇꯪꯗꯤ ꯑꯩꯈꯣꯏꯅ ꯑꯐꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯉꯒ ꯑꯩꯈꯣꯏꯒꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯑꯩꯈꯣꯏ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄꯤꯕ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯌꯥꯝꯅ ꯍꯟꯊꯕ ꯃꯐꯝ ꯑꯃ ꯑꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯃꯁꯨ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯏꯄꯣꯝ ꯃꯤꯗꯤꯌꯥꯅ ꯃꯌꯥꯝꯒꯤꯗꯃꯛꯇ
पुथोक्चरीबा एवरी वेडनेसडे अमदी सैटरडे पुथोक्चरीबा क्राइम डायरी से मपुंग फानसु मयामगी सपोर्ट टुनसु अखोय ngasi मक्सी हुमफुगा मरी सुबा एपिसोड योक्सिनबा ngamjabani makha tabasu mayamgi damakta ahenba seba pangthokpa ngamnabagi damakta mayamdagi thawjaldusu nijage loinena akhoi episode khudingi mayam sungsoi soidena akhoi ahenba viewers amadi subscriber kayama thaminaraga puthokminaraga akhoi manipur si pak sanna akhoi crime diaries si mayamgi platform sima fazana semaga akhoi manipur si akhoi afaba purakpa amadi crime mitigate tobada kharadang oirabasu mateng do lominasi pangminasi habisima thamjage aduga ngasi gi wari dasu yamna machang leiba yamna machang thokpa wari su yawgibani maram oiraga mayamdagi wakhalon kayama thambirao comments ki through the feedback ki through the thambirao aduga mayam khana nenaraga aikoina matang chabadasu mayamgi damakta comments adumak matang chabada khoi pathok charakke pathok taragasu aikoina comments khudingmak loima ujabanina pajabanina akhoi su loima understood tawje adubo crime diaries ki platform sidadi matamgi akhoi gi akhanaba akhoi gi timing ama lejabanina akhoi loimak ti paba ngamjadabanina mayam waro biroi aduga comments ibadi lepi rakanu habisi mathamjaraga ngasi gonedi mayam gi damakta puthokchari bai po media na crime diaries humphumari suba episode yengbirabasingbu hanan thagat chabaga lorina kaina nabaya thangni jari pinabirasi